ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯕꯤ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥ ꯃꯤꯡꯁꯦꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯖꯔꯝꯃꯤ꯫ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯌꯦꯡꯕꯗ ꯅꯠꯇꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ, ꯋꯥꯏ ꯇꯩꯔꯝꯗꯥꯏ ꯃꯁꯤꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ ꯇꯧꯔꯕꯗꯤ ꯃꯤꯡꯁꯦꯜ ꯌꯦꯡꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯆꯥꯅꯨꯄꯥ ꯈꯣꯏꯃꯨꯗ ꯀꯟꯅ ꯉꯥꯡꯂꯤ꯫ "ꯍꯩ ꯈꯣꯏꯃꯨ, ꯅꯇꯨꯁꯤ ꯋꯥꯔꯛꯎ, ꯅꯇꯨꯁꯤ ꯋꯥꯔꯛꯎꯀꯣ ꯅꯪ, ꯅꯇꯨꯁꯤ ꯋꯥꯔꯛꯎ." "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯁꯅꯥꯅ? ꯏꯃꯥꯅ ꯅꯇꯨꯁꯤ ꯋꯥꯔꯧ ꯋꯥꯔꯧ ꯍꯥꯏꯗꯨꯕꯨ?" "ꯍꯥꯏ ꯈꯣꯏꯃꯨ, ꯅꯠꯇꯦ, ꯅꯪꯒꯤꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯈꯪꯉꯣꯏ ꯌꯥꯎꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯕ? ꯍꯥ, ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯣ?" "ꯏꯃꯥ, ꯑꯩ ꯇꯁꯦꯡꯅꯃꯛꯀꯤ ꯈꯪꯗꯦ ꯋꯥꯅꯤ꯫ ꯀꯔꯤꯅꯣꯕ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨꯕꯨ?" "ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯡꯁꯦꯜꯗ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯦ? ꯍꯥ? ꯃꯥꯅ ꯃꯤꯡꯁꯦꯜ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯑꯃꯠꯇ ꯍꯥꯎꯇ꯭ꯔꯦꯅꯦ." "ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯆꯥꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ." "ꯇꯥꯔꯣꯏ, ꯏꯆꯥꯗꯤ ꯋꯥꯈꯜ ꯇꯥꯔꯣꯏ." "ꯏꯃꯥ, ꯁꯦꯡꯅ ꯍꯥꯏꯔꯛꯎ, ꯀꯔꯤ ꯇꯧꯔꯒꯦꯕ ꯅꯃꯧ ꯅꯨꯄꯤꯅ?" "ꯅꯪꯒꯤ ꯅꯨꯄꯤ ꯂꯦꯝꯗꯤ ꯂꯦꯝꯗꯕ ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯕꯤ ꯑꯁꯦ ꯃꯤꯡꯁꯦꯜꯗ ꯀꯣꯜꯂꯒ ꯂꯩꯅꯦ꯫ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯆꯥꯕ ꯌꯥꯗ꯭ꯔꯦ." "ꯑꯣ, ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯍꯥꯏꯒꯦ ꯅꯃꯧ ꯅꯨꯄꯤꯗ." "ꯏꯃꯥ ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯩꯅꯅꯦ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯦꯝꯗꯣꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯦ ꯅꯪꯅ ꯍꯥꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ, ꯋꯥ ꯃꯥꯡꯅꯕꯅꯤ." "ꯋꯥ ꯃꯥꯡꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯏꯃꯥ, ꯃꯥꯅ ꯏꯊꯛ ꯀꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯑꯊꯥꯞꯄ ꯃꯐꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯑꯗꯨꯝ ꯐꯩꯗꯣ, ꯀꯨꯏꯅ ꯁꯥꯡ ꯂꯩꯃꯤꯟꯅꯗꯣꯏꯗꯣ ꯏꯃꯥꯒꯅꯤ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯍꯥꯏꯔꯝꯃꯣ ꯍꯦꯛ, ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ." "ꯍꯣꯏ ꯏꯃꯥ." ꯂꯦꯝꯕꯤ ꯁꯅꯥ ꯃꯈꯣꯏꯒꯤ ꯀꯥꯗ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯃꯤꯡꯁꯦꯜ ꯌꯦꯡꯂꯤꯉꯩ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯆꯨꯝꯃꯤꯗꯅ ꯏꯃꯥꯅ ꯍꯥꯏꯕꯗꯣ." ꯂꯦꯝꯕꯤ ꯁꯅꯥ ꯏꯁꯩ ꯉꯪꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ, "ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗꯅ ꯍꯥꯏꯕꯣ? ꯅꯃꯥ ꯍꯅꯨꯕꯤ ꯄꯨꯛ ꯐꯠꯇꯕꯤꯗꯨꯅ ꯀꯩ ꯂꯩꯋꯥ ꯑꯃ ꯀꯝꯁꯤꯜꯂꯦ?" "ꯂꯩꯋꯥ ꯀꯝꯁꯤꯜꯂꯛꯄ ꯅꯠꯇꯦꯅꯦ ꯂꯦꯝꯕꯤ ꯁꯅꯥ ꯅꯪꯕꯣ." "ꯂꯩꯋꯥ ꯀꯝꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯛꯇꯧꯔꯤꯒꯦ ꯅꯪꯉꯣꯟꯗꯕꯨ ꯃꯥꯅ?" "ꯅꯪꯁꯦ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯗ ꯂꯦꯞꯇꯅ ꯂꯩ, ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯪꯈꯣꯟꯅ ꯏꯔꯦꯟꯖꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ." "ꯈꯪꯉꯕꯅꯤ ꯑꯩꯅ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯥꯗꯤꯅꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯃꯤ ꯈꯨꯗꯤꯡꯒꯤꯅ ꯍꯥꯏꯔꯤꯁꯤ ꯅꯠꯇꯦ꯫ ꯍꯅꯨꯕꯤ ꯃꯥꯅ ꯑꯩꯅ ꯃꯤꯡꯁꯦꯜ ꯌꯦꯡꯖꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯅꯔꯤꯕ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠ?" "ꯄꯥꯅꯕ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯂꯦꯝꯕꯤ ꯁꯅꯥ ꯅꯪꯕꯣ." "ꯃꯣꯏ ꯇꯥꯗꯅ ꯈꯪꯄꯣꯟꯇꯦꯗ, ꯅꯃꯥ ꯍꯅꯨꯕꯤ ꯐꯗꯤ ꯐꯖꯗꯅ ꯐꯖꯇꯣꯟ ꯀꯧꯕꯤ ꯀ꯭ꯋꯥꯛꯀꯤ ꯀꯨꯆꯨ ꯃꯨꯕꯤꯁꯦ, ꯀ꯭ꯋꯥꯛꯇꯒꯤ ꯍꯦꯟꯅ ꯃꯨꯕꯤꯁꯦ, ꯑꯁꯤꯒꯤ ꯂꯤꯆꯠ..." "ꯍꯩ, ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯍꯩ ꯈꯪꯗꯦ ꯀꯣ, ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯅꯪꯅꯦ ꯑꯩꯅ ꯑꯊꯥꯞꯄ ꯃꯐꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯒ ꯏꯃꯥꯒ ꯆꯤꯟꯗꯥ ꯄꯥꯎꯇꯥꯅꯔꯒ ꯈꯟꯅꯒꯅꯨꯀꯣ, ꯃꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯗꯦ." "ꯃꯣꯏ ꯇꯥꯗꯅ ꯄꯥꯝꯗ꯭ꯔꯤꯕꯗꯨꯗꯒꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯈꯤꯠ." "ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯃꯤꯡꯁꯦꯜ ꯌꯦꯡꯕꯗꯣ ꯈꯔ ꯍꯜꯂꯣ." ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯁꯥꯏ ꯊꯕꯛ ꯁꯨꯕ ꯄꯟꯈꯤꯕꯗꯨꯗ ꯀꯦꯁꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯜꯂꯣ ꯍꯥꯏꯔꯗꯤ ꯍꯟꯗꯛ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯁꯅꯥ ꯑꯆꯧꯕ ꯑꯃ ꯁꯥꯕꯤ ꯇꯥꯕ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯅꯕꯨ ꯃꯤꯡꯁꯦꯜ ꯌꯦꯡꯂꯔꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩ ꯁꯥꯒꯦꯕ ꯅꯪꯒꯤ ꯁꯅꯥ ꯍꯥꯏꯗꯣ. ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯁꯥꯕ ꯌꯥꯔꯣꯏꯀꯣ? ꯃꯣꯏ ꯇꯥꯗꯗꯤ ꯑꯩꯅ ꯁꯥꯕꯤꯌꯣ ꯍꯥꯏꯔꯒ ꯏꯃꯥꯒꯤ ꯁꯔꯨꯛꯁꯨ ꯍꯦꯛꯇꯃꯛ ꯁꯥꯕ ꯌꯥꯎꯏ. ꯌꯨꯝꯁꯤꯗ ꯏꯃꯥꯒ ꯅꯈꯣꯏꯅꯤꯈꯛ ꯂꯩꯕꯁꯤꯗ ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯐꯪꯂꯛꯄꯗ ꯏꯃꯥꯒꯤꯁꯨ ꯅꯪꯒꯤꯁꯨ ꯁꯅꯥ ꯁꯥꯕꯁꯦ ꯌꯥꯗ꯭ꯔ ꯋꯥ ꯑꯣꯏꯔꯦꯀꯣ? ꯍꯣ, ꯑꯩꯒꯤ ꯁꯅꯥ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯏꯃꯥꯒꯤ ꯍꯥꯏꯕ, ꯏꯃꯥꯒꯤ. ꯂꯦꯝꯕꯤꯁꯅꯥ, ꯑꯩ ꯅꯨꯄꯤ ꯐꯨꯅꯤꯡꯗꯦ. ꯑꯗꯨꯒꯅꯦ, ꯐꯠꯇ ꯋꯥ ꯏꯟꯁꯤꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ. ꯀꯗꯥꯏꯗ ꯑꯩꯅ ꯐꯠꯇ ꯋꯥ ꯏꯟꯁꯤꯜꯂꯒꯦ ꯃꯣꯏ ꯇꯥꯗꯗ? ꯏꯟꯁꯤꯟꯕ ꯏꯟꯁꯤꯟꯗꯕ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒꯅꯦ, ꯉꯁꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯐꯪꯖꯔꯤꯕꯁꯦ ꯏꯃꯥꯁꯤꯅ ꯄꯣꯛꯄꯤꯕꯗꯒꯤꯅꯤ, ꯈꯪꯗꯕ꯭ꯔꯥ? ꯈꯪꯉꯦ ꯈꯪꯉꯦ, ꯑꯃꯨꯕꯤꯁꯤꯅ ꯄꯣꯛꯄꯒꯤꯅꯤ ꯃꯣꯏ ꯇꯥꯗꯁꯨ ꯀꯨꯆꯨ ꯃꯨꯁꯨꯛ ꯃꯨꯗꯅ ꯈꯣꯏꯃꯨ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤꯗꯣ. ꯃꯨꯔꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯈꯣꯏꯃꯨ ꯍꯥꯏꯁꯦ ꯅꯪꯒꯤꯗꯤ ꯁꯅꯥꯅꯤꯅꯦ, ꯁꯅꯥ. ꯌꯦꯡꯉꯣꯏ, ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯨꯝꯅ ꯐꯕ ꯅꯨꯄꯥ ꯊꯦꯡꯅꯖꯔꯕ ꯅꯪ? ꯑꯍꯥꯌꯣ, ꯁꯅꯥꯅꯤ ꯁꯅꯥ ꯀꯥꯏꯅꯒ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ. ꯁꯛꯇꯥꯃꯛꯅ
ꯀꯥꯡꯕꯣꯡ ꯆꯥꯛ ꯆꯥꯕꯒꯤ ꯀꯩꯅꯣꯗꯣ ꯍꯦꯛ ꯃꯥꯟꯅꯗꯅ ꯍꯦꯔꯥ ꯂꯦꯝꯕꯤꯁꯅꯥ ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯍꯩꯃꯟꯗ꯭ꯔꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯅꯪꯅ ꯐꯥꯔꯒ ꯂꯩꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯁꯦ ꯀꯥꯡꯕꯣꯡ ꯆꯥꯛ ꯆꯥꯔꯒ ꯀꯩꯅꯣꯗꯣ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯦ ꯃꯁꯤ ꯃꯥꯟꯕ ꯃꯥꯟꯗ꯭ꯔꯣ ꯃꯨꯔꯤꯕ ꯀꯨꯆꯨꯗꯨꯒ ꯊꯣꯜꯂꯤꯕ ꯃꯤꯡꯗꯨꯒ ꯐꯅꯕꯨ ꯆꯥꯅꯔꯤꯅꯤ ꯈꯣꯏꯃꯨ ꯀꯥꯏꯅꯒ ꯅꯪꯅ ꯉꯁꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯔꯤꯕꯗꯣ ꯈꯣꯏꯃꯨ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤꯅꯤ ꯂꯦꯝꯕꯤꯁꯅꯥ ꯏꯁ ꯀꯔꯤ ꯑꯩꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯅꯌꯥꯗꯣ ꯃꯤꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯈꯨꯝꯃꯒꯦ ꯍꯥꯏꯗꯅ ꯀꯥꯔꯒꯁꯨ ꯂꯩꯒꯅꯨ ꯆꯥꯛ ꯊꯣꯡꯁꯨ ꯆꯠꯂꯣ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯆꯥꯛꯀ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯒꯦ ꯑꯩ ꯃꯤꯡꯁꯦꯜ ꯌꯦꯡꯗꯣꯏꯅꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯕ ꯂꯦꯝꯕꯤꯁꯅꯥ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯅ ꯋꯥ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯄꯔꯄ꯭ꯔꯞ ꯆꯦꯟꯈꯤ ꯆꯥꯛꯁꯪ ꯇꯝꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯊꯦꯡꯅꯔꯨꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯐꯖꯇꯣꯟꯒꯤ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯑꯌꯥꯝꯕꯅ ꯐꯖꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯕꯅ ꯃꯊꯧ ꯑꯣꯏꯔꯝꯃꯤ ꯏꯆꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦꯗ ꯏꯅꯥꯎ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯪꯅ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯅ ꯅꯣꯛꯅꯤꯡꯕꯅ ꯁꯤꯗ꯭ꯔꯤꯉꯩ ꯅꯆꯦꯗ ꯍꯥꯏꯔꯝꯃꯨꯗꯅ ꯑꯗꯨꯕꯨꯔꯣ ꯏꯆꯦ ꯐꯖꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥ ꯍꯥꯏꯕꯤꯗꯣ ꯃꯥꯒꯤ ꯃꯔꯝꯒꯤꯅꯦ ꯑꯩꯅ ꯅꯣꯛꯅꯤꯡꯕꯅ ꯁꯤꯗꯧꯔꯤꯁꯤ ꯍꯩꯃꯥ ꯏꯅꯥꯎꯗꯤ ꯁꯤꯐꯝ ꯏꯔꯩꯃꯛ ꯂꯩꯇꯕꯗꯧꯅ ꯐꯖꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯔꯝꯗ ꯁꯤꯗꯧꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯏꯅꯥꯎ ꯍꯦꯔ ꯏꯆꯦꯒꯤ ꯋꯥꯗꯨꯗꯤ ꯑꯩꯕꯨ ꯁꯨꯝ ꯀꯔꯦꯝꯅꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦꯗ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦꯕ ꯍꯩꯃꯥ ꯀꯔꯦꯝꯅꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯏꯟꯗꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤꯅꯦ ꯏꯆꯦꯒꯤꯁꯦ ꯏꯆꯦ ꯐꯥꯒꯤꯗꯒꯤ ꯅꯅꯥꯎ ꯁꯥꯎꯔꯛꯀꯅꯤꯀꯣ ꯁꯥꯎꯔꯛꯀꯅꯨ ꯅꯪꯅ ꯁꯥꯎꯗ꯭ꯔꯤꯉꯩ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯍꯥꯏꯔꯛꯎ ꯅꯆꯦꯗ ꯑꯩꯕꯨ ꯇꯝꯈꯤꯁꯤꯔꯅꯦ ꯇꯝꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯤꯗ ꯇꯧꯔꯤꯁꯤ ꯍꯦꯔꯥ ꯅꯪꯅ ꯑꯗꯨꯝꯅꯒ ꯃꯨꯛꯂꯗꯤ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯈ꯭ꯔꯔꯣꯏ ꯏꯕꯦꯝꯍꯜ ꯑꯩꯅ ꯈꯨꯜ ꯆꯥꯎꯏ ꯍꯪꯂꯨꯈꯤꯒꯦ ꯀꯩꯅꯣ ꯈꯨꯜꯒꯤ ꯃꯧ ꯑꯃꯗ ꯆꯠꯂꯦ ꯏꯅꯥꯎ ꯏꯟꯗꯨ ꯅꯆꯦ ꯆꯠꯂꯦ ꯆꯠꯂꯣ ꯍꯥꯏꯔꯣꯏ ꯑꯩꯁꯨ ꯅꯪꯉꯣꯟꯗꯗꯤ ꯁꯨꯛꯇꯥ ꯍꯦꯛ ꯍꯥꯏꯔꯣꯏ ꯏꯟꯗꯨ ꯑꯃꯗꯤ ꯏꯕꯦꯝꯍꯜ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯒꯤꯗꯃꯛ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯕꯦꯝꯍꯜ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯧꯅꯥ ꯑꯃꯗ ꯍꯪꯂꯝꯃꯤ ꯃꯧ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯉꯥꯏꯈꯣꯅꯦ ꯃꯧꯅꯥꯍꯥꯗꯨ ꯏꯕꯦꯝꯍꯜ ꯎꯕꯗ ꯍꯩꯅꯤꯡꯗꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯤ ꯏꯕꯦꯝꯍꯜ ꯍꯥꯏꯕꯤꯁꯦ ꯀꯔꯤꯃꯨꯛ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯈꯥꯝꯃꯩꯁꯤꯅ ꯍꯩꯃꯥ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯃꯧ ꯅꯪꯕꯣ ꯅꯟꯗꯣꯟꯅ ꯀꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯅꯥꯒꯁꯤ ꯄꯪꯂꯕ ꯖꯥꯠꯂꯣ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯅ ꯇꯥꯏꯌꯦ ꯏꯟꯗꯣꯟ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯟꯗꯣꯟ ꯌꯥꯝꯅ ꯂꯨꯕ ꯋꯥꯒ ꯅꯠꯇꯦꯗ ꯅꯟꯗꯣꯟꯅ ꯍꯪꯗꯧꯔꯤꯕ ꯋꯥꯁꯤ ꯌꯦꯡꯉꯣꯏ ꯐꯖꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥꯒꯤ ꯀꯔꯤ ꯋꯥꯒ ꯇꯥꯒꯦꯕ ꯅꯪꯕꯣ ꯏꯟꯗꯣꯟ ꯑꯩꯈꯣꯏꯅ ꯇꯥꯕ ꯍꯥꯏꯔꯗꯤ ꯃꯣꯏꯒꯤ ꯃꯧꯗꯣ ꯃꯤꯡꯁꯦꯜꯗ ꯈꯔ ꯆꯣꯞꯄꯦ ꯍꯥꯏꯅ ꯇꯥꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯗꯤ ꯇꯥꯗꯦꯕꯣ ꯏꯟꯗꯣꯟ ꯑꯣ ꯇꯁ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯏꯟꯗꯨ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯅꯤꯡꯗꯕ ꯋꯥꯁꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯟꯗꯣꯟ ꯍꯣꯏ ꯍꯩꯃꯥ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯃꯧ ꯏꯟꯗꯣꯟ ꯋꯥ ꯑꯝꯇꯪ ꯉꯥꯡꯍꯧꯒꯦ ꯃꯁꯤ ꯍꯅꯨꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯌꯦꯠꯂꯤꯗꯀꯣ ꯏꯟꯗꯣꯟ ꯀꯔꯤꯃꯨꯛ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯅꯪꯗꯤ ꯐꯖꯇꯣꯟꯒ ꯌꯨꯝꯂꯣꯟꯅꯕꯅꯤꯅ ꯈꯪꯂꯝꯒꯅꯤ ꯃꯥꯒꯤ ꯐꯖꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯑꯎꯟꯄꯣꯠ ꯀꯌꯥ ꯌꯥꯝ ꯎꯠꯂꯛꯀꯦ ꯇꯧꯔꯗꯧꯅꯤ ꯃꯁꯤ ꯍꯅꯨꯕꯤꯁꯤ ꯃꯤꯅ ꯊꯕꯛ ꯈꯔꯕꯨ ꯆꯤꯜꯂꯕ ꯀꯣꯠꯇ ꯍꯪꯉꯛꯀꯅꯤꯕ ꯃꯁꯥꯒꯤ ꯏꯃꯨꯡꯒꯤ ꯍꯦꯛ ꯌꯦꯡꯗꯅ ꯏꯟꯗꯣꯟ ꯑꯎꯟꯄꯣꯠꯇꯤ ꯄꯪꯌꯥꯝ ꯌꯥꯝꯗꯦ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯔꯛꯑꯦ ꯏꯍꯦ ꯃꯥꯗꯤ ꯀꯔꯤꯒꯤ ꯃꯤꯡꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯔꯛꯂꯤꯕ ꯖꯥꯠꯅꯣ ꯉꯥꯎꯔꯕ ꯖꯥꯠꯂꯣ ꯐꯖꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯅꯕ ꯂꯥꯛꯅꯩ ꯃꯥꯅ ꯃꯤꯡꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯔꯛꯄ ꯍꯩꯃꯥ ꯅꯣꯛꯅꯤꯡꯉꯦ ꯃꯤ ꯏꯟꯗꯣꯟ ꯂꯝꯕꯤꯁꯤꯗ ꯅꯣꯛꯄꯤꯍꯧꯈꯣꯀꯣ ꯅꯆꯥꯃꯨꯛ ꯆꯠꯆꯔꯒꯦ ꯊꯕꯛ ꯈꯔ ꯊꯨꯔꯦ ꯍꯣꯏ ꯃꯥꯒꯤ ꯏꯟꯗꯨ ꯍꯥꯏꯕꯤꯗꯨꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯆꯪꯉꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯕꯗꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯃꯧ ꯑꯃ ꯑꯅꯤꯗꯤ ꯃꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯅꯤ ꯐꯖꯇꯣꯟꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯁꯨ ꯏꯕꯦꯝꯍꯜ ꯑꯃꯗꯤ ꯏꯟꯗꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯖꯇꯣꯟꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯍꯜ ꯑꯅꯤꯅꯤ ꯂꯦꯝꯕꯤ ꯍꯩ ꯂꯦꯝꯕꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯤ ꯇꯧꯔꯒꯦꯗ ꯂꯦꯝꯕꯤ ꯍꯩ ꯂꯦꯝꯕꯤ ꯍꯥꯏ ꯂꯦꯝꯕꯤꯁꯅꯥ ꯍꯥꯎ ꯏꯃꯥ ꯇꯧꯔꯗꯧꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯉꯦꯛ ꯇꯨꯝꯕꯁꯦ ꯊꯨꯒꯥꯏꯔꯛꯀꯗꯧꯅꯦꯕ ꯀꯥꯟꯅꯗꯦ ꯁꯤꯗꯤ
ꯃꯥꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤꯡꯁꯦꯜꯗꯨꯝ ꯌꯦꯡꯂꯒ ꯂꯩꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯗꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯇꯨꯡ ꯑꯃꯨꯛ ꯌꯦꯡ ꯃꯥꯡ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟ ꯃꯥꯅ ꯐꯅ ꯌꯥꯝꯅ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯃꯣꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯃꯤꯡꯁꯦꯜꯗꯣ ꯅꯅꯤꯡ ꯇꯦꯛꯈ ꯌꯦꯡꯉꯨ ꯑꯗꯨꯕꯨꯅꯦ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ ꯃꯧ ꯅꯪ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒꯅꯦ ꯄꯨꯛꯇꯤ ꯊꯟꯒꯠꯂꯛꯑꯣꯏꯀꯣ ꯊꯟꯒꯠꯂꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯌꯦꯡꯗꯧꯔꯤ ꯃꯤꯡꯁꯦꯜ ꯌꯦꯡꯉꯨ ꯃꯁꯤꯗꯤ ꯈꯪꯍꯟꯒꯦꯗ ꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯂꯒ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯔꯒ ꯊꯣꯡꯂꯒ ꯃꯊꯟꯗ ꯆꯥꯊꯣꯛꯂꯝꯃꯤ ꯐꯖꯇꯣꯟ ꯂꯦꯝꯕꯤꯁꯅꯥ ꯃꯅꯦꯝꯄꯣꯛꯅ ꯉꯥ ꯊꯣꯡꯂꯒ ꯃꯊꯟꯗ ꯆꯥꯊꯣꯛꯂꯒ ꯃꯥ ꯆꯔꯥ ꯍꯦꯟꯕꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯍꯜꯂꯛꯂꯒ ꯋꯥꯀꯠꯂꯝꯃꯤ ꯀꯦꯁꯤꯟꯅꯗꯨꯅ ꯃꯣꯏꯇꯥꯗ ꯏꯃꯥꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯀꯩꯗꯧꯔꯦꯃꯣ ꯂꯦꯝꯕꯤꯁꯅꯥ ꯏꯕꯦꯝꯃ ꯅꯪꯅ ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗꯕ ꯀꯣꯊ ꯐꯨꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯐꯨꯅꯤꯡꯅꯤ ꯅꯪꯗꯤ ꯑꯩꯅ ꯆꯔꯥ ꯍꯦꯜꯂꯤꯁꯤꯗꯤ ꯅꯪꯅ ꯎꯔꯝꯃꯣꯏꯅꯦ ꯑꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕ ꯅꯠꯇꯦ ꯅꯁꯥꯅ ꯊꯣꯡꯕ ꯆꯥꯛ ꯐꯥꯎ ꯆꯥꯕ ꯇꯜꯂꯕ꯭ꯔꯣ ꯅꯪꯕꯣ ꯅꯠꯇ꯭ꯔꯒ ꯃꯤꯡꯁꯦꯜ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯥꯛ ꯆꯥꯕ ꯀꯥꯎꯔꯤꯔꯣ ꯏꯁꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕ ꯇꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯉꯁꯤꯗꯣ ꯑꯩ ꯏꯔꯨꯖꯕ ꯈꯔ ꯊꯦꯡꯗꯣꯛꯈꯤꯗꯅ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯦꯕ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯆꯥꯛ ꯆꯥꯁꯤꯅ ꯀꯧꯕꯤꯔꯛꯇ꯭ꯔꯤꯕ ꯑꯩ ꯍꯦꯔꯥ ꯑꯩꯒꯤ ꯏꯃꯥꯅꯕꯨ ꯃꯥꯒꯤ ꯃꯃꯧꯕꯨ ꯆꯥꯛ ꯆꯥꯁꯤ ꯀꯧꯔꯝꯂꯣꯏ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯦꯝꯕꯤꯁꯅꯥ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯊꯥꯖꯔꯣꯏꯅꯦ ꯅꯪꯗꯤ ꯇꯥꯅꯤꯡꯗꯦꯗ ꯂꯦꯝꯕꯤꯁꯅꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯔꯩꯒ ꯀꯣꯜꯂ ꯉꯥꯡꯂꯤ ꯋꯥꯗꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯃꯤ ꯑꯇꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯦꯁꯤꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯅꯩ ꯑꯗꯨꯒ ꯅꯪꯅ ꯄꯪꯆꯥꯎꯗ ꯆꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯏꯍꯦ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯄꯁꯤꯗ ꯅꯨꯄꯤꯅ ꯀꯦꯁꯤꯟꯅꯕꯒ ꯆꯪꯗ꯭ꯔꯤ ꯆꯥꯛꯁꯨ ꯂꯥꯝꯅ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯂꯦꯝꯕꯤꯁꯅꯥ ꯑꯩꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯅ ꯊꯋꯥ ꯁꯥꯕꯤꯗꯦ ꯑꯗꯨꯒ ꯃꯗꯨ ꯌꯣꯟꯅ ꯇꯩꯅꯕꯗ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯀꯥꯏꯅ ꯈꯪꯗꯦ ꯑꯩ ꯆꯥꯛꯀ ꯅꯃꯥ ꯑꯃꯨꯕꯤ ꯀꯝꯕꯣꯡ ꯆꯥꯛ ꯆꯥꯕꯒꯤ ꯑꯃꯥꯡꯕ ꯃꯥꯟꯕꯤꯗꯨꯗꯅꯦ ꯍꯪꯁꯨ ꯆꯠ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯐꯨꯕꯤꯗꯕꯁꯤꯗ ꯃꯁꯦ ꯅꯥꯎ ꯁꯨꯝ ꯆꯥꯎꯔꯤꯅꯤꯅ ꯐꯨꯔꯛꯎꯔ ꯍꯧꯖꯤꯛ ꯅꯪ ꯍꯥ ꯐꯨꯔꯛꯎꯔꯕ ꯉꯁꯤ ꯑꯩꯅ ꯍꯧꯒꯅꯨꯍꯦ ꯅꯪ ꯌꯥꯝ ꯐꯨꯅꯤꯡꯉꯒꯅꯅꯦ ꯅꯈꯣꯏꯒꯤ ꯅꯃꯥꯁꯤꯗ ꯐꯨꯔꯨꯁꯨ ꯍꯦꯛ ꯃꯁꯤ ꯁꯨꯛ ꯎꯁꯤꯠꯇꯦꯅꯦ ꯑꯩꯉꯣꯟꯗ ꯂꯦꯝꯕꯤꯁꯅꯥ ꯃꯄꯨꯔꯣꯏꯕꯅ ꯈꯣꯟ ꯀꯟꯈꯠꯂꯛꯄꯗꯨꯗ ꯁꯥꯎꯁꯤꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯒꯤ ꯐꯖꯇꯣꯟ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯤꯅꯕ ꯀꯣꯟꯁꯤꯡꯗꯨ ꯑꯁꯦꯡꯕ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯂꯤ ꯏꯃꯧ ꯃꯤꯡꯁꯦꯜꯗ ꯉꯥꯎꯕꯤ ꯑꯃ ꯂꯧꯔꯨꯗꯅ ꯉꯁꯤꯗꯤ ꯍꯅꯨꯕꯤ ꯑꯩꯅ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯦ ꯐꯈ꯭ꯔꯦꯗꯀꯣ ꯃꯈꯣꯏꯒꯤ ꯃꯄꯣꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗꯀꯣ ꯀꯜꯂꯛꯆꯈ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯁꯤꯒ ꯀꯧꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯆꯥꯔꯁꯤꯗꯤ ꯍꯥꯏꯐꯦꯠ ꯀꯧꯕꯤꯔꯒꯦ ꯄꯤꯗꯤ ꯄꯤꯖꯅꯤꯡꯈꯤꯗ꯭ꯔꯦꯗ ꯉꯁꯥꯏꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯀꯣꯟꯕꯤꯁꯤꯗ ꯑꯩꯕꯨ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯤ ꯏꯆꯥꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯒ ꯉꯁꯥꯏ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯔꯒ ꯊꯣꯡꯉꯤ ꯃꯗꯨꯁꯨ ꯂꯩ ꯑꯁ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯔꯣꯏꯍꯦ ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯂꯥꯝꯃꯦ ꯏꯃꯥ ꯂꯦꯝꯕꯤꯁꯅꯥꯗꯤ ꯀꯩꯗꯧꯍꯧꯔꯤ ꯃꯤꯡꯁꯦꯜ ꯀꯣꯜꯍꯧꯔꯤꯕ꯭ꯔꯥ ꯀꯥꯗ ꯏꯃꯥ ꯃꯁꯤ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯁꯨꯝꯅ ꯇꯧꯈꯤꯗꯕꯅꯤ ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔꯀꯥꯟꯗꯅ ꯑꯁꯨꯌꯥꯝ ꯃꯤꯡꯁꯦꯜꯗ ꯉꯥꯎꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯧ ꯂꯩ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯔꯣꯏꯅ ꯇꯥꯗ꯭ꯔꯗꯤꯅꯦ ꯇꯥꯔꯔꯣꯏ ꯏꯃꯥ ꯏꯕꯨ ꯆꯥꯛ ꯆꯥꯗꯧꯔꯦ ꯈꯪꯗꯁꯤꯐꯥꯎ ꯆꯪꯉꯛꯇ꯭ꯔꯤꯁꯤ ꯎꯔꯦꯗꯅ ꯀꯌꯥꯗ ꯆꯥꯎꯖꯅꯤꯡꯉꯤꯅꯣ ꯌꯦꯡꯉꯨꯕ ꯑꯁꯤ ꯃꯁꯛꯅꯤꯅ ꯂꯥꯏ ꯁꯒꯣꯜ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯃꯥ ꯑꯃꯨꯛꯇ ꯂꯥꯎꯔꯨꯒꯦ ꯅꯪ ꯆꯥꯛꯁꯦ ꯆꯥꯕ ꯍꯧꯒꯠꯂꯝꯃꯣꯀꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯅꯪꯒꯤ ꯏꯟꯁꯥꯡ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯍꯣꯏ ꯏꯃꯥ ꯈꯣꯏꯃꯨ ꯃꯃꯥꯅ ꯊꯤꯕ ꯂꯣꯏꯔꯝꯂꯕ ꯆꯥꯛꯇꯨ ꯃꯥꯒꯤ ꯁꯔꯨꯛ ꯊꯥꯡꯗꯣꯛꯂꯒ ꯆꯥꯕ ꯍꯧꯏ ꯂꯦꯝꯕꯤꯁꯅꯥ ꯃꯈꯣꯏꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯂꯤ ꯆꯥꯛ ꯆꯥꯔꯁꯤꯒ ꯑꯝꯇ ꯀꯧꯔꯛꯇꯦꯅꯦ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯑꯩꯁꯤ ꯅꯨꯡꯁꯤꯗꯕ ꯆꯥꯠꯅꯤ ꯃꯣꯏ ꯑꯅꯤ ꯈꯛ ꯆꯥꯛꯀ ꯆꯥꯊꯣꯛꯑꯒ ꯌꯦꯡꯉꯨꯅꯦ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣꯕ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯏꯄꯥꯝꯒꯤ ꯏꯃꯥꯅ ꯑꯩꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯗꯨꯗ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯅꯪꯒꯤ ꯅꯅꯦꯝ ꯑꯣꯏꯗꯧꯔꯤꯕꯗꯣ ꯀꯨꯆꯨ ꯁꯦꯡꯗꯦ ꯑꯗꯨꯅ ꯂꯥꯏꯅ ꯈꯟꯒꯅꯨꯀꯣ ꯅꯅꯦꯝꯗ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥ ꯈꯣꯏꯃꯨꯁꯤꯁꯨ ꯀꯨꯆꯨ ꯑꯃ ꯏꯁꯦꯡ ꯁꯦꯡꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯣ ꯂꯦꯝꯕꯤꯁꯅꯥ ꯍꯥꯏ ꯂꯦꯝꯕꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯀꯧꯗꯤ ꯀꯧꯔꯛꯑꯦ ꯆꯥꯍꯧꯔꯒꯦ ꯃꯤꯡꯁꯦꯜꯁꯤꯁꯨ ꯄꯨꯁꯤꯟꯈꯤꯒꯦꯗ ꯆꯥꯛ ꯆꯥꯅ ꯌꯦꯡꯅꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ ꯆꯥꯛꯁꯪꯗ
ꯃꯈꯣꯏ ꯑꯍꯨꯝ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯂꯦꯝꯕꯤꯁꯅꯥ ꯀꯔꯤꯕꯨ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ꯫ ꯇꯦꯡꯀꯣꯠꯇꯒꯤ ꯉꯥ ꯃꯇꯨꯝ ꯑꯃ ꯂꯧꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅ ꯉꯥ ꯁꯥꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ꯫ ꯌꯥꯝ ꯐꯖꯩꯅꯦ, ꯑꯩꯅ ꯉꯥ ꯁꯥꯏꯕꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯌꯦꯡꯕ ꯌꯦꯡꯂꯨꯗꯦ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯐꯖꯔꯝꯅꯤ ꯈꯪꯉꯝꯃꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡ ꯌꯦꯡꯂꯝꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯔꯣꯜ ꯊꯨꯡꯗ ꯃꯇꯧꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯕ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤꯁꯅꯥ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯆꯥꯛ ꯆꯥꯕꯗ ꯀꯅꯥꯅ ꯃꯤꯡꯁꯦꯜ ꯌꯦꯡꯅꯒꯦ? ꯇꯨꯝ ꯃꯊꯣꯡ ꯍꯨꯛꯇꯕ! ꯆꯠꯂꯣ, ꯅꯪ ꯅꯄꯥꯝꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ꯫ ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯀꯤꯕꯒꯤ ꯃꯍꯨꯠ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯉꯥ ꯃꯇꯨꯝ ꯁꯥꯏꯕꯗ ꯃꯤꯡꯁꯦꯜ ꯌꯦꯡꯕꯕꯨ ꯀꯩꯗꯧꯒꯦ? ꯃꯤꯅ ꯌꯦꯡꯅꯗ꯭ꯔꯤꯕꯗꯨꯗꯤꯅꯦ ꯃꯁꯛ ꯊꯤꯕꯒꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯦꯡꯉꯦ, ꯁꯛ ꯐꯖꯕꯅꯤꯅ꯫ ꯃꯁꯤ ꯑꯩꯅ ꯉꯥꯡꯕ ꯋꯥꯗꯒ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯃꯁꯦ ꯈꯪꯕ꯭ꯔꯗꯨꯅ ꯈꯪꯕ꯭ꯔꯗꯣ? ꯑꯩꯌꯣ ꯏꯃꯥ, ꯅꯥꯏꯅ ꯍꯤꯡꯆꯥꯕ! ꯅꯁꯛ ꯊꯤꯔꯦ ꯃꯇꯤꯛ ꯍꯤꯡꯆꯥꯕꯒꯤꯗꯤ ꯆꯠꯁꯨ ꯆꯠꯂꯤꯅꯤ ꯅꯪꯗꯤ꯫ ꯑꯩꯒꯤ ꯃꯥꯏ ꯐꯖꯕꯁꯤꯗ ꯆꯥꯛ ꯆꯥꯕꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠꯁꯤꯅ ꯑꯩꯒꯤ ꯃꯥꯏ ꯐꯖꯕꯁꯤꯗꯒ ꯈꯨꯕꯥꯛꯅ ꯊꯥꯔꯛꯏꯅꯦ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯗ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯃꯈꯌꯥꯠ ꯆꯤꯛꯇꯨꯅ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯕ ꯈꯣꯏꯃꯨ ꯆꯥꯛ ꯆꯥꯕꯒꯤ ꯍꯥꯝꯗ꯭ꯔꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯃꯥꯏ ꯅꯥꯀꯜ ꯑꯗꯨꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯈꯨꯠ ꯍꯥꯝꯗꯕꯗꯨꯅ ꯃꯃꯥꯏ ꯑꯄꯥꯛꯄꯁꯤꯗ ꯊꯥꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯥ? ꯏꯃꯥ, ꯑꯩ ꯉꯥꯎꯗꯦ, ꯑꯗꯨꯅ ꯐꯨꯔꯤꯕꯅꯤ꯫ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯨꯝꯅ ꯋꯥꯡꯍꯜꯂꯕꯗꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯤꯃꯥꯡ ꯊꯣꯛꯄ ꯁꯣꯏꯔꯣꯏ꯫ ꯃꯈꯌꯥꯠꯀ ꯆꯤꯛꯇꯅ ꯋꯥ ꯉꯥꯡꯂꯤꯕꯁꯦ ꯃꯁꯤꯁꯦ ꯊꯨꯒꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥꯏꯅ꯫ ꯌꯥꯔꯦꯁꯤ ꯏꯃꯥꯒꯤ ꯈꯣꯏ, ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤꯅꯦ ꯅꯪꯕꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯋꯥꯔꯤ꯫ ꯃꯥ, ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯤꯡꯁꯦꯜꯗ ꯌꯥꯝ ꯉꯥꯎꯖꯕꯤ ꯅꯨꯄꯤꯁꯤꯗꯤꯅꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯥꯗꯤ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯃꯃꯤꯠ ꯈꯥꯅ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯗ ꯌꯦꯡꯂꯒ, ꯊꯨꯝꯃꯨꯔꯦꯡ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯂꯩꯕꯤꯔꯣꯏꯅ ꯅꯪꯒꯤ ꯌꯨꯝꯁꯤꯗ꯫ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯌꯨꯝꯁꯤ ꯌꯥꯝ ꯂꯩꯅꯤꯡꯕꯒ ꯃꯥꯜꯂꯨꯔꯕ? ꯆꯠꯈꯤꯅꯤ, ꯑꯩ ꯆꯠꯈꯤꯅꯤꯌꯦ꯫ ꯅꯪꯒꯤ ꯌꯨꯝꯁꯤꯗꯒꯤ ꯉꯁꯤꯃꯛ ꯆꯠꯈꯤꯅꯤ꯫ ꯃꯤꯡꯁꯦꯜ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯌꯦꯡꯕ ꯐꯪꯗꯕ ꯌꯨꯝꯁꯤꯗꯗꯤ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ ꯑꯩ, ꯂꯩꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯆꯠꯈ꯭ꯔꯣꯅ, ꯆꯠꯈ꯭ꯔꯣ꯫ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯉꯁꯤꯃꯛꯀ ꯅꯠꯇꯦ, ꯍꯧꯖꯤꯛꯃꯛꯅ ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯁꯤ꯫ ꯆꯠꯈꯤꯅꯤ, ꯑꯩ ꯆꯠꯈꯤꯅꯤ꯫ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯒꯦ, ꯃꯤꯡꯁꯦꯜꯒꯁꯦ ꯏꯅꯤꯡꯇꯝꯅ ꯌꯦꯡꯂꯒ꯫ ꯂꯩꯔꯣ ꯅꯨꯡꯉꯥꯏꯅ ꯅꯃꯥ ꯍꯅꯨꯕꯤ ꯈꯨꯅꯤꯡꯀꯥꯏꯗꯣ ꯑꯃꯨꯛ ꯑꯣꯠꯂꯨꯔꯣ ꯅꯪꯅ꯫ ꯑꯣꯠꯅꯤꯡꯉ ꯑꯣꯠꯅꯤ, ꯑꯣꯠꯅꯤꯡꯗ ꯇꯣꯛꯀꯅꯤ, ꯅꯊꯧ ꯅꯠꯇꯦ, ꯆꯠꯂꯦ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯃꯆꯥꯅꯨꯄꯥ ꯊꯨꯝꯃꯨꯔꯦꯡ ꯀ꯭ꯋꯥꯛ ꯑꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯗꯅ ꯂꯩꯅꯦ꯫ ꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯔꯝꯃꯗꯤ ꯏꯃꯧ ꯆꯠꯈꯤꯅꯨꯒ ꯍꯥꯏꯗꯅ ꯈꯥꯝꯃꯛꯀꯗꯕꯅꯦꯕ꯫ ꯐꯖꯇꯣꯟꯅ, ꯂꯦꯝꯕꯤꯁꯅꯥ, ꯅꯪꯅ ꯃꯤꯡꯁꯦꯜꯗ ꯉꯥꯎꯕ ꯃꯧ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯕ ꯏꯃꯥꯅꯦ ꯅꯪꯕꯨ ꯈꯥꯝꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯡꯁꯦꯜꯗ ꯉꯥꯎꯕꯗꯨꯅ ꯅꯪꯒꯤ ꯅꯔꯥꯜ ꯑꯣꯏꯔꯒꯅꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯀꯣ꯫ ꯆꯠꯂꯨ ꯏꯅꯦꯝꯅꯦ ꯊꯣꯡꯖꯤꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ, ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯑꯣꯏꯅ꯫ ꯀ꯭ꯋꯥꯛꯀꯤ ꯃꯃꯥ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯗꯤ ꯑꯩꯅꯦ ꯆꯠꯂꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯀꯅꯨꯀꯣ ꯅꯃꯥꯅꯆꯥ꯫ ꯂꯥꯛꯑꯣ, ꯆꯠꯂꯨ꯫ ꯈꯣꯏꯃꯨꯅ, ꯅꯪꯅ ꯆꯠꯈꯤꯕꯗ ꯅꯪꯒꯤ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈꯣ꯫ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯤ, ꯁ꯭ꯋꯥꯏꯗꯒ ꯑꯝꯇ ꯊꯝꯕꯤꯔꯝꯒꯅꯨ꯫ ꯃꯤꯡꯁꯦꯜꯗꯣ ꯀꯥꯏꯔꯒ ꯅꯦꯠꯅꯗꯅ ꯁꯣꯛꯀꯅꯤ꯫ ꯑꯃꯨꯔꯦꯛ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯄꯨꯈꯤꯅꯤꯌꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯤꯡꯁꯦꯜꯁꯤꯡꯁꯦ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯒꯅꯦ ꯁꯨꯛꯊꯝ ꯊꯝꯅꯤꯡꯗꯦ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯒꯤ ꯃꯤꯡꯁꯦꯜꯁꯤꯡꯁꯦ ꯁꯤꯗꯒ ꯊꯝꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯂꯦꯝꯕꯤꯁꯅꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯃꯝꯕꯒꯤ ꯑꯀꯤꯕ ꯈꯪꯗꯅ ꯃꯄꯥꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯕ ꯌꯨꯝꯕꯥꯟꯗ ꯄꯥꯜꯂꯝꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯊꯣꯏꯅ ꯋꯥꯁꯤꯜꯂꯨꯅꯨ ꯃꯃꯥ, ꯋꯥꯔꯨꯅꯨ꯫ ꯑꯩꯅ ꯋꯥꯔꯤꯕꯒꯤ ꯃꯔꯝꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯤꯌꯦ, ꯃꯈꯣꯏ ꯄꯥꯕ ꯃꯥꯒꯤ ꯃꯤꯡꯁꯦꯜꯗ ꯆꯣꯞꯄꯗꯨꯗꯅꯤ꯫ ꯑꯋꯨꯟꯄꯣꯠ ꯐꯪꯉꯤ, ꯃꯤꯡꯁꯦꯜ ꯉꯥꯛꯇ ꯄꯨꯈꯤ, ꯃꯤꯅꯗꯤ ꯌꯥꯝ ꯅꯣꯛꯅꯈꯤꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯅꯤꯁꯦ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯃꯤꯡꯁꯦꯜ ꯉꯥꯛꯇ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯄꯤ ꯍꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ꯫ ꯃꯈꯣꯏ ꯄꯥꯕ, ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯣ ꯃꯣꯏ ꯄꯥꯕꯕꯣ? ꯁꯥꯃꯨꯅ, ꯍꯣꯏꯅꯦ ꯃꯃꯥ, ꯑꯩꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯏꯅꯦ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯂꯥꯎꯅꯦ꯫ ꯃꯈꯣꯏ ꯃꯄꯥ꯫ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥꯅ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯃ ꯀꯣꯜꯂꯒ
ꯂꯦꯞꯂꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ 이마기 렘비야 ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ 이마ꯗꯤꯅꯦ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦꯗ 이마 ꯀꯩꯅꯣ ꯅꯪꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕꯗꯨꯕꯣ ꯑꯩꯁꯦ ꯃꯣꯏꯒꯤ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯃꯃꯥ ꯃꯆꯥꯅꯤꯗꯨꯅ ꯈꯠꯅꯔꯒ ꯂꯥꯛꯏꯕꯅꯤ ꯃꯣꯏꯒ ꯈꯠꯅꯔꯒ ꯍꯥ ꯀꯔꯤꯒꯤ ꯅꯪꯗꯤ ꯈꯠꯅꯔꯒ ꯂꯥꯛꯏꯕ ꯁꯥꯃꯨꯅ ꯍꯩ ꯃꯃꯥ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯔꯤꯗꯣ 이munꯗꯅꯦ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯄꯥꯄ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯪꯉꯛꯇꯨꯅ ꯐꯨꯡꯒꯥꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯁꯥꯟꯅꯔꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ ꯅꯈꯣꯏꯕꯣ ꯑꯗꯨꯕꯨ ꯔꯣꯏꯃꯥ ꯑꯩꯅꯅꯦ ꯉꯁꯥꯏꯗꯣ ꯆꯥꯛ ꯆꯥꯕꯗꯅꯦ ꯉꯥ ꯃꯇꯨꯝꯗꯣ ꯑꯃ ꯌꯥꯗ ꯁꯠ ꯎꯛꯁꯤꯜꯂꯒ ꯐꯖꯅ ꯁꯥꯏꯗꯔꯒ ꯃꯤꯡꯁꯦꯜ ꯌꯦꯡꯂꯨꯕꯒꯤ ꯑꯃꯨꯔꯦꯡꯗꯨꯅꯅꯦ ꯁꯥꯎꯔꯤꯕ ꯃꯈꯨꯠꯀꯗꯣ ꯍꯥꯝꯗꯕꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯊꯥꯔꯛꯏꯕ ꯑꯩꯒꯤ ꯃꯥꯏ ꯐꯖꯕꯁꯤꯗ ꯑꯗꯨꯒ ꯃꯃꯥ ꯀꯕꯣꯡ ꯆꯥꯛ ꯆꯥꯕꯒꯤ ꯑꯃꯥꯡꯕ ꯃꯥꯟꯕꯤꯗꯨꯅꯅꯦ ꯈꯥꯝꯗꯣꯛꯇ꯭ꯔꯤꯕ ꯁꯥꯃꯨꯅ ꯆꯩꯔꯛꯏ ꯍꯩ ꯂꯤꯝꯕꯤ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯈꯔ ꯁꯦꯝꯗꯣꯛ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯄꯥꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯄꯥꯝꯗ ꯍꯜꯂꯛꯏꯕ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗꯈꯩ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯆꯩꯔꯤꯕ ꯄꯥꯕꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯅꯪ ꯅꯁꯥꯁꯤ ꯅꯨꯄꯤꯅꯤꯅꯦ ꯅꯪꯕꯨ ꯂꯦꯝꯕꯤꯁꯤꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯒꯤ ꯃꯧꯁꯨ ꯑꯣꯏꯔꯦ ꯅꯪꯒꯤ ꯃꯤꯡꯁꯦꯜꯗ ꯉꯥꯎꯕꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯄꯥꯕ ꯃꯧ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯄꯥꯕꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯃꯧ ꯑꯣꯏꯈ꯭ꯔꯗꯤ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯩ ꯌꯥꯏꯅꯦ ꯃꯐꯝ ꯃꯇꯝ ꯇꯟꯖꯥꯕꯨ ꯀꯥꯏꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯆꯥꯛ ꯆꯥꯔꯤꯅꯤ ꯊꯣꯡꯂꯤꯅꯤ ꯊꯕꯛ ꯇꯧꯔꯤꯅꯤ ꯈꯪꯗꯕꯗꯨꯗꯤ ꯆꯠꯅꯗꯦꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯁꯥꯎꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯄꯥꯕ ꯇꯨꯝꯕꯤꯔꯨꯔꯁꯤ ꯌꯥꯔꯦ ꯑꯩꯅ ꯊꯣꯛꯄ ꯉꯥꯡꯅꯔꯒꯦ ꯃꯃꯥ ꯑꯩ ꯇꯨꯝꯕ ꯆꯪꯉꯣꯅ ꯇꯥꯟꯁꯤꯜꯂꯒ ꯅꯆꯥꯅꯨꯄꯤꯁꯤꯗ ꯐꯠꯇꯕ ꯂꯩꯋꯥ ꯀꯥꯝꯁꯤꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯥꯝꯁꯤꯟꯖꯔꯣꯏ ꯇꯨꯝꯕꯤꯔꯣ ꯌꯥꯔꯦ ꯁꯥꯃꯨ ꯇꯨꯝꯕ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯅꯆꯤꯟ ꯌꯥꯝ ꯀꯟꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯉꯁꯤꯅ ꯏꯃꯥ ꯃꯣꯏ ꯃꯃꯥ ꯃꯆꯥꯅꯤꯅ ꯃꯤꯆꯪ ꯆꯪꯈ꯭ꯔꯒ ꯑꯩ ꯏꯊꯟꯇ ꯀꯔꯤ ꯇꯧ ꯉꯝꯗꯣꯔꯤꯒꯦ ꯐꯔꯦꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯟꯅꯔꯁꯤ ꯇꯨꯝꯃꯨꯔꯁꯤ ꯁꯨꯝ ꯁꯥꯡꯊꯅ ꯂꯩꯔꯕꯗꯤꯅꯦ ꯅꯄꯥꯅ ꯑꯃꯨꯛ ꯁꯥꯎꯔꯛꯑꯅꯤ ꯅꯪꯒꯤ ꯃꯤꯡꯁꯦꯜꯒꯥꯗꯣ ꯃꯐꯝ ꯆꯥꯅ ꯑꯝꯇ ꯊꯝꯂꯨꯔꯁꯨ ꯍꯣꯏ ꯏꯃꯥ 이뱀ꯍꯜ ꯐꯖꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯇꯥꯕꯗ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯐꯖꯇꯣꯟꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯆꯪꯉꯛꯑꯣ ꯏꯃꯨꯡꯗ ꯍꯣꯏ ꯏꯆꯦꯗꯤ ꯀꯩꯗꯧꯔꯤꯕ ꯃꯧꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅꯅꯦ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯇꯥꯍꯧꯔꯤ ꯏꯕꯦꯝꯍꯜ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝ ꯅꯨꯃꯤꯗꯥꯡ ꯃꯄꯥꯝꯗ ꯆꯠꯂꯤꯗꯤ ꯏꯆꯦ ꯏꯆꯥꯅꯨꯄꯥ ꯈꯣꯏꯃꯨꯅ ꯐꯨꯕꯒꯤ ꯁꯥꯎꯗꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯏꯃꯨꯕꯨ ꯅꯨꯄꯤꯒ ꯐꯨꯕ꯭ꯔꯅꯤ ꯏꯆꯦ ꯃꯥꯗꯤ ꯌꯥꯝꯅ ꯐꯕꯗꯥꯏꯅꯦ ꯀꯅꯥꯅꯕꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯍꯜ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕꯗ ꯂꯦꯝꯕꯤ ꯁꯅꯥꯅꯅꯦ ꯉꯥ ꯃꯇꯨꯝꯗꯣ ꯃꯌꯥꯗ ꯎꯞꯁꯤꯜꯂꯒ ꯉꯥ ꯁꯥꯏꯕꯗꯣ ꯃꯤꯡꯁꯦꯜ ꯇꯧꯗꯅ ꯌꯦꯡꯈꯠꯂꯛꯂꯤꯕꯅꯤꯅꯦ ꯏꯍꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯏꯕꯦꯝꯍꯜ ꯏꯆꯦꯅꯦ ꯀꯣꯛꯀꯁꯤ ꯉꯥꯎꯔ ꯄꯣꯠꯅꯤ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯗꯦꯗꯀꯣ ꯃꯥꯁꯨ ꯃꯤꯡꯁꯦꯜ ꯌꯦꯡꯕꯒꯤ ꯃꯇꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯆꯥꯛ ꯆꯥꯕꯗ ꯃꯤꯡꯁꯦꯜ ꯌꯦꯡꯈꯠꯂꯛꯏꯕꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯉꯥꯎꯔꯤꯔ ꯈꯪꯗ꯭ꯔꯤ ꯏꯕꯦꯝꯍꯜ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯇꯧꯁꯦ ꯏꯆꯦꯁꯨ ꯁꯥꯎꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅꯅꯦ ꯈꯔꯁꯨ ꯈꯪꯂꯁꯅꯨ ꯈꯟꯗꯅ ꯑꯩꯁꯨ ꯃꯄꯥꯝꯗ ꯆꯠꯈꯤꯅꯣꯒ ꯑꯃꯠꯇ ꯈꯥꯝꯈꯤꯗ꯭ꯔꯦ ꯈꯥꯝꯂꯣꯏꯗꯕꯅꯤ ꯏꯆꯦ ꯈꯔꯁꯨ ꯈꯪꯖꯁꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤ ꯏꯆꯦ ꯃꯥꯕꯨ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯗꯨꯗ ꯃꯤꯡꯁꯦꯜꯗꯣ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯃꯤꯡꯁꯦꯜ ꯌꯦꯡꯅꯕ ꯃꯇꯝꯗꯣ ꯏꯔꯩꯃꯛ ꯂꯩꯇ꯭ꯔꯕ ꯖꯥꯠꯂ ꯁꯤꯅꯤꯗ ꯈꯪꯗꯦ ꯏꯕꯦꯝꯍꯜ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯣꯏꯁꯤꯜꯂꯛꯂꯤꯕꯁꯦ ꯃꯤꯡꯁꯦꯜ ꯉꯥꯛꯇ ꯂꯩꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡ ꯏꯆꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯥꯗꯤ ꯂꯨꯍꯣꯡꯂꯛꯄꯗꯁꯨ ꯃꯤꯡꯁꯦꯜ ꯉꯥꯛꯇ ꯄꯨꯔꯛꯏ ꯍꯥꯏꯅꯩꯅꯦ ꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯆꯦ ꯆꯨꯝꯃꯤ ꯄꯨꯔꯛꯏ ꯐꯅꯦꯛ ꯐꯤ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯅꯦ ꯃꯥꯗꯤ ꯃꯤꯡꯁꯦꯜ ꯑꯄꯤꯛꯄ ꯑꯆꯧꯕ ꯃꯈꯜ ꯁꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒꯅꯦ ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯃꯤꯡꯁꯦꯜ ꯑꯃꯃꯝ ꯑꯗꯨꯝ ꯌꯦꯞꯇꯨꯅ ꯆꯠꯂꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯋꯥꯏ ꯇꯩꯔꯁꯨ ꯃꯤꯡꯁꯦꯜ ꯌꯦꯡꯉꯤꯗꯣ ꯆꯥꯛ ꯊꯣꯡꯉꯁꯨ ꯌꯦꯡꯉꯤꯗꯣ ꯂꯝꯕꯤ ꯆꯠꯂꯦ ꯃꯤꯡꯁꯦꯜ ꯌꯦꯡꯉꯤꯗꯣ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯖꯗꯦꯗ ꯑꯩ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯃꯁꯤꯒꯤ ꯏꯕꯦꯝꯍꯜ ꯍꯥꯏꯕꯤꯁꯤꯅ ꯂꯥꯛꯏꯁꯦ ꯑꯩꯁꯦ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦꯕ ꯃꯧ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯅꯕ ꯄꯥꯎ ꯈꯪꯗꯣꯛꯄ ꯂꯥꯛꯏꯅꯦꯕ ꯁꯤ ꯂꯦꯝꯕꯤ ꯁꯅꯥ
ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯥꯛꯂꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅꯇ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯏꯃꯥ ꯏꯃꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯂꯦꯝꯕꯤꯁꯅꯥ? ꯏꯃꯥꯒꯤ ꯐꯅꯦꯛ ꯐꯤ ꯐꯖꯕ ꯑꯝꯇ ꯄꯤꯌꯨ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ? ꯁꯦꯠꯀꯤ ꯏꯃꯥ ꯐꯤ ꯐꯅꯦꯛꯄꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯪꯉꯤꯕ ꯏꯃꯥꯅ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ꯫ ꯅꯪ ꯑꯃꯅꯅꯦ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯁꯦꯠꯇꯅ ꯃꯤꯡꯁꯦꯜ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯪꯒꯤ ꯅꯨꯄꯥ ꯅꯅꯦꯝꯅꯗꯤ ꯀꯧꯕ ꯂꯥꯛꯇꯕꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯗꯦꯅꯦ ꯅꯪ꯫ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯏꯃꯥ? ꯑꯩꯗꯤ ꯃꯣꯏꯅ ꯀꯧꯕ ꯂꯥꯛꯇ꯭ꯔꯒ ꯃꯤꯡꯁꯦꯜ ꯐꯥꯎꯕꯅꯦ ꯏꯅꯤꯡ ꯇꯝꯅ ꯌꯦꯡꯕ ꯐꯪꯗꯕ ꯏꯃꯨꯡꯗꯨꯗ ꯑꯩꯗꯤ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯋꯥꯗꯣ ꯅꯪ ꯄꯥꯕꯅ ꯇꯥꯔꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤꯅꯦ ꯅꯪꯕꯨ꯫ ꯍꯥꯠꯅꯤꯡ ꯍꯥꯠꯁꯅꯨ꯫ ꯅꯣꯡꯃꯁꯨ ꯍꯅꯨꯕꯤ ꯑꯃꯨꯕꯤꯗꯨꯅ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯊꯨꯒꯥꯏꯔꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯩ ꯀꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯣꯏꯗꯤ ꯈꯪꯂꯝꯃꯣꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯈ꯭ꯔꯤ ꯃꯤꯡꯁꯦꯜꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯃꯤꯡꯁꯦꯜ ꯃꯆꯥꯗꯨꯁꯨ ꯁꯦꯜꯅꯤ ꯏꯃꯥ꯫ ꯍꯩ ꯌꯥꯔꯦ ꯎꯄꯨꯗꯒꯤꯅꯦ ꯅꯪꯅ ꯄꯥꯝꯕ ꯐꯅꯦꯛ ꯐꯤꯗꯣ ꯂꯧꯊꯣꯛꯂꯣ꯫ ꯑꯩꯅꯦ ꯂꯥꯏ ꯆꯥꯛꯂꯣꯡ ꯀꯠꯄ ꯑꯝꯇ ꯌꯥꯎꯔꯨꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯋꯥꯗꯣ ꯍꯥꯏꯔꯗꯤ ꯋꯥ ꯃꯌꯥꯝꯁꯨ ꯉꯥꯡꯅꯔꯝꯃꯣꯏꯗꯕꯅꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤꯁꯅꯥ ꯃꯥꯗꯤ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯁꯥꯕꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯃꯨꯅ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯀꯧꯕ ꯂꯥꯛꯇꯦ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯃꯈꯣꯏ ꯄꯥꯄ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯁꯤ꯫ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯗ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯁꯦ ꯅꯆꯥꯅꯨꯄꯤꯅꯤ꯫ ꯌꯨꯝꯁꯤꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯅꯪꯒꯅꯤ꯫ ꯃꯁꯤꯗ ꯅꯆꯥꯅꯨꯄꯤꯅ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ? ꯑꯩꯒ ꯂꯩꯃꯤꯟꯅꯔꯕꯁꯨ ꯆꯠꯂꯝꯗꯥꯏꯗꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯦꯌꯦ, ꯃꯊꯟꯇ ꯄꯨꯠ ꯄꯨꯠ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯅꯗꯤ ꯅꯆꯥꯅꯨꯄꯤꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯈꯤꯕ ꯇꯥꯕꯅꯤ ꯅꯪꯗꯤ꯫ ꯈꯪꯖꯗ꯭ꯔꯦꯗ ꯑꯩ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄꯗ ꯑꯁꯨꯝꯅ ꯋꯥꯈꯜꯁꯦ ꯋꯥꯔꯝꯅꯤ ꯈꯪꯖꯔꯝꯃꯗꯤ ꯏꯆꯥ ꯄꯤꯕꯥ ꯄꯣꯛꯂꯝꯕꯅ ꯐꯩꯗ꯫ ꯄꯤꯕꯥ ꯄꯣꯛꯂꯝꯃꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯄꯤꯕꯥꯗꯨꯅ ꯅꯆꯥꯅꯨꯄꯤꯗꯧꯅ ꯐꯠꯂꯝꯗ꯭ꯔꯦꯗꯅ ꯄꯤꯕꯥ ꯄꯣꯛꯂꯝꯗꯣ ꯁꯔꯨꯛ ꯅꯤꯉꯣꯜ ꯄꯣꯛꯂꯝꯕꯅ ꯐꯩ ꯍꯥꯏꯗꯨꯅꯤ ꯅꯪꯗꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯧ ꯁꯔꯨꯛꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯗꯣ ꯈꯪꯂꯕ꯭ꯔꯥ? ꯃꯥꯒꯤ ꯃꯤꯡꯁꯦꯜꯗ ꯉꯥꯎꯔꯤꯕꯁꯦ ꯉꯥꯎꯒꯅꯨ ꯍꯥꯏꯗꯅ ꯋꯥꯈꯜ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯌꯨ꯫ ꯋꯥꯒ ꯍꯥꯏꯗꯧ ꯇꯟꯖꯩꯗ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥꯗ ꯋꯥ ꯍꯥꯏꯗꯧ ꯁꯔꯨꯛꯅꯦ ꯎꯃꯪꯗ ꯆꯠꯂꯒ ꯀꯩ ꯃꯃꯥꯏ ꯅꯥꯟꯖꯔꯨꯒꯦ ꯑꯩ? ꯍꯩ ꯃꯗꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦꯀꯣ꯫ ꯅꯪ ꯃꯃꯥꯅꯤ, ꯋꯥꯈꯜ ꯇꯥꯎ꯫ ꯃꯃꯥ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯤꯈꯩ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯋꯥꯈꯜ ꯇꯥꯗꯣꯏꯅꯤ꯫ ꯃꯁꯤꯃꯗꯤ ꯈꯪꯖꯧꯀꯣ ꯅꯪ꯫ ꯍꯣꯏ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕ ꯈꯔꯗꯤ ꯍꯥꯏꯔꯒ ꯌꯦꯡꯒꯦ꯫ ꯃꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯃꯈꯣꯏ ꯄꯥꯕ꯫ ꯌꯥꯗ꯭ꯔꯒꯅ ꯅꯪ ꯑꯣꯏꯅ ꯐꯨꯊꯔꯦꯗꯅ꯫ ꯀꯔꯤ? ꯅꯣꯡꯃ ꯈꯣꯏꯃꯨꯅ ꯊꯕꯛ ꯁꯨꯔꯨꯕ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯣꯏꯃꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯦꯝꯕꯤꯁꯅꯥ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯂꯦꯝꯕꯤꯁꯅꯥ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ, ꯇꯧꯔꯤꯁꯤ ꯎꯕꯤꯗ꯭ꯔꯕꯣ ꯃꯤꯁꯅꯥ ꯑꯅꯤꯗꯨꯕꯣ? ꯀꯨꯆꯨ ꯃꯨꯔꯦ ꯊꯤꯔꯦ ꯃꯇꯤꯛ ꯑꯉꯥꯟꯕꯗ ꯂꯦꯞꯂꯤꯕ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯀ꯭ꯋꯥꯛꯅ ꯃꯥꯅ ꯆꯥꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄꯁꯦ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ꯫ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯤꯕꯗꯨꯗꯤ ꯁꯤꯒ ꯑꯣꯏꯔꯦ꯫ ꯃꯁꯤꯕꯨꯗꯤ ꯅꯪ ꯈꯪꯉꯨ, ꯅꯪꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯈꯣꯏꯃꯨ꯫ ꯊꯣꯏꯕ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯏꯃꯨꯗ ꯌꯦꯡꯂꯒ ꯍꯪꯉꯛꯏ ꯂꯦꯝꯕꯤꯁꯅꯥꯗ, ꯂꯦꯝꯕꯤꯁꯅꯥ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗꯣ, ꯑꯩꯕꯨ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯅꯤ, ꯑꯥꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯁꯦ꯫ ꯑꯣ, ꯃꯥꯒꯤ ꯀꯨꯆꯨꯁꯤꯗꯤ ꯃꯨꯅ ꯂꯪꯉꯤꯅꯦ꯫ ꯂꯪꯕꯅꯤ, ꯃꯉꯣꯟꯗꯒꯤ ꯇꯥꯗꯅ ꯃꯥꯒꯤ ꯃꯃꯥꯗꯨꯁꯨ ꯑꯗꯨꯝ꯫ ꯐꯖꯕꯤ ꯅꯪꯗꯤ ꯐꯖꯕ ꯑꯩꯒ, ꯑꯊꯤꯕ ꯃꯥꯗꯤ ꯑꯊꯤꯕꯤ ꯑꯃꯒ, ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ ꯇꯥꯗ꯫ ꯈꯣꯏꯃꯨꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯃꯨꯡ ꯀꯣꯏꯕꯤ ꯑꯃ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯁꯤ ꯎꯕꯗ꯫ ꯁꯣꯝꯗ ꯂꯦꯝꯕꯤꯁꯅꯥ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯊꯣꯏꯕꯗ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯐꯖꯇꯣꯟꯒꯤ ꯃꯐꯝꯗꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯂꯩꯔꯥꯡꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯩꯕ ꯑꯁꯤꯅ꯫ ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯏꯃꯧꯅ ꯊꯣꯡꯅꯤꯡꯕ ꯍꯦꯛꯇ ꯊꯣꯡꯉꯨꯗ꯫ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯊꯣꯡꯉꯁꯤꯔꯥ? ꯌꯥꯏꯌꯦ, ꯏꯃꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯊꯣꯡꯂꯨꯔꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯃꯣꯏ ꯇꯥꯆꯧꯅ
ꯏꯃꯥ ꯈꯣꯏꯅꯤꯒꯤ ꯁꯅꯥ ꯀꯣꯟꯁꯪꯗ ꯂꯤꯛ ꯑꯃꯃꯝ ꯁꯥꯏ ꯍꯥꯏ ꯁꯅꯥ ꯁꯥꯕꯅ ꯉꯁꯤ ꯂꯣꯏꯒꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯂꯧꯃꯤꯟꯅꯧꯔꯣꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯇꯥꯆꯧꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯧꯔꯛꯀꯗꯕꯗꯣ ꯑꯗꯣ ꯃꯣꯏ ꯇꯥꯆꯧꯗꯤ ꯊꯕꯛ ꯍꯜꯂꯛꯄ ꯊꯦꯡꯕꯅꯤꯅ ꯊꯣꯡ ꯂꯣꯜꯂꯝꯃꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛ ꯇꯣꯛꯂꯒ ꯏꯅꯤ ꯃꯧ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯉꯥꯔꯧ ꯑꯣꯏꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯣꯂꯝꯃꯤꯒ ꯏꯁꯤꯡ ꯏꯀꯥꯏꯊꯤꯕꯤꯗꯨꯒ ꯃꯌꯥꯟ ꯃꯌꯥꯟ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯤꯜꯂꯒꯦ ꯍꯣꯏ 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 ꯐꯖꯇꯣꯟ ꯃꯃꯧ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯍꯧꯏ ꯀꯌꯥꯗ ꯃꯕꯨꯛ ꯃꯄꯥꯎ ꯇꯞꯈ꯭ꯔꯕ ꯏꯃꯧꯅ ꯌꯦꯡꯉꯨꯅꯦ ꯍꯥꯏꯅꯕ ꯂꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯍꯥꯟꯕꯒꯤ ꯈꯣꯡꯐꯝ ꯁꯣꯏꯔꯕꯗꯤ ꯑꯅꯤꯁꯨꯕ ꯈꯣꯡꯐꯝꯗ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯃꯗꯨꯔ ꯈꯪꯗꯦ ꯐꯖꯇꯣꯟ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯖꯇꯣꯟ ꯃꯃꯧ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯟꯁꯪꯗ ꯂꯤꯛ ꯁꯥꯔꯝꯕꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯇꯩꯃ ꯉꯁꯤꯗꯤ ꯏꯃꯧꯒꯤ ꯍꯦꯛꯇ ꯂꯥꯛꯄꯤꯔꯦꯅ ꯐꯖꯇꯣꯟ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯦ ꯌꯥꯏꯃ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯨ ꯇꯩꯃ ꯅꯅꯥꯎ ꯄꯨꯊꯣꯛꯆꯔꯛꯂꯒꯤ ꯂꯤꯛꯇꯣ ꯉꯔꯥꯡꯕꯨꯗꯤ ꯂꯣꯏꯔꯕꯅꯤ ꯂꯤꯛ ꯑꯅꯤꯗꯣ ꯍꯣꯏ ꯍꯣꯏ ꯁꯤ ꯂꯩꯔꯦ ꯇꯩꯃ ꯂꯤꯛꯇꯣ ꯀꯗꯥꯏ ꯀꯗꯥꯏ ꯏꯁ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯤꯛ ꯑꯅꯤꯁꯤꯗꯤ ꯐꯖꯕꯅꯤ ꯇꯩꯃ ꯑꯩꯈꯣꯏ ꯈꯣꯏꯃꯨꯅ ꯃꯥꯗꯤ ꯃꯅꯤꯝ ꯃꯧ ꯋꯥꯈꯜ ꯃꯥꯟꯅꯕꯁꯦ ꯀꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯏꯇꯩꯃꯒ ꯏꯕꯦꯝꯃ ꯑꯁꯤꯒꯒꯤ ꯂꯤꯛꯁꯤ ꯁꯥꯕꯗ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯍꯟꯕꯤꯌꯨ ꯑꯃꯅꯁꯨ ꯍꯦꯜꯍꯟꯕꯤꯅꯨ ꯑꯃꯅꯁꯨ ꯇꯥꯍꯟꯕꯤꯅꯨ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯅꯥꯎꯅ ꯆꯞ ꯃꯥꯟꯅꯅ ꯁꯥꯔꯕꯅꯤ ꯇꯩꯃ ꯐꯔꯦ ꯐꯔꯦ ꯁꯤꯅ ꯑꯗꯨꯝ ꯌꯥꯏꯃ ꯑꯗꯣ ꯂꯤꯛꯀꯤ ꯁꯦꯜ ꯅꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯏꯇꯩꯃ ꯁꯦꯜꯒꯤꯗꯤ ꯈꯣꯏꯃꯨꯒ ꯂꯣꯏꯅꯈ꯭ꯔꯦꯗ ꯂꯤꯛꯁꯤꯒꯤ ꯄꯤꯔꯝꯕ ꯁꯦꯜꯗꯨ ꯐꯥꯎꯕ ꯎꯠ ꯑꯣꯟꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯣꯟꯈ꯭ꯔꯄꯣꯅꯤꯗ ꯏꯇꯩꯃ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ ꯌꯥꯏꯃ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃꯒꯤ ꯍꯟꯗꯛꯀꯤ ꯃꯧ ꯑꯁꯤꯗꯤ ꯃꯤꯡꯁꯦꯜꯗ ꯉꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯃꯥꯗꯤ ꯍꯧꯅ ꯂꯣꯟꯆꯠꯀ ꯌꯥꯝ ꯈꯪꯉꯤ ꯏꯇꯩꯃ ꯉꯥꯎꯗꯦ ꯃꯥꯗꯤ ꯌꯥꯏꯃ ꯑꯗꯨꯗꯤ ꯏꯇꯩꯃ ꯅꯅꯥꯎ ꯂꯩꯖꯍꯧꯔꯤ ꯍꯣꯏ ꯌꯥꯏꯃ ꯁꯣꯝꯗ ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯁꯨ ꯀꯟꯅꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯌꯨ ꯈꯨꯖꯤ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯁꯅꯥ ꯀꯥꯏꯗꯒꯤ ꯁꯦꯜꯅꯩꯕꯨ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯖꯤ ꯁꯥꯎ ꯍꯥꯏꯕꯅꯣ ꯍꯥ ꯅꯪꯒꯤ ꯁꯅꯥ ꯁꯦꯟꯅꯕ ꯁꯦꯜꯗꯤ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅꯅꯦ ꯏꯄꯥ ꯀꯨꯝ ꯂꯩꯅꯥꯁꯤ ꯐꯥꯎꯕ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯅꯤꯀꯣ ꯑꯩ ꯍꯅꯨꯕꯁꯤ ꯂꯥꯌꯦꯡꯕꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩꯒꯤ ꯁꯅꯥꯗꯤ ꯁꯤꯗꯕ ꯌꯥꯗꯕꯅꯤ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯗ꯭ꯔꯕ ꯑꯍꯜꯁꯤꯕꯨ ꯑꯃꯨꯛ ꯂꯥꯌꯦꯡꯕ ꯄꯥꯝꯂꯤꯕ꯭ꯔꯣ ꯃꯥ ꯂꯥꯌꯦꯡꯒꯗꯕ ꯁꯦꯜꯗꯨꯅꯅꯦ ꯑꯩꯒꯤ ꯁꯅꯥ ꯁꯥꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯁꯅꯥ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯉꯥꯡꯂꯣꯏ ꯑꯩꯒꯤ ꯁꯅꯥꯗꯣ ꯁꯥꯎ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯁꯅꯥꯗ ꯆꯣꯞꯄꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯤ ꯁꯅꯥꯒꯗꯣ ꯏꯄꯥꯁꯤ ꯂꯥꯌꯦꯡꯂ ꯃꯇꯨꯡ ꯃꯗꯨꯗ ꯂꯦꯝꯍꯧꯕ ꯑꯔꯦꯝꯕ ꯁꯦꯜ ꯈꯔꯗꯨꯅ ꯁꯥꯁꯤ ꯏꯁ ꯀꯔꯤ ꯅꯄꯥ ꯀꯨꯝ ꯂꯩꯅ ꯅꯥꯕꯁꯦ ꯂꯥꯌꯦꯡꯕ ꯂꯣꯏꯔꯒ ꯃꯗꯨꯗ ꯂꯦꯝꯂꯛꯄ ꯑꯔꯦꯝꯕ ꯁꯦꯜꯗꯨꯅ ꯑꯩꯒꯤ ꯁꯅꯥ ꯁꯥꯁꯦꯕ ꯁꯅꯥꯒꯤ ꯋꯥꯔꯤꯒꯗꯣ ꯑꯥꯗ ꯂꯥꯞꯅ ꯑꯝꯇ ꯊꯝꯒꯨꯁꯦ ꯕꯥꯖꯤꯁꯦ ꯆꯝꯐꯨꯠ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯇꯣꯔꯕꯣꯠꯇꯣ ꯆꯝꯐꯨꯠ ꯑꯝꯇ ꯐꯨꯠꯄꯤꯔꯨꯁꯤ ꯆꯠꯂꯣ ꯐꯨꯠꯅꯤ ꯅꯪꯒꯤ ꯆꯝꯐꯨꯠꯇꯣ ꯑꯩꯅ ꯌꯥꯝ ꯐꯨꯠꯅꯤꯕ ꯂꯦꯝꯕꯤ ꯁꯅꯥ ꯁꯥꯎꯅ ꯆꯪꯈꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯀꯔꯝꯅ ꯂꯧꯔꯤꯕꯅꯣ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯐꯅ ꯐꯒꯨꯝ ꯈꯟꯈꯤꯕꯅꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯖꯔꯤ ꯃꯥꯅꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯈꯜꯂꯤꯅꯦꯕ ꯑꯩꯗꯤ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯅ ꯊꯣꯏꯕ ꯀꯧꯔꯗꯧꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯁꯨ ꯁꯣꯜꯂꯤ ꯈꯨꯝꯃꯣꯏ ꯃꯆꯥꯅꯨꯄꯥꯁꯤꯅ ꯈꯨꯝꯖꯁꯅꯤ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛꯁꯤ ꯌꯥꯏꯗꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯁꯨ ꯊꯣꯏꯕ ꯏꯄꯥꯕꯨ ꯆꯥꯛ ꯂꯥꯝꯃꯦꯅꯤ ꯅꯪꯕꯨ ꯊꯣꯏꯕ ꯊꯕꯛ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯃꯄꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯕꯥꯖꯤ ꯀꯔꯤ ꯍꯥꯏꯒꯦ ꯆꯥꯛ ꯂꯥꯝꯃꯦꯅꯤ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯄꯨꯂꯞ ꯆꯥꯗꯧꯔꯤꯕ꯭ꯔꯣ ꯕꯥꯖꯤ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯂꯣꯏꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯣ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ ꯅꯐꯤꯒ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯕꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯕꯥꯖꯤ ꯀꯌꯥꯝ ꯀꯨꯏꯔꯛꯇꯧꯔꯤꯕ ꯀꯨꯏꯔꯣꯏꯗꯕꯁꯤ ꯉꯥꯏꯍꯥꯛꯇꯅꯤ ꯍꯣꯏꯅꯦ ꯀꯨꯏꯔꯛꯀꯅꯨꯅꯦ ꯑꯩ ꯏꯃꯧ ꯑꯁꯤꯒ ꯂꯩꯃꯤꯟꯅꯍꯧꯕ ꯀꯤꯖꯩꯅꯦ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ ꯕꯥꯖꯤ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯃꯧ ꯅꯨꯄꯤꯅꯤꯅꯦ ꯕꯥꯖꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯈꯪꯗꯦ ꯃꯥꯁꯦ ꯏꯀꯤꯗ ꯀꯤꯅꯦ ꯏꯄꯥꯗꯤ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯑꯃꯒ ꯂꯩꯕꯁꯤꯗꯅ ꯈꯤꯠ ꯃꯍꯦꯜꯂꯦ ꯀꯤꯖꯕ ꯏꯄꯥꯗꯤ ꯂꯥꯏ ꯁꯥꯟꯅꯕ ꯅꯨꯄꯤꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯊꯟꯇ
ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯐꯝ ꯈꯨꯗꯤꯡ ꯃꯁꯤ ꯈꯨꯗꯤꯡ ꯑꯁ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤꯕ ꯅꯃꯧ ꯅꯨꯄꯤ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕꯁꯤ ꯍꯣꯏ ꯍꯥꯏꯔꯔꯣꯏ ꯏꯄꯥ ꯆꯠꯂꯣ ꯅꯪꯁꯨ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯕꯥꯖꯤ ꯑꯗꯨꯗꯤ ꯅꯆꯥ ꯊꯕꯛꯇ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯕꯥꯖꯤ ꯊꯣꯏꯕ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕꯤ ꯁꯅꯥꯗ ꯂꯦꯝꯕꯤ ꯑꯩ ꯊꯕꯛꯇ ꯆꯠꯂꯨꯒꯦ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯕꯥꯖꯤꯁꯦ ꯄꯤꯖꯊꯣꯛꯑꯣꯀꯣ ꯑꯩ ꯉꯥꯏꯔꯝꯃꯅꯣ ꯑꯩ ꯊꯦꯡꯉꯣꯏ ꯇꯝꯕ ꯉꯝꯗꯦ ꯍꯣꯏ ꯐꯔꯦꯗ ꯑꯩꯅ ꯊꯣꯛꯄ ꯇꯧꯍꯧꯕ ꯌꯥꯔꯅꯤ ꯂꯦꯝꯕꯤ ꯁꯅꯥ ꯆꯥꯛ ꯊꯣꯡꯅ ꯃꯤꯡꯁꯦꯜ ꯀꯟꯅ ꯌꯦꯡꯂꯤ ꯑꯁ ꯑꯩꯒꯤ ꯁꯛꯁꯦ ꯈꯔ ꯊꯤꯖꯤꯟꯕ ꯃꯥꯜꯂꯤ ꯍꯟꯗꯛ ꯃꯧ ꯑꯅꯧꯕꯤꯅꯤ ꯏꯁꯥꯗꯅ ꯆꯥꯛ ꯈꯔ ꯊꯣꯡꯕꯁꯤꯗ ꯃꯩꯈꯨꯒ ꯈꯨꯕꯁꯤꯗ ꯍꯦꯟꯅ ꯃꯨꯁꯤꯜꯂꯦ ꯀꯨꯆꯨꯁꯤ ꯑꯩꯒꯤ ꯀꯨꯆꯨꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯃꯥꯟꯁꯤꯜꯂꯛꯇꯧꯔꯤ ꯃꯧ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯑꯗꯧꯅꯦꯃꯨꯛ ꯃꯁꯤꯒꯤ ꯀꯨꯝꯂꯤꯅ ꯅꯥꯕꯁꯤꯁꯨ ꯉꯦꯛꯇ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯃꯤꯡꯁꯦꯜꯁꯤ ꯌꯦꯡꯕ ꯐꯪꯂꯣꯏꯗꯕꯅꯦꯕ ꯅꯣꯡꯃꯇ ꯃꯧ ꯃꯅꯥꯒꯁꯦ ꯄꯥꯟꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯁꯤꯒꯤ ꯃꯧꯁꯤꯕꯣ ꯈꯨꯝꯃꯣꯏ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯦ ꯃꯧ ꯅꯪꯕꯨ ꯅꯅꯥꯗ ꯁꯦꯒꯥꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯅꯀꯨꯕꯨ ꯑꯩꯅ ꯀꯧꯔꯤꯕꯒꯁꯤ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯣ ꯆꯨꯞꯀꯣꯃꯤ ꯈꯨꯝꯃꯣꯏ ꯃꯁꯛꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯑꯥꯒꯤ ꯐꯖꯗꯧꯅ ꯍꯥꯏꯕꯤ ꯀꯝꯕꯣꯡ ꯆꯥꯛ ꯆꯥꯕꯒꯤ ꯑꯃꯥꯡꯕ ꯃꯥꯟꯕꯤꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯆꯞ ꯆꯥꯅꯗꯧꯅꯤ ꯃꯁꯤꯒꯤ ꯀꯨꯝ ꯂꯩꯅꯥꯁꯤ ꯃꯧ ꯇꯥꯗ꯭ꯔꯒ ꯇꯣꯗ ꯏꯆꯥꯅꯒ ꯅꯥꯕꯁꯤꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯂꯪꯕ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯃꯀꯨꯕꯣꯛꯅ ꯀꯧꯕ ꯂꯦꯞꯈꯤꯕꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯐꯖꯅ ꯊꯤꯗꯣꯛꯂꯒ ꯃꯊꯟꯇ ꯆꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯈꯔ ꯈꯨꯖꯤꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯁꯤꯅ ꯑꯩꯁꯦ ꯁꯛ ꯊꯤꯖꯤꯟꯍꯜꯂꯦꯕ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯍꯨꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯅꯥꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ ꯇꯥꯗ ꯃꯤꯒꯤ ꯅꯥꯍꯨꯝꯁꯤꯗ ꯀꯟꯅ ꯊꯥꯖꯤꯜꯂꯛꯏꯁꯤꯕꯣ ꯉꯥꯎꯗꯦ ꯉꯥꯎꯗꯕꯒꯤꯅꯤ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯁꯤ ꯅꯉꯣꯟꯗ ꯉꯥꯎꯗ꯭ꯔꯒ ꯀꯔꯤꯒꯤ ꯐꯨꯔꯛꯏꯅꯣ ꯅꯥꯏꯅꯤ ꯈꯪꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯑꯩꯗꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯀꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯊꯤꯕꯣꯡ ꯆꯥꯈꯤꯕꯒꯤ ꯂꯨꯈꯥꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯤꯡꯁꯦꯜ ꯌꯦꯡꯉ ꯂꯩꯔꯗꯤ ꯀꯥꯎꯕ ꯍꯥꯏꯕꯁꯦ ꯃꯁꯥ ꯇꯥꯕꯅꯤ ꯁꯤꯕꯨ ꯑꯩꯅ ꯀꯥꯎꯒꯦ ꯍꯥꯏꯅ ꯀꯥꯎꯕ꯭ꯔꯣ ꯇꯥꯗ ꯀꯥꯎꯒꯦ ꯌꯥꯎꯅ ꯀꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯆꯥꯛ ꯂꯣꯏꯕꯒ ꯕꯥꯖꯤꯁꯤ ꯆꯥꯛ ꯄꯤꯖꯔꯝꯃꯣ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯄꯤꯖꯧꯔꯒꯦ ꯌꯥꯔꯦ ꯄꯤꯖꯔꯣ ꯑꯩꯅ ꯄꯤꯖꯔꯝꯃꯦ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯁꯦ ꯃꯤꯡꯁꯦꯜ ꯌꯦꯡꯅ ꯂꯩꯔ ꯂꯥꯎ ꯍꯥꯏꯗꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ ꯁꯣꯜꯂꯤꯕ ꯏꯄꯥꯁꯦ ꯁꯦꯕꯥ ꯇꯧꯅ ꯄꯨꯔꯛꯈꯤꯕꯅꯤ ꯀꯔꯤ ꯑꯩꯕꯨ ꯅꯄꯥ ꯀꯨꯝꯂꯩꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯁꯦ ꯁꯦꯕꯥ ꯇꯧꯅ ꯄꯨꯔꯛꯈꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤꯅꯦ ꯏꯄꯥꯒꯤ ꯁꯦꯕꯥ ꯐꯥꯎ ꯇꯧꯕ ꯀꯥꯟꯅꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯕ ꯂꯩꯁꯥꯕꯤꯒ ꯆꯥꯗꯅ ꯑꯩꯉꯣꯟꯗ ꯂꯩꯔꯛꯏꯗꯣ ꯅꯪꯗꯤ ꯃꯧꯁꯥꯕꯤ ꯑꯣꯏꯔꯝꯃꯤꯗꯅ ꯀꯔꯤ ꯑꯩꯕꯨ ꯃꯧꯁꯥꯕꯤ ꯀꯥꯏꯅ ꯀꯅꯥꯅ ꯍꯥꯏ ꯅꯪꯉꯣꯟꯗ ꯑꯩ ꯃꯧꯁꯥꯕꯤꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯝꯕ ꯈꯨꯜ ꯑꯗꯨꯗꯒꯤ 이비에만 거위 누피면은 앵원다 낭이 와리 부모 씻날리 돌아가면 강럽라 마두기 하누비도 마타우디 레이타나 마나 가리기 미곤다 파울라는 땀슬리노 얄 소이다 람차 좀 비사비르까 후직디 낭이 와리 부모 이칸 아두나 나 후직다기 아이기 음시 레이비 얄 아이소 따생 밀레사비 이바 나비시부 세바 파선 떠비게다비 마티오르게 티오로 짜차르게 끼레 하이 아두거네 낭노 부르고 미셀 매암시스 부자고 ꯀꯥꯏ ꯈꯣꯠꯇꯅ ꯇꯧꯔꯒ ꯁꯣꯛꯄꯟꯕ ꯇꯧꯅꯅꯤ ꯄꯨꯈꯤꯅꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯝꯇꯅꯦ ꯅꯪꯒꯤ ꯌꯨꯝꯁꯦ ꯊꯅꯝꯃꯣꯏ ꯑꯩꯅ ꯐꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯂꯣꯏꯅ ꯄꯨꯈꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯗꯕꯅꯤ ꯄꯨꯔꯦ ꯆꯠꯂꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯟꯗꯅ ꯅꯇꯨꯡ ꯏꯟꯕꯤꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯗꯤ ꯃꯤꯡꯁꯦꯜꯁꯤꯡ ꯑꯗꯨ ꯑꯆꯧꯕ ꯑꯄꯥꯛꯄ ꯐꯤ ꯑꯃꯗ ꯀꯤꯁꯤꯟꯗꯨꯅ ꯌꯣꯝꯁꯤꯜꯂꯒ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯁꯥꯃꯨ ꯑꯃꯗꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯁꯟꯊꯤꯁꯩ ꯀꯟꯅ ꯇꯥꯔꯤꯉꯩ ꯃꯆꯥꯅꯨꯄꯤꯅ ꯃꯀꯣꯛꯇ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯣꯛꯏ ꯃꯈꯣꯏꯅꯤꯃꯛ ꯑꯩꯈꯣꯏ ꯃꯄꯥ ꯑꯥꯗ ꯆꯪꯉꯛꯏꯁꯤꯕꯨ ꯅꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯄꯥ ꯂꯦꯝꯕꯤꯁꯅꯥꯅꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯣꯡꯃꯇ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯕꯩꯁꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯦꯅꯦ ꯃꯃꯥ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯩꯈꯣꯏ ꯄꯥꯕ ꯇꯨꯃꯤꯟ ꯂꯩꯔꯁꯤ ꯅꯆꯥꯅꯨꯄꯤꯁꯤ ꯌꯧꯁꯤꯜꯂꯛꯏ ꯍꯣꯏ ꯅꯣꯛꯄ ꯈꯪꯖꯤꯜꯂꯒ ꯇꯨꯃꯤꯟ ꯂꯩꯔꯒꯦ
ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄꯁꯤꯗ ꯅꯀꯣꯛꯇ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯃꯒ ꯂꯥꯛꯏꯕꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯅꯣꯛꯄ ꯀꯥꯁꯦ ꯊꯦꯡꯒꯠꯄ ꯉꯝꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯁꯥꯎꯅ ꯅꯣꯛꯅꯤ ꯏꯃꯥ ꯄꯥꯕ ꯅꯈꯣꯏꯅꯤꯗꯤ ꯑꯩꯒꯤ ꯁꯛꯁꯤ ꯎꯔꯒ ꯅꯣꯛꯅꯤꯕ꯫ ꯍꯥꯏ ꯀꯔꯝ ꯍꯥꯏꯅ ꯅꯣꯛꯂꯣꯏꯗꯧꯔꯤꯕꯅꯣ ꯍꯥ? ꯅꯀꯣꯛꯇꯨꯗ ꯅꯁꯥꯒ ꯆꯥꯟꯅꯗꯕ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯃꯒ ꯊꯥꯡꯒꯠꯂꯒ ꯄꯨꯔꯒ ꯆꯪꯂꯛꯑꯦ꯫ ꯌꯦꯡꯕꯗꯗꯤ ꯈꯨꯜꯂꯛ ꯆꯪꯗꯨꯅ ꯄꯣꯠ ꯌꯣꯟꯕꯗꯨ ꯃꯥꯜꯂꯨꯔꯦꯅꯤ ꯏꯃꯥꯗꯤ꯫ ꯁꯥꯃꯨꯅ ꯃꯃꯥ ꯅꯣꯛꯑꯅꯨ ꯌꯥꯔꯦ, ꯅꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯒꯤ ꯄꯣꯠꯌꯣꯝꯁꯤ ꯑꯃꯨꯛꯇ ꯊꯥꯡꯗꯕꯤꯔꯨꯁꯨ ꯆꯠꯂꯨ꯫ ꯁꯟꯊꯤ ꯄꯥꯏꯔꯨꯕꯒꯤ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯨꯒꯦ, ꯑꯗꯨꯒꯅꯦ ꯏꯃꯥ ꯊꯥꯡꯊꯒꯦꯀꯣ꯫ ꯍꯣꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯨꯔꯒ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯀꯣꯛꯇꯒꯤ ꯄꯣꯠꯌꯣꯝ ꯑꯆꯧꯕꯗꯨ ꯊꯥꯡꯊꯕꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯀꯞꯇꯨꯅ ꯃꯄꯥꯒ ꯃꯃꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯗꯨꯅ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯌꯥꯅꯕ ꯃꯑꯣꯡꯗ꯫ ꯁꯥꯃꯨꯅ ꯌꯥꯔꯦ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯅꯗꯤ ꯍꯥꯏꯕꯤꯈꯤꯗ꯭ꯔꯣ ꯍꯥ, ꯂꯝꯆꯠ ꯑꯃꯗꯤ ꯍꯩꯅꯕꯤ ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯐꯕ ꯈꯟꯗꯅ ꯌꯨꯝ 100 ꯄꯥꯜꯂꯕꯁꯨ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯆꯟꯅꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯩꯒꯤ ꯀꯔꯤ ꯂꯝꯆꯠꯅꯣ ꯁꯦꯝꯗꯣꯛꯇꯣꯏꯁꯤ ꯄꯥꯕ? ꯅꯃꯥꯗ ꯇꯥꯈꯠꯂꯨ, ꯑꯩ ꯃꯅꯤꯡ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ꯫ ꯅꯃꯥ ꯅꯆꯥ ꯋꯥꯔꯤ ꯇꯧꯔꯝꯃꯨ꯫ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥꯗꯤ ꯌꯥꯝ ꯇꯥꯔꯝꯃꯅꯤ꯫ ꯅꯌꯨꯝꯗ ꯄꯥꯟꯈꯤꯅꯨ ꯌꯥꯗꯈꯩ ꯄꯥꯜꯂꯨꯔꯒ ꯅꯝꯕꯣ ꯊꯥꯕꯣ ꯑꯃꯨꯛ ꯇꯧꯔꯒ ꯍꯜꯂꯛꯏꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ? ꯈꯠꯅꯔꯒ ꯍꯜꯂꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯄꯥ ꯍꯅꯨꯕ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯑꯗꯨꯒꯤꯅꯦ ꯁꯦꯕꯥ ꯇꯧꯋꯤ, ꯑꯩꯅ ꯇꯧꯕꯤꯗꯕ ꯆꯥꯛꯀ ꯄꯤꯖꯗꯕ ꯏꯃꯥ ꯀꯥꯎꯁꯤꯟꯅꯔꯒ ꯑꯗꯨꯒꯤ ꯁꯥꯎꯔꯒ ꯇꯥꯟꯊꯣꯔꯛꯏꯕ ꯑꯩ꯫ ꯏꯃꯥ ꯏꯕꯦꯝꯃ ꯅꯪ ꯁꯤꯕꯨ ꯀꯔꯝ ꯇꯧꯗꯨꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯗ ꯄꯥꯜꯂꯨꯏ ꯆꯟꯅꯗꯦ, ꯑꯃꯗ ꯄꯥꯜꯂꯨꯏ ꯆꯟꯅꯗꯦ꯫ ꯌꯥꯔꯦ ꯁꯤꯗꯩꯗꯤꯅꯦ ꯅꯌꯨꯝꯒ ꯑꯃꯠꯇ ꯄꯥꯟꯕꯤꯔꯅꯨ꯫ ꯑꯩꯅꯦ ꯏꯃꯥꯏꯁꯦ ꯎꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗꯒ ꯑꯃꯠꯇ꯫ ꯄꯥꯜꯂꯔꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯅꯤ ꯏꯄꯥꯝꯁꯤꯗ꯫ ꯂꯩꯔꯣ ꯑꯗꯨꯅ ꯐꯔꯦ꯫ ꯊꯝꯖꯤꯜꯂꯨꯔꯣ ꯅꯪꯒꯤ ꯃꯤꯡꯁꯦꯜꯒꯁꯦ ꯏꯃꯥꯅꯦ, ꯅꯪꯒꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝꯁꯤ ꯎꯕꯗ ꯀꯣꯛꯀꯁꯤ ꯀꯔꯤꯅꯣꯝ ꯇꯧꯔꯦ꯫ ꯇꯧꯅꯤ ꯅꯣꯏꯗꯤ ꯊꯝꯖꯤꯟꯖꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯂꯦꯝꯕꯤꯁꯅꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯐꯤ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯀꯩꯊꯦꯜ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯄꯗ ꯐꯖꯇꯣꯟꯒ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃꯒ ꯐꯤ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯂꯦꯝꯕꯤꯁꯅꯥꯅ, ꯏꯃꯥ ꯑꯥꯗꯒꯤꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯀꯗꯥꯏꯗꯅ ꯌꯦꯡꯗꯣꯏꯕꯣ ꯑꯩꯗꯤ ꯎꯗꯦꯅꯦ ꯑꯃꯠꯇ꯫ ꯇꯨ ꯑꯁꯤꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯑꯃꯒ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯑꯃꯒ ꯐꯤ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣꯃꯤ ꯏꯃꯥ ꯅꯪꯕꯣ? ꯑꯣ ꯎꯔꯦ ꯑꯁꯤꯗꯤ ꯏꯅꯝꯃ ꯐꯖꯇꯣꯟ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯗꯣ ꯃꯥꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯧꯁꯤꯅ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯅꯪ ꯑꯃꯨꯛꯇ ꯍꯪꯉꯣ ꯏꯃꯥ꯫ ꯍꯣꯏ ꯏꯃꯥ ꯍꯪꯒꯦ꯫ ꯏꯅꯝꯃ ꯏꯅꯝꯃ ꯐꯖꯇꯣꯟ ꯅꯠꯇ꯭ꯔꯣ? ꯐꯖꯇꯣꯟ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ, ꯑꯧ ꯃꯥꯅꯦ꯫ ꯍꯥꯏꯃ ꯅꯨꯡꯁꯤꯇꯣꯝꯕꯤꯌꯥ ꯅꯪ ꯑꯣꯏꯔꯦ? ꯏꯅꯝꯃꯗꯤ ꯀꯅꯥꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯏꯅꯝꯃ ꯀꯔꯤ ꯂꯩꯔꯝꯃꯤꯅꯣ? ꯃꯥꯅ ꯀꯅꯥꯅꯣ ꯏꯅꯝꯃ? ꯐꯤ ꯂꯩꯔꯝꯕꯅꯤ, ꯃꯥꯔꯣ ꯏꯃꯧ ꯅꯨꯄꯤꯅꯤ, ꯏꯆꯥ ꯅꯨꯄꯥ ꯈꯣꯏꯃꯨꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯁꯛꯀꯁꯤ ꯐꯖꯗ꯭ꯔꯥ ꯂꯦꯝꯕꯤꯁꯅꯥꯗꯒꯤ ꯍꯦꯟꯅ? ꯍꯣꯏ ꯐꯖꯩꯌꯦ ꯏꯅꯝꯃ꯫ ꯊꯥ ꯁꯨꯖꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯤ ꯈꯔꯅꯦ ꯁꯨꯝ ꯂꯩꯕꯤꯔꯝꯕꯅꯤꯗ꯫ ꯑꯣ ꯑꯗꯨꯗꯤꯏꯅꯝꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯅꯝꯃꯁꯨ ꯂꯩꯍꯧꯔꯦꯀꯣ, ꯏꯃꯧꯒꯤ ꯐꯤ ꯐꯖꯕ ꯈꯤꯇ ꯈꯜꯍꯧꯈꯤꯒꯦ꯫ ꯂꯦꯝꯕꯤꯁꯅꯥ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯣꯏꯃꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯂꯩꯔꯝꯕꯗꯨꯗ꯫ ꯃꯥꯅꯗꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯩꯁꯤꯟꯒꯦ ꯈꯟꯖꯔꯨꯕꯅꯤ꯫ ꯏꯃꯥ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯁꯥꯎꯅꯤꯡꯒꯨꯅꯨ ꯏꯃꯥꯒꯤ ꯂꯦꯝꯕꯤꯁꯅꯥ, ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯩ ꯍꯌꯦꯡꯃꯛ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯥꯟ ꯇꯧꯔꯨꯒꯦ ꯈꯪꯉꯤ꯫ ꯅꯄꯥꯒꯩꯒꯅꯦ ꯃꯥꯏ ꯈꯨꯅꯕ ꯁꯤꯜꯂꯒꯗꯨꯀꯣ ꯅꯪ ꯁꯤꯜꯂꯛꯀꯅꯨ꯫ ꯁꯤꯜꯂꯣꯏ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤ ꯑꯩ ꯂꯃꯟ ꯑꯃꯨꯛꯇꯪꯗꯤ ꯁꯤꯜꯂꯨꯒꯦ ꯏꯃꯥ꯫ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯅꯪ ꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ? ꯈꯣꯏꯃꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯪꯂꯛꯏ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ꯫ ꯃꯆꯥꯅ ꯍꯔꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯐꯖꯇꯣꯟꯅ, ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯏ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯏꯃꯥ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨꯗꯨꯅꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯗꯧꯔꯦ ꯍꯥꯏꯕꯗꯥꯏꯅꯦ, ꯃꯗꯨꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯅꯪꯒꯤ ꯁꯦꯜꯁꯤ ꯄꯨꯈ꯭ꯔꯣ, ꯑꯩꯅꯁꯨ ꯈꯔ ꯍꯥꯞꯂꯕꯅꯦ ꯍꯥꯏꯗꯅ ꯄꯤꯔꯛꯏꯕ, ꯁꯤꯗꯕꯨ ꯍꯔꯥꯎꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯗꯅ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯉꯔꯥꯡꯗꯤ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕꯤꯗꯣ ꯀꯩꯊꯦꯜꯗ ꯊꯦꯡꯅꯩꯅꯦ ꯃꯃꯥꯒ꯫ ꯃꯥ ꯅꯨꯡꯉꯥꯏꯕ ꯇꯥꯟꯈꯠꯂꯛꯄꯗ ꯃꯥꯒꯤ ꯋꯥꯔꯤꯒ ꯇꯧꯔꯨꯁꯤꯗ꯫ ꯍꯣꯏ ꯂꯩꯔꯥꯡꯅ, ꯗꯥꯗꯥ ꯏꯆꯦꯗꯨꯒ ꯑꯩꯈꯣই ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝꯁꯤꯗ, ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯏꯃꯥ? ꯐꯖꯇꯣꯟꯅ, ꯏꯃꯥꯒꯤ ꯂꯩꯔꯥꯡ ꯅꯪꯅ ꯈꯪꯂꯣꯏ ꯃꯥꯒꯤ ꯂꯤꯆꯠ, ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯈꯣꯏꯃꯨꯅ, ꯂꯩꯔꯥꯡ ꯃꯥꯗꯤ ꯃꯤꯡꯁꯦꯜꯗꯤ ꯌꯥꯝ ꯉꯥꯎꯏ,
ꯑꯗꯨꯅ ꯃꯤꯃꯥꯟꯅꯗꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯗꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯀꯩꯗꯧꯅꯨꯡꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅꯔꯤꯉꯩꯗ ꯃꯥꯗꯤ ꯂꯥꯛꯄ ꯂꯥꯛꯏ ꯇꯣꯋꯥꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯕ ꯂꯥꯛꯏꯅꯣ ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯀꯣꯟꯕꯤꯁꯤꯅ ꯂꯦꯝꯕꯤ ꯁꯅꯥ ꯁꯥꯎꯅ ꯂꯥꯛꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯗ ꯀꯔꯤꯅꯣ ꯃꯣꯏꯇꯥꯗꯅ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯁꯅꯥ ꯀꯔꯤ ꯇꯧꯗꯅꯤ ꯃꯣꯏꯇꯥꯗꯅ ꯑꯁꯤꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤꯁꯦ ꯂꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯩꯔꯥꯡꯅꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯌꯥꯝ ꯆꯥꯎꯔꯤꯗꯨꯕꯨ ꯂꯦꯝꯕꯤ ꯁꯅꯥ ꯀꯩꯒꯤ ꯁꯥꯎꯗꯅꯤ ꯑꯩ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯩ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ ꯀꯔꯤ ꯅꯨꯄꯤ ꯑꯍꯜ ꯍꯥꯏꯕ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯔꯣ ꯍꯥ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯂꯒ ꯆꯟꯅꯗꯗꯨꯅ ꯍꯜꯂꯛꯂꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯁꯤꯅꯤꯅꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩ ꯌꯨꯝ ꯄꯥꯜꯂꯨꯔꯦꯗꯤ ꯃꯔꯩꯗꯨ ꯀꯛꯊꯠꯀꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯠꯂꯣꯅꯦ ꯂꯩꯁꯦ ꯊꯠꯂꯣ ꯅꯪꯗꯤꯅꯦ ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯅꯌꯨꯝꯗ ꯂꯦꯡꯗꯅ ꯃꯤꯡꯁꯦꯜꯗꯨ ꯀꯣꯜꯂꯒ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯒꯗꯧꯅꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯤꯁꯤꯗꯤ ꯑꯩꯗꯤ ꯊꯤꯗ ꯌꯥꯗꯕ ꯏꯃꯥ ꯍꯅꯨꯕꯤꯁꯦ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯈꯣꯏꯃꯣꯏꯒꯤꯗꯤ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯂꯩꯔꯥꯡ ꯑꯃ ꯂꯩꯖꯔꯦ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯂꯩꯔꯥꯡ ꯑꯃꯃꯨꯛ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯕꯦꯝꯃ ꯅꯪꯁꯦ ꯅꯃꯥꯏꯗꯤ ꯑꯣꯀꯥꯛ ꯀꯟꯕꯖꯥꯠꯅꯤ ꯃꯥꯡꯗ ꯄꯥꯜꯂꯤꯕ ꯅꯃꯥꯏꯗꯣ ꯇꯨꯡꯗ ꯄꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔꯁꯨ ꯇꯝꯃꯨ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯂꯨꯕꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯕꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯄꯟꯖꯥꯎꯅꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯆꯥꯝꯃ ꯂꯣꯟꯕꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯔꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯜꯂꯨꯔꯒ ꯅꯄꯥꯝꯅ ꯍꯜꯂꯛꯇꯨ ꯂꯩꯕ ꯃꯇꯝꯗ ꯃꯤꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯅꯒꯅꯤ ꯃꯁꯤ ꯈꯪꯅ ꯈꯣꯡ ꯊꯥꯡꯒꯗꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯗꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯐꯖꯇꯣꯟꯅ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯃꯁꯤꯕꯨ ꯋꯥꯈꯜꯒ ꯇꯥꯔꯕ ꯖꯥꯠꯂꯣ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯈꯪꯗꯦꯗ ꯏꯃꯥ ꯃꯥꯅ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯅ ꯂꯩꯔꯥꯡꯅ ꯗꯥꯗꯥ ꯑꯩꯕꯨ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯟꯕꯤꯌꯨ ꯑꯩ ꯀꯣꯛꯁꯤ ꯀꯔꯤꯅꯣꯝ ꯇꯧꯔꯦ ꯍꯣꯏ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯩꯔꯥꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯨꯛꯇꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯀꯞꯇꯨꯅ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯃꯤꯡꯁꯦꯜ ꯄꯨꯝꯕ ꯊꯨꯒꯥꯏꯕꯗꯨꯗ ꯁꯥꯃꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯕꯅꯣ ꯃꯤꯡꯁꯦꯜꯒ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯤꯕꯁꯤꯕꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣꯅꯦ ꯅꯪꯕꯣ ꯍꯣꯏ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯈꯤꯒꯦ ꯂꯦꯝꯕꯤ ꯁꯅꯥ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯃꯤꯡꯁꯦꯜꯒꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯤꯕꯁꯤꯕꯣ ꯂꯦꯝꯕꯤ ꯁꯅꯥ ꯀꯞꯂꯗꯨꯅ ꯃꯥ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯡꯁꯦꯜ ꯃꯌꯥꯝꯁꯦ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯃꯁꯤꯗꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯥꯟꯇꯤ ꯐꯪꯂꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯉꯥꯎꯔꯤꯉꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯈꯥ ꯇꯥꯍꯧꯔꯦ ꯏꯃꯥ ꯃꯤꯡꯁꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯒꯦ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯁꯅꯥ ꯅꯍꯥꯛ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕꯀꯣ ꯏꯃꯥ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯅꯤ ꯁꯨꯅ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯑꯩꯅ ꯃꯤꯡꯁꯦꯜꯗ ꯃꯐꯝ ꯃꯇꯝ ꯈꯪꯗꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯦꯡꯕ ꯃꯍꯥꯛꯇꯤ ꯃꯤꯒꯤ ꯅꯨꯄꯥ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯦ ꯏꯃꯥ ꯁꯥꯃꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯆꯦꯞꯊꯗꯨꯅ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯏꯆꯥꯗꯤꯅꯦ ꯅꯃꯥꯒꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯨ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯂꯁꯤ ꯏꯆꯥꯁꯤꯗꯤ ꯏꯆꯥꯅ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯄꯥꯅ ꯑꯄꯪꯕ ꯃꯍꯦꯛ ꯐꯥꯔꯨꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯎꯁꯤꯠꯇꯕꯤ ꯐꯔꯛꯁꯦ ꯑꯃꯨꯛ ꯍꯧꯔꯦ ꯃꯤ ꯑꯩꯅ ꯀꯞꯄꯤꯁꯦ ꯐꯥꯒꯤꯒꯤ ꯃꯑꯣꯡꯗ ꯃꯃꯥ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯑꯩ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯒꯦ ꯀꯩꯊꯦꯜꯗꯒꯤ ꯑꯩ ꯉꯥ ꯂꯩꯕ ꯆꯠꯂꯦꯀꯣ ꯃꯃꯥ ꯕꯣꯌꯥꯏꯅ ꯍꯩ ꯏꯕꯦꯊꯣꯏ ꯅꯆꯥꯁꯤꯡꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯅꯠꯇꯦ ꯃꯣꯏ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤ ꯃꯇꯝ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯅ ꯇꯧꯔꯤꯁꯦ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯒꯅꯦ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯅꯔꯤꯉꯩꯗ ꯃꯈꯣꯏꯗꯤ ꯂꯥꯛꯄ ꯂꯥꯛꯑꯦꯗꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯌꯦꯟ ꯅꯠꯇ꯭ꯔꯅꯦ ꯍꯩꯃꯥ ꯀꯗꯥꯏꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤꯗꯀꯣ ꯍꯩ ꯕꯦꯝꯃ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯌꯦꯟꯅꯣ ꯄꯨꯔꯛꯂꯤꯕꯁꯤꯕꯣ ꯑꯕꯦꯝ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗꯨꯒꯤ ꯃꯁꯤꯗ ꯏꯇꯦ ꯇꯦꯊꯔꯒꯅꯦ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯄꯅꯦ ꯏꯃꯥ ꯇꯣꯟꯗꯣꯟ ꯏꯃꯥ ꯏꯆꯦꯅꯅꯦ ꯌꯦꯟꯁꯦ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯐꯥꯈꯤꯕꯒꯤ ꯋꯥꯅꯤꯗ ꯌꯦꯟꯁꯦ ꯈꯪꯉꯕ
ꯆꯦꯟꯕꯒ ꯅꯪꯍꯧꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯅ ꯌꯦꯟ ꯐꯥꯔꯦꯅ ꯂꯥꯎꯕ ꯑꯁ ꯈꯨꯅꯨꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯍꯩꯃ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗ ꯀꯣꯏꯗꯤ ꯍꯥꯏ ꯑꯕꯦꯝ ꯅꯪꯕꯨ ꯈꯖꯤꯛꯇꯪꯁꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯐꯅꯁꯨ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯅꯤ ꯅꯪꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯅ ꯃꯧꯅ ꯂꯩꯔꯗꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯂꯒ ꯐꯤꯕꯨ ꯁꯥꯕꯅꯦ ꯑꯃꯕꯨ ꯇꯧꯕꯅꯦ ꯌꯨꯝ ꯀꯣꯏꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯤꯆꯠꯁꯦ ꯑꯃꯠꯇ ꯆꯠꯇꯦ ꯍꯥꯏꯅꯤ ꯑꯁ ꯏꯃꯥ ꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯑꯩꯈꯣꯏꯅ ꯌꯣꯛꯄꯤꯔꯒ ꯂꯣꯏꯔꯦ ꯃꯤ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯕꯅ ꯌꯦꯟꯁꯦ ꯕꯣꯌꯥꯏꯅ ꯑꯩ ꯕꯦꯝꯃ ꯏꯄꯥꯒꯤ ꯑꯕꯦꯝ ꯁꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯃꯤꯒꯤ ꯌꯦꯟꯗꯣ ꯊꯥꯗꯣꯛꯄꯤꯔꯨꯔꯣ ꯆꯠꯂꯣ ꯃꯄꯨꯅꯅꯦ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯅꯔꯝꯃꯅꯤ ꯑꯁ ꯄꯥꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯁꯤ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯕꯤꯔꯁꯦꯕ ꯍꯩ ꯕꯦꯝꯃ ꯃꯤ ꯃꯄꯨꯅ ꯃꯥꯡꯂ ꯍꯥꯏꯗꯅ ꯊꯤꯅꯔꯝꯃꯅꯤꯅꯦ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅ ꯉꯥꯎꯊꯤꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯇꯣꯟꯗꯣꯟ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯤ ꯀꯅꯥꯝ ꯈꯪꯍꯧꯗꯕꯅꯤ ꯃꯤ ꯃꯄꯨ ꯂꯩꯇꯕꯒꯤ ꯊꯥꯗꯣꯛꯑꯒ ꯊꯝꯕꯅꯤ ꯍꯩ ꯏꯕꯦꯊꯣꯏ ꯅꯆꯥꯁꯤꯡꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯩ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯕꯦꯝꯃ ꯑꯕꯦꯝ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕ ꯐꯠꯇꯦꯀꯣ ꯂꯥꯎ ꯏꯃꯥꯒ ꯄꯤꯔꯨꯔꯁꯤ ꯃꯄꯨꯗꯨꯅꯅꯦ ꯃꯥꯡꯂꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯅꯤ ꯑꯁ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯅꯣꯏꯁꯤꯗꯤꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯅꯨꯕꯤ ꯏꯇꯦꯛꯇꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅ ꯂꯣꯏꯖꯕ ꯌꯦꯟꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯋꯥꯠꯂꯝꯕꯗꯒꯤ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯑꯩꯒꯤ ꯌꯦꯟꯗꯨꯕꯣ ꯑꯔꯥꯡꯕꯤ ꯀꯨ ꯁꯅꯥꯌꯥꯏꯅ ꯍꯩꯃꯥ ꯏꯟꯗꯣꯟꯒꯤ ꯌꯦꯟ ꯃꯥꯡꯈ꯭ꯔꯕꯣ ꯍꯣꯏꯅꯦ ꯁꯅꯥꯌꯥꯏ ꯅꯈꯣꯏꯕꯨ ꯎ ꯂꯥꯛꯄ꯭ꯔꯣ ꯏꯟꯗꯣꯟꯗꯤ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯊꯤꯗꯧꯔꯤꯁꯤꯕꯣ ꯏꯟꯗꯣꯟꯒꯤ ꯌꯦꯟꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯆꯨꯗꯨꯕꯨ ꯀꯔꯝ ꯇꯧꯒꯦ ꯏꯕꯨꯡꯉꯣ ꯏꯟꯗꯣꯟꯒꯤꯗꯤ ꯑꯔꯥꯡꯕꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯁꯣꯏꯗ꯭ꯔꯦ ꯏꯟꯗꯣꯟ ꯀꯔꯤ ꯆꯤꯡꯅꯔꯤꯕ ꯇꯝꯃꯨꯅꯦ ꯏꯟꯗꯣꯟꯗ ꯅꯠꯇꯦ ꯅꯪꯕꯨ ꯎꯕ꯭ꯔꯣ ꯍꯣꯏ ꯏꯟꯗꯣꯟ ꯎꯏ ꯍꯥꯏꯇꯥꯔꯦ ꯃꯈꯥꯔꯣꯝꯒꯤ ꯇꯥꯗ ꯕꯣꯌꯥꯏꯒꯤ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯈꯤꯕ ꯎꯍꯧꯏ ꯑꯩꯁꯨ ꯂꯩꯔꯛꯏꯕꯣꯏ ꯈꯟꯗꯅ ꯍꯪꯕꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯇꯣꯡ ꯆꯥꯈꯤꯗ꯭ꯔꯕꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯟꯗꯣꯟ ꯑꯁꯨꯝꯅ ꯏꯇꯦꯛ ꯆꯩꯁꯨꯗꯨꯒ ꯇꯞꯂꯤ ꯕꯣꯌꯥꯏꯒꯤ ꯃꯌꯨꯝꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯔꯦ ꯁꯨꯃꯥꯡꯗ ꯑꯕꯦꯝꯅ ꯌꯦꯟꯗꯨ ꯀꯣꯜꯂꯒ ꯃꯄꯥꯟꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯕꯥꯕꯥ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯕꯥꯕꯥ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯕ ꯑꯕꯦꯝ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯌꯦꯟꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯍꯥꯏ ꯕꯣꯌꯥꯏ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯗꯤ ꯑꯩꯒꯤ ꯌꯦꯟꯗꯣ ꯃꯨꯟꯅꯔꯤ ꯖꯥꯠ ꯑꯣꯏꯔꯦ ꯀꯗꯥꯏ ꯄꯤꯔꯣ ꯑꯩ ꯂꯥꯛꯂꯤꯉꯩꯁꯤꯗꯅꯦ ꯄꯨꯖꯍꯧꯔꯒꯦ ꯏꯟꯗꯣꯟ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯃꯉꯥꯎ ꯊꯦꯝꯃꯟꯕꯁꯤꯗ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯟꯗꯣꯟꯅ ꯈꯔ ꯄꯨꯕꯤꯈ꯭ꯔꯣ ꯍꯩ ꯑꯕꯦꯝ ꯀꯗꯥꯏ ꯅꯕꯣꯛꯅ ꯂꯥꯛꯂꯤꯉꯩꯗꯨꯗꯅꯦ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯌꯦꯡꯅꯦ ꯏꯆꯥꯒꯤꯁꯨ ꯑꯃ ꯂꯩꯒꯦ ꯄꯥꯕꯅ ꯄꯤꯔꯣ ꯀꯗꯥꯏ ꯌꯦꯟꯕꯨ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯊꯥꯗꯣꯛꯂꯒ ꯊꯝꯃꯤꯅꯦ ꯑꯗꯨꯗꯤ ꯃꯄꯨ ꯂꯩꯇꯕꯩ ꯈꯟꯗꯅ ꯅꯨꯡꯁꯤꯗꯅ ꯌꯣꯛꯅꯕꯅ ꯄꯨꯔꯛꯄꯅꯤ ꯁꯦ ꯂꯧꯖꯔꯣꯕꯣ ꯑꯗꯣꯕꯣ ꯍꯌꯦꯡꯈꯩꯗꯤ ꯌꯦꯟꯁꯦ ꯊꯥꯗꯣꯛꯂꯒ ꯊꯝꯕꯤꯒꯅꯨꯀꯣ ꯍꯣꯏ ꯑꯕꯣꯛꯅꯅꯦ ꯁꯦꯟꯅꯕ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯂꯣꯏꯕꯤꯔꯒꯦꯕꯣ ꯏꯕꯦꯊꯣꯏꯅ ꯍꯥꯏ ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄ ꯁꯦ ꯄꯤꯈ꯭ꯔꯣꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯑꯕꯣ ꯁꯦ ꯂꯧꯖꯔꯣ ꯃꯔꯝ ꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗ ꯏꯁꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯑꯕꯦꯝ ꯃꯧꯄꯥ ꯅꯨꯄꯥ ꯇꯣꯟꯗꯣꯟꯒ ꯍꯧꯅꯗꯨꯅ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯔꯥꯡ ꯂꯥꯡꯖꯗꯨꯅꯇ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯃꯤꯠ ꯌꯥꯝꯅ ꯌꯥꯝꯕ ꯐꯖꯕꯕꯨꯗ ꯄꯥꯝꯕ ꯑꯅꯧꯕ ꯈꯣꯏꯗꯥꯕ ꯂꯣꯌꯨꯝꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯂꯣꯌꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩꯅ ꯏꯇꯥꯎ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄꯁꯤꯗꯤ ꯃꯌꯥꯝꯁꯦ ꯊꯛꯄꯤ ꯆꯥꯕꯤ ꯀꯩꯅꯣ ꯈꯔ ꯇꯧꯁꯤꯗꯅ ꯈꯝꯕꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯗꯨꯏ ꯋꯥꯗꯤ ꯀꯩꯅꯣ ꯁꯦꯜ ꯍꯥꯏꯔ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯂꯩꯔꯤ ꯀꯩꯅꯣ ꯇꯣꯝꯕꯅ ꯍꯣꯏꯅꯦ ꯀꯥꯟꯅꯗꯦ ꯃꯇꯥꯎ ꯂꯣꯌꯨꯝꯕ ꯀꯗꯥꯏ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯆꯥꯅꯕ ꯊꯤꯔꯨꯁꯤ ꯍꯩꯃꯥ ꯉꯟꯃꯟꯗ꯭ꯔꯣ ꯅꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯌꯥꯝꯅ ꯃꯇꯝ ꯋꯥꯠꯂꯤꯁꯤꯕꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯤꯔꯗꯤ ꯂꯣꯏꯔꯦ ꯅꯣꯏꯁꯨ
ꯈꯝꯕꯅ ꯈꯔ ꯉꯟꯅ ꯊꯤꯖꯤꯜꯍꯧꯕꯅ ꯐꯅꯤ ꯈꯟꯕꯩꯅꯤꯗ ꯀꯅꯥ ꯈꯪꯅꯤ ꯑꯃꯨꯛ ꯐꯪꯗ꯭ꯔꯗꯤ ꯍꯌꯦꯡ ꯅꯛꯁꯤꯜꯂꯛꯑꯒ ꯇꯣꯝꯕꯅ ꯃꯥꯅꯤꯅꯦ ꯁꯥꯗ ꯅꯠꯇꯦ ꯌꯨꯁꯨ ꯂꯩꯁꯤꯜꯍꯧꯕꯅ ꯐꯔꯕꯅꯤ ꯂꯣꯌꯨꯝꯕꯅ ꯍꯣꯏꯅꯦ ꯑꯗꯣ ꯏꯇꯥꯎ ꯃꯌꯥꯝꯅ ꯄꯥꯝꯕꯗꯣ ꯑꯩ ꯂꯩ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯃꯗꯤ ꯃꯌꯥꯝ ꯌꯥꯗꯦꯀꯣ ꯄꯣꯏꯔꯩꯅ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯒꯨꯔꯨꯅ ꯍꯥꯏꯕꯕꯨ ꯀꯩꯗꯧ ꯌꯥꯗꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯔꯒꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨꯗꯤ ꯆꯍꯤ ꯌꯧꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯄꯤꯒꯗꯕ ꯅꯈꯣꯏꯅ ꯈꯝꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯐꯥꯎ ꯃꯃꯤꯡ ꯀꯥꯎꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯅꯤ ꯌꯥꯝꯃꯟꯗꯅ ꯑꯗꯨꯒ ꯑꯅꯧꯕ ꯑꯃꯃꯨꯛ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯠꯇꯦ ꯆꯟꯕꯨ ꯆꯟꯈꯤꯗ꯭ꯔꯣ ꯍꯦꯔꯦ ꯇꯥꯎ ꯅꯨꯄꯤ ꯀꯣꯏꯕꯕꯨ ꯃꯁꯤꯡ ꯂꯩꯕ꯭ꯔꯣ ꯑꯅꯧꯕ ꯊꯣꯛ ꯂꯩꯈꯩ ꯑꯩꯗꯤ ꯑꯗꯨꯝ ꯀꯣꯏꯗꯣꯏꯅꯤ ꯑꯩꯁꯨ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯂꯣꯏ ꯇꯧꯔꯤ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯄꯦꯜꯍꯜꯂꯤ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯔꯤ ꯑꯗꯨꯒꯩꯗꯤ ꯌꯥꯝ ꯀꯨꯏꯅ ꯀꯣꯏꯕꯗꯤ ꯇꯜꯂꯤ ꯑꯅꯧꯕ ꯍꯦꯛꯇ ꯁꯤꯟꯅꯤꯡꯉꯤ ꯏꯇꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯒꯨꯜ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯍꯥꯏꯒꯦ ꯄꯣꯏꯔꯩꯅ ꯃꯥꯅꯤ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯃ ꯀꯣ ꯍꯟꯗꯛꯇꯤ ꯐꯥꯔꯒ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯣꯌꯨꯝꯕꯅ ꯍꯦ ꯐꯥꯔꯒ ꯂꯧꯕꯒꯗꯤ ꯄꯨꯟꯁꯤꯗ ꯇꯧꯔꯣꯏ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯅꯨꯄꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯀꯩꯅꯣ ꯇꯣꯝꯕꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯗꯤ ꯁꯅꯥꯅꯤꯗꯅ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯕꯤꯕꯅ ꯅꯨꯄꯤ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯧꯕ ꯀꯣꯏꯅꯤꯡꯉꯤꯕꯅꯤꯅ ꯀꯣꯏꯒꯗꯕꯅꯤ ꯁꯦꯜ ꯃꯌꯥꯝꯗꯣ ꯅꯨꯄꯤꯁꯤꯡꯗ ꯈꯔ ꯈꯥꯏꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯂꯣꯌꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯄꯥꯝꯃꯨꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯅꯨꯄꯤ ꯁꯤꯟꯗꯨꯅ ꯀꯣꯏꯔꯒ ꯅꯨꯄꯤꯗ ꯀ꯭ꯔꯣꯁꯥ ꯇꯧꯕꯗ ꯀꯔꯤꯁꯨ ꯀꯤꯕꯤꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯅꯧꯕꯕꯨꯗ ꯄꯥꯝꯕ ꯅꯨꯄꯥꯅꯤ ꯈꯝꯕꯅ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯨꯄꯤ ꯎꯅꯒꯗꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯂꯦꯝ ꯂꯩꯇꯣꯏꯁꯤꯕꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯆꯟꯕꯤꯅ ꯎꯅꯗ ꯌꯥꯗꯦꯅ ꯀꯟꯅ ꯇꯛꯂꯛꯄꯅꯤꯅꯦ ꯅꯍꯥꯟꯗꯣ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯎꯅꯔꯤꯉꯩꯗ ꯃꯥꯅ ꯎꯠꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩ ꯃꯥ ꯎꯅꯕ ꯇꯜꯂꯦꯕꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯩ ꯅꯈꯣꯏ ꯀꯅꯥꯅꯣꯝ ꯑꯃ ꯆꯠꯂꯒ ꯑꯩꯗꯣ ꯌꯥꯝ ꯀꯟꯅ ꯅꯍꯧꯏ ꯍꯥꯏꯗꯅ ꯑꯝꯇ ꯇꯝꯃꯨꯁꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯧ ꯃꯥꯟꯗ꯭ꯔꯦꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯆꯟꯕꯤꯅ ꯎꯅꯗ ꯌꯥꯗꯦꯅ ꯀꯟꯅ ꯇꯛꯄꯅꯤꯅꯦ ꯅꯍꯥꯟꯗꯣ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯎꯅꯔꯤꯉꯩꯗ ꯃꯥꯅ ꯎꯠꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩ ꯃꯥ ꯎꯅꯕ ꯇꯜꯂꯦꯕꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯩ ꯅꯈꯣꯏ ꯀꯅꯥꯅꯣꯝ ꯑꯃ ꯆꯠꯂꯒ ꯑꯩꯗꯣ ꯌꯥꯝ ꯀꯟꯅ ꯅꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯃꯨꯁꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯁꯤ ꯀꯅꯥ ꯉꯝꯅꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥ ꯉꯝꯅꯤ ꯍꯥꯏꯌꯣ ꯑꯉꯝꯕ ꯃꯤꯗ ꯑꯩꯅ ꯁꯦꯜ ꯄꯤꯅꯤ ꯃꯌꯥꯝꯗꯣ ꯑꯩ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯂꯣꯌꯨꯝꯕꯅ ꯌꯥꯔꯦ ꯑꯩ ꯍꯥꯏꯔꯒꯦ ꯈꯔ ꯍꯦꯟꯅ ꯂꯨꯕ ꯃꯥꯟꯅꯕ ꯑꯃꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯅꯈꯣꯏ ꯂꯣꯏꯅ ꯍꯨꯞꯇꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯁꯤ ꯐꯔꯦ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯝꯃꯒꯦ ꯁꯤ ꯅꯈꯣꯏꯒꯤ ꯁꯦꯜ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯂꯣꯌꯨꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯆꯟꯕꯤꯗ ꯊꯦꯝꯕꯗ ꯊꯥꯖꯔꯦ ꯆꯟꯕꯤ ꯂꯣꯌꯨꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯅꯥꯕ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯟꯕꯤ ꯂꯣꯌꯨꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯗ ꯂꯣꯌꯨꯝꯕ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯊꯣꯛꯂꯛꯏ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯦꯝꯃ ꯏꯃꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩ ꯇꯥꯗ ꯂꯣꯌꯨꯝꯕꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨ ꯂꯥꯛꯆꯕꯅꯤ ꯍꯩꯃ ꯃꯥꯗꯤ ꯂꯩꯇꯦꯅꯦ ꯉꯁꯥꯏꯗꯒꯤ ꯆꯠꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯃꯥꯗꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯃꯪꯒꯣꯜꯗꯅꯦ ꯉꯥꯏꯍꯥꯛꯇ ꯐꯝꯂꯨ ꯂꯥꯛꯑꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯟꯅꯕꯤꯔꯣ ꯏꯃꯥ ꯑꯩ ꯇꯥꯗ ꯂꯣꯌꯨꯝꯕꯒ ꯈꯪꯅꯖꯕꯅꯤ ꯃꯥ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯍꯪꯕ ꯂꯥꯛꯆꯕꯅꯤ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯂꯣꯌꯨꯝꯕꯕꯨ ꯃꯁꯥ ꯉꯝꯗꯦꯕ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦꯅ ꯃꯥꯗꯤ ꯑꯩꯅ ꯉꯔꯥꯡ ꯇꯥꯗꯗꯣ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯇꯝꯂꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯐꯔꯦ ꯑꯗꯣ ꯃꯥꯗꯤ ꯂꯩꯇꯦꯅꯦ ꯀꯝꯗꯧꯁꯤꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯆꯟꯕꯤ ꯀꯧꯏ ꯏꯃꯥꯅ ꯑꯩ ꯂꯥꯛꯃꯦ ꯍꯥꯏꯗꯨꯅ ꯈꯔ ꯇꯝꯕꯤꯌꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯒꯦ
ꯊꯥꯔꯣ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ꯫ ꯅꯣꯡꯃ ꯀꯥꯡꯗꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯃꯥꯕꯨ ꯍꯪꯕ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯅꯦ ꯃꯨꯟꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯣꯌꯨꯝꯕ ꯌꯨ ꯇꯞ ꯇꯥꯃꯈꯩ ꯉꯥꯎꯔꯗꯨꯅ ꯃꯌꯨꯝ ꯊꯥꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯣ ꯏꯃꯥ, ꯏꯃꯧ, ꯑꯣ ꯄꯂꯦꯝ, ꯄꯂꯦꯝ ꯃꯄꯣꯛꯄꯤ, ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯂꯣꯌꯨꯝꯕ ꯃꯅꯤ ꯃꯇꯨꯝ ꯂꯥꯛꯆꯔꯦ, ꯊꯣꯡ ꯍꯥꯡꯉꯣ ꯏꯃꯥ꯫ ꯃꯅꯝꯁꯤꯗꯤ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯁꯤ ꯂꯣꯌꯨꯝꯕ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯏꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯕꯗꯤ ꯏꯃꯥꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯂꯣꯌꯨꯝꯕ ꯉꯥꯎꯔꯤ ꯉꯥꯎꯔꯤ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯅꯆꯥꯅ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ? ꯅꯆꯥꯅ ꯍꯤꯡꯂꯤꯕꯁꯦ ꯄꯂꯦꯝ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯏꯃꯥ, ꯃꯥꯒꯤꯅꯦ ꯅꯆꯥ ꯂꯣꯌꯨꯝꯕꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯅꯪꯅ ꯌꯨ ꯑꯗꯨꯝ ꯊꯛꯂꯤꯕꯗꯤ? ꯅꯪ ꯏꯃꯥꯕꯨ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ꯫ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯌꯥꯗꯗꯅ ꯈꯤꯇꯪ ꯊꯛꯆꯤꯜꯂꯨꯔꯤꯕ, ꯌꯥꯝꯗꯦ ꯈꯤꯇꯪꯅꯤ ꯏꯃꯥ꯫ ꯍꯥꯏ, ꯈꯖꯤꯛꯇꯪ ꯊꯛꯂꯒꯕꯨ ꯑꯁꯨꯝꯅ ꯅꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯊꯣꯛꯇ ꯂꯩꯒꯗ꯭ꯔꯣ? ꯅꯪ ꯆꯠꯂꯨ ꯌꯥꯝ ꯊꯨꯅꯅꯦ ꯅꯁꯥꯒꯤ ꯀꯥꯗ ꯆꯪꯉꯨ ꯆꯠꯂꯨ꯫ ꯏꯃꯥ ꯄꯥꯡꯒꯜ ꯌꯥꯝ ꯁꯣꯜꯂꯤ, ꯅꯪ ꯊꯥꯡꯕꯒ ꯉꯝꯃꯣꯏꯀꯣ ꯏꯃꯥ꯫ ꯑꯩꯈꯣꯏ ꯏꯃꯥ ꯁꯤꯃꯕ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯉꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩꯅ ꯏꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯜꯂꯣꯏꯕ? ꯊꯥꯔꯣ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯁ꯭ꯔꯣ ꯁ꯭ꯔꯣ ꯆꯤꯡꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯣ ꯃꯁꯥꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯕꯨ ꯆꯠꯇꯧꯔꯦ ꯅꯣꯡ ꯉꯥꯜꯂꯛꯄꯒ? ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ? ꯍꯩ, ꯏꯁꯧ ꯇꯧꯕ ꯅꯠꯇꯦ, ꯉꯥꯏꯈꯣ, ꯉꯁꯤꯗꯤꯅꯦ ꯏꯃꯥꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯁꯤ꯫ ꯇꯧꯔꯛꯑꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ꯫ ꯀꯔꯤꯅꯣ? ꯁꯖꯥ ꯍꯥꯏꯔꯣꯕ, ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ꯫ ꯀꯔꯤ ꯊꯕꯛ? ꯅꯪ ꯀꯔꯤ ꯊꯕꯛ ꯂꯩꯒꯦꯕ? ꯏꯃꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯌꯥꯗꯨꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯒꯗꯨꯅꯗ ꯂꯥꯛꯏ, ꯑꯗꯨꯒ ꯅꯪꯅꯗꯤ ꯏꯃꯥꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯌꯦꯡꯗꯦ꯫ ꯏꯃꯥ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯏꯃꯥ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯞꯀꯅꯨꯕꯁꯤ, ꯑꯩ ꯂꯥꯟꯖꯔꯦꯕ꯫ ꯌꯦꯡꯉꯨ, ꯅꯄꯥ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯌꯣꯛꯂꯛꯄꯗ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯍꯟꯗꯕ ꯌꯥꯎꯏ? ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯝꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯤꯁꯥ ꯄꯨꯁꯥ ꯊꯛꯆꯤꯟ ꯆꯥꯁꯤꯟꯗꯅ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯔꯒ ꯅꯪꯒꯤ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯎꯅꯅꯕ꯭ꯔꯣ ꯏꯃꯥꯅ ꯅꯪꯕꯨ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩ? ꯏꯃꯥ, ꯍꯣꯏ, ꯑꯩ ꯊꯛꯄ ꯉꯥꯎꯕ ꯈꯔ ꯄꯥꯝꯃꯤ, ꯍꯣꯏ ꯌꯥꯏ, ꯑꯗꯣ ꯑꯩ ꯇꯧꯗꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯣ ꯑꯩ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏ ꯍꯥꯏꯁꯤꯗꯤ ꯏꯃꯥꯗ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯤꯕ? ꯃꯤꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ, ꯌꯨꯝꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯅꯪꯕꯨ ꯍꯪꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯁꯤꯒꯨꯝꯕꯁꯤ ꯄꯥꯝꯗꯦꯀꯣ ꯂꯣꯌꯨꯝꯕ꯫ ꯂꯣꯌꯨꯝꯕ ꯇꯤꯡꯉꯛ ꯏꯃꯥ, ꯃꯈꯣꯏꯅ ꯍꯧꯖꯤꯜꯂꯛꯄꯩꯅꯤ ꯏꯃꯥ꯫ ꯑꯩꯒꯤ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏꯗꯣ ꯑꯩꯅ ꯌꯨꯝꯗ ꯀꯧꯕꯁꯨ ꯅꯠꯇꯦꯕ, ꯑꯗꯨꯒ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏꯗꯣ ꯏꯃꯥ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤꯕꯀꯣ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯁꯤ, ꯅꯨꯄꯥ ꯃꯌꯨꯝꯗꯕꯨ꯫ ꯍꯩ, ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ꯫ ꯐꯔꯦ, ꯍꯧꯈꯤꯕꯗꯨꯅ ꯍꯧꯈ꯭ꯔꯦ, ꯌꯥꯔꯦ꯫ ꯑꯗꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯆꯥ ꯋꯥꯈꯜ ꯇꯥꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯏꯃꯥꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯔꯣꯏ꯫ ꯑꯗꯣ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ, ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯔꯨꯒꯦꯕ, ꯌꯨꯗꯤ ꯊꯛꯑꯣꯏꯀꯣ? ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯅꯪ? ꯍꯣꯏꯕ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯊꯥꯖꯗ꯭ꯔꯒ ꯍꯣꯔꯦꯟ ꯃꯅꯝ ꯅꯝꯖꯧ꯫ ꯐꯔꯦ, ꯁꯤꯅ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏ ꯌꯥꯔꯅꯤ ꯏꯃꯥ, ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯃꯥ꯫ ꯉꯥꯏꯈꯣ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ, ꯊꯦꯡꯅ ꯃꯝꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ, ꯐꯠꯇꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯂꯣꯌꯨꯝꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯍꯧꯅꯗꯨꯅ ꯅꯨꯄꯤ ꯃꯊꯪ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯕꯦꯝ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯦ ꯉꯧꯁꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯌꯥꯏꯅ, ꯑꯩ ꯃꯃꯥ, ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤꯀꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯧꯅꯦ, ꯌꯦꯡꯉꯨ, ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯀꯦ ꯁꯦꯝꯗꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯃꯌꯨꯝ ꯄꯥꯟꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤ꯫
ꯑꯗꯨꯒ ꯃꯥꯅ ꯃꯄꯥ ꯅꯨꯄꯥꯁꯤꯒ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤꯅꯦ ꯅꯠꯇꯦ ꯅꯆꯥꯁꯤꯕꯨ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯜꯍꯜꯂꯔꯣꯏꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯤꯕꯨ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯆꯟꯅꯗꯧꯔꯤꯅꯣꯅꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛ ꯋꯥꯇꯦꯟ ꯄꯤꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯕ ꯇꯥꯔꯦꯃꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯑꯩ ꯈꯛꯇꯅ ꯉꯥꯡꯕꯁꯨ ꯇꯥꯗ꯭ꯔꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯈꯔ ꯉꯥꯡꯕ ꯆꯩꯕ ꯌꯥꯏ ꯀꯩꯅꯣ ꯍꯩ ꯑꯩꯅ ꯃꯄꯥ ꯑꯣꯏꯔꯕꯁꯨ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯁꯥꯡꯅꯩ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯑꯩꯅ ꯋꯥꯔꯛꯂꯕꯗꯤ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯅꯤꯡꯉꯩꯅꯦ ꯑꯗꯨꯅꯅꯤ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯑꯩ ꯍꯥꯏꯒꯦ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯅꯦ ꯁꯥꯟꯅꯍꯧꯕꯅꯤ ꯅꯪ ꯈꯔ ꯍꯥꯏꯌꯨ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯏꯕꯦꯝꯃꯧ ꯑꯕꯦꯝ ꯂꯩꯇꯥꯔꯕ꯭ꯔꯥ ꯅꯪꯕꯣ ꯑꯁ ꯃꯤꯅ ꯉꯥꯛꯇꯪ ꯁꯥꯟꯅꯔꯤꯀꯥꯟꯁꯤ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ ꯄꯥꯈꯣꯟ ꯑꯃꯨꯛ ꯁꯤꯗꯣꯏ ꯑꯣꯏꯔꯝꯅꯤ ꯇꯣꯟꯗꯣꯟ ꯅꯪ ꯑꯝꯇ ꯆꯠꯂꯣꯕ ꯏꯃꯥꯅ ꯄꯥꯈꯣꯟ ꯁꯤꯗꯣꯏ ꯑꯣꯏꯔꯝꯅꯤ ꯑꯁ ꯏꯆꯦ ꯅꯪ ꯁꯤꯃ ꯄꯥꯈꯣꯟ ꯁꯤꯔꯝꯗꯥꯏꯗꯗꯤ ꯑꯩ ꯍꯦꯛꯇ ꯆꯠꯍꯜꯂꯦ ꯑꯗꯨꯒ ꯉꯥꯃꯣꯛ ꯂꯩꯔꯦꯅ ꯀꯧꯔꯛꯄꯗꯅ ꯑꯩ ꯎꯍꯟꯗꯅ ꯍꯦꯛꯇ ꯆꯥꯊꯣꯛ ꯂꯩꯔꯝꯃꯤ ꯑꯁ ꯃꯊꯪꯗꯩꯗꯤꯅꯦ ꯅꯪꯒꯤ ꯂꯣꯏꯅ ꯄꯤꯖꯗꯣꯏꯅꯤ ꯆꯠꯂꯣꯕꯁꯦ ꯇꯨ ꯑꯃꯁꯦ ꯂꯥꯎ ꯂꯥꯎꯗꯅ ꯀꯧ ꯂꯩꯔꯦꯕ ꯆꯠꯂꯣꯃꯤ ꯃꯈꯣꯟꯁꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯕ ꯇꯣꯟꯗꯣꯟ ꯂꯥꯛꯄ ꯎꯕꯗ ꯏꯕꯦꯊꯣꯏꯅ ꯍꯥꯏ ꯅꯆꯦꯗꯤ ꯀꯩ ꯄꯥꯈꯣꯟꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯏꯆꯦꯗꯨ ꯆꯠꯂꯨ ꯌꯥꯗꯦ ꯍꯥꯏ ꯄꯥꯈꯣꯟ ꯁꯤꯒꯦ ꯍꯥꯏꯗꯅ ꯀꯧꯕ ꯅꯠꯇꯦ ꯅꯆꯦꯗꯣ ꯂꯥꯛꯇ ꯂꯥꯎ ꯍꯥꯏꯌꯨ ꯅꯣꯏꯒꯤꯁꯦ ꯏꯆꯦꯗ ꯉꯥꯃꯣꯛꯄꯤꯗꯨ ꯑꯣꯏꯔꯝꯃꯤ ꯀꯗꯥꯏ ꯑꯩꯒꯤꯗꯤ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯉꯥꯃꯣꯛꯅꯣ ꯂꯩꯇꯦ ꯅꯆꯦ ꯀꯧꯔꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯇꯧꯁꯤꯟꯅ ꯑꯣꯏꯔꯝꯃꯤ ꯃꯣꯏꯒꯤꯁꯦ ꯑꯩ ꯈꯪꯉꯝꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟ ꯃꯅꯥꯇꯣꯟꯗ ꯁꯨꯛꯇꯣꯛꯇꯨꯅ ꯃꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯆꯦ ꯏꯆꯦ ꯑꯣꯏꯅ ꯂꯥꯛꯑꯣꯏ ꯑꯁ ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯍꯣ ꯉꯥꯃꯣꯛ ꯄꯤꯖꯗꯨ ꯑꯣꯏꯔꯝꯅꯤ ꯏꯆꯦ ꯑꯣꯏꯅ ꯂꯥꯛꯑꯣꯏ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯔꯒꯦꯀꯣ ꯉꯥꯃꯣꯛ ꯑꯣꯏꯔꯗꯤ ꯅꯪꯒꯤꯁꯨ ꯄꯨꯕꯤꯔꯒꯦ ꯏꯆꯦꯅ ꯑꯕꯦꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯛꯇꯨꯅ ꯑꯃꯣꯠꯄ ꯃꯈꯨꯠ ꯑꯗꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯇꯤꯡꯊꯣꯔꯛꯏ ꯀꯗꯥꯏ ꯄꯤꯔꯣ ꯀꯔꯤꯕꯣ ꯑꯩꯒꯤ ꯉꯥꯃꯣꯛ ꯆꯠꯊꯣꯍꯩ ꯀꯗꯥꯏꯗꯒꯤ ꯉꯥꯃꯣꯛꯅꯣ ꯀꯩꯅꯣ ꯇꯣꯟꯗꯣꯟꯅꯗꯤ ꯉꯥꯃꯣꯛ ꯄꯤꯖꯗꯧꯅꯦꯅ ꯑꯩ ꯂꯥꯛꯑꯣꯅ ꯍꯥꯏꯁꯤꯗꯤ ꯏꯕꯦꯊꯣꯏ ꯁꯥꯎꯅ ꯆꯩ ꯀꯣꯏꯊꯤ ꯊꯤ ꯄꯤꯒꯦ ꯅꯃꯤꯠ ꯎꯁꯤꯜꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯤꯠ ꯎꯁꯤꯜꯂꯦ ꯁꯦ ꯀꯗꯥꯏꯅꯣ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯊꯣꯏꯅ ꯆꯩꯅ ꯀꯜꯂꯛꯂꯝꯃꯤ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯆꯩꯅ ꯐꯨꯔꯤꯁꯤꯕꯣ ꯉꯥꯃꯣꯛ ꯄꯤꯅꯦ ꯍꯥꯏꯔꯒ ꯉꯥꯎꯕꯅꯦ ꯅꯪꯒꯤ ꯆꯞ ꯆꯥꯔꯕ ꯉꯥꯃꯣꯛꯅꯦꯗꯣ ꯈꯪꯉꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯁꯨꯝ ꯁꯥꯟꯅꯗ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯤꯕꯨ ꯁꯥꯕꯋꯣ ꯌꯨꯝꯕꯨ ꯄꯨꯕꯋꯣ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯤ ꯍꯥꯏ ꯏꯃꯨꯡꯗꯒꯤ ꯁꯅꯥꯕꯨꯟꯗꯣ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣ ꯑꯁ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯥꯏ ꯄꯨꯊꯣꯔꯛꯎ ꯑꯕꯦꯝ ꯁꯥꯎꯅ ꯁꯦ ꯍꯥꯏ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯠꯂꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤꯅꯦ ꯏꯁꯤꯡ ꯂꯥꯛꯈꯠꯂꯨꯁꯨ ꯆꯠꯂꯣ ꯏꯃꯤ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣ ꯑꯩ ꯁꯅꯥꯕꯨꯟ ꯄꯨꯕ ꯍꯩꯇꯤ ꯍꯥꯏ ꯆꯩꯁꯤ ꯎꯕ꯭ꯔꯁꯦ ꯎꯕ꯭ꯔꯣ ꯁꯤ ꯄꯥꯝꯗ꯭ꯔꯗꯤꯅꯦ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯏꯁꯤꯡ ꯁꯣꯛꯂꯒ ꯄꯨꯔꯛꯀꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯁꯥꯎꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯄꯨꯕ ꯍꯩꯇꯗꯅ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯊꯥꯡꯂꯛꯂꯤꯕ ꯃꯇꯧꯗꯨ ꯂꯣꯌꯝꯕꯒꯤ ꯀꯥꯡꯕꯨꯅ ꯎꯔꯝꯃꯤ ꯈꯝꯕꯅ ꯏꯇꯥꯎ ꯑꯥꯗꯒꯤꯁꯤ ꯌꯦꯡꯉꯨꯅꯦ ꯄꯣꯏꯔꯩꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯕꯕꯨ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯇꯣꯝꯕꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯇꯨ ꯑꯥꯗꯒꯤꯁꯤ ꯌꯦꯡꯉꯨ ꯂꯣꯌꯨꯝꯕ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯏ ꯀꯩꯅꯣ ꯁꯤꯕꯣ ꯎꯔꯦ ꯁꯛꯇ ꯆꯨꯗ ꯅꯤꯡꯊꯤꯔꯕꯤ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯊꯃꯣꯏ ꯃꯍꯤ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯑꯕꯦꯝꯕ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯃꯤꯠ ꯀꯨꯀꯨꯟꯅꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯑꯕꯦꯝꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯈꯝꯕꯅ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯀꯥꯏꯗꯒꯤꯅꯣ ꯄꯣꯏꯔꯩꯅ ꯑꯁꯤꯔꯣ ꯈꯪꯉꯤꯗ ꯁꯤ ꯁꯦꯜꯁ ꯂꯧꯁꯤꯜꯂꯣ ꯑꯗꯨꯒ ꯍꯥꯏꯔꯣ ꯃꯥꯒꯤ ꯃꯔꯝꯗ ꯄꯣꯏꯔꯩ ꯁꯦꯜ ꯂꯧꯔꯒ ꯍꯔꯥꯎꯅ ꯑꯁꯤꯕꯨꯔꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯥꯃꯕꯨꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯅꯤ
ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯅꯦ ꯁꯤ ꯑꯗꯨꯅꯅꯦ ꯏꯁꯤꯡꯁꯤ ꯐꯥꯎ ꯄꯨꯕ ꯍꯩꯇ ꯇꯧꯔꯤꯁꯤ ꯈꯝꯕꯅ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣꯃ ꯈꯟꯕ ꯃꯥꯜꯂꯤꯗ ꯂꯣꯌꯨꯝꯕꯅ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯩꯅ ꯂꯧꯒꯗꯕ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯥꯕꯨ ꯌꯥꯍꯟꯕ ꯉꯝꯅꯤ ꯍꯦꯔꯥ ꯊꯨꯠ ꯂꯥꯎꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯍꯟꯕꯕꯨ ꯀꯩꯅꯣꯅꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯇꯥꯎꯒꯤ ꯁꯤꯟꯕꯤꯈ꯭ꯔꯗꯨꯅꯤ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯥꯏꯔꯨꯁꯣ ꯑꯕꯦꯝꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁ ꯀꯩꯅꯣ ꯁꯤ ꯀꯣꯟꯁꯤꯕꯨ ꯑꯁꯨꯛ ꯂꯨꯝꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥ ꯁꯤꯟꯅꯕ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤ ꯁꯤꯕꯨ ꯀꯩꯅꯣꯕ ꯇꯧꯔꯤꯁꯤ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯒꯁꯦ ꯕ꯭ꯔꯣꯛ ꯕ꯭ꯔꯣꯛ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅꯕ ꯄꯣꯏꯔꯩꯅ ꯇꯥꯟꯅꯔꯛꯏ ꯑꯕꯦꯝ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯏꯔꯣ ꯀꯗꯣꯝꯗꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯑꯃꯨꯛ ꯇꯥ ꯄꯣꯏꯔꯩ ꯑꯩꯒꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯁꯥꯟꯅꯔꯤꯔꯣ ꯍꯥ ꯑꯁ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤꯕ ꯁꯥꯎꯈꯤꯅꯨꯕ ꯑꯗꯣ ꯑꯩ ꯄꯨꯕꯤꯔꯧꯔꯥ ꯅꯪꯒꯤꯁꯦ ꯍꯦ ꯌꯥꯔꯦ ꯑꯩ ꯀꯩꯁꯨ ꯃꯇꯦꯡ ꯅꯤꯗꯦꯀꯣ ꯅꯊꯧꯗꯤ ꯐꯖꯅ ꯂꯩꯇꯕꯖꯥꯠꯅꯤ ꯅꯪꯁꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯨꯝ ꯄꯨꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯀꯔꯤ ꯑꯁꯨꯛ ꯋꯥꯅ ꯄꯨꯔꯤꯕ ꯑꯩꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯈꯨꯟꯅꯝꯁꯤ ꯁꯦꯠꯆꯤꯜꯂꯛꯇꯅꯕ ꯁꯤꯅꯤ ꯅꯪ ꯈꯝꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯑꯕꯦꯝ ꯀꯩ ꯍꯥꯏꯅꯣ ꯃꯥꯅ ꯅꯪꯅ ꯇꯧꯁꯦ ꯁꯣꯅꯣ ꯆꯨꯔ ꯃꯥꯜꯂꯦ ꯊꯕꯛꯀꯁꯨ ꯑꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯈꯔ ꯊꯦꯝꯖꯤꯜꯂꯨ ꯂꯩꯍꯧꯔꯣ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯏꯁꯤꯅ ꯊꯕꯛ ꯌꯥꯝ ꯂꯩꯇ꯭ꯔꯕ ꯅꯣꯏꯁꯨ ꯈꯝꯕꯅ ꯍꯣꯏ ꯂꯩꯍꯧꯔꯒꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯑꯩꯒꯤ ꯃꯇꯥꯎ ꯂꯣꯏꯌꯨꯝꯕꯁꯦ ꯃꯥꯅ ꯅꯪꯕꯨ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏ ꯏꯇꯥꯎ ꯂꯥꯛꯑꯣ ꯁꯤꯗ ꯂꯣꯏꯌꯨꯝꯕ ꯆꯦꯜꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯈꯝꯕꯅ ꯏꯇꯥꯎ ꯁꯤ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯜꯅꯤ ꯑꯕꯦꯝ ꯀꯧꯕꯅꯤ ꯈꯪꯅꯧ ꯑꯕꯦꯝꯅ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯜꯅꯤ ꯀꯥꯏꯅ ꯃꯁꯤꯗꯤ ꯊꯕꯛ ꯍꯧꯔꯒꯦꯗꯣ ꯂꯣꯌꯨꯝꯕꯅ ꯑꯩꯒꯤ ꯃꯤꯡ ꯂꯣꯌꯨꯝꯕ ꯀꯧꯖꯩ ꯈꯪꯅꯁꯤ ꯃꯁꯤꯗꯤ ꯈꯪꯉꯤ ꯇꯧꯒꯦ ꯑꯣꯍꯣ ꯍꯣꯏ ꯌꯥꯏꯌꯦ ꯈꯪꯅꯁꯤ ꯑꯗꯣ ꯇꯥ ꯄꯣꯏꯔꯩꯅ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯄꯨꯕꯤꯒꯦ ꯍꯥꯏꯕꯅꯤ ꯁꯤ ꯅꯪ ꯑꯣꯏꯅ ꯄꯨꯕꯤꯔꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯑꯗꯣ ꯇꯥ ꯈꯝꯕꯅ ꯂꯣꯏ ꯈꯪꯕꯅꯦꯕ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯃꯥꯗ ꯁꯤꯟꯅꯔꯝꯃꯣ ꯏꯃꯥꯗꯅꯦ ꯏꯁꯤꯡꯇ ꯍꯥꯏ ꯂꯩꯍꯧꯕꯅꯦꯕ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯈꯤꯒꯦꯀꯣ ꯈꯝꯕꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯩ ꯄꯨꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯄꯣꯏꯔꯩꯅ ꯏꯇꯥꯎ ꯀꯗꯥꯏꯗ ꯄꯤꯔꯣ ꯑꯩ ꯄꯨꯕꯤꯒꯦ ꯌꯥꯗꯦ ꯁꯤꯗꯤ ꯑꯩ ꯄꯨꯒꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯅ ꯑꯩꯉꯣꯟꯗ ꯄꯨ ꯍꯥꯏꯔꯝꯕꯅꯤ ꯃꯌꯥꯝꯗꯨꯅ ꯁꯤꯗꯤ ꯍꯦꯂꯣꯏ ꯑꯣꯛꯅꯔꯦꯗꯅ ꯁꯤꯗꯤ ꯂꯣꯌꯨꯝꯕꯅ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯧ ꯀꯩꯝ ꯀꯥꯏꯗꯦ ꯃꯥꯅꯦ ꯑꯩ ꯍꯦꯂꯣꯏ ꯑꯣꯛꯅꯔꯦ ꯏꯇꯥꯎ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯔꯝꯃꯤ ꯇꯣꯝꯕꯅ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯌꯥꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯑꯝꯇ ꯀꯣꯏꯔꯣꯏ ꯑꯩ ꯑꯕꯦꯝꯁꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯈꯝꯕꯅ ꯑꯗꯨꯗꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯔꯝꯗꯥꯏꯒꯤ ꯑꯅꯧꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯕꯦꯝꯗ ꯇꯥꯔꯕ ꯇꯁꯦꯡꯅ ꯂꯣꯌꯨꯝꯕꯒꯤ ꯋꯥꯈꯜ ꯄꯨꯝꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯑꯕꯦꯝ ꯎꯔꯨꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯠꯇ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯌꯨꯝꯕ ꯑꯕꯦꯝꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯈꯝꯕꯅ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯏꯇꯥꯎꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯀꯔꯤꯅꯣꯍꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯩ ꯑꯕꯦꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨ ꯄꯣꯏꯔꯩꯅ ꯍꯦꯔꯦ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯔꯦꯗꯅ ꯑꯕꯦꯝꯒꯤꯕꯨ ꯑꯩꯈꯣꯏꯅꯁꯨ ꯀꯟꯅ ꯍꯥꯏꯔꯤꯕꯅꯤ ꯌꯥꯗ꯭ꯔꯒꯅ ꯃꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯀꯣꯛ ꯊꯥꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯁꯨ ꯌꯥꯏ ꯑꯩ ꯑꯕꯦꯝꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯒꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯈꯝꯕꯅ ꯐꯔꯦ ꯏꯇꯥꯎ ꯑꯕꯦꯝꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯁꯨꯝ ꯂꯨꯝꯕꯗꯗꯤ ꯀꯥꯟꯅꯔꯣꯏ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯦꯕ ꯑꯩ ꯏꯃꯥꯗ ꯐꯖꯅ ꯋꯥꯔꯤꯗꯨ ꯁꯥꯔꯒꯦ ꯑꯗꯨꯒ ꯏꯃꯥ ꯑꯣꯏꯅ ꯍꯥꯏꯍꯜꯂꯁꯤ ꯄꯣꯏꯔꯩꯅ ꯃꯥꯅꯦ ꯃꯔꯨꯞ ꯅꯠꯇ꯭ꯔꯕꯗꯤ ꯑꯕꯦꯝꯒꯤ ꯃꯇꯧꯁꯤꯗ ꯊꯥꯖꯗ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯨꯄꯥꯒ ꯀꯣꯏꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯔꯝꯃꯣꯏ ꯃꯁꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯊꯔꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯈꯝꯕꯅ ꯏꯃꯥ ꯍꯩꯃꯥ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯈꯝꯕꯅ ꯏꯃꯥ ꯋꯥꯔꯨꯕ ꯑꯝꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯩꯃꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯠꯇꯦ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯣꯌꯨꯝꯕꯒꯤ ꯅꯨꯄꯤ ꯑꯃꯇ ꯍꯥꯏꯅꯕ ꯆꯠꯄꯤꯗꯦ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯌꯨꯝꯁꯤꯗ ꯃꯥꯕꯨ ꯍꯪꯕ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯃꯨꯛ ꯍꯥꯏꯕ ꯆꯠꯇꯧꯔꯤꯕꯁꯤꯅ ꯍꯩ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯄꯣꯏꯔꯩꯅ ꯍꯣꯏ ꯃꯥ ꯅꯆꯥ ꯂꯣꯌꯨꯝꯕꯁꯦ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯑꯣ ꯃꯥ ꯃꯕꯨꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯂꯩꯁꯥꯕꯤ ꯑꯃ
ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯇꯩ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯍꯟꯅꯝꯇ ꯌꯦꯡꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ. ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏꯅ ꯉꯥꯡꯂꯤꯕꯗꯣ. ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯤ ꯏꯃꯥ ꯄꯥꯝꯗꯦꯀꯣ. ꯅꯨꯄꯤ ꯑꯇꯩ ꯃꯌꯥꯝꯗꯣ ꯊꯅꯝꯂꯒ ꯑꯅꯧꯕ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯍꯥꯏꯕ ꯆꯠꯇꯧꯔꯤꯅꯤꯅꯦ. ꯍꯣꯏꯅꯦ ꯐꯔꯦ, ꯏꯃꯥ ꯍꯥꯏꯕ ꯆꯠꯂꯒꯦ. ꯑꯗꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯥꯏꯖꯤꯜꯂꯨꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯁꯥ ꯂꯥꯟ ꯇꯥꯅꯅꯤꯀꯣ ꯅꯣꯏ. ꯈꯝꯕꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ. ꯑꯇꯩ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯦꯝꯕꯗ ꯌꯥꯈ꯭ꯔꯕꯅꯤ. ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯏꯇꯥꯎ ꯂꯣꯏꯌꯨꯝꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯝꯇ ꯊꯤꯔꯔꯣꯏꯗꯧꯅꯤ. ꯑꯗꯨꯕꯨ ꯀꯝꯗꯧꯅꯅꯣꯅꯦ? ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯈꯣꯏꯅꯅꯦ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯄꯥꯝꯗꯅꯕ ꯍꯥꯏꯗꯅꯅꯦ ꯏꯇꯥꯎꯁꯦ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯕꯅꯤ. ꯑꯗꯨꯗꯩꯅꯦ ꯏꯃꯥ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯀꯥꯏꯗꯅ ꯂꯣꯏ ꯆꯦꯟꯅꯈ꯭ꯔꯕꯅꯦꯃꯤ. ꯊꯥꯔꯣ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯩꯃ ꯀꯌꯥꯗꯅꯣꯅꯦ ꯅꯈꯣꯏꯕꯨ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ. ꯑꯗꯨꯕꯨ ꯆꯨꯔꯨꯡꯗ ꯅꯥꯕ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩꯗꯤꯅꯦ. ꯄꯣꯏꯔꯩꯅ ꯍꯣꯏ ꯏꯃꯥ ꯄꯥꯈꯠꯆꯧꯕꯤ ꯀꯔꯤꯝ ꯇꯧꯔꯤꯁꯦ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤ. ꯂꯂꯣꯟꯕꯤꯅ ꯁꯛꯄ ꯋꯥꯁꯛ ꯅꯣꯡꯇ ꯊꯨꯡꯗꯕꯅꯤꯀꯣ ꯏꯃꯥ. ꯑꯗꯨꯅꯅꯦ ꯀꯔꯤꯝꯇ ꯀꯥꯏꯗꯦ, ꯀꯔꯤꯝ ꯇꯧꯔꯣꯏ. ꯈꯝꯕꯅ ꯃꯥꯅꯤꯃ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯃꯥꯃꯕꯨ ꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯔꯣ. ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯅꯨꯄꯤꯗꯨ ꯎꯔꯨꯕꯗꯒꯤ ꯉꯥꯎꯕꯒ ꯂꯣꯏꯅ ꯃꯥꯟꯈ꯭ꯔꯕꯅꯤ. ꯌꯦꯡꯉꯨꯗꯅ ꯏꯃꯥ ꯅꯨꯄꯤꯗꯨꯒꯤ ꯃꯌꯥꯏꯗꯣ ꯑꯗꯨꯅꯅꯦꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯕꯤꯔꯗꯤ ꯑꯩꯈꯣই ꯏꯇꯥꯎ ꯐꯕ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯃꯅꯦ ꯊꯤꯔꯁꯨ ꯐꯪꯉꯔꯣꯏꯗꯧꯅꯤ ꯏꯃꯥ. ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯅꯔꯨꯔꯒꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯣ ꯑꯍꯜ ꯑꯃꯅꯤꯒ ꯇꯧꯗꯨꯅ ꯑꯕꯦꯝꯕꯨ ꯍꯥꯏꯅꯕ ꯂꯥꯛꯂꯝꯃꯤ. ꯈꯪꯗꯦ ꯏꯅꯝꯃ ꯑꯩꯈꯣꯏꯗꯤ ꯑꯊꯨꯕꯗ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅꯅꯦ ꯍꯦꯛꯇ ꯍꯣꯡꯂꯁꯤ ꯁꯤꯗ ꯂꯩꯔꯦ. ꯏꯕꯦꯊꯣꯏꯅ ꯅꯣꯏꯅꯕꯨꯗꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯩꯒꯤꯁꯦ ꯄꯤꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ. ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯤꯁꯨ ꯍꯩꯇꯕꯅꯤ. ꯑꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯕꯒꯤ ꯃꯇꯝꯕꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯍꯌꯦꯡ. ꯏꯅꯝꯃ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ. ꯑꯩꯅꯅꯦ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯈꯪꯗꯕ ꯀꯌꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯈꯛꯇꯅꯤ. ꯑꯍꯜ ꯃꯁꯦꯟ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ. ꯑꯕꯦꯝꯗꯤ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯂꯩꯔꯨꯗꯦ. ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯏꯃꯥ ꯑꯩꯗꯤ ꯌꯥꯝ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯍꯥꯏꯁꯤꯅꯤ. ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉꯒꯅ ꯏꯃꯥ ꯑꯣꯏꯅ ꯍꯣꯡꯕꯤꯔꯨꯔꯣ. ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ. ꯃꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯪ ꯄꯥꯕꯒ ꯑꯩꯒ ꯁꯤꯜꯂꯤꯕꯁꯦ ꯈꯔꯁꯨ ꯏꯜꯂꯨꯅꯤ ꯅꯪꯕꯣ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯕꯅꯤꯅꯦ. ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ. ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯁꯤꯅ ꯅꯠꯇꯦ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯣ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯕꯩ ꯋꯥꯅꯤꯅꯦ ꯏꯃꯥꯒꯤꯁꯦ. ꯐꯩ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨꯅꯦ ꯌꯨꯝꯁꯤ ꯂꯩꯇꯕ ꯉꯝꯅꯦꯕ. ꯅꯪꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤ ꯂꯩꯇꯗꯅ ꯀꯔꯥꯏꯗ ꯂꯩꯔꯨꯗꯧꯔꯤꯕ? ꯂꯩꯐꯝꯒꯤ ꯂꯩꯐꯝ ꯉꯥꯛꯇꯅꯤ. ꯑꯕꯣꯛ ꯍꯣꯏꯗ ꯑꯗꯨꯝ ꯂꯩꯔꯨꯁꯨ ꯌꯥꯏ. ꯂꯩꯔꯨꯅꯤ ꯑꯩ. ꯃꯁꯣꯏ ꯉꯥꯡ ꯇꯥꯅꯤꯡꯗꯦꯀꯣ. ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩ ꯂꯩꯃꯤꯟꯅꯕꯒ ꯉꯝꯖꯔꯣꯏꯀꯣ. ꯑꯣ ꯏꯃꯥꯒꯤꯁꯤ ꯇꯁꯦꯡꯅ ꯑꯩꯁꯦ ꯇꯥꯜꯂꯕꯅꯤꯅꯦ. ꯐꯩ ꯂꯩꯕꯤꯔꯣꯏꯕ ꯑꯩ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ. ꯍꯩꯃ ꯆꯥꯛꯀꯁꯦ ꯈꯔ ꯊꯣꯡꯉꯨ ꯂꯥꯎꯅꯦꯍꯦ. ꯍꯩꯇꯦ ꯍꯥꯏꯗꯨꯅꯅꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯄꯣꯟꯇꯦ. ꯍꯌꯦꯡꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯒ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ ꯃꯥꯟꯈꯤꯅꯤ. ꯀꯩꯒꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏ. ꯑꯩꯅ ꯆꯥꯛꯇꯣ ꯊꯣꯡꯉꯗꯤ ꯆꯥꯕ ꯌꯥꯔꯅꯤ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯉꯁꯤ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯣꯏꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯀꯗꯥꯏꯗꯒꯤ ꯑꯋꯥꯊꯕꯤ ꯂꯥꯕ ꯑꯃꯒ ꯍꯦꯛ ꯂꯩꯃꯤꯟꯅꯗꯅ ꯑꯩꯁꯦ ꯉꯥꯡꯅꯕꯗ ꯁꯤꯗꯧꯔꯕꯅꯤ. ꯑꯕꯦꯝꯅ ꯂꯥꯎꯔꯛꯏ. ꯍꯣ ꯑꯩꯕꯨꯗꯤ ꯑꯋꯥꯊꯕꯤ ꯂꯥꯕꯅꯦ ꯂꯥꯕ. ꯏꯃꯥꯗꯤ ꯑꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯑꯩꯁꯦ. ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯕꯦꯝ ꯃꯃꯥꯒ ꯂꯥꯎꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯀꯧꯗꯨꯅ ꯃꯃꯥ ꯏꯕꯦꯊꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯗ ꯋꯥꯔꯤ ꯁꯥꯍꯜꯂꯝꯃꯤ ꯊꯣꯏꯅꯨꯅ. ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ. ꯑꯩ ꯐꯥꯎꯗ ꯂꯨꯍꯣꯡꯅ ꯃꯇꯝ ꯍꯥꯏꯅꯕ ꯂꯣꯏꯔꯦ. ꯅꯪꯒꯤꯁꯨ ꯏꯃꯥ ꯄꯥꯕꯅ ꯁꯤꯜꯂꯤꯕꯁꯦ ꯀꯣꯛ ꯌꯥꯟꯊꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯅꯣ ꯅꯪꯁꯨ ꯑꯃꯨꯛ ꯌꯧꯔꯕꯣ? ꯏꯃꯥꯅ ꯏꯟꯁꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯃꯥꯏꯁꯦ. ꯅꯠꯇꯦ ꯏꯕꯦꯝꯃ. ꯍꯣꯏ ꯏꯃꯥꯅꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯤ. ꯑꯗꯣ
ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯠꯂꯔꯣꯏꯗꯕꯅꯤ ꯑꯩꯅꯅꯦ ꯇꯥꯗ ꯂꯣꯌꯨꯝꯕꯗꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯅꯕ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅꯁꯨ ꯌꯥꯔꯛꯑꯕꯅꯤ ꯅꯪ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯅꯤ ꯃꯥꯅ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯁꯦꯡꯕꯅꯤ ꯕꯦꯝ ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯦ ꯅꯪꯕꯨ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯗꯤ ꯄꯥꯝꯃꯨ ꯌꯥꯏꯕꯅꯤ ꯑꯕꯦꯝ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩ ꯌꯥꯔꯒꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯐꯠꯂꯝꯗ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯒ ꯑꯩꯗꯤ ꯌꯨꯝꯗ ꯍꯦꯛꯇ ꯍꯜꯂꯛꯀꯗꯧꯅꯤ ꯍꯣꯏꯅꯦ ꯍꯜꯂꯛꯎꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯆꯨꯝꯗꯣꯏꯅꯤꯀꯣ ꯑꯗꯨ ꯐꯔꯦ ꯅꯪꯅ ꯌꯥꯔꯛꯄꯁꯦ ꯏꯃꯥꯅꯁꯨ ꯁꯣꯏꯗꯅ ꯍꯔꯥꯎꯔꯅꯤ ꯑꯩ ꯏꯃꯥꯗ ꯇꯝꯃꯨꯈꯤꯒꯦꯀꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯇꯥꯕꯤꯕ꯭ꯔꯣ ꯑꯣ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯇꯨ ꯑꯩꯈꯣꯏ ꯑꯕꯦꯝꯁꯦ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯌꯦ ꯍꯥ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦꯗ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯍꯔꯥꯎꯈꯤꯅꯨꯀꯣ ꯑꯩꯗꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯦꯛꯇ ꯆꯦꯜꯂꯛꯇꯧꯔꯤꯅꯤ ꯍꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯃꯤ ꯂꯨꯍꯣꯡꯕꯗꯨ ꯍꯔꯥꯎ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯅꯤ ꯊꯥꯔꯣꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯊꯕꯛꯀꯁꯦ ꯍꯩꯇ ꯇꯧꯖꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯋꯣꯏꯕ ꯀꯩꯅꯣ ꯑꯩꯕꯨ ꯊꯣꯡꯗꯣꯏ ꯏꯟꯁꯥꯡꯁꯤꯕꯣ ꯃꯁꯤꯗꯤ ꯃꯉꯣꯟꯗ ꯍꯦꯛꯇ ꯊꯣꯡꯍꯜꯂꯒꯦ ꯑꯣ ꯇꯥꯔꯤꯕ꯭ꯔꯣ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯟꯁꯥꯡꯁꯦ ꯑꯝꯇ ꯊꯣꯡꯕꯤꯌꯨꯕ ꯑꯩ ꯊꯣꯡꯕ ꯍꯩꯇ꯭ꯔꯦꯕ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯗꯕꯨ ꯊꯣꯡꯗꯣ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯗꯨꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯇꯥꯛꯄꯤꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯑꯗꯨ ꯍꯪꯂꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯣ ꯑꯩꯁꯦ ꯌꯥꯝ ꯄꯪꯂꯝꯃꯦ ꯑꯩꯅ ꯈꯜꯂꯨꯔꯤꯕꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯄꯨꯡꯑꯣꯟ ꯑꯣꯜꯂꯤ ꯑꯩꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯕꯅꯤ ꯅꯪꯇꯕꯨꯅꯤ ꯑꯩꯅ ꯂꯩꯅꯤꯡ ꯑꯣꯏꯔꯤꯕꯁꯦ ꯑꯩꯕꯨ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯔꯒꯦ ꯍꯥꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯑꯩ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕꯁꯦ ꯐꯪꯉꯝꯃꯣꯏꯀꯣ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯑꯕꯦꯝ ꯃꯥꯅ ꯍꯥꯟꯅ ꯉꯥꯎꯁꯤꯟꯅꯔꯝꯕ ꯑꯃꯗꯤ ꯂꯨꯌꯨꯝꯕꯅ ꯍꯥꯟꯅ ꯉꯥꯎꯕ ꯌꯥꯃꯈꯩ ꯉꯥꯎꯔꯝꯕꯗꯨ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯥꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗ ꯄꯨꯝꯅꯃꯛ ꯇꯣꯛꯈꯤꯔꯝꯃꯤ ꯈꯝꯕꯅ ꯏꯇꯥꯎꯃꯌꯥ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯊꯤꯖꯅꯕ ꯇꯧꯔꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯒꯨꯔꯨ ꯂꯨꯌꯨꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯃꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯃꯄꯥꯟꯒꯁꯨ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯆꯥꯇꯤꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯄꯣꯏꯔꯩꯅ ꯍꯣꯏꯅꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗ ꯆꯒꯠ ꯇꯧꯔꯝꯕꯗꯨꯁꯨ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯤꯁꯥ ꯍꯥꯏꯔ ꯑꯝꯇ ꯆꯥꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯃꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯐꯪꯈꯤꯗꯅ ꯑꯅꯧꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅꯅꯦ ꯑꯐꯕꯗ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯈꯝꯕꯅ ꯃꯥꯅꯦ ꯃꯔꯨꯞ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯏꯇꯥꯎ ꯂꯣꯌꯨꯝꯕꯗꯧꯅ ꯋꯥꯈꯜ ꯇꯥꯔꯁꯤ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯌꯨꯒꯁꯦ ꯑꯝꯇ ꯊꯛꯅꯤꯡꯗ꯭ꯔꯦꯕ ꯄꯣꯏꯔꯩꯅ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯕꯁꯦ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦ ꯏꯇꯥꯎ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯅꯤꯁꯥ ꯆꯥꯔꯝꯕꯗꯒꯤ ꯂꯣꯏꯅꯃꯛ ꯇꯣꯛꯅꯈꯤꯔꯝꯃꯤ ꯊꯔꯣꯁꯨ ꯃꯁꯨ ꯎꯕꯗꯒꯤ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯍꯣꯡꯂꯛꯂꯤꯕ ꯑꯕꯦꯝꯒꯤ ꯃꯇꯧ ꯑꯃꯗꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯒꯤ ꯃꯇꯧꯁꯤꯡꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯉꯛꯅꯔꯝꯃꯤ ꯑꯃꯗꯤ ꯋꯥꯔꯤꯅꯔꯝꯃꯤ ꯊꯔꯣ ꯃꯥꯁꯨ ꯃꯃꯧ ꯑꯃꯗꯤ ꯃꯆꯥꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯕꯁꯤꯗ ꯑꯍꯜ ꯊꯪꯗ ꯅꯨꯡꯉꯥꯏꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯆꯥ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯇꯧꯅ ꯃꯆꯤꯟꯗꯁꯨ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯁꯨꯃꯥꯡ ꯊꯦꯜꯂꯨ ꯌꯦꯅꯈꯥ ꯂꯨꯈꯥꯒꯁꯦ ꯋꯥꯏ ꯁꯤꯇꯣꯛꯇꯅ ꯈꯔ ꯇꯧꯕ ꯌꯥꯕꯅꯤ ꯁꯨꯃꯥꯡꯁꯤꯁꯨꯅꯦ ꯅꯥꯄꯤ ꯍꯧꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯩꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯨ ꯅꯠꯇꯦ ꯑꯩꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯀꯅꯥ ꯉꯥꯏꯍꯧꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯃꯄꯥ ꯑꯃꯒꯤ ꯃꯁꯛꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯥ ꯑꯃꯅꯦ ꯆꯞ ꯃꯥꯟꯅꯩꯖꯩꯗꯀꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯋꯥꯠꯇꯦ ꯏꯕꯣꯍꯜꯅ ꯑꯩ ꯀꯔꯤꯅꯣ ꯃꯃꯥ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯧꯅ ꯅꯈꯣꯜꯅꯤꯅ ꯌꯥꯛꯑꯗꯅ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯇꯥꯅꯤꯡꯉꯣꯏ ꯑꯩꯅꯕꯨ ꯉꯥꯡꯂꯛꯑꯗꯤꯅꯦ ꯇꯥꯅꯤꯡꯉꯣꯏꯌꯦ ꯑꯌꯨꯛꯁꯤꯗ ꯐꯤꯔꯣꯜꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯅꯣ ꯀꯩꯅꯣꯅꯤꯍꯦ ꯑꯌꯨꯛꯀꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯀꯗꯣꯏꯅꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯃꯈꯜ ꯑꯃꯅꯤꯅꯦ ꯁꯤꯁꯨ ꯍꯣꯏꯅꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯟꯅ ꯃꯀꯦ ꯁꯦꯝꯂꯒ ꯊꯣꯛꯂꯛꯄꯤꯔꯛꯄꯁꯤꯗ ꯍꯪꯖꯕꯒꯤ ꯋꯥꯅꯤ ꯑꯩꯕꯨ ꯅꯍꯥꯟꯈꯩꯗꯤ ꯀꯦꯗꯕ꯭ꯔꯅꯦ ꯑꯩꯗꯤ ꯐꯅ ꯅꯥꯜꯂꯕꯣꯏ ꯅꯤꯡꯗꯅ ꯊꯣꯛꯂꯛꯄꯅꯤ ꯑꯩ ꯁꯝꯒꯁꯦ ꯃꯄꯣꯛꯀ ꯀꯥꯏꯔꯕ꯭ꯔꯅꯦ ꯑꯁ
ꯃꯁꯤꯒꯤ ꯆꯔꯣꯏ ꯅꯨꯄꯤꯁꯤꯗ ꯍꯪꯕꯅ ꯀꯥꯟꯅꯔꯣꯏ ꯍꯟꯗꯣꯛꯁꯦ ꯃꯤꯡꯁꯦꯜꯁꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩ ꯀꯥꯟꯗꯦ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯂꯒꯦ ꯑꯩ ꯃꯃꯥ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯛꯄꯅꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯂꯥꯛꯄꯒꯤꯅꯦ ꯆꯩꯅꯝ ꯅꯝꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯧꯏ ꯈꯪꯉꯤ ꯑꯩꯁꯨ ꯃꯦꯝꯆꯥꯅꯤꯗꯅ ꯁꯤꯗꯩꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯒꯦꯕ ꯍꯧꯖꯤꯛ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯔꯛꯏ ꯏꯕꯨꯡꯉꯣ ꯍꯧꯒꯠ ꯅꯄꯥ ꯐꯥꯎ ꯏꯔꯥꯡ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯁꯤꯗ ꯇꯨꯝꯕꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯤ ꯏꯀꯥꯏꯗ꯭ꯔꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯦ ꯐꯩꯖꯨꯞꯁꯦ ꯆꯤꯡꯊꯣꯛꯇ꯭ꯔꯤꯉꯩ ꯍꯦꯛ ꯌꯥꯔꯣꯏꯕ ꯍꯧꯒꯠꯂꯣꯗꯤ ꯍꯧꯒꯠꯂꯨꯗꯅ ꯑꯁ ꯀꯩꯅꯣꯏꯕ ꯐꯩꯖꯨꯏꯗ ꯆꯤꯡꯊꯣꯔꯤꯗꯨꯕꯣ ꯏꯪꯉꯦꯃꯦ ꯄꯤꯔꯛꯑꯣ ꯐꯩꯖꯨꯞꯇꯣ ꯍꯥꯏ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝꯂꯥ ꯍꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯀꯣꯟꯗ ꯂꯩꯅꯗ꯭ꯔꯕꯅꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯐꯩꯖꯨꯞꯇꯣ ꯄꯤꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯦ ꯃꯁꯦ ꯍꯧꯒꯠꯂꯣ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯦ ꯐꯣꯏꯔꯣ ꯂꯥꯛꯑꯣ ꯉꯥꯟꯕꯅ ꯉꯝꯃꯔꯣꯏ ꯄꯥꯎꯗ ꯇꯧꯍꯜꯂꯣ ꯑꯩ ꯅꯥꯄꯤ ꯄꯥꯏꯕ ꯌꯥꯗꯦꯕ ꯃꯍꯤꯛꯅ ꯆꯤꯛꯀꯅꯤꯕ ꯏꯃꯥ ꯍꯦ ꯑꯩꯅ ꯍꯦ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯁꯠ ꯍꯧꯒꯠ 이마 싸울라까누고 이마기 마싱 ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯗꯤ ꯁꯠ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯦ ꯑꯩꯗꯤ ꯃꯁꯤꯡ ꯐꯠꯇꯕ 이마ꯒꯤ ꯃꯆꯥꯅꯨꯄꯥ ꯏꯪ ꯇꯞꯆꯕꯅꯤ ꯑꯗꯨꯅ ꯍꯧꯒꯠꯆꯔꯛꯂꯒꯦ ꯐꯖꯔꯕ ꯃꯥꯏꯊꯣꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯅꯥꯄꯤꯗꯨ ꯐꯣꯏꯔꯒꯦ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯉꯥꯎꯁꯤꯟꯅꯔꯤꯅꯣ ꯁꯠ ꯇꯧꯔꯣ 이마 ꯆꯥ ꯂꯣꯟꯕꯤꯔꯛꯂꯒꯦ ꯉꯥꯟꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯌꯣꯠꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡꯒꯤ ꯅꯥꯄꯤꯁꯤꯡꯗꯨ ꯐꯥꯜꯂꯤ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥ ꯄꯨꯊꯣꯔꯛꯏ ꯉꯥꯟꯕꯅ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯌꯥꯝ ꯉꯥꯡꯅꯩꯀꯣ ꯏꯃꯥꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯧꯀꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯧꯔꯤꯕ ꯈꯪꯗꯦ ꯑꯩꯁꯨ ꯀꯠꯇꯨ ꯀꯔꯪꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯨꯝꯗꯒ ꯂꯩꯔꯣꯏꯗꯧꯅꯤ ꯏꯃꯥꯅ ꯈꯔ ꯉꯥꯡ ꯋꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯑꯣ ꯑꯗꯨꯕꯣꯕ ꯃꯔꯝꯗꯣ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ ꯏꯃꯥꯗ ꯅꯪꯅ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯈꯪꯗꯧꯔꯤꯒꯦ ꯍꯥꯏꯔꯣꯏ 이마부 ꯌꯥꯝꯁꯤꯡꯕꯗꯥꯏꯅꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯅ ꯁꯦꯜ ꯈꯔ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕꯗꯤ ꯍꯦꯛꯇ ꯇꯥꯟꯅꯔꯒ ꯐꯥꯏ ꯑꯗꯨꯒ ꯄꯥꯕꯅ ꯐꯣꯡꯅ ꯇꯧꯕ ꯊꯕꯛꯇꯤ ꯈꯪꯕ ꯉꯝꯗꯦꯅꯦ ꯃꯦꯝꯆꯥ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯤ ꯁꯣꯝꯗ ꯏꯕꯣꯍꯜ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯄꯣꯠꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯏ ꯇꯥꯊꯣꯠꯂꯤ ꯑꯌꯨꯛ ꯑꯗꯨꯗ ꯇꯞ ꯇꯥꯃꯈꯩ ꯀꯦꯊꯔꯒ ꯄꯣꯠꯐꯝ ꯐꯝꯂꯤ ꯑꯩꯃ ꯇꯥ 이보ꯍꯜꯁꯦ 아들 ꯂꯥꯛꯏꯅꯦ ꯁꯝꯒꯁꯦ ꯑꯝꯇ ꯁꯦꯝꯖꯤꯟꯒꯦ ꯇꯥ 이보ꯍꯜ ꯀꯗꯥꯏꯗ ꯆꯠꯊꯣꯛꯄꯤꯗꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯅꯥꯟꯅ ꯆꯠꯄꯤꯔꯤꯕꯗꯨꯕꯣ ꯀꯩꯅꯣ ꯅꯪ ꯅꯥꯛꯇ ꯂꯥꯛꯏꯅꯦ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗ ꯆꯣꯞꯇꯅꯕ ꯀꯦꯊꯔꯛꯏꯅꯦ ꯇꯥ 이보ꯍꯜꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯗꯣ ꯌꯨꯝꯒꯤ ꯏꯆꯦꯗꯨꯅ ꯈꯪꯈ꯭ꯔꯒ ꯑꯃꯨꯛ ꯁꯥꯎꯅꯤꯀꯣ ꯑꯩꯗꯤ ꯈꯠꯅꯕꯒ ꯉꯝꯖꯔꯣꯏ ꯍꯦꯔꯥ ꯃꯥꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯛꯄꯒ ꯌꯥꯄꯣꯟꯇꯦ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯃꯄꯥꯝ ꯌꯧꯔꯦꯗꯅ ꯑꯗꯣ 이바니ꯁꯨ ꯅꯣꯡꯃꯗꯤ ꯂꯩꯀꯣꯜꯗ ꯀꯔꯤꯅꯣ ꯀꯣꯏꯊꯣꯛꯂꯨꯁꯤꯗꯅ ꯀꯩ ꯍꯥꯏꯒꯦ ꯑꯩꯒꯤꯗꯤ ꯌꯥꯏꯗ ꯃꯇꯝ ꯁꯪꯕ ꯑꯃ ꯍꯦꯛꯇꯗ ꯆꯠꯁꯤ ꯋꯥꯈꯜꯒꯁꯦ ꯆꯠꯊꯣꯛꯃꯟꯗꯕꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯁꯤꯜꯂꯤ ꯑꯗꯣ ꯀꯔꯤ ꯆꯥꯅꯤ ꯑꯩꯒꯤ ꯄꯣꯛꯐꯝꯁꯤ ꯂꯥꯛꯄꯁꯤꯗꯤ ꯌꯣꯡꯁꯥ ꯈꯔ ꯄꯨꯈꯤꯒꯦꯔꯣ ꯏꯔꯣꯟꯕ ꯆꯥꯕꯤꯔꯨꯁꯣ ꯍꯣꯏꯅꯦ ꯈꯔ ꯄꯤꯔꯧꯅꯦ ꯑꯣ ꯑꯗꯨꯗꯒꯤ ꯃꯔꯨ ꯈꯔ ꯇꯣꯡꯕꯗꯣ ꯑꯣ ꯑꯗꯨꯗꯣ ꯁꯦꯜꯁꯤ ꯂꯧꯔꯣ ꯁꯤꯗꯤ ꯁꯦꯜ ꯃꯄꯨꯝꯅꯤꯅꯦ ꯁꯤꯗꯤ ꯑꯩꯗꯤ ꯍꯟꯅꯕ ꯂꯩꯖꯗꯦꯀꯣ ꯄꯨꯕꯤꯈ꯭ꯔꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ ꯀꯔꯤꯒꯤ ꯍꯌꯦꯡ ꯂꯧꯗꯣꯏꯕ ꯉꯁꯤꯁꯨ ꯂꯧꯍꯧ ꯍꯌꯦꯡꯁꯨ ꯂꯧꯍꯧ ꯀꯩꯅꯣ ꯁꯦꯟꯅ ꯄꯥꯏꯁꯤꯜꯂꯣ ꯄꯤꯔꯛꯂꯕꯅꯤꯅ ꯂꯧꯁꯜꯂꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯆꯥꯅꯔꯕꯤ ꯂꯩꯍꯧꯔꯣ ꯆꯠꯂꯦ ꯂꯩꯖꯍꯧꯔꯦ ꯇꯥꯊꯣꯠꯂꯦ ꯑꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯌꯨꯝ ꯄꯥꯜꯂꯨꯔꯦ 이와 ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ 이ꯄꯥꯝꯗ ꯊꯣꯛ ꯍꯜꯂꯛꯄꯅꯤꯗꯅ ꯑꯩꯁꯨ ꯑꯇꯣꯞꯄ ꯂꯥꯏꯕꯛ ꯌꯦꯡꯍꯧꯅꯕ ꯑꯁꯤꯒꯨꯝꯕ ꯍꯅꯨ ꯍꯟꯊꯤꯁꯤꯡꯁꯦ ꯈꯔ ꯌꯥꯝꯅ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ ꯁꯦꯜꯐꯝ ꯑꯃ ꯈꯪꯍꯧꯅꯕ ꯁꯣꯝꯗ 이보ꯍꯜ ꯂꯝꯕꯤꯗ ꯌꯣꯡꯆꯥꯛꯁꯤꯡꯗꯨ ꯄꯥꯏꯔꯒ ꯂꯥꯛꯏ ꯑꯁ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯦꯜ ꯍꯪꯂꯛꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯧꯔꯤꯁꯤꯕꯣ
ꯃꯥꯒꯤ ꯐꯤ ꯃꯈꯥꯗ ꯊꯝꯂꯝꯕ ꯁꯦꯜꯗꯣ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯂꯧꯔꯤꯁꯦ ꯃꯥ ꯈꯪꯕꯅꯤ. ꯑꯌꯥꯝꯕ ꯁꯦꯜꯅꯤꯅꯦ ꯑꯩꯅ ꯄꯤꯊꯣꯛꯂꯝꯃꯤꯗꯣ. ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂ ꯂꯣꯏꯔꯦ. ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯇꯞꯅ ꯆꯪꯂꯛꯏ. ꯃꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯡꯒꯤ ꯅꯥꯄꯤ ꯐꯥꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛ ꯅꯥꯏꯔꯛꯏ. ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯥꯐꯕ ꯀꯇꯟꯁꯦ ꯅꯥꯄꯤꯒ ꯐꯣꯏꯔꯝꯃꯤꯁꯤꯕꯣ? ꯅꯃꯥꯅꯒ ꯀꯔꯤ ꯏꯁꯧ ꯂꯥꯡꯁꯤꯟꯕꯤꯔꯒꯦ? ꯑꯣ, ꯏꯃꯥꯅ ꯏꯁꯧ ꯀꯔꯤꯁꯨ ꯂꯥꯡꯁꯤꯜꯂꯛꯇꯤꯌꯦ. ꯄꯥꯕꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯤ ꯑꯃꯣꯝꯒ ꯋꯥꯏꯅꯔꯨꯕ ꯃꯥꯜꯂꯤꯗ. ꯍꯩꯁ, ꯀꯔꯤꯅꯣ ꯃꯥꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯤ ꯀꯥꯏꯅ ꯍꯥꯏꯁꯤꯕꯣ? ꯏꯆꯥꯅꯨꯄꯥꯁꯤꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯅꯦ. ꯀꯔꯤꯅꯣ ꯅꯪꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯗꯨꯅ? ꯉꯁꯤꯈꯛ ꯊꯕꯛ ꯇꯧꯕꯁꯤꯗ ꯁꯛ ꯀꯥꯛꯂꯤꯕ ꯍꯥꯏꯗꯨꯔꯣ? ꯇꯥꯅꯤꯡꯗꯦꯗ ꯄꯥꯕ. ꯏꯃꯥꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯈꯤꯕꯅꯤ. ꯃꯥꯏ ꯐꯤ ꯃꯈꯥꯗ ꯊꯝꯂꯝꯕ ꯁꯦꯜ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯄꯥꯕꯅ ꯂꯧꯊꯣꯛꯂꯒ ꯌꯣꯡꯗ ꯇꯟ ꯌꯦꯟꯕꯗꯧꯅ ꯌꯦꯟꯕꯤꯔꯨꯔꯕꯅꯤꯅ ꯉꯥꯡꯅꯕꯤꯔꯨꯔꯣ. ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯅꯪꯁꯨ ꯅꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯀꯣꯔꯥꯡ ꯑꯃ ꯀꯣꯠꯂꯗꯅ. ꯐꯣꯏꯍꯧꯔꯣ ꯅꯥꯄꯤꯗꯣ. ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯀꯩꯗꯧꯕꯒꯤ ꯄꯥꯈꯪ ꯐꯥꯔꯛꯂꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ. ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ. ꯑꯩꯅ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯏꯅꯤꯡ ꯇꯝꯂꯝꯕꯅꯤꯅꯦ. ꯑꯩ ꯇꯥꯏꯀꯣ ꯄꯥꯕ. ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯍꯥꯏꯔꯨꯔꯒ ꯁꯣꯏꯗꯅ ꯄꯣꯛꯂꯛꯄꯅꯤ ꯀꯥꯏ ꯍꯥꯏꯔꯛꯀꯅꯤ. ꯏꯄꯥꯅꯤ ꯀꯥꯏꯅꯅꯦ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯏ. ꯑꯩꯗ ꯈꯔ ꯊꯨꯅ ꯆꯪꯍꯧꯔꯒꯦ. ꯃꯃꯥꯅꯦ ꯃꯆꯥꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯅꯨꯄꯤ, ꯆꯥꯛ ꯊꯣꯡꯂꯤꯔꯣ ꯅꯪꯕꯣ? ꯑꯩꯅꯅꯦ ꯌꯣꯡꯆꯥꯛ ꯈꯔ ꯂꯩꯔꯛꯄꯅꯤ, ꯏꯔꯣꯟ ꯆꯥꯅꯕ ꯍꯥꯏꯗꯨꯅ. ꯁꯦ. ꯌꯣꯡꯆꯥꯛꯀ ꯂꯥꯏ. ꯑꯩꯒꯤ ꯐꯤ ꯃꯈꯥꯗ ꯁꯦꯜ ꯊꯝꯂꯝꯕꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯂꯧꯊꯣꯛꯂꯒ ꯄꯨꯈꯤꯕꯅꯦꯕ. ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤ ꯂꯩꯔꯛꯏꯅꯤ ꯀꯥꯏꯅ. ꯀꯗꯥꯏ? ꯁꯦꯜ ꯑꯔꯦꯝꯕꯗꯨ ꯄꯤꯔꯛꯑꯣ. ꯑꯔꯦꯝꯕꯗꯨ ꯄꯤꯔꯛꯑꯣ. ꯍꯣꯔꯦꯟ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯩꯗꯧꯔꯤꯅꯤ. ꯍꯩꯃꯥ, ꯀꯔꯤꯅꯣ ꯇꯨꯃꯤ ꯂꯩꯔꯤꯁꯤꯕꯣ? ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯍꯩ, ꯈꯪꯉꯤꯅꯦ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯈꯪꯍꯧꯗ ꯂꯧꯈꯠꯂꯦ ꯋꯥꯅꯤ. ꯉꯥꯏꯈꯣꯁꯦ, ꯐꯥꯟꯁꯤꯗ ꯑꯃꯨꯛꯇ ꯐꯝꯗꯧ. ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦꯕ. ꯏꯉꯣꯏ, ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅꯅꯦ ꯂꯝꯕꯤꯗ ꯇꯟ ꯆꯥꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯌꯣꯡꯆꯥꯛꯁꯦ ꯂꯩꯔꯛꯂꯤꯕꯅꯤ. ꯑꯩꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯇ꯭ꯔꯣ? ꯍꯤꯟꯖꯥꯡꯒ ꯂꯩꯔꯤꯕꯁꯦ. ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ. ꯀꯔꯤ ꯆꯥꯅꯔꯤꯒꯦ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯌꯥ ꯏꯒꯠꯂꯤꯕꯗꯨꯕꯣ? ꯇꯟ ꯆꯥꯔꯒ ꯌꯣꯡꯆꯥꯛꯁꯨ ꯂꯩꯔꯛꯂꯦ. ꯐꯔꯦ. ꯑꯗꯣ ꯁꯦꯜꯗꯣ ꯑꯌꯥꯝꯕꯅꯤ. ꯑꯗꯨꯅ ꯈꯔ ꯂꯦꯝꯃꯝꯈꯤꯅꯦꯕ. ꯀꯔꯥꯏꯅꯣ? ꯄꯤꯔꯛꯑꯣ. ꯄꯤꯔꯛꯑꯣ ꯏꯃꯤ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯂꯩꯇꯦ ꯍꯥꯏ ꯋꯥꯅꯤ. ꯑꯩꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ. ꯍꯩ ꯃꯄꯥ, ꯃꯆꯣꯏ ꯉꯥꯡꯒꯅꯨ. ꯁꯦꯜꯗꯣ ꯃꯤꯗ ꯄꯤꯊꯣꯛꯂꯝꯂꯤꯕ꯭ꯔꯥꯕ? ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯄꯤꯔꯝꯂꯤꯕꯅꯣ? ꯀꯔꯤ ꯋꯥꯍꯪꯅꯣ ꯃꯃꯥ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯁꯤꯕꯣ? ꯅꯠꯇꯦ, ꯃꯥꯟꯅꯕ ꯋꯥꯍꯪꯁꯤꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯍꯦꯛꯇ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯈꯔ ꯁꯤꯡꯅꯤ ꯈꯔ ꯂꯩꯔꯒ. ꯍꯧꯖꯤꯛꯀꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ. ꯁꯦ, ꯌꯣꯡꯆꯥꯛꯁꯤ ꯏꯔꯣꯜꯂꯣ. ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯊꯣꯛꯄꯤꯔꯤꯕꯗꯨꯅ? ꯊꯕꯛ ꯁꯨꯅꯤꯗꯤ ꯈꯪꯗꯦ, ꯁꯦꯜ ꯂꯧꯊꯣꯛꯅꯤꯗꯤ ꯈꯪꯉꯤ. ꯉꯁꯤ ꯑꯩꯅꯅꯦ ꯃꯁꯤꯡ ꯂꯥꯛꯇꯅ ꯆꯥꯛꯇ ꯍꯨ ꯍꯥꯞꯄꯒ ꯊꯣꯛ ꯍꯥꯠꯇꯣꯛꯀꯅꯤꯀꯣ. ꯀꯔꯤ ꯍꯥꯏꯕ ꯃꯃꯥ? ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯥ? ꯆꯠꯀꯦ ꯇꯧꯔꯝꯕ ꯈꯣꯡꯁꯦ ꯃꯊꯟꯗ ꯍꯦꯛꯇ ꯐꯥꯁꯤꯟꯈꯤꯕꯗꯧ ꯇꯧꯏ ꯋꯥꯅꯤ. ꯍꯩ, ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯆꯦꯟꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ. ꯑꯩ ꯁꯤꯈꯤꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ. ꯄꯨꯟꯁꯤꯔꯣꯜ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ. ꯏꯁꯧꯗꯣ ꯂꯥꯡꯂꯅꯨ. ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯂꯣ. ꯍꯨꯗꯤ ꯍꯥꯞꯂꯝꯒꯅꯨꯀꯣ. ꯍꯥꯞꯂꯕꯁꯨ ꯅꯪ ꯍꯥꯟꯅ ꯆꯥꯎ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛ ꯃꯩꯗꯨ ꯊꯥꯒꯠꯂꯤ. ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝꯅꯤ. ꯉꯥꯟꯕ ꯃꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨ ꯋꯥꯔꯛꯂ ꯃꯥꯜꯂꯤ. ꯃꯇꯥꯎ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯂꯥꯛꯏ. ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯦꯛꯇ ꯀꯧꯔꯛꯏ. ꯄꯨꯟꯁꯤꯕꯧ, ꯏꯇꯥꯎ, ꯇꯥꯔꯕꯣ? ꯄꯨꯟꯁꯤꯕꯅ ꯃꯥꯏ ꯀꯥ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ. ꯑꯣ, ꯃꯄꯥꯟꯗ ꯂꯥꯎꯗ꯭ꯔꯁꯨ ꯑꯩ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯣ. ꯏꯁ, ꯈꯣꯟꯗꯥꯁꯤꯗꯤ. ꯀꯩꯗꯧꯏꯅꯣ ꯅꯪꯕꯣ? ꯀꯦꯊꯔꯒ ꯂꯩꯔꯝꯃꯤ. ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯩꯁꯨꯝ ꯆꯠꯂꯣꯏꯗ. ꯑꯗꯣ ꯀꯩ ꯂꯩꯒꯦ ꯅꯪ ꯂꯥꯛꯏꯁꯤꯕꯣ? ꯀꯩꯝ ꯂꯩꯇꯦꯗ. ꯑꯗꯣ ꯏꯕꯥꯏꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯇꯧꯁꯤꯗꯅ. ꯏꯃꯥꯅ ꯌꯨꯝꯗ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ. ꯅꯈꯣꯏꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ? ꯍꯥꯏꯗꯕ ꯑꯩ. ꯆꯥꯈꯤꯕ ꯆꯥꯛ ꯐꯥꯎꯅꯦ. ꯅꯈꯣꯏ ꯉꯥꯡꯉꯀꯥꯟꯁꯤꯗ. ꯏꯌꯥꯝꯕ ꯊꯦꯝꯕꯨꯡ ꯍꯣꯏ ꯊꯕꯛ ꯆꯠꯄꯅꯦ. ꯃꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦꯅ. ꯌꯥꯎꯕ ꯌꯥꯔꯛꯀꯗ꯭ꯔꯣ? ꯇꯨ, ꯅꯪꯒꯤ ꯑꯗꯨꯝ ꯋꯥꯍꯩꯗꯨꯗꯅꯦ ꯑꯩꯅ ꯃꯤꯠꯀ ꯂꯣꯏ ꯍꯜꯂꯤꯁꯦ. ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯌꯥꯗ꯭ꯔꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯪꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯇꯣꯞꯄꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ? ꯏꯇꯥꯎ ꯉꯥꯟꯕ, ꯑꯗꯩꯗꯤ ꯑꯩ ꯇꯞ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦ. ꯅꯠꯇꯦ, ꯃꯥꯅꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯁꯤꯅ ꯍꯧꯗꯣꯔꯤ.
ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯇꯧ ꯂꯩ ꯍꯥꯏꯕꯅꯤꯗ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯀꯅꯤꯀꯣ ꯈꯣꯏꯗꯧꯅ ꯁꯧꯒꯠꯄ ꯌꯥꯔꯗꯤ ꯄꯨꯛꯇꯤ ꯁꯧꯒꯠꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯄꯥꯗꯣ ꯇꯧꯔꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯅꯪꯒꯤꯁꯦ ꯈꯥꯏꯕ ꯂꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯁ ꯁꯤꯕ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕ ꯍꯟꯗꯣꯁꯦ ꯉꯥꯛꯇ ꯇꯨꯝꯒꯦꯕ ꯊꯕꯛꯀꯤ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯍꯪꯂꯨꯔꯁꯤ ꯅꯨꯄꯤꯗꯧꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯗ ꯁꯨꯝ ꯂꯩ ꯇꯜꯂꯦꯕ ꯑꯦ ꯃꯥꯅꯒ ꯁꯨꯝ ꯁꯥꯖꯜꯂꯛꯏ ꯇꯨꯝꯕꯤꯌꯨ ꯇꯨꯝꯕꯤꯌꯨ ꯑꯩ ꯐꯃꯨꯡꯗꯣ ꯏꯇꯥꯎ ꯐꯖꯕ ꯅꯪꯅ ꯇꯨꯝꯅꯕꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯝꯅꯦ ꯑꯩꯅ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯆꯥꯏ ꯆꯥꯏꯔ ꯊꯝꯃꯝꯃꯣ ꯇꯥꯟꯅꯔ ꯀꯥꯎꯗꯧꯅꯤ ꯏꯕꯂꯝ ꯑꯩ ꯈꯣꯡ ꯑꯝꯇ ꯍꯥꯝꯂꯨꯈꯤꯒꯦ ꯅꯁꯛꯇꯨ ꯎꯕꯗꯅꯦ ꯄꯨꯛ ꯁꯧꯒꯠꯂꯛꯑꯦ ꯑꯩ ꯁꯣꯝꯗ ꯇꯥꯊꯣꯠꯂꯩꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏꯔꯒ ꯌꯦꯡꯂꯤ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯕꯦꯝꯃ ꯐꯖꯕꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛꯁꯤꯗꯤ ꯂꯣꯏꯁꯤꯟꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥ ꯅꯠꯇꯦ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯇꯧꯕꯗꯨꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯁꯣꯝꯗ ꯑꯩꯒꯤ ꯃꯥꯏ ꯐꯖꯕꯤꯁꯤꯗ ꯎꯔꯤꯡ ꯊꯨꯡꯂꯛꯄꯒꯤ ꯋꯥꯈꯜ ꯈꯔ ꯋꯥꯔꯤꯉꯩꯁꯤꯗꯅꯦ ꯀꯣꯜꯂꯤꯛ ꯑꯩ ꯑꯣ ꯐꯩ ꯐꯩ ꯅꯪ ꯊꯤꯕꯣꯡ ꯆꯥꯊꯣꯛꯂꯒ ꯐꯦꯡꯅꯤ ꯈꯪꯗꯕ ꯀꯣꯟꯁꯦ ꯏꯃꯥ ꯍꯧꯖꯤꯛ ꯂꯥꯛꯇꯅ ꯂꯪꯕ ꯇꯥꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯁꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯪꯉꯤ ꯇꯥꯊꯣꯠꯂꯩꯗꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯈꯥꯝꯂꯛꯏ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯀꯣꯟꯁꯤꯡꯗꯨꯕꯨ ꯍꯦꯛꯇ ꯂꯪꯉꯦ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯇꯧ ꯃꯥꯟꯗꯦ ꯑꯗꯨꯒꯗꯤ ꯑꯁ ꯆꯪꯈ꯭ꯔꯒ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯄꯥꯏꯔꯛꯂꯒ ꯂꯪꯊꯣꯔꯛꯏ ꯋꯥꯅꯤ ꯌꯦꯡꯉꯨꯅꯦ ꯆꯩꯁꯦꯟꯒꯁꯤ ꯊꯣꯡꯒꯥꯎꯕ ꯌꯧꯈꯤꯗꯧꯔꯦ ꯍꯥꯏꯕꯅꯤ ꯑꯁ ꯀꯌꯥꯝ ꯀꯟꯅ ꯂꯪꯉꯤꯅꯣ ꯁꯤꯕꯣ ꯂꯪꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯂꯪꯊꯣꯛꯂꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯈꯨꯜꯂꯒ ꯐꯖꯅ ꯑꯝꯇ ꯐꯦꯡꯗꯣꯛꯎꯅꯦ ꯀꯣ ꯃꯁꯛꯁꯤꯒ ꯃꯋꯥ ꯅꯥꯏꯔꯒ ꯆꯠꯅꯗꯕꯤꯁꯤꯗꯤ ꯍꯧꯖꯤꯛꯅ ꯂꯩꯁꯥꯕꯤꯒꯁꯨ ꯁꯥꯔꯒ ꯅꯨꯄꯥꯒꯁꯨ ꯀꯣꯏꯗꯅ ꯇꯧꯔꯤ ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯅꯈꯧꯔꯤꯗꯣ ꯃꯦꯠꯂꯒꯅꯦ ꯍꯩ ꯍꯥꯠꯀꯗꯧꯅꯤꯀꯣ ꯀꯤꯖꯔꯦꯗ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯗꯤꯍꯦꯗꯨꯒ ꯆꯥꯟꯅꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯂꯣ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯄꯥꯝꯅꯒꯦ ꯃꯇꯥꯡ ꯃꯇꯝꯗ ꯌꯥꯔꯛꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ ꯏꯃꯥꯅ ꯐꯥꯎꯏꯁꯦ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯄꯥꯝꯕ ꯍꯥꯏꯔꯦ ꯂꯩꯕ ꯅꯠꯇꯦ ꯍꯥꯏ ꯌꯨꯝꯁꯤꯗ ꯂꯩꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯋꯥꯗꯨꯅ ꯈꯜꯂꯤ ꯈꯜꯂꯤ ꯅꯥꯏꯊꯣꯛꯎꯔꯦ ꯍꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯥ ꯐꯠꯇꯦꯗꯅ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯇꯥꯅ ꯂꯦꯝꯅ ꯂꯩꯌꯣ ꯍꯥꯏꯕꯅꯤꯅꯦ ꯂꯦꯝꯅ ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ ꯃꯇꯝꯅ ꯄꯨꯔꯛꯇꯅ ꯑꯃ ꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯆꯁꯠꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯟꯈ꯭ꯔꯒ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯄꯥꯒꯨꯝꯕ ꯏꯕꯨꯍꯜꯗꯨꯒ ꯏꯔꯥꯡ ꯇꯧꯅꯗꯅ ꯏꯁ ꯑꯩꯗꯤꯅꯦ ꯈꯜꯂꯨꯔꯒ ꯑꯣꯕꯨ ꯑꯣꯅꯤꯡꯉꯤꯅꯦ ꯅꯁꯛꯁꯤꯡꯗꯨꯒ ꯇꯨꯀꯠꯆꯩꯅꯦ ꯍꯩ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯛꯄꯤꯌꯨꯅ ꯕꯥꯔꯇꯣꯟ ꯇꯧꯔꯨꯕ꯭ꯔꯣ ꯃꯁꯥꯅ ꯏꯔꯥꯡ ꯄꯥꯝꯖꯗꯅ ꯂꯥꯛꯆꯕꯅꯤ ꯃꯤꯅ ꯂꯥꯛꯅꯕꯅꯤꯅ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯛꯁꯤꯟꯕ ꯇꯥꯕꯅꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯍꯜ ꯑꯣꯏꯔꯁꯨ ꯏꯄꯥꯒꯨꯝꯕ ꯑꯣꯏꯔꯁꯨ ꯇꯥꯟꯕ ꯆꯥꯔꯗꯤ ꯂꯩꯁꯟꯒꯦ ꯈꯜꯂꯤꯅꯤ ꯍꯔꯦ ꯍꯔꯦ ꯃꯁꯤꯕꯨ ꯀꯅꯥ ꯂꯧꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯤꯕꯅꯣꯅꯦ ꯁꯤꯕꯣ ꯅꯪꯗꯧꯅ ꯑꯩꯈꯣꯏ ꯇꯧꯖꯔꯛꯇꯦꯅꯦ ꯅꯄꯥꯗꯨꯁꯨ ꯂꯦꯝꯕꯗ ꯂꯦꯝꯐꯨ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤ ꯅꯃꯥ ꯑꯩꯁꯨꯅꯦ ꯏꯪ ꯇꯞꯄꯗ ꯏꯃꯤꯡ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯅꯨꯕꯗꯨ ꯂꯩꯁꯟꯒꯦ ꯈꯜꯂꯤꯒ ꯀꯥꯏꯗꯅ ꯍꯩ ꯆꯠꯊꯣꯛꯑ ꯁ꯭ꯋꯥꯏꯗ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯌꯣ ꯏꯃꯥ ꯏꯟꯊꯨꯔꯒ ꯆꯪꯈꯤꯕꯤꯒ ꯇꯧꯏ ꯏꯃꯥ ꯅꯪ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯁꯥꯒꯅꯨꯗ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯀꯣ ꯊꯥꯏꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯏꯔꯥꯡ ꯇꯧꯅꯕꯒꯤ ꯄꯥꯕꯒ ꯑꯗꯨꯝ ꯈꯟꯅꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯍꯧꯕ ꯖꯥꯠꯅꯤ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯁ ꯀꯣꯟꯁꯤꯡꯁꯤꯁꯨ ꯆꯥꯏꯔꯒ ꯂꯣꯏ ꯇꯥꯔ ꯂꯩꯔꯅꯤ ꯑꯝꯇ ꯈꯨꯟꯖꯤꯜꯂꯒ ꯐꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯉꯥꯡꯂꯛꯑꯅꯤ ꯆꯥꯏꯔꯒ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯈꯨꯟꯒꯠꯂꯒ ꯃꯅꯤꯡꯗ ꯐꯦꯡꯅꯕ ꯄꯨꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯏꯕꯣꯍꯜ ꯂꯝꯕꯤꯗ ꯁꯨꯝ ꯊꯣꯔꯛꯏ ꯇꯥꯊꯣꯠꯂꯩꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯏꯕꯣꯍꯜꯗꯨ ꯃꯈꯨꯠꯇꯁꯨ ꯀꯔꯤꯅꯣ ꯃꯌꯨꯝ ꯑꯃꯁꯨ ꯄꯥꯏꯕꯒꯨꯝ ꯇꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯤꯕ ꯃꯧ ꯈꯔꯅ ꯍꯥꯏꯅꯩ ꯃꯧ ꯑꯃꯅ ꯑꯗꯒꯤ ꯁꯛꯇꯥꯅꯤ ꯁꯤꯕꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯧꯅ ꯄꯣꯠꯀꯁꯦ ꯄꯤꯅꯥꯗꯅ ꯇꯧꯔꯤꯌꯦ ꯑꯩꯈꯣꯏ ꯂꯩꯕꯩꯔ ꯀꯔꯤꯅꯣ ꯃꯈꯨꯠꯅꯒ ꯂꯥꯟꯅꯗꯦꯅꯦ ꯃꯈꯥꯗꯒꯁꯨ ꯊꯥꯗꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣꯏꯃꯤ ꯅꯣꯏꯕꯣ ꯌꯦꯡꯉꯣꯏꯃꯤ ꯑꯃꯅ ꯃꯩ ꯇꯥꯊꯣꯠꯂꯦ ꯍꯥꯏꯕꯤ ꯆꯅꯗꯕꯤꯁꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯈꯨꯟꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯗꯧꯔꯤꯗ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯏꯕꯣꯍꯜ ꯍꯥꯏꯕ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ ꯑꯍꯜ ꯑꯁꯤꯁꯨ
ꯃꯥꯏ ꯅꯨꯄꯤꯅꯒ ꯀꯔꯤꯁꯨ ꯉꯥꯡꯕꯤꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ ꯃꯌꯨꯝꯗꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯗ꯭ꯔ ꯖꯥꯠ ꯂꯩꯅꯤ ꯃꯥꯏ ꯊꯣꯛꯄ ꯂꯩꯅꯕ ꯏꯃꯨꯡ ꯑꯣꯏꯔꯝꯒꯅꯤꯗ ꯑꯅꯤꯁꯦ ꯈꯔ ꯌꯦꯡꯈꯤꯁꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯃꯤꯌꯥꯝꯃꯛꯇꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯐꯨꯔꯒ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯇꯥꯊꯣꯠꯂꯩ ꯍꯥꯏꯕꯤ ꯊꯣꯠꯇꯤ ꯊꯣꯠꯇꯕꯤꯁꯦ ꯑꯃꯨꯛꯇꯪ ꯐꯨꯕ ꯐꯪꯂꯕꯗꯤꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯂꯒ ꯍꯩꯌꯥꯝ ꯁꯤꯡꯕꯅꯤ ꯋꯥ ꯉꯥꯡꯕꯗꯅ ꯃꯔꯣꯜ ꯑꯃ ꯔꯥꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯎ ꯃꯇꯥꯡ ꯑꯃ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯅꯔꯁꯤ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯨꯝꯗ ꯊꯕꯛꯅ ꯋꯥꯏ ꯆꯥꯏꯗ ꯂꯩꯔꯝꯂꯅꯤ ꯃꯣꯏꯒꯤ ꯍꯅꯨ ꯍꯟꯊꯤꯒꯤ ꯏꯔꯥꯡꯒꯁꯦ ꯀꯨꯏꯅ ꯌꯦꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯠ ꯅꯥꯅꯕꯅꯤ ꯆꯪꯂꯁꯤ ꯇꯥꯊꯣꯠꯂꯩꯅ ꯇꯥꯏꯕꯣ ꯍꯜ ꯍꯥꯎꯅꯦ ꯇꯥꯗꯅ ꯄꯤꯔꯛꯂꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯅꯈꯣꯏꯗ ꯄꯥꯜꯂꯤꯔꯣ ꯍꯣꯔꯦꯟꯒꯤ ꯏꯟꯁꯥꯡꯅꯒ ꯂꯩꯍꯧꯗꯕꯅꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯗꯨ ꯈꯪꯗꯅꯩꯁꯨ ꯄꯨꯔꯛꯂꯤꯕꯅꯤꯅꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯔꯦ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯪꯉꯦꯀꯣ ꯇꯥꯗ ꯍꯅꯨꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯋꯥ ꯁꯖꯤ ꯃꯤꯇꯥꯒꯨꯝꯂꯕꯤ ꯃꯤꯁꯅ ꯑꯁꯤꯅ ꯃꯤꯠꯆꯤ ꯑꯃ ꯇ꯭ꯔꯦꯡ ꯂꯥꯎꯅꯒ ꯈꯠꯆꯤꯜꯂꯝꯕꯁꯤꯗꯤ ꯏꯁꯥꯁꯦ ꯍꯅꯨꯔꯦ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯎꯗꯤ ꯌꯥꯗꯦꯅꯦ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯂꯩꯋꯥ ꯑꯃꯇꯪꯒ ꯈꯪꯂꯕꯗꯤ ꯆꯞ ꯆꯥꯔꯗꯧꯅꯤ ꯑꯩꯁꯤꯕꯨ ꯌꯨꯝꯗ ꯍꯣꯔꯦꯟ ꯋꯥꯏ ꯍꯟꯖꯤꯟꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯃꯃꯥꯏ ꯈꯨꯏꯕꯤꯗꯨꯕꯨ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯊꯝꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯑꯩꯅ ꯄꯨꯊꯣꯔꯛꯄꯅꯤ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯏꯁꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯪꯅꯕ ꯇꯥꯔꯦ ꯁꯣꯏꯗ꯭ꯔꯦꯕ ꯉꯥꯟꯕꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯅꯦ ꯁꯅꯥꯕꯨꯟ ꯌꯦꯞꯂꯒ ꯅꯨꯄꯤ ꯑꯃ ꯆꯪꯈ꯭ꯔꯤꯕꯁꯤꯅ ꯃꯧ ꯍꯜꯂꯛꯄꯤꯗꯣ ꯑꯣ ꯌꯥꯝ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯄꯥꯕꯁꯤꯗꯤ ꯑꯩꯅ ꯁꯣꯝꯗ ꯃꯧꯗꯤ ꯂꯥꯏꯔꯗꯅ ꯂꯩꯁꯥꯕꯤ ꯑꯃ ꯐꯥꯎꯕ ꯐꯪꯗ ꯂꯩꯔꯤ ꯈꯪꯅꯤꯕ ꯕꯥꯕꯥ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯁꯤ ꯂꯥꯏꯅꯤ ꯀꯗꯥꯏꯗꯒꯤ ꯍꯨꯖꯤꯜꯂꯒ ꯂꯥꯛꯂꯤꯕꯅꯣ ꯁꯤꯕꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯝꯕꯅꯤꯗ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯏꯐꯥ ꯐꯥꯖꯤꯜꯂꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯆꯣꯡ ꯐꯅ ꯁꯥꯟꯅꯔꯝꯕꯅꯤꯗ ꯑꯃ ꯑꯅꯤ ꯏꯌꯥ ꯆꯣꯡꯅꯤ ꯁꯥꯖꯦꯜ ꯀꯌꯥꯝ ꯇꯧꯔꯛꯈꯤꯅꯦꯕ ꯑꯩ ꯂꯩꯀꯥꯏ ꯃꯥꯡꯗꯩ ꯏꯀꯥꯏꯀꯣ ꯄꯥꯕ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯑꯩꯁꯦ ꯑꯁꯤꯒꯤ ꯃꯧ ꯅꯍꯥ ꯍꯜꯂꯛꯄꯤꯁꯤꯒ ꯏꯔꯥꯡ ꯇꯧꯅꯗꯅ ꯁ꯭ꯋꯥꯏꯁꯤꯗ ꯎꯅꯔꯒ ꯂꯩꯔꯗꯅ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯄꯥꯈꯪ ꯐꯥꯔꯛꯈꯤꯅꯣ ꯍꯥꯏꯁꯦ ꯀꯩꯗꯧ ꯄꯥꯈꯪ ꯐꯥꯔꯛꯏꯅꯣ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯆꯠꯊꯣꯛꯁꯦ ꯅꯃꯥꯅ ꯑꯩ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯕꯅꯤ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯀꯌꯥꯗ ꯃꯩ ꯀꯥꯏ ꯈꯪꯗ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯕꯥꯕꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯃꯆꯥꯅꯨꯄꯥꯅ ꯀꯧꯔꯒ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯆꯠꯂꯤ ꯉꯥꯟꯕꯁꯨ ꯃꯄꯥꯒꯤ ꯇꯨꯡꯗ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯗꯤ ꯃꯥꯏ ꯊꯣꯛꯄ ꯆꯪꯅꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯁꯥꯏ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦꯗꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯊꯝꯂꯝꯕꯗꯥꯏꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯃꯥꯡꯕ ꯑꯃ ꯀꯟꯅ ꯇꯧꯈꯠꯂꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨꯀꯗ ꯂꯥꯎꯏꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯅ ꯁꯤꯗ ꯏꯟꯁꯥꯡ ꯊꯝꯂꯝꯕꯗꯨ ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯥ ꯑꯩꯗꯤ ꯏꯟꯁꯥꯡꯗꯣ ꯂꯧꯊꯣꯛꯑ ꯀꯩꯗꯧꯗꯣꯏꯕ ꯍꯪꯒꯗꯕ ꯃꯤꯗꯅ ꯍꯪꯗꯦ ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯂꯩꯁꯤ ꯀꯩꯒꯤꯅꯣ ꯅꯪꯉꯣꯟꯗ ꯍꯪꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯍꯪꯗꯣꯏꯕ ꯄꯥꯕꯗ ꯍꯪꯉꯨ ꯉꯥꯟꯕꯗꯨ ꯐꯤꯡꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯏꯕꯣꯍꯜꯁꯨ ꯇꯥꯟ ꯆꯥꯅ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯏ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯅꯣꯏꯕꯣ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤꯅꯦ ꯁꯤꯗ ꯑꯩꯅ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯊꯝꯂꯝꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔꯗꯣ ꯀꯅꯥꯗ ꯄꯤꯈꯤꯕ ꯍꯥꯏꯌꯨꯅꯦ ꯀꯅꯥꯗ ꯄꯤꯈ꯭ꯔꯤꯅꯣ ꯀꯔꯤ ꯋꯥꯍꯪꯅꯣ ꯃꯃꯥ ꯍꯪꯉꯩꯗꯨꯕꯣ ꯍꯦꯛꯇ ꯆꯞꯂꯒ ꯍꯪꯉꯤ ꯋꯥꯅꯤ ꯑꯩ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯕ ꯅꯆꯥꯅꯨꯄꯥꯅ ꯃꯄꯥꯗ ꯍꯪꯉꯣꯅ ꯍꯥꯏꯔꯝꯂꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯅꯤ ꯀꯔꯤ ꯉꯥꯡꯅꯔꯤꯕ ꯂꯩꯀꯥꯏ ꯃꯤꯅ ꯃꯧ ꯅꯍꯥ ꯍꯜꯂꯛꯄꯤ ꯑꯃꯒ ꯀꯣꯏꯅꯔꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯣ ꯑꯗꯨꯁꯨ ꯍꯟꯗꯛꯇ ꯃꯄꯥꯝꯗ ꯍꯜꯂꯛꯈꯤꯕꯤ ꯇꯥꯊꯣꯠꯂꯩꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯁꯠ ꯈꯨꯝꯂꯛꯎ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯍꯥꯏꯔꯛꯇꯅ ꯑꯃꯨꯛ ꯈꯪꯉꯝꯃꯤꯅꯣ ꯁꯤꯗ ꯃꯁꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯒꯦ ꯅꯨꯄꯤ ꯃꯁꯣꯏ ꯉꯥꯡꯒꯅꯨ ꯑꯔꯦꯝꯕꯗ ꯅꯥꯍꯨꯝꯗꯨ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤꯅꯤꯀꯣ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯊꯣꯡꯉꯣ ꯆꯥꯛ ꯑꯃꯇ ꯊꯣꯡꯉꯣꯏ
ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯗ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯤꯕꯗꯨꯅꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯦ ꯇꯥꯛꯂꯕꯅꯦꯕ ꯏꯆꯦ ꯏꯆꯟꯅꯒ ꯍꯥꯏꯔꯛꯂꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯐꯥꯎ ꯈꯪꯈꯤꯔꯣꯏꯌꯦ ꯑꯩ ꯈꯪꯈꯤꯔꯣꯏ ꯃꯗꯨꯒꯤ ꯄꯥꯎ ꯇꯝꯒꯟꯕꯤ ꯏꯆꯟ ꯍꯥꯏꯕꯤ ꯊꯕꯛ ꯂꯩꯇꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯒ ꯅꯪꯅ ꯊꯥꯖꯔꯤꯕ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯁꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯖꯤꯕ ꯑꯣꯏꯕꯖꯥꯠꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯁꯤꯡꯂꯛꯂꯕꯗꯤ ꯖꯒꯠꯁꯤ ꯂꯩꯔꯤꯕꯅꯦ ꯃꯤꯑꯣꯏ ꯄꯨꯝꯕ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯐꯩ ꯉꯁꯤꯗꯤ ꯆꯥꯛꯀꯝꯅ ꯊꯣꯛꯑꯣꯏ ꯍꯅꯨ ꯊꯪꯗ ꯏꯔꯥꯡ ꯌꯥꯝꯅ ꯇꯧꯅꯤꯡꯂꯕꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯍꯩ ꯀꯔꯟ ꯇꯧꯅꯨ ꯅꯨꯄꯤ ꯍꯩꯃ ꯀꯔꯤꯅꯣ ꯃꯥꯅ ꯊꯤꯔꯤꯁꯤꯕꯣ ꯍꯩꯃ ꯊꯥꯡꯅꯤꯅꯦ ꯑꯗꯨꯁꯨ ꯇꯥꯛꯀꯦ ꯍꯩ ꯅꯨꯄꯤ ꯊꯥꯡꯗꯣ ꯊꯥꯗꯧꯋꯦꯃꯤ ꯑꯩꯁꯦ ꯍꯥꯠꯂꯒ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯜꯍꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯥꯟꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯄꯥꯕ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯃꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯁꯦ ꯃꯈꯨꯠꯇꯒꯤ ꯊꯥꯡꯁꯦ ꯑꯃꯨꯛꯇ ꯃꯨꯜꯂꯣꯏꯃꯤ ꯀꯔꯤꯅꯣ ꯁꯤꯅ ꯃꯃꯤꯠꯁꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯇꯣꯛꯂꯒ ꯌꯦꯡ ꯂꯩꯔꯤꯁꯤꯅ ꯍꯩꯃ ꯅꯄꯥꯁꯦ ꯁꯛ ꯐꯖꯩ ꯈꯪꯉꯤ ꯅꯃꯥꯗꯒꯤ ꯊꯥꯡꯁꯦ ꯑꯃꯨꯛꯇ ꯃꯨꯜꯂꯨ ꯋꯥꯅꯦ ꯃꯨꯜꯂꯣꯏ ꯁꯨꯡꯃꯨꯟ ꯃꯨꯜꯂꯣꯏꯕ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯄꯥꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯉꯥꯟꯕꯗꯨ ꯁꯣꯔ ꯐꯨꯟꯒꯠꯂꯒ ꯂꯦꯛꯊꯔꯛꯏ ꯀꯔꯤꯅꯣ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯀꯧ ꯋꯥꯈꯜ ꯂꯥꯛꯅꯕ ꯃꯁꯤꯗꯤ ꯊꯥꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯏꯁꯤꯡ ꯈꯔ ꯄꯨꯕꯤꯔꯛꯑꯣ ꯃꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯊꯥꯡꯒꯗꯣ ꯑꯁ꯭ꯋꯥꯏꯗ ꯊꯝꯈ꯭ꯔꯣ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯏꯃꯤ ꯅꯆꯥꯁꯦ ꯁꯤꯕ ꯇꯥꯔꯦꯕ ꯊꯥꯡꯁꯤ ꯊꯝꯈ꯭ꯔꯣ ꯍꯥꯏꯔꯛꯏꯍꯦ ꯑꯩꯉꯣꯟꯗꯗꯤ ꯑꯣꯟꯁꯤꯜꯂꯔꯣꯏ ꯏꯁꯤꯡ ꯄꯨꯔꯛꯂꯒꯦ ꯁꯦ ꯏꯁꯤꯡ ꯈꯨꯖꯥꯏꯁꯦ ꯑꯃ ꯃꯃꯥꯏꯗꯨꯗꯅꯦ ꯍꯦꯛꯇ ꯍꯩꯖꯤꯜꯂꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ ꯏꯕꯨꯡꯉꯣ ꯏꯃꯥꯅꯅꯦ ꯏꯁꯤꯡ ꯈꯤꯛꯄꯤꯒꯦꯁꯦ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯅꯪꯕꯣ ꯉꯥꯟꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯕꯥꯕꯥ ꯑꯩꯅ ꯏꯃꯥꯗ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯑꯩꯕꯨ ꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯁꯣꯔ ꯐꯨꯜꯍꯟꯕ ꯈꯪꯅꯤꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯍꯥꯏꯅꯤꯕ ꯏꯃꯥꯗ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯍꯤꯞꯄꯨꯒꯦ ꯏꯕꯣꯍꯜꯅ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯪ ꯅꯃꯥꯗ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯏꯄꯥꯗ ꯍꯥꯏꯔꯝꯃꯨ ꯑꯩꯗꯤ ꯀꯩꯗꯧ ꯍꯥꯏꯗꯣꯏꯕ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯃꯦꯝꯆꯥꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯈꯠꯅꯕꯒ ꯍꯧꯕꯤꯔꯨꯔꯅꯣ ꯀꯔꯝꯕ ꯃꯄꯥꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯃꯆꯤꯟ ꯃꯅꯥꯇꯣꯟꯕꯨ ꯍꯦꯛꯇ ꯃꯦꯟꯁꯤꯜꯂꯒ ꯊꯝꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯍꯟꯗꯣꯛꯑꯣ ꯆꯥꯛ ꯊꯣꯡꯒꯦ ꯑꯩꯅꯅꯦ ꯏꯆꯥꯅꯨꯄꯥꯁꯦ ꯋꯥ ꯉꯥꯡꯕ ꯋꯥꯈꯤꯅꯤꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯕꯗ ꯃꯅꯥꯇꯣꯟꯁꯨ ꯌꯥꯎꯅ ꯃꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯑꯣ ꯊꯥꯡꯗꯤ ꯄꯥꯏꯔꯛꯅꯨꯀꯣ ꯏꯆꯥꯅꯨꯄꯥ ꯋꯥꯟꯊꯔꯛꯀꯅꯤ ꯊꯣꯡꯉꯣ ꯏꯕꯣꯍꯜꯁꯦ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯟꯕꯗꯨ ꯊꯕꯛ ꯆꯠꯅꯕ ꯄꯨꯟꯁꯤꯕꯕꯨ ꯍꯧꯕ ꯂꯥꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯝꯕꯤꯗ ꯂꯥꯛꯏ ꯄꯨꯟꯁꯤꯕꯅ ꯏꯌꯥꯝꯕ ꯊꯦꯡꯕꯨꯡ ꯅꯥꯏꯔꯛꯄ ꯃꯐꯝꯗꯣ ꯌꯧꯅꯕ ꯆꯠꯄꯗ ꯑꯩ ꯊꯤ ꯁꯤꯠꯄ ꯁꯣꯏꯗ꯭ꯔꯦ ꯄꯨꯛ ꯁꯧꯒꯠꯂꯦꯕ ꯑꯩ ꯑꯁ ꯍꯩꯅꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯊꯤꯁꯤ ꯇꯧꯔꯤ ꯀꯔꯟꯁꯦ ꯌꯥꯝ ꯇꯥꯏ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯀꯔꯟ ꯇꯥꯕ ꯑꯩꯕꯣ ꯊꯤꯁꯤ ꯇꯧꯔꯦ ꯍꯥꯏꯁꯦ ꯀꯔꯟ ꯇꯥꯕ ꯑꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯃꯗ ꯆꯪꯁꯦꯕ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯗꯤ ꯁꯣꯏꯗꯅ ꯑꯩ ꯐꯔꯛ ꯇꯥꯔꯛꯑꯅꯤ ꯑꯁꯤꯗꯒꯤꯅꯦ ꯊꯣꯡꯒꯥꯜꯁꯤꯗ ꯍꯦꯛꯇ ꯆꯪꯉꯁꯦ ꯑꯩ ꯆꯦꯟꯁꯤꯜꯂꯦꯍꯦ ꯅꯪ ꯊꯣꯛꯄ ꯅꯪ ꯂꯥꯛꯍꯧꯔꯣ ꯅꯪ ꯉꯥꯡꯍꯧꯔꯕ ꯅꯪ ꯄꯨꯟꯁꯤꯕꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯔꯇꯤꯟꯗꯨ ꯍꯦꯛꯇ ꯊꯥꯡꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯪꯆꯥꯛ ꯆꯥꯛꯂꯤꯕ ꯇꯈꯦꯜꯂꯩ ꯃꯍꯥꯛꯇꯤ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯉꯥꯟꯕꯁꯨ ꯌꯨꯝꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ ꯏꯆꯟ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯕꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅ ꯅꯣꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯏꯕꯥꯅꯤꯗꯣ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯒꯗꯧꯕꯗꯣ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯑꯕ ꯑꯗꯨꯒꯤ ꯐꯔꯛ ꯇꯥꯗꯅ ꯅꯣꯏꯗ ꯆꯪꯈ꯭ꯔꯤꯅꯤ ꯑꯩꯗꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯕꯥꯔꯇꯤꯟꯒ ꯊꯥꯡꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯑꯣꯏꯔꯦ ꯃꯥꯅꯤ ꯂꯣꯏꯗ꯭ꯔꯤ ꯆꯥꯜꯂꯝꯕꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯁꯨ ꯃꯁꯛꯀꯗꯤ ꯍꯥꯏꯒꯠꯇꯅ ꯐꯖꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔ ꯂꯩꯔꯗꯅ ꯑꯩ ꯁꯨꯝ ꯏꯀꯥꯏꯁꯤꯜꯂꯛꯇꯧꯔꯤ ꯏꯕꯣ ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯌꯨ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯐꯝꯂꯒ ꯉꯥꯏꯕꯤꯔꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯁꯤꯕꯗꯨ ꯇꯞꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯏ ꯑꯗꯨꯒ ꯉꯥꯟꯕꯅ ꯐꯝꯂꯤꯕ ꯃꯣꯔꯥꯗꯨ ꯃꯨꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯐꯝꯈ꯭ꯔꯦ ꯑꯁ ꯅꯨꯡꯁꯥꯁꯦ ꯉꯥꯛꯇ ꯌꯥꯏꯒꯦ ꯏꯇꯥꯎ ꯉꯥꯛꯇꯪ ꯂꯩꯔ ꯆꯠꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯧꯒꯠꯂꯒ ꯆꯠꯄꯗꯣ ꯄꯨꯛꯁꯦ ꯑꯃꯨꯛ ꯁꯧꯒꯠꯂꯛꯀꯅꯦꯕ
ꯉꯥꯡꯗꯕ ꯃꯒꯣꯜ ꯐꯝꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯇꯥꯔꯒ ꯅꯣꯏꯁꯦ ꯎꯗ꯭ꯔꯕꯅ ꯅꯃꯥꯏꯒꯗꯣ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯣꯏꯅꯦ ꯃꯁꯛꯁꯦ ꯐꯅ ꯑꯗꯨꯝ ꯐꯖꯔꯤꯅꯦ ꯑꯩꯗꯤ ꯉꯁꯥꯏ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯥꯒ ꯑꯝꯇ ꯎꯍꯧꯗꯦ ꯑꯗꯣ ꯆꯠꯂꯁꯤꯔꯥ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯍꯣꯏ ꯆꯠꯂꯁꯤ ꯏꯆꯜ ꯃꯣꯔꯥꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯥꯎ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯑꯩꯕꯨ ꯈꯣꯡ ꯍꯥꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈ꯭ꯔꯒꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯃꯁꯦ ꯍꯟꯅꯒꯁꯨ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯃꯁꯤꯅ ꯃꯃꯥꯟꯅꯕ ꯏꯪ ꯇꯞꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯈꯔ ꯀꯥꯔꯟ ꯇꯥꯕ ꯑꯣꯏꯔꯝꯅꯤꯕ ꯖꯥꯠ ꯖꯥꯠꯅꯤ ꯂꯪꯆꯥꯛꯁꯦ ꯆꯥꯛꯄ ꯂꯣꯏꯔꯒ ꯏꯇꯥ ꯊꯣꯏꯅ ꯍꯣꯏꯗ ꯆꯠꯂꯒ ꯂꯪ ꯈꯔ ꯂꯩꯔꯨꯅꯕ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩ ꯂꯪꯆꯥꯛ ꯑꯗꯨ ꯆꯥꯛꯄ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯗꯨ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯇꯥ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯏ ꯊꯣꯏꯅꯨ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯍꯩ ꯆꯥꯔꯝꯃꯤ ꯍꯩꯃꯥ ꯏꯇꯥ ꯇꯈꯦꯜꯂꯩ ꯂꯥꯛꯑꯣ ꯆꯣꯔꯐꯣꯟ ꯆꯥꯁꯤ ꯂꯥꯛꯑꯣꯁꯦ ꯏꯁ ꯍꯩꯒ ꯆꯥꯊꯔꯒ ꯅꯨꯡꯁꯥꯒ ꯌꯥꯏꯊꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯖꯥꯠꯅꯤꯅꯦ ꯑꯗꯣ ꯅꯪ ꯊꯕꯛ ꯁꯪꯉꯗꯤ ꯏꯕꯥꯏꯅꯤ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯔꯒ ꯂꯪ ꯈꯔ ꯂꯩꯃꯤꯟꯅꯧꯁꯤ ꯍꯣꯏ ꯌꯥꯏ ꯍꯩꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯁꯤ ꯁꯦ ꯅꯪꯁꯨ ꯆꯪꯁꯤꯜꯂꯛꯑꯣꯕ ꯏꯊꯟꯗ ꯁꯨꯝ ꯆꯥ ꯂꯩꯔꯗꯤ ꯀꯨꯏꯔꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯇꯥꯊꯣꯠꯂꯩꯗꯨ ꯃꯁꯨꯝ ꯇꯥꯅ ꯀꯦꯊꯔꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯂꯤ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯎꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯁꯤ ꯌꯧꯔꯗꯤ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯑꯩꯒꯤ ꯄꯨꯡꯊꯣꯠ ꯊꯣꯠꯄꯤ ꯇꯥꯊꯣꯠꯂꯩꯗꯣ ꯉꯥꯏꯔꯝꯂꯅꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯇꯤꯒꯤ ꯎꯅꯕꯅꯤꯅ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯃꯥ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯦꯕ ꯑꯁ ꯂꯥꯛꯈꯤꯔꯣꯏꯗꯕ ꯖꯥꯠꯂꯥ ꯐꯅꯗꯤ ꯀꯨꯏꯔꯤꯁꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯁꯦ ꯑꯩꯅꯗꯤ ꯂꯩꯀꯣꯜꯗ ꯀꯣꯏꯊꯣꯛꯂꯨꯁꯦꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯑꯦ ꯑꯥꯗ ꯆꯠꯂꯛꯏꯁꯦ ꯇꯥ ꯏꯕꯣꯍꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯩꯃꯥ ꯃꯥꯅꯤ ꯑꯩꯍꯥ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗꯤ ꯁꯣꯔꯒ ꯇꯠꯂꯒ ꯁꯤꯒꯦꯕ ꯇꯧꯏ ꯑꯗꯣ ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯆꯦꯟꯕꯤꯔꯛꯂꯤꯕꯗꯨꯕꯣ ꯀꯅꯥꯅ ꯇꯥꯟꯅꯔꯛꯏꯅꯣ ꯀꯩꯅꯣꯅꯤ ꯂꯝꯕꯤꯗꯅꯦ ꯍꯨꯏꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯦꯃꯤ ꯑꯗꯨꯗ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯄ ꯊꯦꯡꯈ꯭ꯔꯦꯅ ꯍꯦꯛꯇ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯊꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯁꯤ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯂꯩꯀꯣꯜꯗ ꯀꯣꯏꯊꯣꯛꯂꯨꯁꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯏꯪꯅ ꯋꯥꯈꯜꯒꯁꯦ ꯆꯤꯛꯅ ꯐꯝꯂꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯥꯊꯔꯨꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯏꯗ ꯑꯗꯨꯗꯤ ꯄꯟꯊꯗꯕꯤꯗ ꯂꯩꯀꯣꯜ ꯃꯥꯏꯀꯩ ꯍꯦꯛꯇ ꯄꯥꯡꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒ ꯁꯝꯅꯔꯒ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯕꯨ ꯎꯍꯧꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯃꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯎꯕ ꯃꯤꯅꯣ ꯑꯣꯏꯅ ꯏꯀꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯂꯦ ꯍꯥꯏꯕꯗꯨꯅꯤ ꯇꯥꯊꯣꯠꯂꯩ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯟꯊꯗꯕꯤ ꯁꯦꯜꯕꯨ ꯎꯔꯕꯗꯤ ꯍꯦꯛꯇ ꯑꯐꯕꯗ ꯈꯟꯊꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯊꯕꯛ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌా ꯄꯥꯡꯕ ꯍꯧꯔꯛꯂꯦ ꯑꯃꯔꯣꯝꯗꯅ ꯉꯥꯟꯕꯒ ꯄꯨꯟꯁꯤꯕꯒꯅ ꯊꯕꯛ ꯆꯠꯄꯗ ꯇꯈꯦꯜꯂꯩ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯈꯦꯜꯂꯩ ꯃꯍꯥꯛꯁꯨ ꯄꯥꯈꯪ ꯃꯍꯥꯛꯄꯨ ꯊꯦꯡꯅꯅꯕ ꯍꯥꯏꯗꯅ ꯃꯇꯥ ꯊꯣꯏꯅꯨꯒ ꯂꯝꯕꯤꯗ ꯆꯠꯂꯤ ꯉꯥꯟꯕꯒ ꯄꯨꯟꯁꯤꯕꯒꯁꯨ ꯊꯕꯛ ꯂꯥꯛꯏ ꯂꯝꯕꯤꯗ ꯇꯈꯦꯜꯂꯩꯅ ꯆꯠꯄ ꯎꯕꯗ ꯄꯨꯟꯁꯤꯕꯅ ꯉꯥꯟꯕꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯁꯤꯒꯤ ꯇꯈꯦꯜꯂꯩꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯔꯥꯁꯤ ꯂꯩꯕꯤꯁꯤꯒ ꯑꯗꯨꯝ ꯆꯠꯂꯝꯃꯤꯗꯀꯣ ꯑꯩꯗꯤ ꯃꯣꯏꯒꯤꯁꯦ ꯆꯤꯡꯅꯕ ꯑꯃꯕꯨ ꯌꯥꯎꯈꯠꯂꯛꯏ ꯑꯦ ꯀꯔꯤꯅꯣ ꯇꯥꯟ ꯆꯥꯗꯅ ꯑꯃꯨꯛ ꯆꯤꯡꯅꯈꯠꯂꯛꯏꯗꯨꯅ ꯇꯈꯦꯜꯂꯩꯅ ꯏꯇꯥꯎ ꯅꯪꯉꯣꯟꯗ ꯂꯣꯟ ꯂꯣꯟ ꯌꯦꯡꯕꯗꯣ ꯑꯩꯅ ꯎꯍꯧꯔꯕꯅꯤ ꯈꯪꯉꯤꯗꯅ ꯅꯪꯗꯤ ꯑꯄꯪꯅ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏ ꯑꯦ ꯅꯛꯁꯤꯜꯂꯛꯏꯍꯦ ꯊꯣꯏꯅꯨꯅ ꯇꯥꯉꯥꯟꯕ ꯊꯕꯛ ꯆꯠꯂꯕꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯤꯀꯣ ꯄꯨꯟꯁꯤꯕꯅ ꯀꯔꯤꯅꯣ ꯉꯥꯟꯕ ꯈꯛꯇ ꯀꯧꯔꯤꯁꯤꯕꯣ ꯑꯩꯁꯨ ꯃꯅꯥꯛꯇ ꯏꯆꯥꯎ ꯆꯥꯎ ꯆꯠꯂꯤꯁꯦ ꯎꯗꯕꯩ ꯃꯑꯣꯡꯗ ꯉꯥꯟꯕꯅ ꯑꯁ ꯌꯥꯔꯤꯕ ꯅꯪꯁꯨ ꯊꯣꯏꯅꯣ ꯉꯁꯤꯗꯤ ꯊꯕꯛ ꯂꯥꯛꯄꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯈꯣꯏꯅꯤꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯗꯥꯏꯗꯕꯨ ꯑꯣꯏꯅꯤ ꯏꯇꯥ ꯇꯈꯦꯜꯂꯩꯒꯤ ꯊꯋꯥꯏꯒꯤ ꯃꯅꯤꯗꯣ ꯂꯝꯕꯤꯁꯤꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯕꯅꯤꯅ ꯆꯪꯉꯁꯤ ꯍꯥꯏꯔꯛꯑꯅꯤ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤꯕ ꯀꯩꯗꯧꯔꯒꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯟꯁꯤꯕꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯄꯪꯕꯁꯦ ꯊꯋꯥꯏꯒꯤ ꯃꯅꯤ ꯊꯤꯔꯤꯕ ꯂꯩꯁꯥꯕꯤ ꯃꯍꯥꯛꯇ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯅꯕ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯉꯥꯟꯕ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯟ ꯇꯈꯦꯜꯂꯩ ꯃꯊꯪꯗꯤ ꯋꯥ ꯑꯃ ꯍꯥꯏꯍꯜꯂꯒꯦ ꯆꯠꯂꯤ ꯊꯣꯏꯅꯨꯅ
Is, ita, asigi karan taba punsibase, wayam khangibo. Nangisina khangdrasu ma khangladi yaraba natro. As, nangsu nachin yawan bahaiduni. Mina ikai khangdabini na khalamoidro. Moina hangasu karisu kumlonona aina haikraba natro nangonda. Ikai sinariba amu. O yari bema hayeng kari hairkeni yengasi aduda khangani. Ado biruk hekpa jalusi. Mamangsingdane biruk yam hawe hainai. Mi ataisu chatnakibani. Hoi jalurasi. Imasu nahanta biruk kangsu chaningina haibani. Adudi aikhoida hana changlurasi. Thanga thumuka lauraga nakhoida mung changasi. Hoi lao. Makhoi anidu wari kaya sanaduna chakri numidangi matamni memsa. Masana thabak halakpaga chak chaba nangnaba sak thonggatli. Ibohal su tapna chakhumda changlei. Handakti memsa mapurebda wangangtri legai miyamna pau phajana tambadagi memsa mahaksu mapurebagi maram chat khanglabani. Adubu ngangbada haibada tabiroidaba oibana karisu haide. Ibohalna bi nangbu kari sang tongdoribano khumde hanglakli wado thaoina su tasiludi magi thokpa sak thongli ibohalsu amuka kaurei. Nangbu kari sang thonglibano haibani ne. Musibu munaga panglabu salane. Handak aina ngangwa khumlaktribase. Mana pangbugi oizala. Memsana. Isa nupadubu ngasidi thengida. Nahan makhaidi sumkansida adum halakpani. Makhung mukut hamnanaba ising asaba khara thangatpige. Karino masigi nupisibo. Mamisu tanglabu zalo. Manakta phamlibe ngoda handa phau yenglamdene. Imungsia hagdong mamay ikai khangdaba marang yam kaida. Mathibong lamlaklaba kanda mayum ningsinglaklaga mapuna sak thalakpa ngairi mane. Hais, mangse ingondara. Natraga hagdong na ngangirani maisibo. Ngan masu makuta nga mapairaga chakhumda sangai. Ma, isang thongdriba natro. Thongdriye, haima, nga lairaklido nangbo. Is, onthok na sawkrida. Kaidobagi lairaklibo nangbo siyal tingnaba. Mamalgashu yamba natida. Nga sigane adum chanarabani. Nasisa aigi thabak subagi kusuman phangi. Aduda itaw punsiba ibanina nga laiki sen hainaraga leireini. Phare phare. Si imanane ising asaba thangatlabani. Nakhung nakhut ka to hamdoknaba tawro. Ibohalna bungo nangna thabak subagi sil phangli haibado. Ipada khara khairawduna. Pabdi kadungnaba. Haima. Silbu kaidawdunu hanglibsibu karino. Thabak laini ipagi. Laite. Pabagi thabak to ay muna khangi. Aise pakhang baramani papa. Migi mamangda maisi thabam leitrabani. Leigai mi mayak ubaga pabi pawang tantamaise. Lambi satpa ngamjai. Leigai mi na kari tamay pa. Mawam ta lawro. Thabak leitaba mi kharanane. Aigi satok satsin yengsinda leirabani. Kadai isi ipada sil kharapiro. Makhoi mapa nangse ikai bigi singlido taktrabro. Nasa sina so yamna phajana haribase nakoktuda karisu khantadribudu karigino. Nasai makhaidi aina ngangwa khumdabise. Hosita marolo leine. Mama nangbu hosite urabro. Nanakta phamli bai phau usinadabu khai nangna thokpu tawraga leidaine. Ima nganglurano. Haibada lawdo midi miyamna maina waraksani. Adubu baba katukkarani tawraklaba. Nasabudi pate hainoko. Kari nuibungo nangna nganglu mayamsibo. Ipase kokama ingaw ngawri wane. Nati kari karano aina tawduisibo. Nasai makai ngangli wase. Karisu khangsinadana leiba ngamliba pabagi maidubo ikai machena baw khangdraba. Nasaidagi aina ngangli wase. Pabana koiriba mawhalakpi tathole nakhoinigi warini. Leikaidagi hendoktana khulpuma loina khangnarabani. Lambi lamkhangda thengnaba awuba minane mitnanarabani. Ibungo tosi nganglurano. Ikai khangdamida kanthi thokna sawgalagane karisu kannaba phangoi. Adugi saru nakhong nakhut hamdokluro ima chak losilaklagi. Ngaduna ipa sembiraklagi. Mama masadu ibohalda chapmanana saungna phat yengthorei. Makhoine yenglakpaduda mapa mahakti tawpham khangda noksinaraga lei. Somda tathutlei hoidani mama sonbiduna sak thongli. Tathutlei mahakna chakhumduda phamlaga makutta sil kaya ma pairaga masing thiri. Kadaidagi sil singno aduna ahal hanubadagi hendoktana migi pakhang sa singdagi amuk
ꯁꯦ ꯂꯧꯊꯣꯛꯂꯕ꯭ꯔꯣ? ꯀꯔꯤꯅꯣ ꯏꯃꯥ? ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯨꯕ꯭ꯔꯣ? ꯅꯠꯇꯦ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯏꯒꯦ ꯇꯥꯟꯅꯔꯛꯏꯁꯦ ꯑꯩꯅ ꯀꯣꯏꯕꯤꯔꯨ ꯂꯥꯛꯑꯣꯅ ꯀꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯈꯪꯕꯤꯗꯕ꯭ꯔꯣ? ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅꯦ. ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ. ꯍꯌꯦꯡ ꯁꯤꯔꯕ ꯀꯥꯟꯗ ꯅꯪ ꯃꯩ ꯃꯊꯛꯇ ꯉꯧꯕ ꯁꯣꯏꯔꯣꯏꯀꯣ, ꯁꯣꯏꯔꯣꯏ. ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯩ ꯃꯊꯛꯇ ꯉꯧꯗꯣꯏꯕ? ꯃꯤ ꯍꯩꯅꯝ ꯂꯩꯅꯝ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯗꯣꯏꯅꯤ. ꯍꯤꯡꯂꯤꯉꯩꯗ ꯆꯣꯡꯂꯝ ꯆꯥꯗꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤꯅꯦ, ꯁꯤꯔꯕ ꯀꯥꯟꯗ ꯖꯣꯝ ꯅꯤꯡꯊꯧꯅ ꯃꯩꯊꯛꯇ ꯉꯧꯋꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ? ꯑꯁ, ꯇꯥꯅꯤꯡꯗꯦꯗ. ꯏꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯉꯤꯗꯣ ꯖꯣꯝ ꯅꯤꯡꯊꯧ ꯃꯅꯥꯛꯇꯒ ꯆꯠꯄꯤꯔꯨꯔꯕꯣ? ꯂꯥꯏꯒ ꯃꯋꯥ ꯂꯧꯗꯦ. ꯁꯤꯔꯒꯅ ꯁꯤꯕꯩ ꯊꯕꯛ, ꯍꯤꯡꯂꯤꯉꯩꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯕ. ꯁꯤ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤ ꯍꯥꯏꯁꯦ? ꯋꯥꯔꯛꯇꯕꯤ! ꯅꯍꯥꯛꯁꯦ ꯃꯧꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯁꯨ ꯍꯜꯂꯛꯂꯒ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ. ꯅꯔꯝ ꯆꯠꯇꯨꯅ ꯆꯨꯝꯅ ꯂꯩꯌꯣ ꯍꯥꯏꯕꯁꯦ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯑꯃꯨꯛꯇꯪ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯐꯥꯔꯒꯅꯦ ꯅꯔꯨ ꯀꯣꯛꯂꯕꯗꯤ ꯀꯂꯛꯄꯦꯟꯗꯧꯅꯤ ꯅꯪ. ꯃꯇꯝꯗꯨꯗꯅꯦ ꯑꯩꯗꯤ ꯈꯥꯝꯕꯒ ꯍꯥꯏꯔꯤ. ꯑꯩꯅ ꯑꯣꯏꯅꯅꯦ ꯃꯥꯡ ꯊꯥꯔꯒ ꯅꯪ ꯐꯨꯕ ꯌꯥꯎꯗꯧꯔꯤꯕꯅꯤ. ꯂꯩꯀꯥꯏ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯀꯩꯒꯤ ꯐꯥꯗꯣꯏꯕ? ꯑꯩꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯅꯠꯇꯦ, ꯏꯃꯥ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯗꯣ ꯃꯈꯣꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯛ ꯊꯥꯛꯂꯔꯕ꯭ꯔꯣ? ꯀꯔꯤ ꯀꯥꯟꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ. ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯣ. ꯍꯨꯒ ꯃꯥꯞꯆꯤꯜꯂꯒ ꯂꯩꯔꯝꯅꯤꯀꯣ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯗꯧꯅꯤ. ꯃꯧ ꯍꯜꯂꯛꯄꯤ, ꯑꯣꯛꯇꯕꯤ, ꯅꯨꯄꯥ ꯐꯥꯕꯤ. ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯧ ꯑꯁꯤꯗ ꯏꯟꯅꯔꯛꯂꯤꯕ ꯄꯥꯈꯪꯁꯤꯡꯗꯨꯅꯦ, ꯄꯥꯈꯪꯁꯤꯡꯗꯣ. ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ. ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ ꯏꯕꯨꯍꯜꯗꯨꯅꯅꯦ ꯃꯥꯡ ꯊꯥꯔꯤ. ꯃꯗꯨꯁꯨ ꯃꯌꯨꯝꯗ ꯃꯇꯨ ꯃꯆꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ. ꯍꯥꯏꯔꯁꯨ ꯂꯧꯕꯤꯔꯝꯃꯣꯏꯅꯦ. ꯑꯩꯈꯣꯏꯒꯤꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯦꯕ. ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯗ꯭ꯔꯕꯅꯦꯕ ꯑꯁꯤ. ꯇꯥꯊꯣꯠ ꯂꯩꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯧꯔꯛꯏ. ꯏꯁꯧ ꯂꯥꯡꯗ꯭ꯔꯁꯨꯅꯦ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯡꯉꯨ. ꯇꯥꯅꯤꯡꯗꯤꯌꯦ, ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯜꯂꯤ. ꯏꯃꯥꯅ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒꯅꯦ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ. ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯏꯃꯥ, ꯇꯥꯅꯤꯡꯗꯦ. ꯃꯁꯤ ꯂꯝꯁꯥꯏ ꯃꯆꯥꯁꯦ ꯃꯁꯦ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯅꯪ ꯅꯅꯤꯡꯇꯧꯀꯣ, ꯅꯅꯤꯡꯇꯧ. ꯏꯃꯥ ꯊꯤꯡꯉꯣꯏ. ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏ. ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ. ꯅꯨꯃꯤꯠꯁꯤ ꯃꯍꯧꯈ꯭ꯔꯦ. ꯃꯌꯨꯝꯒꯤ ꯃꯤꯅ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕ ꯑꯣꯏꯔꯣꯏꯗꯕ ꯄꯟꯊꯨꯡꯕꯨ ꯃꯈꯨꯠꯅ ꯂꯝꯕꯤ ꯐꯪꯅꯤ ꯈꯜꯂꯤꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯇꯥꯊꯣꯠ ꯂꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯗꯤ ꯈꯔ ꯇꯥꯛꯂꯤ. ꯇꯥ ꯏꯕꯣꯍꯜ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ. ꯀꯔꯤ ꯋꯥꯅꯣꯅꯦ? ꯑꯝꯇꯒ ꯅꯠꯇꯦ, ꯃꯌꯥꯝ ꯍꯥꯏꯌꯨ. ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣꯅꯦ, ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯉꯥꯡꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯁꯦ ꯅꯌꯨꯝꯗ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯣꯗꯅ. ꯌꯨꯝꯗ ꯄꯨꯁꯤꯟꯕ? ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ. ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥꯅ ꯀꯟꯅ ꯉꯥꯡꯅꯩ. ꯀꯗꯥꯏꯗꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯨꯒꯦ ꯐꯥꯎ ꯇꯧꯏ. ꯃꯁꯤꯗ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯄꯨꯁꯤꯜꯂꯨꯔꯕꯗꯤ ꯏꯕꯥꯏꯅꯤꯃꯛ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ. ꯑꯁ, ꯂꯣꯏꯔꯦꯍꯦ. ꯅꯆꯥꯅꯨꯄꯥ ꯑꯃꯗꯨ ꯀꯞ ꯐꯥꯖꯤꯟꯕꯁꯨ ꯉꯝꯗꯕ. ꯑꯩꯅ ꯈꯜꯂꯨꯔꯤ ꯃꯌꯥꯝꯁꯤꯒ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯕ ꯇꯥꯔꯤꯕ꯭ꯔꯥ? ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯦ, ꯑꯝꯇ ꯇꯞꯊꯈꯣꯁꯦ. ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ. ꯏꯆꯥ ꯅꯨꯄꯥꯅ ꯉꯥꯡꯕ ꯍꯦꯛ ꯐꯕꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯗꯧꯅꯤ. ꯍꯣꯏꯁꯤ ꯌꯥꯔꯦ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯃꯤ ꯂꯥꯛꯂꯕꯗꯤ ꯏꯕꯥꯅꯤꯗ ꯃꯃꯤꯠ ꯐꯩꯅ ꯐꯩꯅ ꯌꯦꯡꯅꯔꯅꯤꯕ. ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯑꯣꯏꯗ ꯑꯣꯏꯊꯣꯛꯒ ꯃꯥꯜꯂꯨꯔꯦ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯉꯤ ꯀꯩ ꯆꯥꯅꯔꯤꯒꯦ? ꯃꯥꯅꯕꯨ ꯑꯩ ꯂꯧꯕꯤꯒꯦ ꯈꯜꯂꯗꯤ ꯃꯆꯥꯅꯨꯄꯥꯒ ꯀꯤꯕ ꯐꯥꯎꯈꯤꯗ꯭ꯔꯣ? ꯃꯁꯤꯃꯅꯦ ꯑꯣꯏꯔꯣꯏ ꯈꯪꯉꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯁꯤꯟꯅꯕ ꯇꯧꯒꯦ. ꯍꯣꯔꯦꯟ ꯊꯦꯡꯅꯔꯗꯤ ꯃꯇꯨꯡ ꯍꯦꯛꯇ ꯏꯟꯅꯁꯟꯈ꯭ꯔꯒ ꯂꯣꯏꯔꯦ. ꯇꯥꯊꯣꯠ ꯂꯩꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗ ꯉꯥꯟꯕꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯦ. ꯏꯔꯨꯒ ꯅꯥꯟꯅ ꯂꯨꯊꯣꯛꯂꯒ ꯃꯀꯦ ꯁꯦꯝꯂꯒ ꯃꯇꯥꯎ ꯄꯨꯟꯁꯤꯕꯨ ꯍꯣꯏꯗ ꯂꯥꯛꯏ. ꯏꯇꯥꯎ, ꯂꯣꯏꯔꯕ ꯅꯪꯕꯣ? ꯂꯣꯏꯔꯦ. ꯁꯦꯁ, ꯌꯥꯝ ꯀꯦꯊꯔꯒ ꯂꯥꯛꯏꯀꯣ ꯃꯤꯗꯤ. ꯇꯈꯦꯜ ꯂꯩꯔꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕꯤꯗꯣ ꯍꯦꯛꯂꯝꯗꯥꯏꯒꯤ ꯃꯀꯦ ꯌꯥꯝ ꯁꯦꯝꯊꯔꯛꯏꯀꯣ. ꯑꯁ, ꯏꯇꯥꯎ ꯅꯪꯁꯨ. ꯑꯗꯣ ꯏꯕꯥꯏꯅꯤ ꯆꯠꯇꯣꯏꯁꯦ
ꯃꯥꯕꯨ ꯊꯦꯡꯅꯒꯗ꯭ꯔꯣ ꯑꯩꯗꯤ ꯆꯠꯈꯩ ꯆꯠꯂꯒ ꯊꯦꯡꯅꯗ꯭ꯔꯗꯤ ꯕꯤꯠ ꯌꯥꯝ ꯂꯩꯔꯣꯏꯕꯣ ꯏꯁ ꯑꯗꯨꯏ ꯋꯥꯕꯨ ꯃꯌꯨꯝ ꯈꯪꯉꯤꯁꯤꯗꯤ ꯑꯩꯁꯨ ꯊꯤꯁꯦ ꯇꯧꯔ ꯍꯥꯏꯖꯤꯜꯂꯔꯒ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯅꯪꯅ ꯇꯨꯡꯗ ꯂꯥꯛꯂꯒ ꯂꯩꯕ꯭ꯔꯥꯅ ꯀꯣꯌꯦꯡ ꯌꯦꯡꯉꯨ ꯀꯩꯅꯣ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯗ ꯇꯈꯦꯜꯂꯩ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯌꯧꯔꯛꯂꯤ ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯣꯏꯅꯨꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯊꯦꯡꯅꯔꯨꯔꯤ ꯑꯦ ꯇꯥꯡꯉꯥꯟꯕ ꯄꯨꯟꯁꯤꯕ ꯊꯕꯛ ꯆꯠꯂꯕ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯑꯁ ꯀꯥꯏꯗꯤ ꯊꯕꯛꯅꯣꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗꯕꯨ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯊꯕꯛꯇꯨꯗꯤ ꯉꯔꯥꯡꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯀꯥꯏꯗ ꯆꯠꯂꯤꯕ ꯉꯥꯟꯕꯅ ꯊꯣꯏꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯇꯈꯦꯜꯂꯩꯗꯣ ꯑꯝꯇ ꯑꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯉꯥꯏꯔꯝ ꯑꯩ ꯏꯇꯥ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯀꯦ ꯍꯣꯏ ꯈꯔ ꯊꯨꯅ ꯂꯥꯛꯎꯀꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯝꯄꯥꯛ ꯃꯆꯥ ꯂꯩꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯣ ꯃꯇꯥ ꯇꯈꯦꯜꯂꯩ ꯍꯣꯏꯗ ꯆꯦꯜꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯇꯥꯕꯨ ꯀꯧꯔꯛꯏ ꯏꯇꯥ ꯑꯣ ꯏꯇꯥ ꯇꯈꯦꯜꯂꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯥꯎ ꯇꯥꯔꯦ ꯏꯇꯥ ꯊꯣꯏꯅꯣ ꯀꯩꯅꯣ ꯁꯨꯃꯥꯡꯗꯨ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯣ ꯀꯥꯈꯠꯂꯣ ꯁꯤ ꯂꯣꯏꯁꯤꯜꯂꯣ ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯣ ꯅꯪꯕꯣ ꯆꯤꯜꯂꯁꯨ ꯑꯩꯉꯣꯟꯗꯣꯛꯑꯝꯃꯣ ꯐꯤꯔꯣꯜꯒꯁꯦ ꯍꯣꯡꯗꯣꯛꯑ ꯂꯥꯛꯑꯣꯁꯦ ꯑꯁ ꯀꯩꯅꯣꯃꯤ ꯑꯌꯣꯃ ꯊꯣꯡꯁꯤꯅ ꯈꯨꯗꯤꯒ ꯊꯤꯖꯤꯜꯂꯤ ꯍꯩꯃ ꯀꯩꯅꯣꯕ ꯁꯤꯕꯣ ꯎꯄꯨꯒ ꯐꯥꯛꯏꯁꯤꯕꯣ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯩꯇꯕꯅꯤ ꯐꯤꯌꯥꯟꯗ ꯂꯣꯏ ꯌꯥꯜꯂꯤꯁꯤꯗꯤ ꯍꯥ ꯐꯤꯌꯥꯟꯗ ꯑꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯗꯅ ꯀꯔꯝꯕ ꯁꯦꯠꯅꯤ ꯅꯪꯒꯤ ꯐꯤꯁꯦ ꯁꯤꯒꯤ ꯑꯁꯪꯕꯁꯦ ꯁꯤ ꯁꯦꯠꯂꯣ ꯑꯗꯨꯒ ꯎꯠ ꯃꯆꯨꯒꯤ ꯐꯨꯔꯤꯠꯁꯦ ꯁꯤꯃ ꯂꯤꯠꯂꯣ ꯁꯠꯇꯧꯔꯣꯃꯤ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯀꯔꯤꯅꯣ ꯈꯔ ꯁꯤꯜꯂꯣ ꯊꯨꯔꯣꯕ ꯍꯣꯏ ꯃꯤ ꯍꯣꯡꯗꯣꯛꯀꯦꯕ ꯑꯗꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯑꯌꯣ ꯑꯁ ꯁꯝꯗꯨ ꯇꯞꯅ ꯍꯥꯠꯂꯨ ꯀꯩꯅꯣ ꯍꯦꯛꯇ ꯐꯣꯏꯔꯤꯗꯨꯕꯣ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯗꯤꯅꯦ ꯑꯗꯨꯝ ꯅꯦꯟꯗꯅ ꯂꯩꯔꯗꯧꯕ ꯁꯠꯇꯧꯔꯣ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯃꯇꯥꯗꯨ ꯋꯥꯍꯪ ꯍꯪꯗ꯭ꯔꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯇꯥ ꯊꯣꯏꯅꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟꯅꯩ ꯂꯝꯄꯥꯛ ꯃꯆꯥ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯎꯔꯦ ꯂꯥꯞꯇꯛꯅ ꯉꯥꯟꯕꯒ ꯄꯨꯟꯁꯤꯕꯒ ꯂꯦꯞꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯇꯈꯦꯜꯂꯩ ꯃꯍꯥꯛꯇꯤ ꯃꯤꯍꯨꯟ ꯆꯣꯡꯂꯛꯏ ꯏꯇꯥ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯀꯦꯗꯅ ꯂꯣꯏꯁꯤꯟꯍꯜꯂꯤꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯗꯈꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯤꯡꯉꯤꯁꯤꯕꯣ ꯏꯇꯥ ꯑꯌꯥ ꯃꯤꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯍꯥꯏꯅ ꯁꯨꯝ ꯆꯤꯡꯉꯦꯃꯤ ꯑꯁ ꯑꯁꯤꯁꯦ ꯌꯥꯝ ꯉꯥꯡꯉꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯉꯥꯟꯕꯗꯤ ꯇꯈꯦꯜꯂꯩ ꯃꯍꯥꯛꯇ ꯃꯤꯠꯅ ꯌꯦꯡꯕ ꯂꯦꯞꯇꯦ ꯄꯨꯟꯁꯤꯕꯅ ꯂꯥꯛꯑꯕꯅꯤꯅ ꯋꯥꯔꯤ ꯄꯦꯟꯅ ꯁꯥꯟꯅꯧ ꯊꯣꯏꯅꯨ ꯏꯕꯥꯅꯤꯁꯨ ꯁ꯭ꯋꯥꯏꯗ ꯐꯝꯅ ꯉꯥꯏꯔꯨꯁꯤ ꯍꯣꯏ ꯏꯇꯥ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯍꯧꯔꯣꯀꯣ ꯆꯠꯂꯦ ꯉꯥꯟꯕꯅ ꯀꯩꯅꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯔꯣꯏꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯁꯨꯝ ꯇꯨꯃꯤꯟ ꯂꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯏꯁ ꯑꯗꯨ ꯌꯥꯝ ꯏꯀꯥꯏꯁꯤꯜꯂꯛꯏꯗꯨꯅ ꯀꯩꯒꯤ ꯅꯍꯥꯟꯈꯩ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯅ ꯑꯗꯨꯝ ꯀꯧꯔꯛꯂꯒ ꯉꯁꯤꯅ ꯋꯥꯐꯥꯎ ꯐꯖꯅ ꯉꯥꯡꯗꯅꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯝꯇ ꯑꯣꯏꯔꯁꯤ ꯏꯀꯥꯏꯁꯤꯟꯅꯔꯒ ꯌꯥꯗꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯑꯩꯒꯤ ꯈꯟꯕꯒꯤ ꯃꯇꯝꯒ ꯑꯝꯇ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯈꯟꯗ꯭ꯔꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯃꯈꯨꯝ ꯄꯥꯝꯃꯤꯁꯦ ꯑꯌꯥ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯤ ꯑꯁ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯗ ꯅꯨꯄꯥꯏꯅ ꯏꯀꯥꯏꯔꯤꯅꯦ ꯂꯩꯔꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯥꯔꯦꯅ ꯑꯝꯇ ꯍꯥꯏꯔꯨꯁꯦ ꯇꯥꯒꯦꯕ ꯇꯥꯅꯤꯡꯉꯤ ꯌꯥꯔꯦ ꯏꯀꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯃꯃꯣꯟ ꯅꯣꯛꯅ ꯅꯨꯡꯁꯤꯅ ꯇꯈꯦꯜꯂꯩꯗ ꯌꯦꯡꯂꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯉꯥꯟꯕꯒ ꯄꯨꯟꯁꯤꯕꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯥꯟꯕ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯊꯣꯠꯂꯩ ꯄꯥꯈꯪ ꯑꯃꯗ ꯅꯝꯂꯩ ꯂꯩꯁꯤꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯕꯣꯍꯜ ꯃꯍꯥꯛꯇꯤ ꯑꯁꯥ ꯀꯥꯏꯔꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯀꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯣ ꯇꯧꯃꯟꯗꯤ ꯉꯝꯈꯤꯗ꯭ꯔꯦꯗ ꯁꯣꯝꯗ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯁꯥꯎꯕ ꯊꯦꯝꯂꯤꯉꯩꯗ ꯇꯊꯣꯠꯂꯩ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯑꯇꯣꯞꯄꯝꯗ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯁꯨ ꯄꯥꯈꯪꯗ ꯅꯠꯇꯦ ꯄꯥꯈꯪ ꯃꯈꯣꯏꯗ ꯃꯧ ꯍꯜꯂꯛꯄꯤꯗꯨꯕꯨ ꯂꯧꯒꯦ ꯌꯥꯎꯅꯤꯡꯗ ꯂꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯄꯥꯈꯪꯗꯨꯅ ꯃꯤ ꯃꯧ ꯍꯜꯂꯛꯄꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯗ ꯂꯩꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯁꯤꯕ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯇꯊꯣꯠꯂꯩ ꯆꯥꯟꯅꯕꯤ ꯅꯪꯗꯤ ꯅꯨꯄꯥ ꯑꯃꯗ ꯊꯣꯠꯊꯔꯒ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯕ ꯑꯣꯏꯔꯦ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ
ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯁꯥꯎꯅ ꯆꯪꯂꯛꯏ꯫ ꯑꯣ ꯌꯥꯝ ꯄꯥꯝꯂꯒꯅꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒ ꯂꯧꯔꯨꯔꯣ꯫ ꯍꯅꯨꯕ ꯅꯪꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯑꯃ ꯐꯥꯔꯒ ꯂꯩꯈ꯭ꯔꯦꯗꯅ꯫ ꯃꯤꯒꯤ ꯄꯥꯈꯪꯗꯨꯗ ꯃꯧ ꯃꯥꯅ ꯂꯩꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯕ꯫ ꯅꯨꯄꯥ ꯅꯍꯥꯗ ꯍꯦꯡꯉꯣ ꯇꯧꯕꯅꯤꯅꯅꯦ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯃꯃꯥ ꯅꯪꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯉꯩꯁꯤꯗ ꯅꯥꯀꯟꯗꯒꯤ ꯕꯥꯁꯣꯛ ꯏꯁꯩ ꯁꯛꯆꯤꯜꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯣ꯫ ꯉꯁꯤꯗꯤ ꯑꯩ ꯇꯨꯃꯤꯟꯅꯅꯦ ꯏꯊꯟꯇ ꯑꯝꯇ ꯂꯩꯒꯦ, ꯌꯦꯜꯂꯛꯀꯅꯨ꯫ ꯍꯥ ꯌꯣ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒꯅꯦ ꯇꯨꯡꯁꯤꯗꯒꯤ ꯍꯦꯛ ꯊꯣꯝꯇꯠꯄꯕꯨꯅꯦ꯫ ꯅꯁꯛꯅꯦꯅ ꯀꯨ ꯃꯅꯨꯡꯗꯒꯤ ꯁꯠꯇꯣꯔꯛꯄ ꯃꯥꯟꯕ ꯅꯪꯁꯨ ꯃꯤꯒꯤ ꯃꯧ ꯇꯒꯠ ꯇꯦꯛꯄꯤꯗꯣ ꯂꯧꯔꯅꯤ ꯀꯥꯏꯅ ꯋꯥꯈꯜ ꯁꯥꯒꯠꯂꯨꯔꯤꯕꯅꯤꯅꯦ꯫ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ? ꯅꯨꯡꯉꯥꯏꯔꯝꯂꯅꯤ꯫ ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤꯗ ꯆꯣꯞꯂꯒ ꯌꯥꯝ ꯂꯦꯝꯃꯦ ꯁꯤꯅꯤꯅꯦ, ꯂꯦꯝꯖꯔꯦꯕ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯅꯨꯡꯊꯤꯜ ꯃꯇꯝꯁꯤꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯂꯒ ꯂꯩꯕꯅ ꯐꯅꯤ꯫ ꯆꯪꯈꯤꯕꯒ ꯌꯥꯔꯣꯏ꯫ ꯑꯣꯏ ꯀꯔꯤꯅꯣꯅꯦ ꯂꯥꯛꯇꯅ ꯆꯤꯡꯉꯤꯁꯤꯕꯣ? ꯊꯥꯗꯣꯛꯑꯣꯅꯦ꯫ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯁꯦ ꯐꯣꯏꯗꯠꯂꯨꯁꯤ ꯂꯥꯎ꯫ ꯊꯕꯛ ꯇꯧꯃꯟꯗꯅ ꯅꯁꯥꯗꯣ ꯁꯤꯅꯝ ꯅꯝꯃꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯍꯜꯗꯨ ꯁꯣꯔꯣ ꯆꯤꯡꯂꯒ ꯏꯪꯈꯣꯜꯂꯣꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯥꯊꯣꯠ ꯂꯩꯅ ꯆꯦꯜꯂꯛꯂꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯄꯥꯈꯪꯗꯨꯒꯤ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯃꯁꯤꯒꯤ ꯂꯥꯏꯍꯨꯔꯤ ꯃꯥꯟꯕꯤ ꯇꯧ ꯉꯝꯕꯤ ꯃꯧ ꯍꯜꯂꯛꯄꯤꯁꯦ ꯆꯦꯜꯂꯛꯅꯕ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯥꯏ ꯊꯣꯛꯂꯛꯎ ꯂꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤ ꯊꯣꯁꯟꯅꯕꯤꯗꯣ ꯁꯤꯗ ꯄꯨꯊꯣꯔꯛꯎ꯫ ꯀꯥꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕꯅꯒ ꯌꯥꯔꯣꯏꯌꯦ, ꯆꯟꯅꯔꯣꯏ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯟꯗꯛ ꯈꯔ ꯁꯤꯡꯂꯛꯑꯦꯅ ꯈꯜꯂꯨꯔꯤꯅꯤ, ꯑꯗꯨꯒꯗꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯦ ꯄꯨꯁꯤꯜꯂꯝꯗꯥꯏꯒꯤ ꯑꯣꯏꯔꯦ꯫ ꯇꯥꯆꯧ ꯅꯨꯄꯤꯗꯣ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ, ꯑꯩꯈꯣꯏꯅꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯃꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯆꯠꯍꯟꯈꯣ꯫ ꯇꯥꯊꯣꯠꯂꯩꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯥ꯫ ꯀꯧꯔꯛꯀꯅꯨ, ꯀꯅꯥꯒꯤ ꯏꯃꯥ? ꯍꯦ ꯇꯥꯊꯣꯠꯂꯩ, ꯍꯧꯖꯤꯛꯃꯛ ꯅꯌꯨꯝꯗ ꯆꯠꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅꯕ ꯆꯦꯜꯂꯛꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ ꯍꯥꯏꯁꯦ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯣ? ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ! ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯇꯥꯅ ꯅꯔꯝꯆꯠꯇꯣ ꯐꯖꯕ ꯑꯣꯏꯔꯗꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯏꯅꯦ꯫ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯈꯪꯗꯕ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯑꯄꯪꯕ ꯏꯆꯥꯁꯤ ꯆꯦꯜꯂꯛꯑꯦ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯃꯨꯛ ꯐꯥꯔꯒ ꯆꯦꯟꯈꯤꯒꯦꯔꯥ? ꯑꯩꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯨꯞꯂꯒꯅꯦ ꯅꯌꯨꯝꯗ ꯆꯣꯔꯣ ꯆꯤꯡꯗ꯭ꯔꯤꯉꯩ ꯅꯈꯣꯡꯅ ꯊꯨꯡꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯏꯃꯥ ꯑꯗꯨꯃꯛꯇꯤ ꯐꯖꯃꯟꯗꯦꯗ꯫ ꯀꯔꯤ ꯐꯖꯃꯟꯗꯕ? ꯏꯆꯥ ꯅꯨꯄꯥꯅ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯇꯧ ꯉꯝꯕꯤꯁꯤꯅ ꯅꯝꯗꯅ ꯏꯟꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯕ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯍꯥ ꯆꯟꯗꯥꯅꯤ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯃꯧꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ, ꯃꯀꯣꯛꯁꯤꯗ ꯀꯛꯁꯤ ꯑꯃꯨꯛꯇ ꯄꯤꯅ ꯍꯠꯀꯦ꯫ ꯃꯁꯦ ꯑꯌꯣ ꯀꯥꯡ ꯍꯦꯛꯇ ꯂꯦꯋꯥꯅꯦ ꯃꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯍꯦ ꯇꯥꯊꯣꯠꯂꯩ, ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯆꯠꯂꯣꯗꯤ ꯆꯠꯂꯣ꯫ ꯑꯩꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯕ? ꯆꯠꯂꯣꯏ꯫ ꯅꯪ ꯉꯁꯤ ꯆꯠꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯗꯅ ꯅꯪ꯫ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯟꯗꯣꯛꯑꯣ, ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯦ ꯃꯉꯛ ꯁꯝꯁꯦ ꯂꯥꯛꯇꯅ ꯏꯟꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨꯅ ꯇꯥꯊꯣꯠꯂꯩꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯍꯦꯛꯇ ꯐꯣꯏꯔꯒ ꯁꯨꯃꯥꯡ ꯇꯥꯅ ꯆꯤꯡꯊꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯄꯪꯇꯛ ꯇꯧꯕ ꯄꯥꯈꯪꯗꯨ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯊꯣꯠꯂꯩꯁꯨ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯃꯁꯝꯗꯨ ꯐꯣꯏꯔꯛꯄꯋꯣ ꯃꯋꯥꯏ ꯃꯃꯤꯠꯇ ꯈꯨꯕꯥꯛꯅꯕꯨ ꯊꯥꯕꯋꯣ ꯇꯧꯔꯛꯄꯗꯨꯗ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩꯗ ꯃꯈꯨꯠꯁꯨ ꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯊꯣꯠꯂꯩꯗꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯆꯤꯡꯂꯒ ꯄꯨꯔꯛꯏ, ꯑꯗꯨꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯏꯟꯊꯨꯔꯒ ꯊꯝꯂꯝꯃꯤ꯫ ꯇꯥꯊꯣꯠꯂꯩ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯆꯪꯈ꯭ꯔꯤꯕ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯍꯧꯏ꯫ ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯔꯥ? ꯑꯩꯅ ꯋꯥꯈꯜ ꯇꯥꯅ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯐꯥꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯏꯃꯨꯡꯅꯁꯨ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯔꯝꯒꯅꯤꯀꯣ꯫ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯃꯟꯗꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯄ ꯉꯝꯃꯤ꯫ ꯁꯦꯜ ꯄꯥꯏꯕꯗ ꯉꯥꯎꯕꯤ ꯑꯩꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ? ꯏꯃꯥ, ꯅꯪꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯅꯆꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝꯗꯁꯨ ꯆꯪꯍꯜꯂꯣꯏ ꯍꯥꯏꯅ ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯅꯤ꯫
ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯨꯔꯕꯁꯨ ꯏꯃꯥꯅ ꯊꯤꯅ ꯉꯥꯡꯂꯛꯀꯅꯤ. ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯑꯩꯕꯨ ꯏꯊꯟꯇ ꯁꯤꯖꯈ꯭ꯔꯁꯤꯔꯥ? ꯑꯩ ꯁꯤꯕ ꯌꯥꯗꯦ. ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜ ꯄꯨꯝꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯉꯥꯛꯄꯤꯅꯕ ꯑꯩ ꯂꯥꯏꯅꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯖꯔꯒꯦ ꯍꯥꯏꯖꯔꯨꯕ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ. ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯃꯥ. ꯉꯁꯤꯗꯤ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯆꯪꯕꯁꯨ ꯑꯩ ꯉꯝꯂꯣꯏꯗꯧꯔꯦ. ꯇꯥꯊꯣꯠꯂꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯂꯥꯏꯅꯤꯡꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣꯝꯗ ꯁꯦꯛ-ꯁꯦꯛꯇꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯥꯊꯣꯠꯂꯩ ꯃꯍꯥꯛ ꯂꯩꯇꯕꯒꯤ ꯋꯥꯔꯤ ꯀꯅꯥꯁꯨ ꯁꯥꯟꯅꯗꯦ. ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯍꯥꯏꯕ ꯏꯟꯗꯕꯤ ꯃꯆꯥꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯋꯥꯈꯜ ꯋꯥꯕ ꯇꯧꯔꯝꯗꯦ. ꯃꯥꯅ ꯆꯦꯟꯈꯤꯕ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ. ꯇꯥꯊꯣꯠꯂꯩꯅ ꯂꯥꯏꯅꯤꯡꯕ ꯂꯩꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯗꯨ ꯎꯍꯧꯕ ꯃꯤ ꯈꯔꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯔꯦ. ꯆꯪꯖꯐꯝ ꯂꯩꯇꯗꯅ ꯂꯥꯏꯅꯤꯡ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯉꯥꯟꯕ ꯑꯃꯗꯤ ꯇꯈꯦꯜꯂꯩꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯝꯃꯤ. ꯃꯦꯝꯆꯥ ꯃꯍꯥꯛꯇꯤ ꯏꯪ ꯇꯞꯄꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯃꯧ ꯑꯃ ꯐꯪꯖꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯏꯕꯣꯍꯜꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ. ꯃꯥꯅ ꯇꯧꯖꯔꯨꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯉꯥꯟꯕ ꯇꯈꯦꯜꯂꯩ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯝꯃꯤ. ꯇꯈꯦꯜꯂꯩ ꯃꯍꯥꯛꯅ ꯃꯧ ꯑꯣꯏꯅ ꯌꯨꯝꯁꯤ ꯂꯩꯔꯕꯗ ꯃꯅꯦ ꯃꯀꯨ ꯑꯣꯏꯕ ꯑꯅꯤꯁꯨ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯩꯔꯥ ꯀꯠꯂꯤꯕꯗꯨ ꯃꯅꯦ ꯃꯀꯨꯅ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯌꯦꯡꯖꯩ. ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯝ ꯑꯣꯛꯈ꯭ꯔꯦ. ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ, ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ. ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ. ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤꯗ. ꯃꯃꯥ, ꯏꯃꯧꯗ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯁꯔꯨꯛ ꯈꯔ ꯈꯥꯏꯔꯣ ꯀꯩꯗꯧꯒꯦ? ꯑꯩꯅ ꯋꯥꯈꯜ ꯇꯥꯅ ꯊꯕꯛꯀ ꯁꯨꯕ ꯆꯠꯂꯁꯤꯐꯥꯎ ꯋꯥ ꯉꯥꯡꯅꯤꯡꯒꯨꯝ ꯉꯥꯡꯅꯤꯡꯗꯒꯨꯝ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯕꯁꯦ ꯑꯃꯨꯛ ꯀꯥꯏꯍꯜꯂꯛꯀꯗꯧꯔꯦ. ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯔꯁꯨ ꯅꯁꯛꯁꯤ ꯎꯕꯒꯅꯦ ꯍꯥꯟꯅꯒꯤ ꯇꯧꯈꯤ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏꯅꯦ. ꯇꯈꯦꯜꯂꯩꯅ ꯏꯃꯥ ꯆꯥ ꯂꯣꯟꯖꯔꯛꯀꯦ. ꯍꯣꯏ ꯂꯣꯜꯂꯛꯑꯣ. ꯕꯥꯕꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯕꯥꯕꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ. ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯆꯥꯅꯤꯡꯕ ꯍꯪꯂꯛꯏꯅꯦ. ꯏꯃꯧꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯁꯤ. ꯏꯄꯥꯗꯤ ꯎꯇꯤ ꯈꯔ ꯄꯥꯝꯃꯤ. ꯅꯃꯥꯁꯤꯅ ꯀꯨꯏꯔꯦ ꯄꯤꯖꯈꯤꯗꯕ. ꯍꯣꯏ, ꯕꯥꯕꯒꯤ ꯎꯇꯤ ꯑꯁꯪꯕꯗꯣ ꯍꯥꯎꯅ ꯊꯣꯡꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ. ꯃꯦꯝꯆꯥꯅ ꯏꯃꯧꯁꯤꯒꯤ ꯃꯥꯡꯗ ꯑꯩꯕꯨ ꯌꯣꯜꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ. ꯌꯣꯟꯗ ꯌꯥꯔꯤꯕ꯭ꯔꯣ? ꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯅꯕ ꯎꯄꯥꯏ ꯂꯩꯇꯕ. ꯕꯨꯡꯉꯣ, ꯅꯪ ꯁꯧꯒꯠꯂꯣꯗꯅ. ꯏꯃꯧ ꯂꯥꯛꯂꯕꯅꯤꯅ ꯏꯃꯧꯅ ꯍꯧꯗꯣꯛꯄ ꯉꯥꯏꯔꯤꯕ꯭ꯔꯣ? ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯉꯥꯟꯕꯁꯨ ꯁꯠ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯀꯩꯅꯣ ꯄꯥꯕ ꯉꯥꯡꯉꯤꯗꯨꯕ? ꯀꯇꯨ ꯀꯔꯟ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯌꯣ ꯋꯥꯅꯤ. ꯅꯃꯧ ꯅꯨꯄꯤꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯦ ꯈꯟꯗꯧꯔꯤꯒꯦ? ꯍꯧꯗꯤ ꯍꯧꯒꯠꯂꯛꯏꯗꯅ. ꯁꯨꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯗꯅ ꯇꯧꯔꯨꯕ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ. ꯅꯨꯄꯤꯅ ꯉꯝꯗꯧꯕ ꯁꯛꯇꯥ ꯆꯦꯜꯂꯤ. ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ. ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥꯕꯨ ꯀꯅꯥ ꯂꯩꯒꯦ? ꯑꯩꯗ ꯏꯔꯨꯖꯔꯨꯈꯤꯒꯦ. ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯀꯅꯤꯁꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ. ꯅꯠꯇ꯭ꯔ ꯃꯃꯥ? ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯂꯩꯇꯦꯕ. ꯍꯩꯃ, ꯈꯨꯝꯗꯦꯅꯦ. ꯂꯥꯜꯂꯕ꯭ꯔꯣ? ꯑꯣ, ꯈꯪꯖꯗꯦ ꯑꯩ ꯅꯊꯟꯇ ꯉꯥꯡꯍꯧ. ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯂꯤꯁꯦ ꯌꯥꯎꯔꯨꯈꯤꯒꯦ. ꯆꯪꯈ꯭ꯔꯦꯅꯦ ꯁꯤꯁꯨ. ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯈꯣꯏꯅ ꯉꯝꯃꯦ ꯍꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯅ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯤ. ꯁꯤꯗꯕꯨ ꯅꯨꯄꯤ ꯄꯪꯉꯦ ꯍꯥꯏ ꯌꯥꯔꯤꯕ꯭ꯔꯕ? ꯅꯨꯄꯤꯁꯤꯡꯒꯤꯀꯣ. ꯅꯨꯄꯤꯗꯤ ꯂꯥꯏꯅꯤ. ꯂꯦꯝꯕꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯅꯤꯁꯨ ꯀꯣꯏꯁꯤꯜꯂꯒꯨꯝ ꯇꯧ. ꯑꯃꯁꯨ ꯅꯨꯡꯁꯤ, ꯑꯃꯁꯨ ꯄꯥꯝꯃꯤ. ꯅꯠꯇꯦ, ꯑꯩꯕꯨ ꯀꯔꯝꯕ ꯂꯧꯁꯤꯒꯦ? ꯁꯅꯥꯁꯤꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯨꯗ꯭ꯔꯒꯁꯨ ꯃꯔꯜ ꯃꯊꯨꯝꯗꯤ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤꯅꯤ. ꯑꯗꯨꯅ ꯑꯩꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯑꯣꯏꯕꯁꯤ ꯂꯧꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯤꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤꯅꯤꯗꯣ. ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯈꯛꯇꯅꯤ ꯃꯥꯅ ꯃꯁꯥꯅ ꯌꯥꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯤ. ꯃꯁꯤꯗ ꯑꯩꯕꯨ ꯀꯔꯝꯕꯅꯣ ꯈꯟꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯃꯊꯥꯁꯦ ꯁꯥꯈ꯭ꯔꯦꯗꯀꯣ. ꯈꯣꯏꯃꯨꯅ ꯑꯩꯃ, ꯏꯇꯥꯎ ꯂꯦꯝꯕꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦꯅꯦ. ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯄꯥꯎ ꯄꯨꯇꯛ ꯄꯨꯁꯤꯟ ꯇꯧꯕꯗ
ꯑꯩ ꯅꯨꯄꯤꯒ ꯀꯣꯏꯕ ꯁꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤ ꯑꯦ ꯑꯥꯗ ꯂꯩꯔꯦꯅꯤ ꯇꯧꯔꯤꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯕꯅꯤ ꯆꯥꯎꯈ꯭ꯔꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯑꯣ ꯏꯇꯥꯎ ꯁꯛ ꯐꯖꯕꯧ ꯂꯦꯝꯕꯅ ꯀꯅꯥꯅ ꯈꯣꯏꯃꯨꯅ ꯀꯅꯥꯅꯣ ꯀꯥꯏꯅ ꯀꯌꯥꯗꯅꯣꯅꯦ ꯃꯥꯒꯤ ꯄꯥꯎ ꯄꯨꯇꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯏꯅ ꯈꯪꯅꯤ ꯄꯥꯎꯒ ꯑꯃꯠꯇ ꯇꯝꯃꯣꯏ ꯉꯁꯤꯗꯤ ꯍꯩꯃ ꯏꯇꯥꯎ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯒ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯁ ꯅꯪ ꯁꯤꯗꯤ ꯁꯥꯎꯒꯟꯈ꯭ꯔꯄꯣꯅꯤ ꯁꯥꯎꯔꯅꯣꯕ ꯁꯤ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯒꯤꯅꯤ ꯍꯦ ꯌꯥꯔꯦ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯏꯅ ꯑꯁ ꯌꯥꯔꯦꯕ ꯏꯇꯥꯎ ꯅꯪ ꯁꯤꯁꯨꯅꯦ ꯅꯨꯄꯤꯒ ꯆꯞ ꯍꯩ ꯃꯥꯟꯅꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯄꯩꯊꯣꯛꯄꯒ ꯈꯣꯠꯇꯣꯛꯄꯒ ꯅꯨꯄꯥꯅꯤꯅ ꯀꯔꯤ ꯑꯩꯕꯨ ꯅꯨꯄꯤ ꯃꯥꯜꯂꯤ ꯀꯀꯥꯏꯗꯅ ꯅꯃꯤꯠ ꯌꯥꯝꯕ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯑꯩ ꯐꯥꯎꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯛꯑꯕꯅꯦꯕ ꯅꯪ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯌꯥꯔꯤꯁꯤꯗꯣ ꯁꯥꯎꯔꯅꯨ ꯑꯩꯅ ꯂꯥꯟꯕꯅꯦꯕ ꯑꯩꯅ ꯁꯣꯏꯕꯅꯤ ꯇꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯏ ꯁꯔꯨꯛ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩꯒꯦ ꯑꯩ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯝꯃꯛꯑꯣ ꯀꯩꯗꯧꯔꯒꯦ ꯇꯥꯅꯤꯡꯅꯤ ꯅꯪ ꯃꯤꯠ ꯌꯥꯝꯕ ꯅꯪ ꯅꯨꯄꯤ ꯊꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯈꯣꯟꯗꯥꯗꯣ ꯑꯩꯉꯣꯟꯗꯒ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯨꯒꯨꯝꯕꯒ ꯍꯩꯅꯖꯗꯦꯀꯣ ꯍꯩꯃ ꯑꯁ ꯏꯇꯥꯎ ꯅꯪ ꯁꯤꯗꯤꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯃꯔꯩ ꯇꯧꯗꯨꯅ ꯇꯧꯂꯦ ꯑꯩꯅ ꯋꯥꯍꯩ ꯑꯃꯈꯛ ꯁꯣꯏꯈꯤꯕꯒꯤꯕꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯣ ꯑꯩ ꯂꯥꯟꯖꯔꯦ ꯅꯈꯣꯡ ꯄꯥꯏꯔ ꯈꯣꯏꯔꯝꯖꯔꯦ ꯌꯥꯔꯕ ꯍꯣ ꯑꯗꯨꯅꯤꯗꯅ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ ꯍꯩꯃ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯄꯨꯔꯛꯄꯒꯦ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯏꯇꯥꯎ ꯅꯪꯕꯣ ꯍꯣ ꯃꯃꯜ ꯀꯥꯍꯜꯂꯤꯅꯦ ꯍꯧꯖꯤꯛꯇꯤ ꯄꯥꯎꯒꯁꯦ ꯇꯥꯅꯤꯡꯂꯝꯒꯅꯤꯅꯦ ꯍꯥ ꯆꯨꯝꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤꯅꯦ ꯀꯣꯛ ꯍꯥꯏꯔꯛꯑꯣꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯊꯣꯏꯕꯤꯒ ꯁꯅꯥꯒꯗꯣ ꯑꯅꯤꯃꯛ ꯍꯌꯦꯡ ꯎꯅꯅꯕ ꯑꯩꯅ ꯄꯥꯎ ꯍꯥꯏꯔꯝꯂꯕꯅꯤ ꯅꯪꯁꯨ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯕꯣ ꯅꯣꯡꯃꯗ ꯍꯥꯏꯁꯤꯕꯣ ꯍꯦꯔ ꯏꯇꯥꯎ ꯅꯪꯒꯤꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛꯄꯨ ꯂꯣꯏꯅꯃꯛ ꯇꯣꯛꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯍꯦꯔ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯣꯛꯅꯔꯒ ꯑꯩꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯄꯨꯟꯅ ꯎꯅꯔꯁꯨ ꯑꯃꯅ ꯑꯌꯨꯛꯇ ꯑꯃꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯎꯅꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯤꯕꯅꯤꯅꯦ ꯏꯇꯥꯎꯅ ꯈꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯏꯇꯥꯎ ꯍꯣꯏꯅꯦꯍꯦ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯕ ꯐꯪꯖꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯏꯕꯣ ꯅꯪ ꯑꯩꯁꯦ ꯏꯁꯣꯔꯗꯧꯅ ꯂꯥꯠꯄ ꯐꯥꯎ ꯌꯥꯔꯤꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕ ꯑꯃꯁꯨꯡ ꯈꯣꯏꯃꯨ ꯃꯁꯥ ꯅꯥꯟꯅ ꯀꯦꯔꯗꯨꯅ ꯅꯨꯄꯤ ꯎꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯣꯏꯖꯔꯕꯁꯨ ꯑꯃꯅ ꯑꯃꯕꯨ ꯑꯔꯣꯟꯕ ꯋꯥ ꯊꯝꯅꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯍꯥꯏꯗꯣꯛꯅꯔꯝꯗꯦ ꯑꯗꯨꯃꯛꯅ ꯂꯦꯝꯕꯅ ꯌꯥꯝ ꯂꯥꯏꯅ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯕ ꯉꯝꯖꯕꯅꯤ ꯂꯦꯝꯕꯅ ꯇꯥꯎ ꯂꯥꯛꯑꯣꯍꯦ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯊꯥꯅꯈꯤꯕ ꯃꯇꯝ ꯍꯦꯛ ꯁꯣꯏꯕꯗ ꯍꯣꯔꯦꯟꯒꯤ ꯃꯇꯝ ꯑꯃꯨꯛ ꯁꯣꯏꯅꯗꯣꯏꯅꯤ ꯂꯥꯛꯑꯣ ꯈꯣꯏꯃꯨꯅ ꯍꯣꯏꯅꯦꯍꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯕꯨ ꯆꯥꯛꯁꯤꯗꯪꯗꯤ ꯆꯥꯔꯛꯈꯤꯒꯦꯗꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯎꯅꯗꯧ ꯂꯩꯔꯕꯁꯤꯗ ꯉꯥꯏꯉꯝꯗꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯗꯧꯔꯤꯁꯦ ꯑꯩꯅ ꯄꯥꯎ ꯆꯦꯜꯂꯒ ꯎꯅꯗꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯎꯅꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯀꯔꯝꯕꯅꯣ ꯅꯪꯕꯨ ꯈꯪꯖꯔꯕꯣ ꯏꯇꯥꯎ ꯑꯁ ꯑꯗꯨꯏ ꯋꯥꯕꯨ ꯈꯪꯗ꯭ꯔꯁꯨ ꯌꯥꯏꯁꯦ ꯍꯣꯔꯦꯟ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯦꯛꯇ ꯎꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦꯅꯦ ꯏꯇꯥꯎ ꯅꯪꯁꯤꯁꯨ ꯑꯌꯥꯕ ꯃꯤꯅꯤ ꯑꯗꯣ ꯅꯪꯃꯨꯛ ꯂꯥꯏꯕꯛ ꯐꯕꯁꯤꯁꯨ ꯑꯇꯥꯡꯕꯅꯤꯀꯣ ꯑꯩꯃ ꯃꯥꯒꯤ ꯍꯧꯅꯕꯤꯁꯨ ꯉꯥꯡꯗꯨꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯤ ꯂꯧ ꯍꯥꯏꯕꯅꯦ ꯏꯇꯥꯎ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯁꯥꯔꯩꯁꯤꯗꯤꯕꯀꯣ ꯍꯣꯏꯍꯦ ꯂꯥꯛꯇ ꯂꯥꯛꯑꯒꯦꯗꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯁꯅꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯎꯅꯐꯝꯅꯤꯗꯣ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯝꯃꯤ ꯎꯔꯦ ꯁꯅꯥꯅ ꯀꯦꯕ ꯌꯥꯕ ꯀꯦꯁꯤꯜꯂꯗꯨꯅ ꯑꯔꯩꯕ ꯁꯅꯥ ꯂꯤꯀꯣꯟ ꯁꯤꯖꯤꯜꯂꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯑꯔꯨ ꯑꯅꯥꯟꯕ ꯀꯌꯥ ꯁꯦꯠꯆꯤꯟꯗꯨꯅ ꯂꯦꯝꯕꯒꯤ ꯃꯃꯤꯠ ꯊꯛꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯂꯩꯔꯤꯕꯗꯨ ꯂꯦꯝꯕꯁꯨ ꯁꯅꯥꯕꯨ ꯎꯕꯗ ꯃꯃꯤꯠ ꯃꯃꯥꯏꯗꯨ ꯏꯊꯛ ꯊꯛꯍꯜꯂꯤ ꯈꯣꯏꯃꯨꯅ ꯑꯁ ꯏꯇꯥꯎ ꯅꯪꯒꯤ ꯁꯅꯥꯁꯦ ꯐꯖꯅ ꯀꯦꯊꯔꯦꯍꯦ ꯑꯁ ꯃꯁꯤꯒꯨꯝꯕ ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯤ ꯑꯃꯇꯪ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯇꯝꯕꯤꯔꯝꯂꯕꯗꯤ ꯑꯩꯗꯨꯅꯦ ꯀꯔꯤꯃꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯆꯥꯔꯒ ꯂꯩꯊꯣꯛꯀꯗꯕꯅꯤꯗꯣ ꯑꯁ ꯀꯂꯛꯍꯦ ꯏꯇꯥꯎ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯂꯦꯝꯕꯅ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯃꯁꯤꯃꯀꯣ ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯣ ꯑꯥꯏ
ꯍꯥꯏꯁꯤꯗꯤ ꯂꯩꯊꯣꯔꯛꯇꯦꯅꯦ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯩ ꯍꯦꯛꯇ ꯀꯧꯕꯤꯔꯒꯦꯗꯍꯦ ꯍꯣ ꯁꯅꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯁꯅꯥ ꯏꯀꯥꯏ ꯇꯛꯇꯧꯅ ꯇꯥꯗꯥ ꯇꯥꯗꯁꯨ ꯌꯥꯎꯕꯤꯔꯛꯏ ꯈꯣꯏꯃꯨꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯇꯥꯗꯁꯨ ꯌꯥꯎꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯀꯔꯤꯅꯣ ꯇꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯅꯔꯣ ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯨꯒꯦ ꯐꯒꯅꯤ ꯇꯥꯗꯥ ꯈꯣꯏꯃꯨ ꯇꯟꯖꯥ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯆꯤꯔꯦꯜ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯅꯤꯡꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯕꯅꯔ ꯈꯣꯏꯃꯨ ꯃꯍꯥꯛꯁꯨ ꯏꯔꯥꯡ ꯈꯪꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯕ ꯃꯇꯧ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯗꯤ ꯌꯦꯡꯖꯅꯤꯡ ꯏꯀꯥꯏꯕꯅ ꯃꯥꯡ ꯑꯣꯏꯈꯤꯕꯅ ꯃꯅꯤꯡꯇꯝꯅ ꯌꯦꯡꯕꯗꯤ ꯉꯝꯖꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇꯨ ꯄꯣꯛꯂꯨꯕꯅ ꯑꯇꯣꯟꯕ ꯍꯥꯏꯕꯗꯨ ꯇꯥꯍꯟꯕꯤꯔꯦꯗꯣ ꯉꯁꯤꯗꯤ ꯂꯦꯝꯕ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯈꯣꯏꯃꯨꯒ ꯂꯥꯛꯃꯤꯟꯅꯕ ꯏꯀꯥꯏꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯅꯪꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯎꯈꯤꯅꯤ ꯄꯥꯈꯠꯆꯗꯨꯅ ꯂꯣꯠꯂꯤꯕꯗꯨꯕꯣ ꯅꯪꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯌꯥꯔꯕꯣ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯅꯨꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣꯅ ꯆꯠꯂꯒꯦ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯈꯥꯝꯂꯛꯏ ꯇꯥꯗꯥ ꯉꯥꯏꯈꯨꯑꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯨꯑꯣ ꯅꯨꯡꯁꯤꯕ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯛꯄꯁꯤꯗ ꯑꯩ ꯍꯥꯏꯒꯗꯕ ꯋꯥꯅ ꯍꯥꯏꯍꯧꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯏꯗꯣꯛꯈꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯤ ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯩ ꯀꯩꯁꯨ ꯆꯠꯂꯨꯏ ꯑꯗꯣ ꯏꯕꯥꯅꯤ ꯈꯪꯅꯕꯁꯦ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯦ ꯑꯩ ꯇꯥꯗꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯏꯜꯂꯤ ꯑꯗꯨꯅꯤ ꯑꯩꯅ ꯏꯕꯥꯅꯤ ꯊꯨꯡꯅꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄ ꯈꯪꯅꯔꯛꯂꯕꯗꯤ ꯃꯤꯒꯤ ꯋꯥꯍꯩꯗꯒꯤ ꯐꯠꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯐꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯣꯏꯈꯤꯗꯨꯅ ꯏꯕꯥꯅꯤ ꯀꯥꯏꯅꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤꯅꯤ ꯂꯦꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯤꯕꯨ ꯊꯦꯝꯕ ꯅꯨꯄꯤꯕꯨ ꯉꯥꯎꯍꯟꯕ ꯄꯪꯊꯍꯟꯕ ꯍꯩ ꯃꯁꯤꯃꯛꯅ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯔꯤꯕꯅꯤ ꯁꯅꯥꯅ ꯑꯩ ꯀꯅꯥꯗꯁꯨ ꯇꯥꯛꯇꯦ ꯇꯥꯛꯁꯨ ꯇꯥꯛꯑꯣꯏ ꯑꯗꯣ ꯑꯩꯁꯦ ꯅꯈꯣꯏ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯂꯩꯕ ꯐꯪꯗꯣꯏꯅೋ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯅꯤꯡꯉꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯀꯨꯏꯔꯦꯅ ꯂꯩꯅꯤꯡꯕ ꯇꯥꯗꯅ ꯋꯥ ꯈꯪꯃꯟꯗꯕꯗꯅꯤ ꯑꯩꯁꯨ ꯅꯪꯕꯨ ꯄꯨꯁꯤꯟꯅꯤꯡꯉꯕꯅꯤ ꯑꯗꯨꯗ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏꯗ ꯈꯣꯏꯃꯨꯅ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯎꯅꯈ꯭ꯔꯗꯤ ꯑꯃ ꯀꯥꯎꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯇꯝꯅꯒ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤ ꯁꯤꯗꯤ ꯍꯦꯛꯇ ꯀꯧꯔꯒꯦꯗ ꯑꯣ ꯏꯇꯥꯎ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯊꯦꯡꯉꯤ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯃꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜ ꯈꯔ ꯇꯥꯖꯔꯅꯤ ꯂꯦꯝꯕꯅ ꯍꯩꯃ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏꯅꯤ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯅꯨꯡꯁꯤꯕꯤ ꯅꯪꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤꯗꯤ ꯏꯁꯥꯒꯤ ꯊꯕꯛꯀ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏꯍꯦ ꯁꯅꯥ ꯃꯥꯏꯊꯣꯡꯗ ꯃꯃꯣ ꯅꯣꯛꯆꯩ ꯈꯜꯂꯤ ꯃꯥꯒꯤꯗꯃꯛ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯇꯥꯠꯇꯨꯗꯤ ꯎꯕ ꯉꯝꯂꯝꯗꯦ ꯁꯅꯥꯅ ꯍꯩꯃ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯩꯁꯦ ꯏꯇꯥꯎ ꯈꯣꯏꯃꯨꯒ ꯃꯥꯒꯤ ꯃꯅꯦ ꯑꯃ ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯒ ꯉꯥꯏꯍꯥꯛꯇꯪ ꯎꯅꯕꯁꯦ ꯌꯦꯠꯂꯅꯨ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯗꯣ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯃꯊꯪ ꯎꯅꯕꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯗꯧꯅꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯁꯤꯟꯇ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯋꯤ ꯈꯣꯏꯃꯨꯅ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯪꯁꯨꯕ ꯑꯃꯕꯨ ꯎꯅꯔꯗꯤ ꯑꯃ ꯀꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯝꯒꯁꯦ ꯑꯃꯠꯇ ꯌꯦꯡꯗꯦ ꯍꯥꯏꯃꯤ ꯑꯁꯣꯝꯗ ꯃꯇꯝ ꯈꯤꯇꯪ ꯆꯦꯟꯅꯕꯗ ꯅꯪ ꯐꯖꯗꯣꯏꯅꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯒꯤ ꯈꯟꯕꯗ ꯀꯣꯛꯀꯁꯦ ꯉꯥꯎꯔꯕꯅꯤ ꯂꯦꯝꯕꯅ ꯌꯥꯗ ꯇꯧꯔꯤꯅꯦꯃꯤ ꯅꯪꯕꯣ ꯐꯔꯦꯁꯦ ꯆꯠꯁꯤꯂꯣ ꯑꯃꯗꯣ ꯉꯥꯏ ꯂꯩꯔꯝꯃꯅꯤ ꯈꯣꯏꯃꯨꯅ ꯉꯥꯏꯅꯤ ꯅꯪ ꯑꯃ ꯏꯕꯣ ꯃꯤ ꯁꯤꯟꯅꯒꯗꯕ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅꯕꯀꯣ ꯑꯅꯤꯗꯣ ꯉꯥꯡꯗꯅ ꯊꯣꯏꯕꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯛꯇ ꯆꯨꯗ ꯆꯪꯈꯣꯜꯂꯕꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯖꯕ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯌꯥꯎꯔꯤꯕꯤꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯏꯍꯦꯟ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃꯗꯤ ꯒꯨꯟ ꯊꯣꯏꯕꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯏꯃꯨꯅ
ꯑꯁ ꯏꯇꯥꯎ ꯂꯩꯔꯦ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯑꯁ ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕꯅꯣꯅꯦ ꯂꯦꯝꯕꯅ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯇꯨꯔꯤꯕꯁꯦ ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯐꯥꯎ ꯉꯥꯎꯔꯤꯕꯅꯤꯅꯦ ꯑꯗ ꯏꯇꯥꯎꯅ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯩ ꯋꯥꯅꯤꯗ ꯌꯥꯔꯤꯍꯦ ꯅꯪꯁꯨ ꯑꯗꯣ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯄꯥꯝ ꯅꯨꯡꯁꯤꯕꯅ ꯄꯨꯜꯂꯕ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯅꯨꯆꯥ ꯃꯥꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯊꯨꯅꯃꯛ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯊꯝꯅꯤꯡꯂꯛꯏ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯂꯦꯝꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯏꯕꯦ ꯌꯥꯏꯅ ꯏꯆꯦ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗꯀꯣ ꯅꯆꯥꯅꯨꯄꯥ ꯆꯪ ꯂꯥꯎꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯂꯩꯃꯅ ꯍꯣꯏꯅꯦꯍꯦ ꯑꯩꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤꯅꯦ ꯃꯥꯅꯤ ꯏꯆꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯂꯦꯝꯕꯁꯦ ꯅꯨꯄꯤꯒ ꯊꯤꯍꯟꯅꯕ ꯇꯧꯔꯁꯤꯗꯅ ꯍꯩꯃꯥ ꯅꯪꯅ ꯉꯁꯤ ꯍꯧꯗꯣꯔꯛꯄ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯃꯥꯅ ꯍꯪꯒꯣꯏꯈꯤꯗ꯭ꯔꯅ ꯈꯜꯂꯝꯃꯤꯅꯤꯅꯦ ꯑꯗꯨꯅꯅꯤ ꯏꯕꯦ ꯌꯥꯏ ꯅꯪꯅ ꯈꯔ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯍꯧꯗꯣꯛꯑꯣ ꯅꯪꯒꯤ ꯑꯋꯥꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯏꯕꯦ ꯌꯥꯏꯅ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯍꯌꯦꯡ ꯃꯧ ꯂꯥꯛꯑꯒ ꯑꯩꯕꯨ ꯏꯆꯦꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯑꯗꯨꯝ ꯂꯩꯖꯒꯦꯀꯣ ꯏꯆꯦ ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯊꯕꯛꯀ ꯀꯔꯤꯃꯠꯇ ꯁꯨꯍꯜꯂꯣꯏ ꯑꯗꯨꯅ ꯅꯪꯅꯦ ꯑꯩꯒꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯍꯩꯃꯥ ꯏꯆꯦ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯏꯕꯨꯡꯉꯣꯗꯤ ꯂꯥꯛꯄ ꯂꯥꯛꯑꯦꯅꯦ ꯑꯦ ꯍꯣꯏꯅꯦꯍꯦ ꯏꯁ ꯏꯕꯦ ꯌꯥꯏ ꯆꯠꯂꯨ ꯅꯪ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯔꯨꯁꯣ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯒꯦꯀꯣ ꯑꯩ ꯂꯩꯔꯗꯤ ꯃꯥ ꯏꯀꯥꯏꯈꯤꯕꯁꯨ ꯌꯥꯏ ꯍꯣꯏ ꯏꯆꯦ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯅꯪꯕꯨ ꯍꯟꯖꯤꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏ ꯇꯩꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤꯅꯦ ꯇꯩꯃ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯇꯩꯃꯒꯤꯁꯦ ꯊꯕꯛ ꯋꯥꯔꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯃꯗꯨꯃꯗꯤ ꯍꯥꯏ ꯑꯉꯥꯎꯕꯁꯤꯗꯤ ꯀꯔꯤꯒꯤ ꯂꯩꯅꯤꯡꯗꯅꯤ ꯑꯩꯅ ꯍꯦꯛ ꯂꯩꯔꯤ ꯃꯈꯩꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯅꯦ ꯃꯁꯤ ꯅꯠꯇꯦꯅꯦ ꯏꯇꯩꯃꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯤꯗꯤ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣ ꯏꯇꯩꯃ ꯍꯥꯏ ꯅꯪꯕꯨ ꯐꯅꯁꯨ ꯆꯥꯎꯔꯤ ꯍꯥꯏꯗꯤ ꯆꯥꯎꯕ ꯍꯥꯏꯕꯕꯨ ꯄꯥꯈꯪ ꯆꯦꯠ ꯂꯥꯎꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ ꯂꯩꯔꯒꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯏꯇꯩꯃꯗꯁꯨ ꯈꯪꯍꯜꯂꯨꯗꯅ ꯑꯩꯈꯣꯏꯁꯨ ꯃꯁꯛ ꯈꯪꯕ ꯌꯥꯏꯗꯅ ꯑꯁ ꯑꯁꯤꯒꯤ ꯋꯥ ꯑꯣꯏꯔꯦ ꯏꯇꯩꯃꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯤ ꯍꯥꯏꯁꯦ ꯑꯣ ꯂꯩꯌꯦ ꯃꯁꯛ ꯃꯇꯧꯒ ꯐꯖꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯨꯅꯅꯤꯅꯦ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯨꯗꯅ ꯂꯣꯠꯂꯤꯕꯁꯤꯗꯤ ꯍꯣꯏ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯣꯏ ꯍꯥꯏꯕꯗꯤ ꯃꯁꯛꯇꯣ ꯁꯥꯊꯤꯅ ꯐꯖꯕꯅꯤꯅ ꯑꯗꯨꯕꯨ ꯂꯣꯠꯄꯗꯤ ꯅꯠꯇꯦꯀꯣ ꯏꯇꯩꯃ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯍꯪꯗꯕꯒꯤ ꯍꯥꯏꯗꯕ ꯇꯥꯔꯦꯗꯅ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯂꯦꯝꯕ ꯑꯁꯦꯡꯕꯗꯨꯗ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯗꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯔꯨꯕꯅ ꯃꯁꯥꯗ ꯍꯥꯏꯗꯣꯛꯄ ꯄꯥꯈꯠꯆꯩ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ ꯂꯦꯝꯕꯅ ꯑꯁ ꯏꯇꯩꯃ ꯃꯗꯨꯃꯗꯤ ꯍꯥꯏꯈꯤꯔꯣꯏꯒꯦ ꯀꯣꯟꯅ ꯊꯧꯗꯣꯛ ꯊꯣꯛꯑꯒ ꯑꯣꯏꯅ ꯈꯪꯕꯤꯔꯣꯏ ꯏꯇꯩꯃ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯂꯦꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯁꯨ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯇꯥꯔꯤꯕꯅꯤ ꯂꯩꯃ ꯃꯊꯃꯣꯏꯗ ꯅꯨꯄꯤꯗꯨꯗꯪ ꯍꯥꯏꯗꯣꯔꯛꯑꯗꯤ ꯐꯔꯅꯤꯗ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦ ꯌꯥꯏꯅ ꯍꯥꯏ ꯊꯧꯗꯣꯛ ꯊꯣꯛꯂꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨ ꯅꯠꯇꯦꯅꯦ ꯏꯇꯩꯃꯅ ꯄꯥꯝꯕꯗꯤ ꯅꯨꯄꯤꯗꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯇꯩꯃꯅ ꯊꯤꯖꯤꯟꯗꯧꯔꯕꯅꯤꯅꯦ ꯏꯃꯨꯡꯁꯤꯗ ꯏꯆꯦꯒꯤ ꯃꯆꯥ ꯍꯥꯏꯕꯕꯨ ꯅꯊꯟꯇꯅꯤꯗꯣ ꯁꯣꯏꯕꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯍꯦꯛ ꯁꯣꯏꯕꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯥꯏ ꯈꯨꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯁꯤꯗꯤꯕ ꯌꯥꯔꯦꯕ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯩꯅ ꯈꯟꯗꯣꯔꯛꯄ ꯅꯨꯄꯤꯅꯤꯗ ꯏꯇꯩꯃ ꯀꯩꯁꯨ ꯆꯣꯞꯄꯣꯏꯗ ꯂꯦꯝꯕ ꯅꯣꯛꯇꯅ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅ ꯆꯪꯂꯛꯄ ꯎꯍꯧꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯕꯅꯤ ꯑꯣ ꯑꯁ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯔꯦ ꯑꯣꯟꯊꯣꯛꯄ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯏꯕꯦ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏ ꯏꯕꯦ ꯌꯥꯏ ꯀꯔꯤꯗꯤ ꯍꯥꯏꯔꯝꯃꯦ ꯑꯣꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯔꯤꯅꯦ ꯑꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ
ꯀꯅꯥꯒꯤ ꯃꯆꯥꯅꯣꯗꯤ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯊꯧꯗꯣꯛ ꯊꯣꯛꯑꯒ ꯈꯪꯉꯨ ꯍꯥꯏꯔꯤꯅꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯕꯨꯅꯦ ꯃꯁꯛ ꯃꯃꯤꯡꯗꯨꯇꯪ ꯇꯥꯛꯂꯛꯑꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯁꯦ ꯑꯗꯨꯅꯤ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯪꯖꯕꯅꯤ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯐꯔꯦ ꯐꯔꯦ ꯏꯕꯦ ꯌꯥꯏ ꯀꯣꯟꯅ ꯇꯞꯅ ꯑꯃꯨꯛ ꯍꯪꯕ ꯍꯥꯏꯗꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤꯅ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯣ ꯑꯁ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯑꯒ ꯍꯩꯃ ꯁꯅꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯃꯤꯇꯣꯞꯀ ꯃꯥꯜꯂꯨꯔꯦ ꯀꯣꯛ ꯏꯃꯨꯡꯗ ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯣ ꯑꯁ ꯏꯃꯨꯡ ꯆꯪꯕꯒ ꯂꯥꯏꯔꯤꯁꯦ ꯑꯩ ꯅꯪꯒ ꯀꯩꯊꯦꯜ ꯐꯥꯎꯗꯪ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯄꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯅꯠꯇꯦ ꯀꯔꯤ ꯂꯩꯔꯨꯁꯦ ꯍꯥꯏꯅꯣꯕ ꯍꯣ ꯑꯗꯨꯕꯨꯔꯣ ꯂꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯣꯔꯦꯟ ꯂꯩꯔꯀꯥꯟꯗ ꯏ ꯂꯩꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯑꯁ ꯂꯥꯛꯑꯣꯁꯦ ꯁꯨꯝ ꯉꯥꯡ ꯂꯩꯔꯅꯨ ꯆꯠꯂꯁꯤ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤꯁꯦ ꯑꯗꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯣ ꯏ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯍꯪꯉꯛꯏꯅ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯦ ꯑꯗꯣ ꯂꯩꯕ꯭ꯔꯥꯕ ꯂꯩ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ ꯏ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗꯕꯣ ꯅꯪꯁꯨ ꯈꯪꯅꯕ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯌꯥꯔꯤꯁꯦ ꯆꯠꯁꯤꯜꯂꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤ ꯁꯅꯥꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯦꯝꯕꯗ ꯄꯤꯅꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯨ ꯅꯨꯄꯥ ꯑꯃꯗ ꯄꯤꯒꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯣꯔꯛꯇꯕꯅ ꯊꯣꯏꯕꯤ ꯈꯪꯂꯝꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯅꯤ ꯁꯅꯥ ꯂꯦꯝꯕꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯉꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅꯅ ꯂꯦꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕ ꯃꯍꯥꯛꯇꯤ ꯑꯗꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯊꯟꯇ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯎꯔꯦ ꯁꯅꯥꯅ ꯂꯦꯝꯕ ꯂꯥꯛꯄ ꯑꯗꯨ ꯁꯅꯥꯅ ꯗꯥꯗꯥ ꯑꯩ ꯇꯥꯗꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ ꯂꯦꯝꯕꯅ ꯍꯩꯃ ꯁꯅꯥ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯅꯠꯇꯦ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ ꯑꯩꯅ ꯁꯨꯝ ꯈꯪꯕꯅꯤꯗ ꯏꯁ ꯌꯥꯝꯅ ꯈꯪꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯄꯣꯠ ꯑꯃ ꯄꯤꯒꯦꯅ ꯉꯥꯏꯔꯝꯕꯅꯦ ꯁꯤ ꯂꯧꯁꯤꯜꯂꯣ ꯀꯩ ꯄꯣꯠꯅꯣ ꯁꯤꯕꯣ ꯍꯧꯖꯤꯛ ꯌꯦꯡꯒꯅꯣ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯃꯃꯜ ꯌꯥꯝꯕ ꯅꯠꯇꯦꯗ ꯁꯨꯝ ꯄꯤꯅꯤꯡꯗꯨꯅ ꯄꯤꯕꯅꯦ ꯐꯤꯅꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯏꯇꯩꯃꯗꯨꯅ ꯑꯩꯁꯦ ꯅꯨꯄꯤ ꯀꯅꯥ ꯀꯣꯏꯒꯦ ꯍꯪꯉꯛꯏꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩ ꯑꯦ ꯀꯔꯤ ꯆꯤꯡꯅꯔꯤꯅꯣ ꯍꯥꯏꯁꯦ ꯏꯇꯩꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯅꯩ ꯑꯗꯨꯗꯤ ꯅꯪ ꯀꯔꯤ ꯈꯜꯂꯤꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯅꯪꯒ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯌꯣ ꯀꯔꯤ ꯋꯥꯅꯣ ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯏ ꯅꯪꯕꯨ ꯉꯝꯃꯗ꯭ꯔꯣ ꯏꯁ ꯉꯝꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯠꯂꯁꯤ ꯍꯥꯏꯔꯤꯁꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯀꯦ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯣꯏꯅꯦ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯁꯅꯥꯕꯨ ꯂꯦꯝꯕꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯊꯣꯏꯕꯤ ꯂꯦꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯤ ꯏꯕꯦꯌꯥꯏꯒ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯅꯝꯃ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯏꯕꯦꯌꯥꯏꯅ ꯏꯕꯦꯝꯃ ꯑꯩꯕꯨꯔꯥ ꯀꯔꯤ ꯂꯩꯔꯦ ꯏꯅꯝꯃꯅꯗꯤ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯔꯝꯃꯔꯣꯏ ꯑꯩꯅꯗꯤ ꯏꯅꯝꯃꯕꯨ ꯃꯁꯛ ꯈꯪꯉꯤ ꯏꯅꯝꯃꯁꯤ ꯇꯥꯗ ꯂꯦꯝꯕ ꯍꯣꯏꯒꯤꯗ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯏꯕꯦꯌꯥꯏ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯂꯦꯝꯕꯅ ꯍꯥꯏꯈꯤꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯃꯔꯣꯝꯗ ꯏꯕꯦꯌꯥꯏ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯤꯕꯗꯨ ꯏꯕꯦꯌꯥꯏꯗꯤ ꯈꯪꯂꯝꯗꯦ ꯏꯕꯦꯌꯥꯏꯅ ꯃꯥꯅꯤ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯦꯝꯕꯒ ꯈꯪꯅꯕ꯭ꯔꯣ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯍꯣꯏ ꯅꯝꯃ ꯏꯕꯦꯌꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯃ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯅꯁꯛ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯂꯦꯝꯕꯁꯦ ꯅꯨꯄꯤ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯅꯝꯃꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯅꯝꯃ ꯑꯩꯁꯦ ꯇꯥ ꯂꯦꯝꯕꯗꯣ ꯉꯁꯥꯏꯗꯩ ꯉꯥꯏꯕꯅꯦ
ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯏꯅꯝꯃꯅ ꯃꯈꯣꯏꯗ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯉꯥꯏꯍꯧꯋꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨꯕ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯑꯩꯈꯣꯏ ꯂꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣꯅꯦ ꯏꯆꯦ ꯃꯗꯣ ꯃꯃꯧ ꯎꯅꯤꯡꯉꯦꯅ ꯁꯣꯟꯕꯗ ꯂꯣꯏꯔꯤꯅꯦ ꯍꯣꯏ ꯏꯅꯝꯃ ꯑꯩꯁꯨ ꯃꯥꯒ ꯈꯟꯅꯈꯤꯒꯦ ꯍꯣꯏ ꯈꯟꯅꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯏꯅꯝꯃ ꯂꯦꯝꯕꯗꯣ ꯑꯗꯨꯗ ꯍꯥꯏꯔꯨꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤꯗ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯍꯧꯏ ꯏꯕꯦꯌꯥꯏ ꯍꯥꯊꯨ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯂꯩꯃꯗꯤ ꯃꯃꯧ ꯂꯥꯛꯄꯒꯤ ꯃꯆꯥꯗꯣ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯏꯕꯦꯌꯥꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯃꯅ ꯏꯕꯦꯌꯥꯏ ꯑꯁ ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤꯅꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯍꯩꯃ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯁꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦꯅ ꯍꯥꯊꯨ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯨꯗꯒꯤ ꯑꯩꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯤꯅ ꯑꯗꯨꯝ ꯍꯦꯜꯂꯝꯒꯅꯤꯗ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯏꯆꯦ ꯏꯕꯦꯝꯃ ꯏꯆꯦꯒꯤ ꯄꯥꯎꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯄꯥꯎꯁꯤꯁꯨ ꯇꯝꯒꯦ ꯏꯆꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯏꯅꯦ ꯅꯪꯕꯣ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯃꯟꯈꯤꯕꯅꯦ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯃꯤ ꯅꯪꯕꯣ ꯍꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯝꯕ ꯅꯨꯄꯤ ꯍꯩꯃ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯃꯁꯛꯁꯨ ꯐꯖꯩ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯈꯪꯗꯦ ꯏꯃꯧ ꯑꯣꯏꯗꯧꯔꯤꯔ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯗ ꯏꯕꯦꯌꯥꯏ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯃ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯏꯕꯦꯌꯥꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯇꯥꯔꯒ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯤ ꯏꯆꯦ ꯑꯩꯕꯨ ꯄꯥꯎꯁꯤꯕꯨ ꯀꯔꯝꯅ ꯇꯝꯂꯁꯤꯒꯦ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯣ ꯃꯃꯥ ꯑꯃꯗꯤ ꯃꯇꯩꯃꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯌꯦꯡꯗꯨꯅ ꯇꯥꯔꯝꯃꯤ ꯂꯦꯝꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯗꯤ ꯑꯃ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯏꯕꯦꯌꯥꯏꯅ ꯏꯆꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯂꯦꯝꯕꯕꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏꯅꯦ ꯃꯥꯒ ꯈꯪꯅꯖꯕꯅꯦ ꯍꯥꯏ ꯂꯦꯝꯕꯕꯨ ꯊꯣꯛꯂꯛꯎ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯉꯥꯏꯍꯧꯏꯅꯦ ꯏꯆꯦ ꯑꯗꯨꯒ ꯁꯤꯗꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯂꯩꯃ ꯂꯋꯥꯏ ꯁꯝ ꯆꯞ ꯌꯨꯡꯉꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯋꯥꯅꯣꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯋꯥ ꯑꯗꯨ ꯂꯦꯝꯕꯁꯨ ꯇꯥꯔꯝꯃꯤ ꯂꯦꯝꯕ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯗꯨ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯊꯣꯏꯕꯤꯕꯨ ꯂꯧꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯃꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯍꯥꯏ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ ꯅꯠꯇꯦ ꯏꯕꯦꯝꯃꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯑꯍꯣꯏ ꯏꯃꯥ ꯂꯩꯍꯧꯕꯅꯤ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯏꯇꯥꯎ ꯈꯩꯃꯨꯗꯣ ꯑꯃꯨꯛꯇ ꯀꯧꯔꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯏꯕꯦꯌꯥꯏ ꯑꯃꯗꯤ ꯂꯩꯃ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯂꯦꯝꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯂꯝꯕꯤꯗ ꯉꯥꯏꯍꯧꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯈ꯭ꯔꯅꯤ ꯈꯟꯕꯗ ꯆꯠꯇꯅꯕ ꯐꯅ ꯀꯟꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯂꯦꯝꯕꯅ ꯑꯁ ꯏꯃꯥ ꯏꯇꯩꯃ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯗꯨꯏ ꯁꯔꯨꯛ ꯁꯅꯥꯗꯣ ꯃꯊꯟꯇ ꯉꯥꯏꯍꯧꯕꯅꯤ ꯈꯔ ꯂꯩꯃꯤꯟꯅꯔꯁꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯊꯟꯇ ꯂꯩꯍꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯅꯣꯏꯁꯨ ꯋꯥ ꯈꯔꯗꯤ ꯈꯪꯕ ꯐꯕꯅꯤ ꯂꯦꯝꯕ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯒ ꯃꯥꯅ ꯉꯝꯅꯕ ꯃꯃꯥ ꯑꯃꯁꯨꯡ ꯃꯇꯩꯃꯕꯨ ꯏꯃꯨꯡꯗ ꯊꯥꯖꯤꯜꯂꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯂꯦꯝꯕ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯑꯁ ꯋꯥꯏꯍꯦ ꯊꯣꯏꯕꯤꯅ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯂꯦꯝꯕ ꯇꯧꯁꯤꯟꯅꯔꯛꯏ ꯑꯁ ꯅꯪ ꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛꯇ ꯆꯦꯜꯂꯛꯏꯅꯤꯅꯦ ꯅꯪꯅ ꯉꯥꯏꯍꯧꯏ ꯇꯥꯕꯗ ꯂꯩꯕ ꯉꯝꯗꯦꯅꯦ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ ꯅꯨꯡꯁꯤꯗꯗꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪ ꯄꯨꯁꯤꯜꯂꯣ ꯍꯥꯏꯍꯧꯏꯅꯤ ꯊꯣꯏꯕꯤ ꯃꯍꯥꯛꯅ ꯅꯤꯡꯖꯕꯗꯨꯒ ꯆꯞ ꯆꯥꯅꯔꯤ ꯑꯗꯨꯅ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯂꯦꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯂꯦꯝꯕꯅ ꯑꯣ ꯏꯃꯥ ꯍꯣ ꯏꯃꯧ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯂꯩꯃꯅ ꯍꯣ ꯇꯥꯔꯦ ꯍꯩꯃ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯀꯅꯥꯅꯣ ꯏꯃꯥ ꯃꯥꯕꯨꯁꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯌꯨ ꯑꯩ ꯀꯣꯟꯅ ꯋꯥꯔꯤꯗꯣ ꯍꯥꯏꯔꯒꯦ ꯏꯃꯥ ꯂꯩꯃ ꯁꯥꯎꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯣ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯃꯥ ꯁꯥꯎꯈꯤꯅꯨꯕ ꯑꯃꯨꯛꯇ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯕ ꯁꯦ ꯊꯣꯏꯕꯤ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯅꯔꯤꯁꯤꯕꯣ ꯏꯃꯥ ꯇꯥꯂꯦꯝꯕ ꯀꯩꯅꯣ ꯍꯥꯏꯅꯔꯤꯁꯤꯕꯣ
ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯤ, ꯀꯩꯁꯨ ꯅꯠꯇꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯃꯗꯤ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯨꯕ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ꯫ ꯁꯅꯥ, ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯆꯪꯂꯛꯄꯁꯤꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯁꯅꯥ ꯂꯩꯔꯝꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯁꯅꯥꯅ, ꯍꯩꯃꯥ, ꯊꯣꯏꯕꯤ, ꯅꯪꯗꯤ ꯀꯗꯣꯝꯗꯒꯤꯅꯣ? ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ? ꯅꯠꯇ꯭ꯔꯒ… ꯊꯣꯏꯕꯤꯅ, ꯁꯅꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯇꯥ ꯂꯦꯝꯕꯅ ꯑꯩꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯂꯧꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ? ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯇꯥ ꯂꯦꯝꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ꯫ ꯁꯅꯥꯅ, ꯇꯥ ꯂꯦꯝꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ? ꯂꯦꯝꯕꯅ, ꯑꯁ, ꯌꯥꯔꯁꯤꯗꯣ, ꯑꯩ ꯅꯕꯥꯅꯤꯃꯛ ꯅꯨꯡꯁꯤ, ꯑꯃꯁꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯎ, ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯇꯤꯉꯛ ꯌꯦꯡꯅꯔꯗꯨꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯦꯝꯕ, ꯅꯣꯡꯃꯇꯗ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯉꯥꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯄꯤꯁꯛꯅ, ꯍꯩꯃꯥ, ꯏꯆꯦ ꯊꯔꯣ, ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯣ? ꯊꯔꯣꯅ, ꯍꯣꯏꯅꯦꯍꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ꯫ ꯑꯁ, ꯈꯪꯗꯦꯗ, ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯌꯨꯝꯁꯤꯡꯗꯨꯁꯨ ꯀꯔꯤꯃꯇ ꯍꯥꯏꯅꯗꯦ ꯍꯥꯏꯅꯦ꯫ ꯍꯣ, ꯀꯔꯤꯒꯤ ꯀꯔꯝꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯣ? ꯅꯨꯄꯤ ꯑꯅꯤ ꯂꯧꯕꯕꯨ ꯁꯦꯜ ꯍꯥꯏꯔꯥ ꯇꯞ ꯇꯥꯅ ꯄꯥꯏꯔꯕꯅꯤꯅ ꯀꯃꯥꯏꯅ ꯁꯥꯎꯅꯤꯡꯗꯣꯏꯅꯣ? ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯔꯣꯏꯗꯕ ꯄꯥꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯊꯔꯣꯅ, ꯐꯅ ꯁꯦꯜ ꯄꯥꯏꯔꯕꯁꯨ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯅꯨꯄꯤ ꯑꯅꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯑꯩ ꯑꯣꯏꯗꯤꯅꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯔꯣꯏꯗ꯫ ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯗꯥꯏꯅꯦ? ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯈꯪꯅ ꯇꯧꯔꯤꯕ ꯆꯠꯂꯣ, ꯅꯠꯇ꯭ꯔꯒ… ꯍꯣ, ꯈꯪꯅꯔꯝꯃꯗꯤ ꯀꯩꯗꯧꯕꯩ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯃꯁꯨ ꯑꯃꯗ ꯍꯥꯏꯗꯣꯛꯅꯗꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤꯅꯤ, ꯐꯅ ꯂꯨꯅ ꯇꯤꯟꯅꯔꯕꯁꯨ ꯃꯕꯨꯛꯇ ꯋꯥ ꯊꯝꯅꯔꯨꯕꯒꯤ ꯑꯋꯥꯕ ꯐꯪꯕ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯑꯁ, ꯈꯪꯗ꯭ꯔꯦꯗ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯟꯅꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯍꯥꯏ, ꯑꯗꯨꯕꯨꯅꯦ, ꯅꯍꯥꯟ ꯏꯆꯦ ꯂꯩꯃꯗꯣ ꯃꯃꯧ ꯑꯅꯤꯗꯣ ꯄꯨꯟꯅ ꯄꯨꯁꯤꯜꯂꯛꯄꯗ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕꯒ ꯀꯧꯗꯨꯅ ꯂꯥꯏꯀꯠꯅꯩ ꯍꯥꯏꯔꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ꯫ ꯍꯣꯏꯁꯦ, ꯐꯔꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯣ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯔꯨꯗꯣꯏꯅꯤ꯫ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥ? ꯑꯁ, ꯅꯨꯡꯉꯥꯏꯗꯣꯏꯅꯤꯍꯦ, ꯉꯁꯤꯗꯤ ꯀꯨꯝꯍꯩꯗꯨꯝ ꯇꯥꯗꯧꯔꯤꯅꯤ꯫ ꯀꯔꯤꯒꯤ ꯌꯥꯎꯗꯅꯤꯒꯦ? ꯌꯥꯎꯗꯣꯏꯅꯤ꯫ ꯐꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯨꯃ ꯃꯤꯅ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯃꯤ ꯃꯌꯥꯝꯅ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯅꯥ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕꯒꯤ ꯋꯥ ꯉꯥꯛꯅ ꯆꯠꯄꯅ ꯀꯔꯤꯁꯨ ꯏꯔꯥꯡ ꯍꯧꯅꯗꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯃꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯎꯕꯗ ꯃꯀꯣꯛꯇꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯕꯁꯨ ꯂꯩꯃꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯎꯕꯗ ꯉꯥꯡꯅꯔꯝꯕ ꯄꯨꯝꯅꯃꯛ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕꯒ ꯅꯨꯡꯁꯤꯕꯤ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯁꯤꯜꯂꯛꯄꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯗꯒꯤ ꯃꯆꯥ ꯃꯁꯨ ꯌꯥꯎꯅꯔꯛꯇꯨꯅ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯡꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯂꯩꯃ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯤꯛꯂꯥ ꯁꯥꯈꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯈꯤꯁꯨ ꯂꯤꯛꯂꯥꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ, ꯍꯩꯃꯥ, ꯂꯤꯛꯂꯥ, ꯅꯪ ꯂꯥꯛꯂꯤꯗꯅ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯥꯁꯣꯝꯗꯣ ꯈꯔ ꯌꯥꯝꯅ ꯁꯦꯝꯂꯛꯄ꯭ꯔꯣ? ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯅꯤ, ꯅꯥꯁꯣꯝꯁꯨ ꯌꯥꯝ ꯁꯤꯠꯀꯅꯤ ꯉꯁꯤꯗꯤ꯫ ꯑꯗꯨꯅ ꯏꯅꯦꯁꯨ ꯀꯩꯊꯦꯜꯁꯤ ꯉꯟꯅ ꯍꯦꯛꯇ ꯆꯠꯀꯗꯧꯔꯤꯅꯤ꯫ ꯏꯅꯦ, ꯅꯥꯁꯣꯝ ꯁꯦꯝꯕ ꯌꯥꯕ ꯂꯩ ꯀꯌꯥ ꯁꯥꯠꯂꯝꯗ꯭ꯔꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯥꯠꯂꯝꯕ ꯂꯩ ꯈꯔ ꯑꯁꯤ ꯈꯛꯇꯃꯛ ꯑꯣꯏꯅ ꯅꯥꯁꯣꯝ ꯁꯦꯝꯃꯛꯏ꯫ ꯍꯣꯏꯅꯦꯍꯦ, ꯂꯩ ꯁꯥꯠꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯅꯥꯁꯣꯝ ꯁꯦꯝꯒꯅꯤ? ꯀꯗꯥꯏ
ꯏꯁꯥꯅ ꯁꯦꯝꯂꯛꯄ ꯅꯥꯁꯣꯝꯗꯣ ꯏꯅꯦ ꯌꯦꯡꯒꯦꯁꯦ꯫ ꯂꯤꯛꯂꯥꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯅꯥꯁꯣꯝ ꯌꯥꯎ ꯄꯣꯂꯥꯡꯗꯨ ꯁꯥꯈꯤꯗ ꯄꯤꯔꯛꯏ꯫ ꯁꯥꯈꯤ ꯅꯥꯁꯣꯝꯗꯣ ꯌꯦꯡꯂꯒ ꯑꯁ ꯇꯈꯦꯜꯂꯩ ꯅꯥꯁꯣꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯂꯤꯕ ꯅꯥꯁꯣꯝꯅꯣ ꯈꯪꯗꯦ꯫ ꯂꯤꯛꯂꯥ ꯅꯪꯅ ꯁꯦꯝꯕ ꯅꯥꯁꯣꯝꯁꯤ ꯃꯤꯅ ꯍꯦꯛꯇ ꯃꯟꯇꯤꯛꯅꯗꯅꯅꯦ ꯂꯩꯈꯤꯅꯦꯍꯦ꯫ ꯂꯤꯛꯂꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯅꯦ ꯑꯩꯁꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯦꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯇꯝꯒꯗꯕꯅꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡꯕꯨ ꯆꯪꯗ꯭ꯔꯕ ꯀꯩꯗꯧꯅꯨꯡꯗ ꯃꯍꯩ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯇꯈꯦꯜꯂꯩ ꯅꯥꯁꯣꯝ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯈꯠꯇꯨꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯇꯈꯦꯜꯂꯩ ꯅꯥꯁꯣꯝꯁꯦ, ꯃꯌꯥꯏꯁꯤꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯑꯃꯁꯨ ꯍꯥꯞꯂꯦꯗꯅ ꯁꯤꯗꯤ꯫ ꯏꯅꯦ ꯑꯩꯅ ꯊꯥꯈꯤꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯗꯣ ꯍꯟꯗꯛꯇꯤ ꯐꯖꯅ ꯁꯥꯠꯂꯤ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯨꯝꯕ ꯂꯩꯔꯕꯗꯤ ꯑꯩꯅ ꯊꯥꯈꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨꯁꯨ ꯂꯩꯍꯥꯎ ꯍꯦꯛꯇꯨꯅ ꯅꯥꯁꯣꯝ ꯁꯦꯝꯕ ꯌꯥꯔꯅꯤ꯫ ꯍꯩꯃ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯣ ꯂꯩꯍꯥꯎ ꯅꯤꯡꯊꯤꯅ ꯁꯥꯠꯂꯕꯅꯤ꯫ ꯅꯕꯨꯡꯗꯅꯦ ꯑꯃꯨꯛꯇꯤ ꯍꯦꯛꯍꯜꯂꯒ ꯉꯔꯥꯡꯅ ꯊꯤꯜꯂꯛꯍꯜꯂꯝꯂꯕꯁꯨ ꯉꯁꯤꯒꯤ ꯅꯥꯁꯣꯝꯁꯦ ꯈꯔ ꯌꯥꯝꯅ ꯄꯨꯕ ꯌꯥꯔꯤꯕꯅꯤ꯫ ꯏꯅꯦꯗꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯗ ꯊꯕꯛ ꯑꯆꯤꯟꯕꯒ ꯂꯩꯍꯧꯕ꯭ꯔꯣ? ꯏꯅꯦꯒ ꯂꯩꯍꯥꯎꯁꯤ ꯍꯦꯛꯇꯨꯅꯅꯦ ꯅꯥꯁꯣꯝ ꯁꯦꯝꯈꯤꯁꯤꯔꯣ? ꯃꯇꯝꯁꯨ ꯌꯥꯝꯅ ꯉꯜꯂꯤ꯫ ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯦ꯫ ꯁꯥꯈꯤꯒ ꯂꯤꯛꯂꯥꯒ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯑꯁ ꯏꯅꯦ ꯂꯩꯍꯥꯎꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯠꯂꯦꯗ, ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯅꯤ꯫ ꯆꯩꯁꯤꯅ ꯍꯦꯛꯄꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯍꯣꯏꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯆꯩꯁꯤꯁꯨ ꯇꯦꯟꯃꯟꯈ꯭ꯔꯦ꯫ ꯎꯁꯤꯗ ꯀꯥꯗꯨꯅ ꯍꯦꯛꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯄꯥꯔꯤꯁꯨ ꯄꯥꯗ ꯆꯠꯈ꯭ꯔꯦꯅꯦ꯫ ꯀꯝꯗꯧꯏ ꯁꯤꯗꯤ? ꯏꯅꯦ ꯑꯅꯦꯝꯕ ꯁꯔꯨꯛꯇ ꯈꯔ ꯄꯥꯜꯂꯤꯕꯁꯤ ꯑꯣꯏꯅ ꯍꯦꯛꯂꯁꯤ, ꯍꯣꯔꯦꯟ ꯇꯥ ꯄꯔꯤ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯦꯛꯍꯟꯅꯅꯕ꯫ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ꯫ ꯁꯥꯈꯤꯒ ꯂꯤꯛꯂꯥꯒꯅ ꯂꯩꯍꯥꯎ ꯍꯦꯛꯂꯤꯕꯗꯨ ꯁꯥꯈꯤ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯄꯨꯔꯦꯜꯅ ꯎꯔꯗꯨꯅ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯅꯦ ꯂꯩꯍꯥꯎ ꯍꯦꯛꯇꯣꯏꯔꯣ? ꯄꯨꯔꯦꯜ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨ ꯂꯤꯛꯂꯥꯅ ꯑꯣꯏꯅ ꯊꯨꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯇꯥ ꯄꯨꯔꯦꯜ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ꯫ ꯎꯁꯤꯗ ꯀꯥꯗꯨꯅ ꯂꯩꯍꯥꯎꯁꯦ ꯈꯤꯇ ꯍꯦꯛꯄꯤꯔꯝꯃꯣ꯫ ꯇꯥ ꯄꯔꯤ ꯂꯥꯛꯄ ꯉꯥꯏꯔꯕꯗꯤ ꯉꯁꯤ ꯌꯣꯟꯕꯒ ꯑꯝꯇ ꯅꯪꯂꯔꯣꯏ꯫ ꯍꯣꯏꯅꯦ ꯂꯩꯕꯨꯗꯤ ꯍꯦꯛꯄꯤꯒꯦ, ꯑꯗꯣ ꯂꯩ ꯍꯦꯛꯄꯒꯤ ꯑꯩꯒꯤ ꯀꯩ ꯄꯤꯗꯣꯏꯅꯣ? ꯍꯦꯛꯂꯤꯕ ꯂꯩꯁꯤꯅ ꯁꯦꯝꯕ ꯅꯥꯁꯣꯝ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗꯣ ꯇꯥ ꯄꯨꯔꯦꯜꯒꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯗꯣꯏꯅꯤ꯫ ꯑꯩꯗꯤ ꯅꯥꯁꯣꯝꯗꯣ ꯀꯥꯏ ꯊꯦꯠꯇꯣꯏꯕ? ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥ ꯄꯨꯔꯦꯜꯅ ꯊꯦꯠꯄ ꯍꯩꯇ꯭ꯔꯒꯅ ꯏꯅꯝꯃ ꯑꯣꯏꯒꯗꯕꯤ ꯃꯍꯥꯛꯇꯨꯗꯅꯦ ꯄꯤꯔꯁꯨ ꯌꯥꯕꯅꯤꯀꯣ ꯅꯥꯁꯣꯝꯗꯣ꯫ ꯐꯖꯔꯤ ꯋꯥꯔꯤꯗꯤ, ꯅꯨꯄꯤꯁꯨ ꯐꯪꯗꯕ ꯑꯩꯉꯣꯟꯗ꯫ ꯁꯥꯈꯤ ꯅꯣꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯅꯦ ꯑꯗꯨꯝ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯇꯝꯁꯤ ꯊꯦꯡꯈꯤꯅꯤꯀꯣ꯫ ꯑꯔꯤꯛꯄꯤ ꯂꯩꯁꯥꯕꯤꯒꯤ ꯃꯒꯨꯜꯁꯦ ꯌꯦꯡꯊꯣꯛꯄꯅꯤꯅꯦ꯫ ꯑꯩ ꯎꯁꯦ ꯀꯥꯗꯨꯅ ꯍꯦꯛꯄ ꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨ ꯀꯥꯗꯨꯅ ꯂꯩꯍꯥꯎ ꯍꯦꯛꯄ ꯍꯧꯏ꯫ ꯂꯤꯛꯂꯥꯅ ꯇꯥ ꯄꯨꯔꯦꯜ ꯂꯩꯁꯤꯡꯗꯣ ꯂꯩꯅꯥꯝꯇ ꯇꯦꯛꯍꯟꯗꯅ ꯍꯦꯛꯄꯤꯔꯧꯀꯣ꯫ ꯐꯅꯤ ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯗꯨꯝ ꯈꯪꯅ ꯇꯧꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯂꯩꯍꯥꯎꯁꯤꯡꯗꯨ ꯍꯦꯛꯄ ꯂꯣꯏꯔꯕꯗ ꯂꯤꯛꯂꯥꯅ ꯇꯥ ꯄꯨꯔꯦꯜ ꯂꯩꯁꯤꯡꯁꯦ ꯐꯖꯗ꯭ꯔꯣ? ꯄꯨꯔꯦꯜ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯁꯤꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗ꯭ꯔꯣ ꯐꯖꯕ? ꯂꯩ ꯍꯦꯛꯄꯤꯌꯨ ꯍꯥꯏꯔꯒ ꯇꯥ ꯄꯨꯔꯦꯜꯗꯤ ꯂꯩ ꯐꯖꯕ ꯈꯜꯂꯒ ꯍꯨꯔꯥꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯉꯝꯃꯤꯗꯀꯣ ꯂꯩꯁꯨ ꯍꯦꯟꯕ ꯍꯨꯔꯥꯟꯕꯅꯦꯁꯨ ꯍꯥꯏꯕꯤꯕ꯫ ꯑꯗꯣ ꯁꯤꯒꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯩ, ꯑꯗꯨꯅ ꯅꯪꯒꯤ ꯁꯝꯗꯅꯦ ꯑꯩ ꯊꯦꯠꯄꯤꯔꯛꯀꯦꯁꯦ꯫ ꯐꯖꯅ ꯊꯦꯠꯂꯣꯀꯣ ꯇꯥ ꯄꯨꯔꯦꯜ, ꯑꯃꯨꯛ ꯇꯥꯍꯧꯅꯤ꯫ ꯑꯩꯁꯤꯕꯨ ꯌꯥꯝ ꯍꯩꯇꯕꯗꯧꯅ ꯂꯩ ꯊꯦꯠꯄꯕꯨ ꯑꯩ ꯍꯩ ꯀꯩꯅꯣ? ꯁꯥꯈꯤꯅ ꯂꯤꯛꯂꯥ ꯏꯅꯦꯅꯦ ꯆꯥꯛ ꯑꯃꯨꯛꯇ ꯐꯠ ꯊꯥꯒꯠꯂꯨꯈꯤꯒꯦ, ꯀꯩꯊꯦꯜ ꯆꯠꯄꯃꯨꯛ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯥꯁꯣꯝꯁꯦ ꯁꯦꯝꯂꯝꯃꯨꯀꯣ꯫ ꯍꯣꯏꯅꯦ꯫ ꯄꯨꯔꯦꯜ ꯇꯞꯅ ꯂꯤꯛꯂꯥ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯪꯒꯅꯨꯀꯣ? ꯇꯥ ꯄꯨꯔꯦꯜ ꯀꯩ ꯋꯥꯐꯝꯅꯣ? ꯅꯪꯒꯤ ꯈꯪꯅꯖꯕꯒ ꯂꯩꯈ꯭ꯔꯕꯣ? ꯂꯤꯛꯂꯥ ꯄꯥꯈꯨꯝ ꯇꯤꯄꯤꯗ ꯄꯨꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯀꯥꯏꯗꯨ ꯐꯥꯔꯦꯗꯅ ꯏꯆꯜꯁꯦ, ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯇꯨꯅ ꯇꯥ ꯄꯨꯔꯦꯜ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯃꯤꯁꯛꯇꯤ ꯂꯩꯇ꯭ꯔꯤꯗ, ꯑꯗꯨꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯖꯕ ꯃꯤꯁꯛꯇꯤ ꯂꯩꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯤꯕꯨ ꯑꯣꯏꯊꯣꯔꯛꯀꯗ꯭ꯔꯥ? ꯃꯤꯁꯛ ꯑꯗꯨꯕꯨꯗꯤ ꯅꯆꯜꯒꯤ ꯊꯃꯣꯏꯁꯤꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯄꯨꯔꯦꯜ ꯂꯤꯛꯂꯥꯒꯤ ꯋꯥꯍꯩꯗꯨ ꯃꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ꯫ ꯂꯤꯛꯂꯥꯅ ꯀꯅꯥꯕꯨ ꯈꯟꯖꯩ ꯍꯥꯏꯕꯁꯨ ꯄꯨꯔꯦꯜ ꯃꯍꯥꯛꯇꯤ ꯈꯪꯏ꯫ ꯏꯆꯜꯒꯤ ꯅꯤꯡꯖꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯣꯏꯅꯣ? ꯅꯕꯨꯡ ꯑꯩ ꯃꯤꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯤꯗꯤ꯫
नुपा मसाना याद्रसुने अꯩꯅ नम्दना फारगा इजलदा खुदोल तमथोके मिसक्तुदा सिनी हाइना खुथिलो हाइजबगी वानी पुरेलना लिक्लाबु थमोय सेना नुसीजरिबनी मागी ओइबा थमोयगी वरल फोंदोक्लु मतमदा लिक्लागा लापनाखिगद्रा खंजदुना असुकुइबा मतमसी लोतुना तमक थमलखिबनी पारीना कनामु फारुसाइबनो पुरेलना इ हुरानबनीना तुंगलुमदगी हित फौजी लेने अखोइदि हुरानबनीना मीना सावरीसे लोना लोना तादव यादि अदुगी लरोंदगी फौजी लेनी कइनो पारी उबदा लिक्ला माइथोंदा हरावबगी ममी मा तारकपगुम तौई लिक्ला पुरेलना हाइबा लौरुनुको कैसुम संग लेजरी मी हातुगी गाय लेरबनिको तान चारदी माना हानिंगी मिसे अई ओरमबसु कनाना खंगनो सक्ता नुसीदा मिसे अई उनिंगदबा अदुगी खलिबनी हातपीरसिरान अदा नतु सिंगल बीमा कोइदुगी खलगने हातपीद्रब नुपी कोइबदी फंगद्रबनिना याम चांगा लेबिरमे अखोइ सोमदे मतुंगददी नुपी उनम समिनबो याद्रे नंग तुंगलुमदगिने उतुपनमु थोमक्तनाबा अरेमदा थवाइ मांगनी लिक्ला नुंगाइतना तापुरेल तापारिसिबु नुपीगे कोइरबा मसादा हको अइदी मिसक ताकु संगद्रि तानजादुदा साखीसु थोलक्तुना इमागी पारिया ngasidi ngabu kayam pharakene ima nga masa khara de gena pharaktre hi leibusu natabanina migi hi loiba ngaibada aigi langdo mina ne ta kaithok tu leirami karama miyoino ne migi langbu hekta kaithok libadu bunukti ke ima migi maral nate da aikoina pata bagi khulai matik sa leitabagi ni patam khara pata duna sel talaga pungama leiraga pungthin moin salasirana aidi khalini pungthin madu budi phaida ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗ ꯏꯃꯥꯅ ꯏꯆꯥꯒꯤ ꯄꯨꯡ ꯑꯃ ꯐꯥꯎꯕ ꯂꯩꯕꯤꯕ ꯉꯝꯗꯕꯁꯤꯅꯤ ꯄꯨꯔꯦꯜꯅ ꯑꯔꯦ ꯅꯪ ꯅꯍꯥꯟꯅ ꯊꯤꯜꯂꯝꯕ ꯄꯨꯡꯗꯨꯗꯤ ꯑꯣꯖꯥꯒꯤꯅꯤ ꯑꯩꯅ ꯄꯨꯡ ꯂꯩꯕ ꯉꯝꯗꯕꯗꯨꯗ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯄꯤꯊꯣꯛꯈ꯭ꯔꯦꯗ ꯀꯨꯏꯔꯦ ꯇꯥꯄꯥꯔꯤ ꯁꯦꯜ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯟꯅꯗꯨꯅ ꯄꯨꯡ ꯑꯃ ꯂꯩꯅꯕ ꯇꯧꯁꯤ ꯁꯥꯈꯤꯅ ꯂꯤꯛꯂꯥ कुइरबनी नबुंग असिना पुंग अमता लेगे हाइना सेल तुंसिनजरक्लिबा अदा नंग खुरा नारकपगिने पुसिलुबा सेल सिंगदोकनबु होटनबदा लेबा ngamdribasini पारी ममाना इमुंग मनुगी वरी सुम साथोरकपा तारे खंदुना इमा यारसे वामा खसुम समथदा लेरनी कोना तपना खलरसी लिक्लाना इने नासोमसिसु सेमा लोइरे आइसु मु चलगे पुरेलना चटपा याखिरोइ लिक्ला कहिनो तापुरे नंगबु लई हेकपगे गोंदा करी पीनी हाइखिगे साखी नोक्तुना हाइबा इसा पुरेल सिदी नसाइदगी नासोम सेमा लोइबा ngayiwa oire hey likla nangsu nabungi nasomdo ko hek pibirodana nate urel nangbu nasom singi hairibrane hoine horen tumbana nasomdo chilaga tumdoini likla noktuna fajarani ta purelna nasom chiladi asi haraga likla polang adudagi nasom lauthoklaga sita purel horen tumbada chinaba nasomdo hojik tum chilasira khangti nasomse yam phasai asi haiduna purel nasomdo phachin sinduna mayumda hana phawu yenglamdan satkirami parina mina ngauba haise kuyubaza nateko liklana ine adudi aisumu chalage hoi hoi isa su waramlani karino imagi purel nasomu sinduna laklibasina maguleba nasomni thabana nane sakini yonabagi nasomdo nangna muk sindu laklabanine ha kadai pirau nasomdo yam phajai ima thabam sakadaba layi samjide thetki aini sinbasida phajayuramni imagido sidi ima da pibe yade ni saki oidane siga manaba mayam lehubani ima satlaga apam khaluru mabuksia kayana phajri masani yewune nupa mana kaidoge hairino masibu nupi ko yosu yada mana nasom simsinjal leraga memsana likla nang halaklabro nasaidagi nang halakpa ngairamini ni ima hoi ma kai leirage ataigi na teda isagi selda leibro leirabadi pung amata leisidana ima pungdi karigino nang ta pari do ima ga labida thingnai nga pharakte haidina hairami adamadi pung thinbasu yamna haibaduda pung amata leibi sirana ima na sum khaliba hoi ma aingona leiriba selsidi pung ama leibadi kona kiroi aduna ngasi nongni leiraga leinaba tausi memsa nok pe tongna
ꯏꯆꯥꯅ ꯌꯥꯔꯛꯀꯅꯤꯁꯦ ꯏꯃꯥꯗꯤ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ. ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯍꯣ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯅꯦ. ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯄꯥꯝꯖꯔꯤ ꯍꯥꯏꯕ ꯂꯣꯏꯅꯅꯦ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯈꯪꯉꯤꯀꯣ. ꯏꯆꯥꯅ ꯈꯜꯂꯤꯕꯗꯣ ꯏꯃꯥꯁꯨ ꯌꯥꯏꯀꯣ. ꯏꯃꯥꯅ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯗꯣ ꯆꯥꯛꯇꯣ ꯊꯣꯡꯅꯕ ꯇꯧꯔꯣ. ꯏꯃꯥ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ. ꯏꯃꯥ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯍꯥꯏꯁꯦ? ꯑꯩꯗꯤ ꯏꯃꯥꯅ ꯆꯥꯛꯀ ꯊꯣꯡꯕꯤꯔꯝꯃꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯒ. ꯍꯣꯏ ꯁꯨꯅꯦ ꯆꯥꯛꯇꯣ ꯊꯣꯡꯒꯦ ꯍꯥꯏꯗꯅ ꯇꯧꯔꯝꯂꯕꯅꯤ. ꯑꯗ ꯄꯥꯠ ꯆꯠꯄ ꯃꯤꯗꯒꯤ ꯉꯥ ꯂꯩꯕ ꯆꯠꯄꯗꯅꯦ ꯅꯪ ꯇꯥꯄꯔꯤꯗꯣ ꯊꯦꯡꯅꯔꯦ. ꯑꯗ ꯃꯥꯅ ꯉꯥ ꯐꯥꯔꯛꯇꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ. ꯑꯗꯒꯤ ꯁꯨꯝ ꯍꯜꯂꯛꯄꯗꯒꯤꯅꯦ ꯌꯨꯝ ꯐꯥꯎꯕ ꯆꯪꯗ꯭ꯔꯤ. ꯍꯥꯏꯕ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ. ꯅꯪ ꯇꯥꯄꯥꯔꯤꯅ ꯉꯥꯁꯦ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯕꯅꯤ. ꯁꯤꯁꯦ ꯐꯖꯅ ꯊꯣꯡ. ꯏꯃꯥ ꯏꯆꯥꯅꯦ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ. ꯏꯃꯥ ꯑꯩ ꯏꯅꯦ ꯁꯥꯈꯤ ꯍꯣꯏꯗ ꯂꯩ ꯑꯃꯨꯛ ꯍꯦꯛꯇꯨꯅ ꯅꯥꯆꯣꯝ ꯁꯦꯝꯂꯨꯕꯅꯤ. ꯋꯥꯔꯦ. ꯑꯗꯨꯅ ꯏꯃꯥ ꯑꯗꯨꯝ ꯆꯥꯛꯁꯤ ꯊꯣꯡꯕꯤꯔꯣ. ꯑꯩ ꯐꯤꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ. ꯏꯃꯥꯁꯦ ꯆꯥꯛ ꯊꯣꯡꯕ ꯁꯪꯂꯣꯏꯗꯧꯔꯦ. ꯄꯨꯡ ꯁꯥꯕ ꯃꯤ ꯎꯅꯔꯨꯗꯣꯏꯅꯤ. ꯍꯥꯟꯅ ꯁꯥꯕꯤꯌꯨ ꯀꯥꯏꯅꯅꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯄꯥꯛ ꯍꯦꯛꯇ ꯂꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯏꯃꯥ ꯑꯃꯨꯛ ꯇꯥꯅ ꯎꯅꯔꯨꯈꯤꯒꯦꯁꯦ. ꯆꯠꯂꯦ ꯏꯃꯥ ꯆꯠꯂꯦꯀꯣ. ꯂꯤꯛꯂꯥ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯁꯤꯗꯤꯕꯀꯣ ꯂꯥꯏꯌꯦꯡꯂꯁꯨ ꯐꯔꯣꯏꯗꯕ ꯂꯩꯅꯥꯅꯤ. ꯂꯤꯛꯂꯥ ꯉꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯤꯒꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯅꯨꯄꯥꯁꯦ ꯉꯥ ꯄꯤꯔꯝꯃꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯦꯕ ꯑꯩꯉꯣꯟꯗ. ꯅꯣꯡꯃ ꯂꯤꯛꯂꯥꯅ ꯁꯥꯕ ꯂꯣꯏꯔꯕ ꯐꯅꯦꯛꯁꯤꯡꯗꯨ ꯀꯩꯊꯦꯜꯗ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯔꯦꯜꯅ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯇꯥ ꯄꯨꯔꯦꯜ ꯂꯝꯕꯤꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩꯗꯤ ꯁꯤꯗ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯂꯩꯔꯝꯃꯤꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯣ ꯑꯩꯕꯨꯗꯤ ꯀꯩꯊꯦꯜꯗ ꯐꯅꯦꯛ ꯊꯤꯜꯂꯨꯕꯅꯤ. ꯑꯗ ꯇꯥ ꯄꯨꯔꯦꯜ ꯎꯕꯁꯤꯗ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯁꯤꯔꯅ ꯆꯪꯖꯔꯛꯏꯕ. ꯄꯨꯔꯦꯜ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯏꯜꯂꯒ ꯇꯨ ꯑꯁꯤꯒꯤ ꯁꯥꯕꯤ ꯁꯅꯧ ꯑꯅꯤꯁꯦ ꯁꯪꯂꯤꯕꯅꯤ. ꯑꯩꯗꯤ ꯊꯕꯛ ꯂꯩꯇꯕꯅꯤꯅ. ꯂꯤꯛꯂꯥ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯦ ꯄꯥꯔꯤ ꯃꯥꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯇꯨꯡ ꯎꯟꯗꯨꯅ ꯅꯛꯅ ꯐꯝꯃꯤꯟꯅꯔꯤꯕꯗꯣ. ꯄꯨꯔꯦꯜ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯍꯣꯏ ꯏꯇꯥꯎ. ꯏꯇꯥꯎ ꯁꯛꯍꯦꯟꯕ ꯌꯨꯝꯗ ꯍꯟꯕ ꯌꯥꯕꯤꯗ꯭ꯔꯤꯕꯣ? ꯂꯝꯕꯤ ꯄꯨꯟꯕꯝꯁꯨ ꯂꯥꯛꯏ. ꯊꯥꯔꯣꯅ ꯑꯁ ꯍꯦꯛꯇ ꯎꯅꯕꯁꯤꯗ ꯌꯥꯝ ꯀꯥꯏꯗ ꯅꯪ ꯇꯥ ꯄꯨꯔꯦꯜ ꯍꯥꯏꯁꯦ. ꯉꯁꯤꯒꯤꯗꯤ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯍꯟꯅꯕ ꯇꯧꯔꯁꯤ. ꯑꯩꯁꯨ ꯂꯥꯡ ꯊꯥꯕ ꯑꯃ ꯆꯠꯇꯣꯏꯅꯤ ꯄꯥꯠꯇ. ꯇꯥ ꯄꯥꯔꯤ ꯅꯪ ꯎꯅꯁꯦ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯒꯟꯗꯦꯀꯣ. ꯃꯊꯪꯗꯤ ꯅꯁꯥꯅ ꯈꯪꯅ ꯎꯅꯁꯦ ꯍꯥꯏꯖꯔꯛꯑꯣ. ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯅꯌꯨꯝꯗꯅꯦ ꯍꯦꯛꯇ ꯂꯥꯛꯀꯗꯕꯅꯤ. ꯏꯁ ꯉꯝꯃꯦꯗ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯀꯅꯤ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ? ꯏꯀꯥꯏꯕꯤꯗꯦ. ꯑꯩꯅ ꯏꯀꯥꯏ ꯊꯤꯕꯤ ꯑꯣꯏꯔꯝꯃꯗꯤ ꯇꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤ ꯐꯣꯡꯂꯝꯒꯗ꯭ꯔꯣ? ꯏꯀꯥꯏ ꯈꯪꯂꯝꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯇꯥ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯩꯁꯦ. ꯑꯣꯟꯊꯣꯛꯄꯅꯤꯗ. ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩ ꯌꯥꯖꯔꯝꯃꯣꯏꯗꯕꯅꯤ. ꯏꯀꯥꯏꯈꯤꯗ꯭ꯔꯥ ꯈꯟꯗꯅ ꯌꯥꯊꯣꯛꯂꯨꯕꯩꯅ ꯂꯥꯜꯂꯝꯃꯤ ꯇꯧꯔꯤꯁꯦ. ꯇꯥ ꯄꯥꯔꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯀꯥꯏꯅꯗꯤ ꯍꯥꯏꯅꯨ. ꯇꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯁꯤꯁꯨ. ꯑꯗꯣ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯇꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯇꯥ ꯄꯥꯔꯤ ꯅꯪ ꯅꯨꯄꯤꯗꯣ ꯏꯀꯥꯏꯈꯤꯅꯤꯅ ꯑꯃꯨꯛ ꯌꯥꯈꯤꯗꯣꯏꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯂꯩꯈ꯭ꯔꯦ. ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯇ ꯍꯥꯟꯅ ꯌꯦꯡꯖꯒꯦ ꯈꯟꯖꯗ꯭ꯔꯕꯗꯣ. ꯊꯥꯔꯣ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯇꯥ ꯄꯥꯔꯤ? ꯑꯇꯣꯞꯄꯒ ꯀꯣꯏꯔꯝꯃꯕ ꯑꯩꯗꯤ ꯅꯣꯏꯗ ꯂꯥꯛꯑꯒ ꯀꯞꯀꯗꯕꯅꯤ ꯈꯪꯉꯨ. ꯏꯕꯦꯝꯃ ꯅꯪ ꯇꯁꯦꯡꯅ ꯌꯨꯝꯗꯒ ꯂꯥꯛꯑꯒꯅꯦ ꯀꯞꯇꯧꯁꯨ ꯃꯥꯟꯁꯤꯜꯂꯛꯏ. ꯀꯞꯇꯣꯏꯅꯦ ꯑꯩꯗꯤ. ꯑꯗꯨꯅ ꯑꯩ ꯀꯤꯖꯧ ꯍꯥꯏꯁꯤꯅꯤ. ꯄꯨꯔꯦꯜꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯅ ꯀꯧꯕꯒꯁꯦ ꯑꯝꯇ ꯇꯥꯕ ꯅꯠꯇꯦ. ꯁꯥꯕꯤ ꯁꯅꯨ ꯑꯅꯤꯃꯛ ꯃꯅꯥ ꯄꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯂꯤꯛꯂꯥꯅ ꯇꯥ ꯄꯨꯔꯦꯜ ꯀꯧꯔꯅꯨ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ. ꯂꯝꯕꯤꯁꯨ ꯋꯥꯠꯂꯤ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ. ꯊꯥꯔꯣꯅ ꯇꯥ ꯄꯨꯔꯦꯜ ꯅꯪꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯣꯏꯔꯣ. ꯑꯩ ꯁꯦꯝꯕꯤꯔꯒꯦ. ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯁꯨꯝ ꯌꯦꯠꯇꯅꯅꯦ ꯎꯅꯐꯝꯒ ꯈꯪꯗ꯭ꯔꯦ. ꯄꯨꯔꯦꯜ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯑꯩ ꯅꯪ ꯅꯃꯥꯟꯅꯕꯤꯒꯅꯦ ꯀꯣꯏꯅꯗꯣꯏꯕ? ꯑꯩ ꯉꯝꯖꯔꯣꯏ. ꯀꯣꯛꯀꯤ ꯁꯤꯡꯂꯤ ꯁꯣꯏ ꯇꯠꯂꯝꯒꯅꯤ ꯅꯪꯗꯧꯅ. ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯆꯦꯟꯕꯩꯅꯤ ꯇꯥ ꯄꯨꯔꯦꯜ. ꯅꯪ ꯅꯨꯄꯤ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ. ꯄꯥꯔꯤꯅ ꯂꯤꯛꯂꯥ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯅ? ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯊꯦꯜꯗ ꯐꯅꯦꯛ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ. ꯇꯥ ꯄꯨꯔꯦꯜ ꯎꯕꯁꯤꯗ ꯑꯩꯁꯨ ꯁꯨꯝ ꯆꯪꯂꯛꯄꯅꯤ. ꯏꯅꯝꯃꯔꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ. ꯇꯥ ꯄꯥꯔꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯅꯆꯜꯂꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯃꯁꯛ ꯈꯨꯐꯖꯁꯦ. ꯑꯁ ꯑꯩꯗꯤ ꯃꯁꯝ ꯈꯨꯁꯥꯡꯒꯁꯦ ꯉꯥꯎꯔꯦꯗ. ꯁꯝ ꯁꯥꯡꯕꯗ ꯉꯥꯎꯔꯗꯤ ꯅꯪꯁꯨ ꯁꯝ ꯁꯥꯡꯍꯟꯕ ꯌꯥꯗ꯭ꯔꯣ? ꯇꯥ ꯄꯥꯔꯤ ꯑꯩꯒꯤ ꯁꯝꯁꯦ ꯁꯥꯡꯍꯟꯕ ꯌꯥꯗꯦ ꯍꯦꯛꯇ ꯈꯣꯏꯔꯛꯏ. ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯕ ꯑꯩꯒꯤ ꯁꯝꯁꯤꯅꯒ ꯊꯥꯗꯣꯛꯂꯒꯅꯦ ꯃꯪꯗ ꯐꯝꯂꯕꯗꯤ ꯈꯨꯗꯛꯇ ꯃꯤ ꯁꯤꯟꯅꯗꯣꯏ ꯖꯥꯠꯅꯤꯀꯣ.
ꯊꯥꯔꯣ ꯂꯤꯛꯂꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯂꯤꯛꯂꯥ ꯅꯪ ꯅꯁꯛ ꯌꯥꯝ ꯐꯖꯩ, ꯑꯩꯒꯤꯕꯨ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯟꯕ ꯑꯃ ꯂꯩ, ꯑꯗꯣ ꯁꯥꯗꯤ ꯀꯩꯁꯨ ꯁꯥꯊꯤꯗꯕꯅꯤ, ꯃꯥꯒꯤ ꯏꯅꯝꯃ ꯑꯣꯏꯔꯁꯤ ꯑꯩ ꯁꯤꯜꯂꯒꯦ꯫ ꯄꯨꯔꯦꯜ ꯊꯥꯔꯣꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ, ꯑꯉꯥꯡꯅ ꯁꯤꯟꯕ ꯂꯥꯡꯕ ꯍꯩꯕ꯭ꯔꯕꯨ ꯈꯨꯄꯥꯛ ꯂꯥꯛꯀꯅꯤꯀꯣ, ꯀꯥꯟꯅꯗꯦ, ꯅꯪ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯒꯅꯦ ꯀꯅꯥ ꯀꯅꯥ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯍꯥꯏꯅꯒ ꯊꯤꯔꯒ ꯖꯨꯔꯥ ꯖꯨꯔꯥ ꯁꯦꯝꯃꯣꯏ ꯆꯠꯈꯤ ꯆꯠꯂꯣ, ꯄꯛꯁꯨ ꯌꯥꯝ ꯄꯛꯆꯅꯤ, ꯅꯨꯄꯤ ꯅꯨꯄꯥ ꯐꯪꯗꯕꯈꯩꯒꯤꯁꯨ ꯃꯍꯩ ꯑꯣꯏꯖꯅꯕ꯫ ꯊꯥꯔꯣꯅ, ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ, ꯇꯥ ꯄꯨꯔꯦꯜ, ꯅꯠꯇꯦ ꯇꯥ ꯄꯨꯔꯦꯜꯒꯤꯁꯤꯕꯨ ꯂꯤꯛꯂꯥꯁꯦ ꯄꯥꯝꯃꯤꯔꯕ? ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯊꯥꯔꯣꯒꯤ ꯋꯥꯍꯩꯗ ꯂꯤꯛꯂꯥꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯄꯨꯔꯦꯜ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯄꯥꯔꯤ, ꯅꯪ ꯅꯨꯄꯤ ꯁꯣꯏꯅꯥꯎꯁꯦ ꯑꯝꯇ ꯊꯨꯅ ꯊꯥꯗꯣꯛꯈ꯭ꯔꯣ, ꯉꯁꯤ ꯁꯣꯏꯗꯅꯅꯦ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯨꯔꯗꯤꯕ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃ ꯀꯣꯞꯄꯅꯤ꯫ ꯀꯔꯤ, ꯑꯩꯕꯨ ꯆꯠꯍꯟꯈ꯭ꯔꯣ ꯀꯥꯏꯅꯒ, ꯏꯇꯣꯝ ꯆꯠꯈꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ, ꯅꯣꯏꯅ ꯊꯤꯟꯒꯗꯧꯅꯤ꯫ ꯂꯤꯛꯂꯥꯅ, ꯇꯥ ꯄꯨꯔꯦꯜ, ꯇꯥ ꯄꯥꯔꯤ, ꯏꯅꯝꯃꯁꯦ ꯊꯤꯟꯕꯤꯔꯨꯔꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯄꯥꯔꯤꯅ, ꯂꯝꯕꯤꯁꯨ ꯋꯥꯠꯂꯤ, ꯌꯨꯝ ꯌꯧꯒꯗꯕ, ꯅꯇꯣꯝ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯄꯨꯔꯦꯜ ꯆꯠꯃꯤꯟꯅꯈ꯭ꯔꯣ, ꯊꯥꯔꯣꯗꯤ ꯑꯩ ꯑꯗꯨꯝ ꯊꯤꯜꯂꯝꯃꯒꯦ꯫ ꯄꯨꯔꯦꯜꯅ, ꯍꯣꯏꯗ, ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯒ ꯀꯣꯛ ꯍꯦꯛ ꯆꯠꯂꯣ, ꯂꯝꯕꯤꯁꯨ ꯇꯦꯟꯁꯤꯟꯅꯕ, ꯍꯜꯂꯛꯄꯗꯁꯨ ꯃꯕꯨꯡ ꯁꯥꯊꯤ ꯃꯥꯟꯕꯗꯨꯅꯅꯦ ꯍꯦꯛ ꯅꯪ ꯑꯃꯨꯛ ꯊꯤꯜꯍꯜꯂꯣ, ꯑꯩꯗꯤ ꯏꯆꯥ ꯂꯤꯛꯂꯥꯒ ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯄꯨꯔꯦꯜ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯤꯛꯂꯥ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜꯒ ꯂꯤꯛꯂꯥꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯆꯠꯈ꯭ꯔꯤꯕ ꯄꯨꯔꯦꯜ ꯑꯃꯗꯤ ꯂꯤꯛꯂꯥꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯅ, ꯇꯥ ꯄꯨꯔꯦꯜ, ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯣꯏ ꯑꯅꯤꯁꯦ? ꯈꯔꯕꯨꯗꯤ ꯀꯨꯏꯔꯕꯅꯤ, ꯆꯍꯤ ꯇꯪꯈꯥꯏꯃꯨꯛ ꯐꯔꯝꯂꯗ꯭ꯔꯥ? ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯔꯝꯗꯣꯏ ꯃꯥꯜꯂꯤꯀꯣ? ꯌꯥꯝ ꯆꯝꯖꯕꯅꯤ, ꯀꯣꯛ ꯈꯤꯇꯪ ꯆꯥꯛꯄꯅꯤ, ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯤꯛꯂꯥ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯠ ꯐꯝꯊꯩ꯫ ꯉꯁꯥꯏ ꯃꯈꯩ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯀꯌꯥꯅ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕ ꯃꯤꯂꯨ ꯄꯤꯔꯥꯡ ꯃꯥꯁꯨ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯝꯊꯔꯛꯂꯤ꯫ ꯇꯥ ꯄꯥꯔꯤ, ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯤꯁꯦ? ꯑꯩ ꯇꯥ ꯄꯥꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯇꯥ ꯄꯥꯔꯤꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯦꯞꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯤ꯫ ꯇꯥ ꯄꯥꯔꯤ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯀꯩꯁꯨ ꯈꯪꯕꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯀꯔꯤꯒꯤꯅꯣ ꯇꯥ ꯄꯥꯔꯤ ꯅꯪꯅ ꯏꯐꯝꯅ ꯄꯤꯕꯤꯔꯤꯕ? ꯇꯥ ꯄꯥꯔꯤ, ꯂꯝꯍꯦꯜꯂꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯇꯥ ꯄꯥꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯤ꯫ ꯇꯥ ꯄꯥꯔꯤ, ꯅꯪꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤꯒ ꯋꯥꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯂꯦꯞꯄꯤꯗ꯭ꯔꯕꯁꯨ ꯇꯥ ꯄꯥꯔꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯂꯦꯞꯀꯅꯤ꯫ ꯇꯥ ꯄꯥꯔꯤꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯄꯣꯛꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯒꯦꯀꯣ ꯇꯥ ꯄꯥꯔꯤ꯫ ꯏꯃꯥꯒꯤ ꯂꯤꯛꯂꯥ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯁꯥꯅ ꯀꯞꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯤꯛꯂꯥ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ, ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯁꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ, ꯏꯆꯥꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯥ, ꯑꯩꯅ ꯅꯤꯡꯖꯕ ꯃꯇꯝ ꯉꯁꯤ ꯐꯥꯎꯕ ꯊꯨꯡꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯐꯅ ꯋꯥꯔꯕꯁꯨ ꯏꯃꯥ ꯅꯪ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯩ ꯐꯅ ꯀꯟꯅꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯍꯣꯠꯅꯖꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯦꯝꯆꯥꯁꯨ ꯀꯞꯂꯗꯨꯅ, ꯏꯃꯥꯒꯤ ꯂꯤꯛꯂꯥ, ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯏꯃꯥꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯁꯦ, ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯏꯆꯥꯕꯨ? ꯏꯃꯥ, ꯅꯪꯁꯤ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ, ꯀꯔꯤꯒꯤ ꯑꯩꯅ ꯏꯃꯥꯗ ꯋꯥꯔꯧꯒꯅꯤ? ꯋꯥꯔꯧꯐꯝꯁꯨ ꯂꯩꯇꯦ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥ꯫ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯏꯃꯥꯒꯤ ꯂꯤꯛꯂꯥ, ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯦ, ꯏꯆꯥꯅ ꯑꯁꯨꯝꯅ ꯀꯞꯄꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯂꯤꯛꯂꯥ ꯃꯃꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯀꯞꯇ꯭ꯔꯕꯁꯨ ꯂꯣꯟꯅ ꯂꯣꯟꯅꯗꯤ ꯀꯞꯆꯩ, ꯀꯔꯤꯒꯤꯗꯤ ꯀꯞꯂꯣꯏ? ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯕꯗ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯤꯛꯂꯥ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯣꯡꯂꯦ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅꯇ ꯂꯩꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯤꯛꯂꯥꯒꯤ ꯃꯤꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯄꯨꯔꯦꯜꯅ, ꯀꯩꯅꯣ ꯂꯤꯛꯂꯥꯗꯨꯕꯨ
ꯑꯌꯨꯛꯇ ꯅꯥꯆꯣꯝ ꯊꯤꯟꯕꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯊꯦꯡꯗꯤ ꯊꯦꯡꯂꯁꯦ ꯅꯍꯥꯟꯈꯩꯗꯤ ꯂꯤꯛꯂꯥꯅ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯇꯥꯗꯦ ꯃꯥꯕꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯖꯩꯁꯦ ꯃꯥꯗꯤ ꯈꯪꯖꯄꯣꯠꯇꯦꯅꯦ ꯃꯤ ꯑꯣꯟꯅꯅ ꯅꯨꯡꯁꯤ ꯂꯩꯔꯦꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯝ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯏꯆꯥ ꯑꯃꯇ ꯅꯠꯇꯦ ꯑꯅꯤꯗꯨꯝ ꯁꯨꯔꯅꯤꯀꯣ ꯄꯥꯔꯤꯅ ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯤꯕꯗꯨꯕꯣ ꯑꯩꯗꯤ ꯅꯣꯏꯗ ꯍꯨꯔꯥꯟꯕ ꯆꯪꯉ ꯃꯥꯜꯂꯦꯅ ꯐꯥꯔꯨꯒꯦ ꯂꯥꯛꯏ ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯦ ꯑꯣ ꯀꯅꯥꯒꯤꯗ ꯍꯨꯔꯥꯟꯕ ꯆꯠꯁꯤꯒꯦꯅ ꯈꯠꯂꯤꯕꯅꯦ ꯑꯩꯒꯤꯁꯦ ꯑꯗ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯐꯥꯔꯗꯤꯅ ꯃꯤꯒꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕ꯭ꯔꯅ ꯏꯅꯥꯁꯦ ꯊꯥꯡꯒꯠ ꯇꯥꯔꯤꯕ ꯎꯗ꯭ꯔꯣ ꯑꯩ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗꯦ ꯑꯩ ꯁꯦꯟꯅꯔꯤꯕꯣꯏꯔꯦ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜꯗꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯀꯩꯅꯣ ꯇꯥꯈꯤꯗꯕ ꯑꯩ ꯅꯪꯁꯦ ꯁꯨꯝ ꯆꯤꯡꯅꯔꯦꯕꯣ ꯅꯠꯇꯦ ꯄꯥꯔꯤ ꯅꯪ ꯅꯍꯥꯟꯈꯩꯁꯨ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯝ ꯇꯥꯕ꯭ꯔꯣ ꯑꯩ ꯁꯤꯕꯨ ꯅꯪꯗꯧꯅ ꯊꯕꯛ ꯂꯩꯇꯕ ꯃꯤꯒ ꯃꯥꯟꯕ꯭ꯔꯣ ꯅꯍꯥꯟꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯨ ꯁꯥꯕꯅꯤ ꯑꯗ ꯇꯥꯗꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯇꯨꯝꯃꯒꯦ ꯇꯧꯕꯅꯤ ꯍꯨꯏ ꯈꯔ ꯈꯣꯡꯉꯦꯅ ꯁꯨꯃꯥꯡ ꯊꯣꯛꯂꯛꯄꯅꯤ ꯅꯪꯅ ꯅꯣꯏ ꯁꯨꯃꯥꯡꯁꯤꯗ ꯖ꯭ꯋꯥꯔ ꯁꯦꯜ ꯃꯥꯡꯕꯗꯧꯅ ꯇꯀꯣꯛ ꯈꯣꯠꯇ ꯆꯠꯄꯗꯨꯗꯅꯦ ꯂꯥꯛꯄꯤꯕꯩ ꯋꯥꯅꯤ ꯏꯕꯣ ꯆꯠꯂꯦ ꯇꯨꯝꯖꯧꯔꯒꯦ ꯍꯨꯔꯥꯟꯕ ꯆꯠꯇꯧꯗꯣ ꯑꯗꯨꯝ ꯆꯠꯍꯧꯔꯣ ꯑꯩꯈꯣꯏꯗꯒꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯂꯨ ꯈꯔ ꯃꯄꯥꯟꯗ ꯂꯩꯍꯧꯕꯅꯦꯕ ꯄꯨꯔꯦꯜ ꯇꯞꯅ ꯄꯥꯔꯤ ꯀꯩꯅꯣ ꯈꯣꯟꯖꯦꯜꯒ ꯑꯃꯨꯛ ꯅꯧꯊꯔꯛꯏꯁꯤꯅ ꯑꯩ ꯍꯨꯔꯥꯟꯕ ꯆꯠꯄ ꯉꯝꯃꯣꯏꯀꯣ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯂꯤꯛꯂꯥꯗꯨꯕꯨ ꯇꯨꯝꯂꯝꯂꯗ꯭ꯔꯣ ꯅꯍꯥꯟ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯏꯕꯥꯅꯤ ꯍꯟꯃꯤꯟꯅꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯁꯛ ꯎꯗ꯭ꯔꯤ ꯑꯗꯨꯛ ꯌꯥꯝ ꯆꯥꯛꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯈꯩ ꯅꯨꯡꯁꯤꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯀꯣꯛ ꯐꯣꯡꯗꯣꯛꯄꯤꯔꯒꯦꯁꯨ ꯅꯪ ꯇꯧꯔꯤꯕ ꯌꯥꯗꯦ ꯐꯣꯡꯗꯣꯛꯂꯨꯔꯒ ꯂꯥꯞꯅꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕꯁꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯏꯕꯣ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯅꯤ ꯃꯐꯝꯗ ꯑꯌꯦꯠꯄꯅꯤ ꯈꯟꯗꯕ ꯐꯣꯡꯗꯣꯛꯂꯨꯔꯒ ꯂꯥꯞꯅꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕꯁꯤꯗꯤ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯏꯕꯣ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯅꯤ ꯃꯐꯝꯗ ꯑꯌꯦꯠꯄꯅꯤ ꯈꯟꯒꯗꯕ ꯅꯨꯡꯁꯤꯕꯗꯤ ꯂꯣꯠꯇꯨꯅꯗꯃꯛ ꯂꯩꯔꯁꯅꯨꯗ ꯄꯥꯔꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯄꯥꯈꯠꯂꯤꯉꯩꯗꯅꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯗꯤ ꯅꯪꯕꯨ ꯀꯝꯗꯧꯕꯅꯣ ꯊꯃꯣꯏ ꯅꯥꯒꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯄꯥꯔꯤ ꯑꯩꯒꯤꯁꯦ ꯋꯥꯈꯜ ꯋꯥꯔꯤꯅꯤ ꯈꯔ ꯊꯦꯝꯖꯤꯜꯂꯝꯃꯨ ꯊꯃꯣꯏ ꯊꯨꯒꯥꯏꯔꯛꯎ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯂꯤꯛꯂꯥ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯤꯛꯂꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯁꯤꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯄꯥꯔꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯦ ꯑꯩꯒꯤꯗꯤ ꯊꯔꯣꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯑꯗꯣ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯂꯤꯛꯂꯥꯗꯣ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯕ ꯆꯠꯈꯤ ꯍꯥꯏꯕꯅꯤ ꯄꯨꯔꯦꯜ ꯃꯃꯤꯠꯇꯨ ꯐꯩꯅ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯄꯥꯔꯤ ꯅꯪꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤꯀꯣ ꯊꯃꯣꯏꯁꯤ ꯊꯨꯒꯥꯏꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛꯇ ꯑꯁꯦꯡꯕ ꯍꯥꯏꯔꯛꯏꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩ ꯇꯨꯝꯕ ꯆꯪꯉꯦ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯅꯁꯛꯀꯥꯗꯣ ꯁꯨꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯑꯩ 이뚜 와한부도 늦더나 이봐 와한부 역시래부나 năng 하시니 짱에 뚜무르게 파리 뿌릴 쌍크르보다 마윰 땀나 묵락두나 망골당 약 망두나 팜람라가 마수 이몽lum나 땀나 쌍키라미 마탕기 누밋니 멤사 파리기 마낙다 뿡한 바마 푸두 락라미 나한 파리기 와팜두 릭란 하이독다보나 멤사디 까리수 강자보나띠 아두나 하라우 뿡두 틴바 락라미 파리야 나마부 윰데 레이따브로 ꯍꯧꯖꯤꯛꯇ ꯂꯩꯔꯝꯃꯗꯤ ꯂꯤꯛꯂꯥꯅ ꯅꯥꯆꯣꯝ ꯊꯤꯜꯂꯛꯇꯕꯗꯒꯤ ꯀꯩꯊꯦꯜꯁꯨ ꯆꯠꯈꯤꯗ꯭ꯔꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯁꯦ ꯅꯆꯥ ꯂꯤꯛꯂꯥꯁꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯀꯔꯤ ꯑꯃꯠꯇꯁꯨ ꯆꯥꯎꯊꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯊꯦꯝꯗꯨꯅꯅꯦ ꯆꯝꯐꯨꯠ ꯈꯔ ꯄꯤꯖꯔꯝꯕꯅꯤ ꯄꯥꯔꯤ ꯄꯥꯈꯠꯅ ꯏꯅꯦ ꯂꯤꯛꯂꯥꯕꯨ ꯃꯁꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯃꯦꯝꯆꯥ ꯄꯥꯔꯤꯅ ꯄꯥꯈꯠꯆꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯍꯥ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯑꯩ ꯉꯩꯁꯥ ꯍꯣꯠꯅꯕꯒꯤꯅꯤꯗ ꯃꯦꯝꯆꯥ ꯋꯥ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯥꯔꯤ ꯏꯅꯦꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯅꯆꯜꯒꯤꯅꯦ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯈꯔ ꯂꯩꯖꯩꯌꯦ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯡ ꯑꯃꯗ ꯂꯩꯁꯦ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯅꯆꯟꯅ ꯃꯁꯥ ꯉꯝꯗꯕꯗꯨꯗꯅꯦ ꯑꯩꯅ ꯍꯦꯛꯇ ꯄꯨꯡꯁꯦ ꯊꯤꯜꯂꯛꯂꯕꯅꯤ ꯁꯦꯁꯦ ꯄꯨꯡꯁꯦ ꯊꯤꯟꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯏꯅꯦꯗꯤ ꯈꯪꯗꯦ ꯏꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇꯁꯨ ꯍꯥꯏꯗꯅ ꯄꯨꯡꯁꯦ ꯀꯔꯤꯒꯤ ꯂꯩꯕꯤꯔꯤꯕꯅꯣ ꯂꯤꯛꯂꯥꯅ ꯑꯍꯤꯡ ꯇꯨꯝꯗꯨꯅ ꯇꯥꯟꯖꯕ ꯁꯦꯜꯅꯤ ꯃꯥꯒꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯊꯝꯖꯤꯟꯕꯤꯕ ꯌꯥꯗ꯭ꯔꯣ ꯍꯩ ꯄꯪꯈ꯭ꯔꯦꯗꯀꯣ ꯄꯥꯔꯤ ꯅꯪꯁꯦ ꯄꯨꯡꯁꯤꯁꯨ ꯏꯆꯥꯒꯤ ꯑꯎꯟꯄꯣꯠꯅꯤ ꯍꯥꯏꯃ ꯅꯠꯇꯦꯗ ꯏꯅꯦꯅ ꯍꯥꯏꯗꯤ ꯄꯨꯡꯁꯦ ꯅꯪꯅ ꯊꯤꯜꯂꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯅꯤ ꯑꯗꯨꯒ ꯅꯆꯜꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯃꯇꯦꯡ ꯇꯧꯔꯛꯄ ꯌꯥꯏꯗꯅ ꯑꯗꯣ ꯅꯆꯜꯁꯨꯅꯦ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯗꯨꯅ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯕꯗ ꯂꯤꯛꯂꯥ
ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯄꯥꯔꯤꯕꯨ ꯎꯅꯤꯡꯗꯨꯅ ꯄꯥꯔꯤꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯍꯣꯏꯗ ꯇꯣꯃꯥꯜ ꯂꯥꯛꯇꯨꯅ ꯁꯥꯈꯤꯗ ꯁꯦꯜ ꯁꯤꯡꯂꯛꯇꯦ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ "ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯁꯦꯜ ꯁꯤꯡꯒꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯤꯕꯁꯦ? ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯦꯜ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩ ꯈꯣꯡꯐꯝ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯦꯡꯉꯣꯏꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯪꯈꯣꯜ ꯌꯣꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯒꯅꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯉꯝꯅꯕ ꯁꯤꯡꯒꯗꯧꯅꯤ꯫ ꯁꯥꯈꯤꯅ "ꯇꯥꯗ ꯉꯥꯏꯕꯤꯕ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯒ ꯉꯥꯏꯕꯤꯈꯣ꯫ ꯍꯩ ꯁꯥꯈꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯉꯥꯏꯕ ꯉꯝꯂꯔꯣꯏꯅꯦ꯫ ꯂꯤꯛꯂꯥꯅ "ꯈꯨꯔꯥꯒꯤ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯑꯩ ꯄꯤꯖꯔꯒꯦ"꯫ ꯇꯣꯃꯥꯜ ꯂꯤꯛꯂꯥꯗ ꯌꯦꯡꯗꯨꯅ "ꯍꯩ ꯅꯨꯄꯤ ꯃꯆꯥ, ꯂꯨꯄꯥ 50 ꯆꯥꯎ ꯃꯥꯜꯂꯨꯔꯕꯣ ꯍꯥ ꯑꯩꯒꯤ ꯁꯦꯜꯁꯤꯕꯣ? ꯑꯣꯏꯔꯣꯏ ꯄꯥꯔꯤꯗ ꯋꯥꯗꯣ ꯉꯥꯡꯒꯅꯨ, ꯅꯪ ꯈꯨꯔꯥ ꯇꯥꯅꯤꯡꯗꯦ꯫ ꯂꯤꯛꯂꯥ ꯃꯥꯒꯤ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯇꯣꯃꯥꯜꯗ ꯄꯤꯔꯒ "ꯈꯨꯔꯥ ꯂꯤꯛꯁꯤ ꯈꯨꯔꯥꯅ ꯄꯨꯕꯤꯈ꯭ꯔꯣ, ꯋꯥꯠꯂꯕꯁꯨ ꯑꯩ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅꯅꯦ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯑꯃꯨꯛ ꯊꯤꯟꯖꯔꯛꯀꯦ"꯫ ꯇꯣꯃꯥꯜ ꯂꯤꯛꯂꯥꯅ ꯄꯤꯔꯛꯂꯤꯕ ꯂꯤꯛꯇꯨ ꯂꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ "ꯁꯤꯕꯨ ꯁꯅꯥ ꯑꯁꯦꯡꯕꯔꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯃꯥꯜ ꯂꯤꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ "ꯁꯅꯥꯒꯤ ꯂꯤꯛꯅꯤ, ꯆꯨꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗ ꯅꯪ ꯈꯨꯔꯥꯒꯤ ꯁꯦꯜꯗꯣ꯫ ꯑꯩ ꯁꯥꯈꯤ ꯁꯅꯥꯁꯤ ꯀꯥꯏꯊꯣꯛꯂꯒ ꯑꯩꯒꯤ ꯁꯦꯜ ꯁꯔꯨꯛꯇꯣ ꯂꯧꯍꯧꯔꯒ ꯂꯦꯝꯍꯧꯕꯗꯨꯅ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯑꯣꯏꯅꯔꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯈꯤ ꯅꯨꯡꯉꯥꯏꯇꯅ "ꯂꯤꯛꯂꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯉꯛꯁꯪꯗꯣ ꯂꯤꯛ ꯃꯆꯥ ꯑꯃꯈꯛ ꯁꯤꯖꯕꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯈ꯭ꯔꯤꯕꯁꯤꯕꯣ? ꯏꯅꯦ ꯌꯨꯝꯁꯤꯗ ꯃꯤꯅ ꯂꯥꯛꯇꯨꯅ ꯊꯤꯅ ꯆꯩꯒꯗꯕꯒꯤ ꯃꯍꯨꯠ ꯂꯤꯛꯁꯤ ꯄꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯩꯒꯤ ꯂꯤꯛꯁꯤꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯕꯁꯨ ꯌꯥꯏ"꯫ ꯁꯥꯈꯤ ꯀꯞꯇꯨꯅ "ꯍꯦꯟꯃꯜꯂꯦ, ꯏꯆꯥꯅꯅꯦ ꯑꯩꯈꯣꯏꯗ ꯄꯥꯡꯂꯤ ꯃꯇꯦꯡ ꯑꯁꯤ꯫ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯅꯃꯥ ꯅꯆꯥ ꯈꯛꯇ ꯂꯩꯗꯨꯅ ꯏꯆꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯇꯥꯟꯖꯕ ꯁꯦꯜꯗꯣ ꯏꯅꯦꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕ ꯉꯝꯗꯦꯅꯦ"꯫ "ꯏꯅꯦ ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯦ, ꯁꯤꯗꯒꯤꯗꯤ ꯇꯥ ꯄꯥꯔꯤꯁꯨ ꯄꯨꯡ ꯊꯤꯟꯕ ꯍꯧꯔꯅꯤ꯫ ꯑꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯂꯒ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯂꯅꯤ꯫ ꯑꯗꯣ ꯇꯥ ꯄꯥꯔꯤꯗꯤ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ? ꯍꯩꯃꯥ ꯅꯕꯨꯡꯗꯤ ꯄꯨꯡ ꯊꯤꯟꯕ ꯍꯧꯔꯅꯤ ꯍꯥꯏꯗꯅ ꯄꯨꯔꯦꯜꯒꯅꯦ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯃꯤꯟꯅꯈꯤꯅꯦ꯫ "ꯑꯣ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯅꯥꯆꯨꯝ ꯊꯤꯜꯂꯛꯑꯒꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ꯫ ꯏꯃꯥꯗ ꯁꯤꯗ ꯆꯠꯀꯅꯤꯒ ꯍꯥꯏꯔꯝꯗꯤꯌꯦ"꯫ "ꯍꯣꯏ ꯄꯥꯔꯤ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯄꯥꯔꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯄꯥꯔꯤ ꯌꯧꯔꯛꯄꯒ ꯇꯣꯃꯥꯜ ꯂꯥꯛꯇꯨꯅ ꯆꯩꯕꯗꯒꯤ ꯂꯤꯛꯂꯥꯅ ꯃꯥꯒꯤ ꯉꯛꯁꯝꯗꯒꯤ ꯂꯤꯛ ꯂꯧꯊꯣꯛꯇꯨꯅ ꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ "ꯌꯦꯡꯉꯣ ꯏꯃꯥꯒꯤ ꯄꯥꯔꯤ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅꯇ ꯂꯥꯛꯏ꯫ ꯃꯁꯥꯒꯤꯗ ꯈꯟꯅꯔꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤꯕ ꯃꯥꯕꯨ ꯈꯛ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯄꯥꯔꯤ"꯫ ꯄꯥꯔꯤ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯂꯤꯛꯂꯥ ꯅꯪꯒꯤ ꯂꯃꯟꯁꯦ ꯀꯔꯤꯅ ꯁꯤꯡꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯋꯥꯔꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯄꯤꯗꯨꯅꯁꯨ ꯂꯥꯛꯂꯤ꯫ ꯅꯪꯒꯤ ꯑꯋꯥ ꯃꯤꯀꯨꯞꯇꯗꯤ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩꯁꯤꯕꯨ ꯏꯁꯥꯒꯤꯗ ꯈꯟꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯂꯤꯛꯂꯥ?" "ꯇꯥ ꯄꯥꯔꯤ ꯀꯩꯅꯣ ꯇꯥ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯒꯤꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯇꯥ ꯄꯥꯔꯤꯕꯨ ꯏꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯅꯆꯟꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯇꯥ ꯄꯥꯔꯤꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤ꯫ ꯂꯤꯛꯂꯥ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯔꯛꯈꯤ, ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯅꯪꯅ ꯈꯟꯖꯩ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤꯕꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯄꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯂꯤꯛꯂꯥ꯫ ꯆꯠꯅꯕꯤꯅ ꯈꯥꯔꯤꯕ ꯋꯥꯡꯂ ꯄꯜ ꯑꯁꯦ ꯅꯪꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯎꯕ ꯐꯪꯈꯤ ꯂꯤꯛꯂꯥ꯫ ꯇꯥ ꯄꯥꯔꯤ ꯀꯔꯝꯕ ꯋꯥꯡꯂꯕ ꯄꯜ ꯑꯣꯏꯔꯕꯅꯣ? ꯄꯥꯔꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯗꯤ ꯃꯥ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯃꯥ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ "ꯂꯤꯛꯂꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯛ ꯍꯥꯏꯕ ꯋꯥꯡꯂꯕ ꯄꯜ ꯑꯃꯅ ꯊꯠꯇꯨꯅ ꯊꯝꯂꯛꯏ꯫ ꯌꯦꯛ ꯍꯥꯏꯕ ꯌꯦꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯛꯂꯥ ꯑꯩ ꯅꯐꯝꯗ ꯅꯛꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯤꯛꯂꯥ, ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ꯫ ꯇꯥ ꯄꯥꯔꯤ ꯀꯩꯒꯤꯅꯣ ꯇꯥ ꯄꯥꯔꯤꯅ ꯅꯍꯥꯟꯃꯈꯩ ꯋꯥꯐꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯂꯥꯏꯕꯛꯇ ꯇꯥ ꯄꯥꯔꯤꯕꯨ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯕꯁꯨ ꯇꯥ ꯄꯥꯔꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯇꯥ ꯄꯥꯔꯤ꯫ ꯑꯩꯒꯤꯗꯃꯛ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯤ ꯅꯪꯕꯨ
ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯁꯤꯅ ꯑꯅꯧꯕ ꯆꯩꯅꯥ ꯑꯃ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯔꯦꯜꯅ ꯅꯪꯕꯨ ꯈꯟꯖꯩ, ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯅꯪꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯈꯟꯗꯨꯅ ꯑꯩ ꯌꯥꯝ ꯄꯦꯟꯖꯈꯤꯕꯅꯤ ꯂꯤꯛꯂꯥ꯫ ꯇꯥ ꯄꯨꯔꯦꯜꯅꯃꯣ꯫ ꯄꯨꯔꯦꯜꯅ ꯅꯪꯕꯨ ꯈꯟꯖꯔꯛꯂꯤꯕꯁꯦ ꯃꯇꯝ ꯁꯥꯡꯂꯕꯅꯤ ꯂꯤꯛꯂꯥ꯫ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯣ, ꯑꯩꯒꯤ ꯏꯃꯤꯒꯨꯝꯅ ꯅꯪꯅ ꯂꯦꯞꯂꯕꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯔꯦꯜꯅ ꯅꯪꯒꯤ ꯅꯃꯤꯒꯨꯝꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯍꯧꯖꯤꯛꯁꯨ ꯂꯦꯞꯂꯤꯌꯦ꯫ ꯂꯤꯛꯂꯥ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯃꯥ ꯇꯧꯐꯝ ꯈꯪꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯀꯞꯂꯤ, ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯎꯠꯊꯣꯛꯇꯅ ꯂꯤꯛꯂꯥꯕꯨꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯔꯤꯕꯅꯤ꯫ ꯊꯥꯔꯣꯒ ꯎꯅꯔꯤꯉꯩ ꯂꯤꯛꯂꯥꯅ ꯎꯈꯤꯕꯗ ꯂꯤꯛꯂꯥꯒꯤ ꯊꯃꯣꯏꯅ ꯀꯌꯥꯃꯨꯛ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯗꯨꯅ ꯌꯥꯝ ꯀꯞꯈꯤꯕꯅꯤ꯫ ꯃꯥꯅ ꯍꯤꯡꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯂꯤꯛꯂꯥꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯊꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯄꯥꯔꯤ ꯃꯃꯥ ꯁꯥꯈꯤꯒꯤꯗꯃꯛ ꯑꯃꯨꯛ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯕꯗꯤ ꯂꯤꯛꯂꯥꯅ ꯋꯥꯈꯜ ꯑꯣꯟꯈꯤꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯊꯥꯔꯣꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯦꯝꯆꯥꯗꯨ ꯃꯅꯞꯀꯥꯗꯨ ꯊꯨꯇꯨꯠ ꯆꯤꯡꯈꯠꯇꯨꯅ ꯀꯞꯂꯤ꯫ ꯑꯣ ꯆꯠꯈ꯭ꯔꯦꯗꯀꯣ, ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯕ ꯏꯆꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯀꯞꯀꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯋꯥꯔꯤꯒꯁꯦ ꯂꯨꯝꯗꯨꯅ ꯇꯥꯖꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯅꯛꯅꯕꯁꯤ ꯐꯥꯎꯕ ꯌꯦꯛꯊꯣꯛꯏ ꯍꯥꯏꯕ ꯈꯪꯍꯧꯗꯕ ꯃꯃꯥꯏꯅ ꯂꯥꯟꯕꯅꯤꯀꯣ꯫ ꯍꯥꯟꯅ ꯑꯩꯅ ꯈꯪꯂꯝꯂꯕꯗꯤ ꯏꯆꯥꯅ ꯋꯥꯔꯤꯕ ꯀꯞꯂꯤꯕꯁꯦ ꯀꯞꯂꯝꯂꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯅꯔꯝꯃꯤ꯫ ꯄꯥꯔꯤꯍꯣꯏꯒꯤ ꯃꯤꯒꯤ ꯇꯣꯜꯂꯝꯕ ꯁꯦꯜ ꯀꯌꯥꯁꯨ ꯄꯨꯔꯦꯜꯅ ꯂꯣꯏꯅ ꯁꯤꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯁꯨ ꯄꯨꯡ ꯊꯤꯟꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅꯁꯨ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯊꯥꯔꯣ ꯄꯥꯔꯤꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯇꯥ ꯄꯥꯔꯤ, ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯥꯔꯣ ꯁꯤ ꯑꯗꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ, ꯍꯧꯖꯤꯛ ꯑꯩ ꯁꯦꯜ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯆꯦꯟꯁꯤ꯫ ꯇꯥ ꯄꯥꯔꯤ, ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ, ꯄꯨꯡ ꯊꯤꯟꯕ ꯆꯠꯄꯗ ꯏꯁꯩ ꯁꯛꯄꯤꯅ ꯑꯃꯨꯛ ꯐꯥꯈ꯭ꯔꯕꯗꯤ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯂꯣ ꯍꯥꯏꯔꯣ ꯇꯥ ꯄꯥꯔꯤ꯫ ꯊꯥꯔꯣ ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ? ꯁꯨꯝ ꯀꯣꯏꯊꯣꯛꯂꯒ ꯂꯩꯍꯧ꯫ ꯇꯥ ꯄꯥꯔꯤ, ꯅꯪ ꯂꯩꯍꯧꯔꯣꯀꯣ, ꯑꯩ ꯅꯣꯏ ꯌꯨꯝ ꯆꯠꯂꯝꯃꯒꯦ꯫ ꯑꯩ ꯇꯁꯦꯡꯅ ꯆꯠꯈꯤꯅꯦ ꯁꯤ ꯅꯨꯄꯤꯁꯦ꯫ ꯑꯁ ꯊꯥꯔꯣ ꯑꯝꯇ ꯉꯥꯏꯈꯣꯅꯦ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ꯫ ꯄꯥꯔꯤ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯍꯣꯠꯇꯨꯅ, ꯀꯔꯤꯅꯨꯡꯒꯤ ꯁꯨꯅꯨꯁꯤꯕꯨ ꯀꯣꯏꯔꯨꯅꯨ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯊꯥꯔꯣꯅ ꯉꯝꯗꯨꯅ ꯅꯨꯄꯤ ꯆꯦꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯂꯤꯛꯂꯥꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ ꯇꯥ ꯄꯥꯔꯤ, ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯈ꯭ꯔꯅꯤꯀꯣ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩꯅ ꯂꯝꯂꯥꯟꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯅꯤꯀꯣ ꯇꯥ ꯄꯥꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯇꯥ ꯄꯥꯔꯤ꯫ ꯌꯦꯛ ꯍꯥꯏꯕ ꯋꯥꯡꯂꯕ ꯄꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯇꯥ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯆꯠꯅꯕꯤꯒꯤ ꯄꯜ ꯑꯁꯤꯅ ꯂꯥꯟꯕ ꯉꯝꯗꯕꯅ ꯑꯩ ꯉꯁꯤꯗꯒꯤ ꯂꯝꯂꯥꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦꯀꯣ ꯇꯥ ꯄꯥꯔꯤ꯫ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯕꯅꯣ ꯇꯥ ꯄꯥꯔꯤ? ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯔꯣꯕꯨ ꯃꯌꯨꯝꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯜꯂꯨꯔꯕ ꯇꯨꯡꯗ ꯑꯍꯜ ꯃꯁꯦꯟ ꯄꯥꯟꯖꯤ ꯌꯦꯡꯕꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯆꯥꯅꯕ ꯅꯨꯃꯤꯠ ꯑꯃ ꯂꯩꯇꯕꯗꯒꯤ ꯆꯍꯤ ꯑꯃꯃꯨꯛ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯄꯨꯔꯦꯜꯅ, ꯂꯤꯛꯂꯥ, ꯇꯥ ꯄꯨꯔꯦꯜ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯂꯨꯕꯅꯤ, ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯐꯅꯦꯛ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯇꯥ ꯄꯨꯔꯦꯜ꯫ ꯄꯨꯔꯦꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯊꯅ, ꯂꯤꯛꯂꯥ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯒꯦ ꯈꯜꯂꯤ꯫ ꯀꯩ ꯋꯥꯅꯣ ꯇꯥ ꯄꯨꯔꯦꯜ? ꯂꯤꯛꯂꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ꯫ ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯖꯔꯕꯗꯤ ꯍꯥꯏꯅ ꯑꯩ ꯄꯦꯟꯊꯣꯛꯇꯨꯅ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥ, ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨꯕ꯫ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯔꯦ ꯂꯤꯛꯂꯥ꯫ ꯂꯤꯛꯂꯥ ꯀꯔꯤꯁꯨ ꯄꯥꯈꯨꯝ ꯄꯤꯗ ꯇꯨꯛꯊꯗꯨꯅ ꯂꯩ꯫ ꯄꯨꯔꯦꯜꯅ, ꯐꯔꯦ ꯂꯤꯛꯂꯥ, ꯅꯪꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ
ꯑꯃꯨꯛ ꯍꯟꯅ ꯅꯐꯝꯗ ꯌꯦꯠꯂꯔꯣꯏ. ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯣ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ. ꯑꯩ ꯇꯁꯦꯡꯅ ꯀꯜꯂꯛꯆꯩ. ꯏꯁꯥꯒꯤꯗ ꯈꯟꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯜꯂꯣꯏ. ꯅꯪꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯥꯖꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯐꯝꯗ ꯍꯥꯏꯔꯔꯣꯏ. ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯅꯤ. ꯃꯁꯤꯗꯗꯤ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨꯀꯣ ꯂꯤꯛꯂꯥ. ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯔꯦꯜ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯏ. ꯇꯥ ꯄꯨꯔꯦꯜ, ꯅꯪ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯣꯏꯗ꯭ꯔꯣ? ꯄꯨꯔꯦꯜ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯇꯨꯅ ꯂꯤꯛꯂꯥꯗ ꯉꯛꯅ ꯌꯦꯡꯂꯛꯏ. ꯂꯤꯛꯂꯥ ꯄꯤꯔꯥꯡ ꯊꯥꯡꯂꯕ ꯃꯤꯁꯅꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕ ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛꯇꯣ ꯇꯥ ꯄꯨꯔꯦꯜꯅ ꯑꯣꯏꯕꯗ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ. ꯄꯨꯔꯦꯜ ꯍꯔꯥꯎꯅ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯤꯛꯂꯥꯕꯨ ꯌꯦꯡꯂꯤ. ꯂꯤꯛꯂꯥꯁꯨ ꯏꯀꯥꯏꯔꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏ ꯑꯣꯏꯔꯕꯁꯨ ꯂꯤꯛꯂꯥꯕꯨ ꯄꯨꯔꯦꯜꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯗꯨꯅ ꯂꯩꯔꯝꯕꯒ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯗꯨꯅ ꯉꯁꯤ ꯑꯁꯤ ꯄꯨꯔꯦꯜ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯂꯤꯛꯂꯥꯅ ꯄꯨꯔꯦꯜꯗ ꯑꯉꯧ ꯀꯨꯟꯗꯣ ꯄꯔꯤꯡ ꯍꯨꯛꯄ ꯎꯔꯒ ꯄꯥꯔꯤ ꯃꯇꯣꯝꯇ ꯈꯟꯖꯩ. ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯤ. ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯤ. ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯌꯨꯀꯣ. ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯑꯩꯒꯤꯗꯃꯛ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ. ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯀꯅꯥ ꯎꯈꯤꯅꯤ ꯈꯟꯅ ꯑꯃꯨꯛ ꯐꯠꯐꯠ ꯇꯩꯊꯣꯛꯆꯩ. ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯕꯗ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯄꯨꯔꯦꯜꯅ ꯂꯤꯛꯂꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯦꯀꯣ. ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅꯁꯨ ꯏꯅꯥꯛꯇ ꯂꯩꯔꯅꯤꯀꯣ. ꯑꯩꯅ ꯅꯪꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯑꯍꯤꯡ ꯀꯌꯥ ꯀꯞꯆꯈꯤꯕꯗꯣ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯟꯕꯤꯔꯤ. ꯂꯤꯛꯂꯥ ꯄꯨꯔꯦꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯥ ꯄꯨꯔꯦꯜ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨꯀꯣ. ꯄꯨꯔꯦꯜ ꯂꯤꯛꯂꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ. ꯅꯪꯗꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ. ꯂꯤꯛꯂꯥ ꯅꯣꯛꯇꯨꯅ ꯑꯩ ꯂꯦꯡꯗꯅ ꯂꯩꯕꯗꯤ ꯉꯝꯃꯣꯏ. ꯑꯁꯥꯕ ꯃꯨꯔꯇꯤ ꯅꯠꯇꯤꯌꯦ ꯇꯥ ꯄꯨꯔꯦꯜ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯔꯤꯒ ꯊꯔꯣꯒꯁꯨ ꯂꯨꯍꯣꯡꯂꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ.